ꯃꯊꯪ ꯅꯨꯃꯤꯠꯇꯨꯅꯤ ꯑꯍꯤꯡꯗ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯃꯥꯡꯂꯛꯄꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯩꯐꯨꯝꯁꯨ ꯐꯅꯌꯥꯝ ꯇꯥꯔꯤ ꯃꯁꯥ ꯑꯅꯝꯕ ꯃꯃꯥꯗ ꯊꯥꯔꯛꯄꯁꯨ ꯃꯥꯅ ꯀꯣꯟꯁꯤꯟꯗꯨꯅ ꯉꯥꯛꯊꯣꯛꯈꯤꯕꯅꯤ ꯂꯩꯃꯍꯣꯏꯗꯤ ꯉꯔꯥꯡꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯁꯨ ꯊꯦꯝꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯂꯩꯃꯅ ꯇꯞꯅ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯅꯥꯟꯕꯤꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯤꯗꯨ ꯏꯁꯤ ꯁꯤꯕ ꯈꯣꯟꯖꯦꯜꯅ ꯏꯃꯥꯁꯤ ꯍꯥꯎꯅꯦ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯂꯩꯃ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯉꯔꯥꯡꯁꯤ ꯅꯨꯃꯤꯗꯥꯡꯗꯣ ꯂꯥꯛꯀꯦꯅꯗꯤ ꯈꯟꯕꯅꯤ ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯊꯕꯛ ꯑꯃꯒꯤ ꯆꯠꯊꯣꯛꯈꯤꯗꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯤ ꯅꯪ ꯄꯥꯕꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯦꯅ ꯒꯥꯔꯤ ꯊꯧꯅꯕ ꯂꯩꯇ꯭ꯔꯕ ꯏꯆꯥ ꯀꯩꯁꯨ ꯇꯧꯕ ꯌꯥꯗꯦꯁꯤ ꯌꯥꯝ ꯊꯨꯅ ꯐꯔꯗꯧꯅꯤ ꯅꯪ ꯕꯕꯥꯒ ꯄꯥꯕꯨꯡꯒꯁꯨꯅꯦ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯈꯔ ꯉꯥꯡꯂꯝꯕꯅꯤ ꯏꯃꯥꯁꯤ ꯑꯩ ꯂꯥꯟꯗꯕꯅꯦ ꯑꯁꯦꯡꯕꯩꯁꯨ ꯄꯥꯈꯠꯄꯒꯤ ꯀꯤꯖꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤ ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯐꯖꯅ ꯇꯝꯃꯤ ꯃꯥꯁꯨ ꯃꯔꯥꯜꯕꯨꯗꯤ ꯈꯔ ꯂꯩꯔꯨꯔꯤ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯂꯩꯊꯦꯛꯂꯝꯕꯗꯒꯤ ꯁꯣꯏꯅꯔꯤꯕ ꯉꯥꯛꯇꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯉꯥꯎꯏ ꯏꯆꯥꯕꯨ ꯁꯦꯟꯅꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯌꯥꯝꯕꯨꯡꯗꯤ ꯑꯩꯗ ꯂꯨꯅ ꯇꯧꯏ ꯏꯃꯥꯁꯤ ꯃꯄꯥꯕꯨ ꯀꯤꯕꯅ ꯈꯨꯝꯕꯅꯤ ꯂꯩꯃꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯤꯁꯤ ꯐꯔꯤꯁꯤ ꯄꯣꯊꯥꯔꯣ ꯑꯩꯁꯤ ꯏꯆꯥꯒ ꯑꯝꯇꯪ ꯎꯅꯒꯦꯅ ꯈꯟꯕ ꯑꯗꯨꯒ ꯉꯁꯤ ꯍꯦꯛ ꯊꯦꯡꯅꯍꯜꯂꯤ ꯈꯨꯠ ꯁꯣꯛꯄꯁꯦ ꯍꯥꯏꯗꯣꯛꯄꯤꯅꯨ ꯌꯥꯝꯕꯨꯡꯗ ꯂꯩꯃ ꯄꯤꯁꯨꯝ ꯁꯣꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯃꯥꯁꯨ ꯅꯪ ꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯨ ꯏꯃꯥꯁꯤ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯄꯥꯎꯗꯤ ꯃꯥꯅ ꯍꯥꯟꯅ ꯇꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯈꯪꯗꯧꯔꯕꯅꯤ ꯐꯅ ꯅꯪꯅ ꯂꯣꯠꯂꯁꯨ ꯐꯅ ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯅꯪ ꯌꯥꯝꯕꯨꯡꯗꯤꯅꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ ꯂꯩꯃ ꯉꯥꯏꯍꯥꯛ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯃꯥꯒꯤ ꯑꯁꯣꯛꯄ ꯀꯌꯥꯁꯨ ꯌꯦꯡꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯃꯥ ꯍꯣꯏ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯅꯨꯄꯥꯗꯨ ꯆꯪꯂꯛꯏ ꯃꯥꯔꯁꯟꯗꯨ ꯃꯁꯥ ꯅꯥꯟꯅ ꯔꯣꯁ ꯕꯨꯛꯀꯤ ꯃꯄꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯨꯄꯤꯗꯨ ꯃꯈꯨꯠꯇꯨ ꯁꯠ ꯂꯣꯠꯁꯤꯜꯂꯤ ꯑꯁꯣꯛꯄꯗꯨ ꯎꯈꯤꯗ꯭ꯔ ꯄꯥꯈꯠꯅ ꯃꯥꯔꯁꯟ ꯕꯨꯛꯀꯤꯗꯨ ꯄꯤꯗꯨꯅ ꯁꯤ ꯅꯪꯒꯤꯅꯤ ꯗ꯭ꯔꯤꯞ ꯌꯥꯟꯕ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯂꯧꯗꯣꯏ ꯇꯧꯔꯛꯄꯗꯨꯗ ꯃꯥꯔꯁꯟ ꯄꯤꯁꯨꯝ ꯑꯅꯤ ꯏꯟꯈꯠꯇꯨꯅ ꯀꯔꯤꯅꯣ ꯅꯈꯨꯠꯁꯤꯅ ꯑꯃꯗꯨꯅ ꯂꯧ ꯌꯦꯠꯅ ꯁꯨꯝ ꯂꯧꯒꯦ ꯑꯣꯏꯅ ꯂꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯗꯨꯁꯨ ꯀꯩꯁꯨ ꯈꯟꯖꯤꯟꯗ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯟꯅ ꯑꯗꯨꯃꯛ ꯄꯤꯈ꯭ꯔꯤ ꯅꯨꯄꯤꯗꯨ ꯃꯈꯨꯠꯇꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯅꯣꯛꯃꯤ ꯍꯪꯉꯤ ꯊꯕꯛ ꯂꯣꯏꯔꯝꯃꯕ ꯂꯣꯏꯔꯝꯃꯤ ꯅꯪ ꯅꯥꯅ ꯂꯩꯔꯒ ꯀꯩꯒꯤ ꯊꯕꯛ ꯑꯅ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯤ ꯀꯩꯁꯨ ꯀꯟꯅ ꯅꯥꯕꯁꯨ ꯅꯠꯇꯦ ꯊꯕꯛꯇꯣ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯏꯁꯤꯜꯂꯝꯃ ꯌꯥꯗ꯭ꯔꯣ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗꯦꯗ ꯀꯔꯥꯏꯗꯩ ꯑꯗꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯅꯣꯏ ꯍꯤꯔꯣꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯏꯔꯤꯛ ꯇꯝ ꯆꯪꯈ꯭ꯔꯦ ꯉꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯥ ꯃꯁꯥꯒ ꯅꯥꯕꯒ ꯋꯥ ꯉꯥꯡꯅꯤꯡꯕ ꯏꯄꯣꯛ ꯄꯣꯛꯇꯕꯅꯤ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥ ꯎꯅꯍꯧꯗꯕꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯅꯪ ꯀꯔꯟ ꯉꯥꯡꯅꯕ꯭ꯔꯥ ꯑꯩ ꯅꯥꯛ ꯂꯥꯛꯏꯁꯦ ꯑꯋꯣꯏꯒꯤ ꯀꯣꯏꯅꯈꯣꯔꯥ ꯃꯥꯔꯁꯟꯁꯨ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯅ ꯋꯥꯔꯧꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨꯗꯤ ꯉꯝꯈꯤꯅꯤꯅꯦ ꯑꯅꯝ ꯀꯟꯕꯅꯤꯅ ꯕꯕꯥ ꯂꯧꯕꯩꯅꯤ ꯅꯪꯅ ꯑꯅꯝ ꯀꯜꯂꯤꯁꯦ ꯏꯃꯥ ꯂꯧꯔꯝꯕꯗꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥ ꯄꯜꯂꯛꯄꯗ ꯇꯨꯃꯤꯟ ꯂꯩ ꯃꯥ ꯁꯦꯡꯅ ꯃꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯁꯨ ꯍꯩꯅꯗꯦ ꯑꯀꯤꯕꯁꯨ ꯂꯩꯕꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯔꯁꯟꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯊꯔꯛꯏ ꯃꯥꯜꯍꯟꯕꯤꯗ ꯀꯣꯏꯔꯤꯁꯤꯐꯥꯎ ꯗ꯭ꯔꯤꯞ ꯌꯥꯟꯅꯔꯀꯥꯟꯁꯤꯗ ꯑꯁꯦꯡꯕ ꯀꯣꯏꯔꯝꯂꯗꯤ ꯅꯪꯗꯤ ꯑꯩꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯀꯥꯏꯅꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯣꯏ ꯕꯥ ꯑꯣꯏꯔꯝꯕꯩ ꯑꯩ ꯈꯥꯡꯂꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯅꯠꯇꯦ ꯃꯥꯅ ꯅꯪꯒꯤ ꯅꯈꯨꯠꯀ ꯄꯥꯏ ꯍꯥꯏꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯂꯞ ꯈꯨꯝꯃꯤ ꯀꯩꯝ ꯇꯧꯗꯦ ꯑꯩꯅ ꯂꯝ ꯍꯦꯟꯕꯩꯅꯦ ꯃꯥꯔꯁꯟ ꯑꯁꯣꯛꯄꯗꯨꯗ ꯌꯦꯡꯗꯨꯅ ꯅꯈꯨꯠꯇꯨꯁꯨ ꯗꯥꯛ ꯉꯥꯛꯇ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯃꯆꯥꯗ ꯁꯨꯃꯥꯏ ꯐꯨꯅꯕ꯭ꯔꯣ ꯃꯤꯅꯨꯡꯁꯤ ꯌꯥꯎꯃꯟꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯝꯕꯨꯡ ꯑꯩꯅ ꯐꯠꯇꯕꯩꯅꯦ ꯅꯪꯁꯦ
ꯒ꯭ꯌꯥꯟꯗꯤ ꯇꯥꯃꯟꯗꯦ ꯑꯁꯦꯡꯕꯩꯁꯨ ꯅꯨꯄꯤꯗꯨ ꯃꯈꯣꯟ ꯀꯟꯈꯠꯇꯤ ꯑꯩꯅ ꯍꯞꯇꯥꯃꯨꯛ ꯀꯣꯂꯦꯖ ꯀꯥꯔꯅꯨ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯦꯟꯕ ꯇꯥꯔꯤꯕꯁꯤꯗꯤ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯕꯣ ꯑꯩꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯣ ꯑꯩꯅ ꯃꯃꯥꯗ ꯌꯥꯝ ꯋꯥꯍꯟꯕ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯋꯥꯍꯪꯗꯨꯒ ꯂꯣꯏꯅꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯥꯔꯁꯟꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯄꯤ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯕꯕꯥꯁꯦ ꯌꯥꯝ ꯐꯤꯡꯉꯤ ꯉꯔꯥꯡꯒꯤ ꯐꯣꯇꯣꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯣ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯈꯤꯗꯅ ꯇꯧꯕꯅꯤ ꯕꯕꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯪꯒꯤ ꯅꯥꯛꯇ ꯐꯥꯎ ꯆꯪꯉꯝꯗꯅ ꯂꯩꯍꯧꯕꯅꯤ ꯏꯃꯥꯗꯨꯁꯨ ꯏꯃꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯃꯣꯂꯣꯝ ꯇꯩꯍꯧꯔꯤ ꯅꯣꯏ ꯏꯃꯨꯡꯗꯤ ꯃꯣꯂꯣꯝꯗꯣ ꯕꯣꯛꯁ ꯑꯃ ꯊꯝꯃꯣ ꯃꯃꯥ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯦꯗ ꯃꯥꯗꯤ ꯌꯥꯝ ꯅꯪꯅ ꯍꯦꯜꯂꯤ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯅꯨꯄꯤꯗꯨ ꯈꯨꯝꯗꯕ ꯇꯧꯗꯦ ꯁꯣꯛꯇꯦ ꯗꯣꯛꯇꯔꯒ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯆꯥꯎꯋꯤ ꯑꯗꯣ ꯑꯁ ꯈꯨꯠꯀꯁꯤ ꯌꯥꯗ꯭ꯔꯦ ꯑꯁꯣꯝ ꯈꯨꯠꯇꯨꯗꯤ ꯀꯌꯥꯝ ꯗꯥꯛꯇ ꯌꯦꯡꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯈꯪꯍꯟꯅꯤꯡꯗꯕꯅ ꯇꯍꯥ ꯈꯨꯝꯃꯤ ꯑꯁꯣꯝ ꯈꯨꯠ ꯀꯩꯝ ꯁꯣꯛꯇꯦ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯏꯁ ꯄꯥꯝꯕꯣꯝꯗ ꯈꯔ ꯎꯏ ꯁꯣꯛꯂꯝꯒꯅꯤ ꯌꯦꯡꯒꯦ ꯌꯦꯡꯅꯣ ꯁꯣꯛꯇꯦ ꯅꯨꯄꯥꯗꯨ ꯆꯤꯌꯔꯗ ꯐꯝꯂꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯐꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯁꯤ ꯑꯝꯇ ꯌꯦꯡꯒꯦꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯨꯠꯇꯣ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯌꯥꯝꯕꯣ ꯁꯣꯛꯇꯦꯕ ꯌꯦꯡꯒꯦꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯕꯅ ꯇꯞꯅ ꯌꯦꯡꯍꯜꯂꯛꯏ ꯍꯥꯟꯅ ꯅꯥꯔꯝꯃꯁꯨ ꯀꯩꯝ ꯅꯥꯗ꯭ꯔꯦ ꯃꯥꯔꯁꯟ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯑꯣꯏꯗꯕ ꯉꯥꯡꯂꯛꯏ ꯇꯨꯁꯤꯟꯕꯗ ꯖꯤꯡꯒꯗ ꯌꯥꯠꯂꯤꯕ ꯖꯤꯡꯒꯗ ꯅꯣꯏ ꯆꯦꯛꯀꯤ ꯌꯨꯝꯗꯨꯗ ꯀꯔꯥꯏꯗ ꯖꯤꯡꯒ ꯂꯩꯔꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯐꯝ ꯈꯪꯗ ꯁꯠ ꯈꯨꯝꯂꯛꯏ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯒꯣꯟ ꯁꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯗꯣꯝꯗ ꯈꯪꯗꯕꯩ ꯆꯠꯂꯨꯕ ꯑꯩ ꯏꯃꯥꯗ ꯍꯪꯂꯨꯒꯦ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯠ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯐꯥꯏ ꯑꯩ ꯅꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯥꯗ꯭ꯔꯁꯨ ꯕꯦꯟꯗꯦꯖ ꯁꯦꯠꯂ ꯂꯩꯔꯤꯁꯦ ꯌꯥꯝ ꯁꯣꯛꯄꯩꯅꯤ ꯐꯣꯠꯂꯤꯔꯣ ꯅꯨꯄꯤꯗꯨ ꯑꯣꯟꯅ ꯇꯩꯅꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯂꯩꯔꯗꯤ ꯑꯩ ꯀꯩꯁꯨ ꯅꯥꯗꯦ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯁꯦꯡꯕꯩꯅꯤ ꯅꯥꯗꯦꯕ ꯃꯥꯔꯁꯟ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯅꯪꯒꯤꯁꯦ ꯖꯤꯡꯒ ꯅꯠꯇꯦꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯈꯣꯏꯅꯤ ꯊꯥꯡꯅ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯍꯥꯏꯒꯨꯝ ꯃꯀꯣꯛ ꯍꯥꯏ ꯃꯄꯥꯅꯕꯨ ꯃꯆꯥꯗ ꯊꯥꯡꯅ ꯂꯦꯟꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯔꯥ ꯅꯠꯇꯦ ꯑꯩꯅ ꯈꯪꯂꯔꯣꯏ ꯈꯜꯂꯤꯔꯣ ꯈꯟꯗꯦ ꯑꯗꯣ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯈꯜꯂꯤꯗꯣ ꯑꯩ ꯕꯕꯥꯒ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯅꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯑꯩꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯂꯛꯑꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯗꯨꯅ ꯊꯩꯗꯨꯅ ꯅꯪꯁꯨ ꯌꯥꯎꯅ ꯋꯥ ꯂꯣꯠꯂꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯕꯕꯥꯒ ꯋꯥ ꯉꯥꯡꯅꯒꯅꯤ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯀꯩ ꯑꯁꯦꯡꯕ ꯀꯩ ꯑꯁꯦꯡꯕꯅꯣ ꯕꯕꯥꯅ ꯀꯩꯗꯧꯔꯤꯕ ꯃꯥꯅ ꯊꯥꯡꯒꯣꯜꯅ ꯂꯦꯟꯕꯩꯅꯦꯕ ꯅꯨꯄꯥꯗꯨ ꯁꯥꯎꯔ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯕꯕꯥꯗ ꯋꯥ ꯉꯥꯡꯒꯅꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕꯅꯤ ꯋꯥꯍꯩꯗꯨꯅ ꯊꯤꯡꯂꯕꯒ ꯃꯥꯔꯁꯟ ꯋꯥ ꯍꯥꯏꯔꯛꯏ ꯗꯥꯛꯁꯤꯒꯤ ꯁꯥꯎꯅꯤꯡ ꯂꯩꯔꯤꯁꯤꯗ ꯊꯥꯡꯒꯣꯜꯅ ꯂꯦꯜꯂꯤ ꯑꯩꯅꯁꯨ ꯃꯥꯏ ꯃꯈꯨꯠ ꯂꯦꯟꯕ ꯉꯝꯃꯣꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤ ꯐꯨꯕ ꯌꯥꯕ ꯐꯨꯗꯣꯛꯂꯒ ꯍꯧꯖꯤꯛꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯅꯨꯄꯤꯗꯨ ꯅꯣꯛꯂꯛꯏ ꯇꯞꯅ ꯅꯨꯄꯥꯗꯨꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯃꯥꯔꯁꯟ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯞ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪ ꯎꯁꯤꯠꯆꯩꯅ ꯃꯥꯔꯁꯟ ꯑꯃꯨꯛ ꯐꯝꯊꯔꯒ ꯑꯩꯅ ꯐꯨꯕꯗꯤ ꯈꯪꯗꯦ ꯃꯤꯅ ꯅꯪꯉꯣꯟꯗ ꯐꯨꯕꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯁ ꯄꯥꯎꯈꯨꯝ ꯉꯥꯏꯔꯦ ꯍꯥꯏꯕꯒ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ ꯈꯪꯕ ꯉꯝꯃꯣꯏꯗꯕ ꯋꯥꯍꯪ ꯍꯪꯒꯅꯣ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯟꯊꯗ ꯄꯥꯎꯈꯨꯝ ꯁꯠꯄꯤ ꯅꯨꯡꯁꯤ ꯃꯗꯣ ꯃꯤꯅꯝꯕꯅꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯑꯣꯏꯅꯔꯞ ꯇꯧꯅ ꯆꯠꯈ꯭ꯔꯖꯧ ꯐꯔꯦ ꯆꯠꯈ꯭ꯔꯒꯦ ꯑꯩꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯉꯁꯤꯗꯤ ꯀꯦꯁꯤꯟꯅꯔꯛꯏ ꯑꯩ ꯅꯥꯔꯒ ꯅꯣꯏ ꯅꯨꯡꯉꯥꯏꯔꯗꯤ ꯆꯠꯂꯣ ꯌꯥꯔꯦ ꯅꯨꯄꯤꯗꯨ ꯅꯥꯕꯩ ꯃꯄꯨꯛꯅꯤꯡ ꯏꯅꯨꯡ ꯅꯨꯡꯁꯤꯔꯤ ꯅꯨꯡꯉꯥꯏꯇꯕꯩ ꯅꯠꯇ꯭ꯔꯣ
ꯊꯕꯛ ꯂꯪꯊꯣꯛꯂꯝꯃꯒ ꯂꯥꯛꯂꯤꯁꯦ? ꯌꯥꯝꯕꯨꯡ ꯆꯠꯂꯅꯤ ꯗꯥꯏ꯫ ꯅꯨꯄꯥꯗꯨ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯗꯕꯤ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯛꯇꯦ, ꯋꯥꯁꯨ ꯉꯥꯡꯂꯛꯇꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯈꯝꯕꯟꯕꯁꯨ ꯄꯣꯛꯏ, ꯀꯜꯂꯛꯄꯁꯨ ꯄꯣꯛꯏ, ꯃꯤꯍꯧꯕꯁꯨ ꯄꯣꯛꯏ꯫ ꯑꯩ ꯉꯍꯥꯟ ꯅꯪꯒ ꯅꯨꯄꯥꯗꯨꯒ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯝ ꯈꯝꯕꯟꯕ ꯐꯥꯎꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ, ꯌꯥꯝꯅ ꯅꯨꯡꯁꯤꯅ, ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤ꯫ ꯃꯩ ꯀꯅꯥꯝꯇꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯁꯨ ꯄꯥꯝꯂꯨꯗꯦ꯫ ꯑꯗꯣ ꯏꯁꯥꯁꯤ ꯅꯥꯏꯌꯦ, ꯊꯥꯗꯣꯛꯀꯦꯔꯥ? ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯟꯗꯣꯛꯇꯨꯅ ꯐꯝꯃꯤ꯫ ꯆꯍꯤ 4-5ꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯆꯦꯟꯖ ꯂꯥꯛꯈꯤꯕꯁꯦ ꯑꯩꯁꯨ ꯉꯛꯏ꯫ ꯇꯧꯔꯣꯏꯒꯦ ꯈꯟꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯁꯨ ꯌꯥꯎꯏ, ꯇꯧꯒꯦ ꯈꯟꯈꯤꯕ ꯀꯌꯥꯁꯨ ꯇꯧꯈꯤꯗꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯣꯡꯗꯕ ꯍꯥꯏꯔꯒꯗꯤ ꯑꯕꯦꯝꯃ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨ, ꯅꯪꯕꯨ ꯈꯝꯃꯟꯒꯅꯨ, ꯅꯪꯕꯨ ꯀꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯃꯃꯥꯡꯗ ꯅꯪꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ, ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ? ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯣ? ꯃꯥꯔꯁꯟꯗꯨꯁꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯔꯣꯏꯒꯦ ꯇꯧꯔꯕꯅꯤ, ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯇ꯭ꯔꯤꯄꯜ ꯍꯦꯟꯅ ꯍꯦꯟꯒꯠꯇꯅ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯏ ꯍꯤꯗꯥꯛ ꯀꯥꯞꯄ ꯅꯔꯁꯇꯣ ꯌꯥꯝ ꯅꯥꯏ꯫ ꯑꯩ ꯀꯥꯞꯀꯦ, ꯃꯣꯏ ꯀꯅꯥꯝ ꯀꯥꯞꯍꯜꯂꯣꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ, ꯑꯁ ꯌꯥꯝꯕꯨꯡꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯌꯥꯝ ꯂꯥꯏ ꯍꯥꯏꯕꯅꯤ, ꯁꯤꯡꯂꯤ ꯊꯤꯔꯒ ꯊꯤꯟꯖꯤꯟꯈ꯭ꯔ ꯂꯣꯏꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯕꯗ ꯃꯥꯁꯨ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯁꯥꯁꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯃꯤꯅꯣꯛꯇꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯄꯪꯊꯔꯨꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯌꯥꯏ ꯀꯟꯕ, ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯅꯣꯛ ꯑꯅꯤꯗꯨꯗ ꯈꯦꯠꯅꯕ ꯊꯝꯂꯝꯂꯤꯕ? ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯇꯧꯔꯤꯕ ꯊꯣꯛꯂꯨꯔꯤꯕ ꯏꯔꯥꯡꯗꯨ ꯃꯆꯥꯅꯨꯄꯥꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯐꯣꯟꯗꯅꯤ, ꯅꯣꯡꯊꯥꯡꯅ, ꯄꯥꯕꯨꯡ, ꯀꯣꯂꯦꯖꯇꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ, ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯜꯁꯨ ꯂꯩꯕꯅꯤꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣꯗꯨꯕꯨꯗꯤ ꯂꯣꯏꯅ ꯀꯛꯂꯤꯗ꯫ ꯑꯗ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ, ꯈꯔ ꯎꯍꯧꯕ ꯈꯪꯍꯧꯕ ꯀꯥꯡꯕꯨꯅ ꯋꯥ ꯈꯔ ꯁꯟꯗꯣꯛꯅꯕꯩ ꯋꯥꯅꯤ꯫ ꯀꯩꯁꯨ ꯊꯣꯏꯅ ꯑꯔꯨꯕ ꯑꯣꯏꯗ꯭ꯔꯦꯗ꯫ ꯅꯤꯡꯊꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯒꯤ ꯏꯆꯥ ꯑꯉꯧꯕꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯋꯥꯍꯩꯗꯒꯤ ꯃꯈꯨꯠꯅ ꯍꯦꯛꯇ ꯍꯥꯟꯈꯤꯕꯁꯤꯗꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅꯕ ꯅꯠꯇꯦ ꯇꯧꯔꯤꯁꯤ꯫ ꯃꯥꯏꯅꯔ ꯀꯦꯁꯅꯤ, ꯌꯥꯔꯤꯗ, ꯅꯠꯇ꯭ꯔꯥ? ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯣ꯫ ꯑꯗꯨꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ, ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ ꯏꯄꯥꯅ ꯄꯥꯝꯕꯁꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤ, ꯀꯣꯜ ꯊꯝꯂꯒꯦꯀꯣ꯫ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯤ꯫ ꯁꯣꯝꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯆꯦꯠ ꯒ꯭ꯔꯨꯞꯇꯨꯗ ꯋꯥꯊꯤ ꯉꯥꯡꯅꯔꯤ꯫ ꯅꯣꯡꯊꯥꯡꯅ, ꯑꯩꯈꯣꯏ ꯑꯥꯔꯀꯦꯁꯤꯅ ꯕꯥꯔꯦꯜ ꯆꯠꯁꯤꯟꯗꯅ ꯊꯕꯛ ꯑꯃꯃꯨꯛ ꯍꯧꯒꯠꯄꯤꯔꯤꯕꯁꯤ꯫ ꯂꯣꯌꯥꯅ, ꯅꯣꯏꯅ ꯑꯩꯅ ꯌꯨꯝ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯇꯧꯅꯤꯡꯕ, ꯑꯣꯏꯅꯤꯡꯕ ꯊꯥꯖꯗꯕ ꯀꯌꯥ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ? ꯃꯥꯔꯁꯟꯅ, ꯁꯥꯎꯅꯤꯡꯂꯛꯇꯅ ꯇꯧꯕꯅꯤꯗ꯫ ꯅꯨꯄꯤ ꯀꯣꯏ ꯐꯪꯗꯕ ꯅꯣꯏꯅ ꯁꯤ ꯑꯋꯥꯕꯁꯤ ꯈꯪꯂꯣꯏ꯫ ꯅꯣꯡꯊꯥꯡꯅ, ꯌꯥꯔꯦ, ꯑꯉꯥꯡ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯌꯥꯝ ꯅꯩꯕ ꯁꯥꯔꯛꯑꯅꯨ, ꯁꯛꯇꯥ ꯊꯤ ꯍꯥꯏꯁꯤꯅꯤ꯫ ꯂꯣꯌꯥꯅ, ꯀꯣꯏꯔꯦꯒ ꯍꯥꯏꯅꯨꯅꯤ, ꯑꯉꯥꯡ ꯃꯁꯥꯅ ꯌꯥꯗꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯪꯂꯝꯃꯤꯗꯨꯅꯤ, ꯅꯠꯇ꯭ꯔꯣ? ꯃꯥꯔꯁꯟꯅ, ꯍꯣ ꯐꯪꯗꯕ ꯑꯅꯤꯅ ꯉꯥꯡꯕ ꯋꯥ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦ꯫ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯉꯥꯡꯅꯤꯡꯕ ꯉꯥꯡ, ꯅꯣꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯅꯣꯡꯊꯥꯡꯅ, ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯨꯅ ꯑꯙꯥ ꯃꯔꯥ ꯑꯣꯜꯂꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯂꯣꯌꯥꯅ, ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯒꯨꯟꯗꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ, ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯌꯥꯗꯦ, ꯑꯗꯨꯒ ꯃꯨꯛꯇꯅ ꯃꯤꯒ ꯐꯨꯅꯔꯨꯏꯅꯤꯅꯦ꯫ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ, ꯑꯩꯅ ꯐꯥꯔꯒ ꯑꯣꯏꯁꯨ ꯂꯧꯅꯤ ꯍꯥꯏꯔꯤꯗꯅ꯫ ꯀꯣꯂꯦꯖꯁꯤꯗ ꯂꯣꯏꯈꯤꯁꯅꯣꯅ ꯊꯕꯛꯀ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ ꯀꯩ ꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯦꯅꯤ, XYZ ꯍꯥꯟꯅ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏ꯫ ꯄꯩꯅ ꯌꯦꯡꯒꯦꯔꯥ, ꯖꯦꯞꯅ ꯌꯦꯡꯒꯦꯔꯥ, ꯐꯩꯅ ꯌꯦꯡꯒꯦꯔꯥ, ꯑꯝꯇ ꯍꯦꯛ ꯌꯥꯔꯣꯏ꯫ ꯅꯣꯡꯊꯥꯡꯅ, ꯑꯉꯥꯎꯕ ꯃꯄꯥꯟ ꯊꯣꯛꯂꯤꯗꯅ ꯃꯁꯤꯗꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯁ ꯑꯝꯇ ꯀꯟꯁꯜ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨꯕꯨ ꯑꯝꯇꯪ ꯍꯥꯏꯅꯔꯒ ꯑꯉꯧꯕꯁꯦ ꯐꯥꯖꯤꯜꯂꯣ ꯍꯥꯏꯔꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ꯫ ꯂꯣꯌꯥꯅ, ꯂꯥꯁꯇ ꯑꯉꯥꯡꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤꯗꯅ ꯗꯦꯕꯗꯥꯁ ꯁꯥꯍꯧꯗꯣꯏꯅꯤꯗ꯫ ꯃꯥꯔꯁꯟꯅ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯅꯨꯀꯣ, ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯇꯨ ꯊꯤꯌꯣꯗꯤ ꯌꯥꯗꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯗꯤ ꯃꯤꯁꯦ ꯉꯥꯎꯋꯤꯗꯣ ꯇꯧꯔꯤꯅꯦ ꯍꯥ꯫ ꯅꯣꯡꯊꯥꯡꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯊꯝꯖꯍꯧꯔꯒꯦ, ꯀ꯭ꯂꯥꯁ ꯑꯝꯗ ꯆꯪꯉꯨꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯥꯟꯊꯣꯔꯛꯄ ꯁꯣꯏꯗ꯭ꯔꯤ꯫ ꯃꯍꯥꯄꯥꯄꯤ ꯑꯃꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯄꯥꯈꯪ ꯄꯨꯟꯁꯤꯁꯦ ꯆꯨꯛ ꯁꯥꯍꯟꯗꯧꯔꯤ꯫ ꯅꯣꯡꯊꯥꯡ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯤ꯫
ꯂꯣꯌꯥꯁꯨ ꯊꯕꯛ ꯂꯩꯈꯤꯕꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯕꯗ ꯃꯥꯔꯁꯟꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯅ ꯂꯣꯟꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯊꯟꯇꯁꯨ ꯅꯣꯛꯂꯤ, ꯃꯊꯟꯇꯁꯨ ꯁꯥꯎꯔꯤ, ꯅꯤꯡꯁꯤꯡ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠ ꯁꯥꯒꯠꯇꯨꯅ ꯂꯩ꯫ ꯀꯣꯔꯧꯁꯨ, ꯅꯤꯡꯊꯦꯝ, ꯂꯩꯃ ꯑꯃꯗꯤ ꯃꯥꯔꯁꯟ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯉꯥꯡꯂꯛꯄ ꯃꯌꯥꯝꯗꯨꯗ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯐꯥꯎꯔꯛꯄꯒꯨꯝ ꯊꯃꯣꯏꯗ ꯇꯅꯤꯛꯄ ꯄꯣꯛꯏ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯕꯗ ꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯕ ꯉꯝꯗꯦ꯫ ꯀꯣꯔꯧꯅ, ꯔꯥꯅꯤ, ꯑꯩꯁꯦ ꯌꯥꯝꯅ ꯀꯔꯝꯕ ꯃꯤꯍꯧ ꯆꯥꯎꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯕ꯭ꯔꯅꯦ? ꯌꯥꯏꯇꯣꯟꯐꯝ ꯊꯣꯟꯕ ꯃꯤꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯖꯔꯨꯕꯁꯤꯕꯨ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯂꯥ? ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯇꯅ ꯇꯧꯕꯤꯗꯧꯔꯤꯒꯦ? ꯑꯗꯨꯕꯨꯅꯤ ꯃꯣꯏꯕꯥ, ꯏꯆꯥꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ, ꯃꯉꯥꯎ ꯊꯤꯕ ꯃꯇꯝꯅꯤ, ꯏꯆꯥꯁꯦ ꯅꯨꯄꯤꯅꯤ, ꯃꯣꯏꯕꯥꯅ ꯄꯪꯐꯨꯗ ꯐꯨꯕꯗꯣ ꯑꯩꯗꯤ ꯀꯌꯥ ꯌꯥꯖꯅꯤꯡꯗꯦ꯫ ꯈꯪꯗꯦ, ꯑꯩꯁꯦ ꯈꯨꯠꯁꯥ ꯍꯦꯛꯇ ꯌꯥꯎꯈꯤꯕ ꯇꯥꯏꯕꯪꯉꯣ ꯍꯣꯏꯅ ꯑꯃꯨꯛ ꯕꯤꯜꯗꯣ ꯄꯤꯔꯛꯇ꯭ꯔꯗꯤ ꯈꯟꯕꯗ ꯑꯐ ꯐꯠꯇ ꯍꯦꯛ ꯈꯟꯊꯔꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯐꯔꯦꯁꯦ, ꯌꯥꯔꯦ, ꯍꯌꯦꯡꯗꯣ ꯗꯤꯆꯥꯔꯖ ꯇꯧꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ, ꯃꯥꯅ ꯃꯄꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅ ꯃꯄꯥꯕꯨꯗꯤ ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯣꯏꯅꯣ? ꯃꯣꯏꯕꯥꯅ ꯏꯆꯥꯒꯤꯗꯃꯛ ꯈꯟꯊꯕꯤꯔꯛꯄ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯗꯤ ꯃꯣꯏꯕꯥꯅ ꯆꯪꯕꯤꯔꯨꯕꯗ ꯏꯆꯥꯁꯨ ꯍꯔꯥꯎꯖꯔꯗꯧꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯝꯇ ꯆꯪꯂꯨꯒꯦꯀꯣ꯫ ꯉꯁꯤꯗꯤ ꯊꯃꯣꯏ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯊꯗꯨꯅ, ꯏꯆꯥꯊꯣꯏꯕꯤ, ꯇꯞꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯅꯤ꯫ ꯅꯨꯄꯤꯗꯨ ꯊꯥꯖꯗꯅ ꯃꯄꯥꯕꯨ ꯌꯦꯡꯉꯤ, ꯀꯣꯔꯧ ꯃꯆꯥꯒꯤ ꯗ꯭ꯔꯤꯞ ꯌꯥꯜꯂꯤꯕ ꯈꯨꯠꯇꯨꯗ ꯅꯥꯟꯕꯤꯗꯨꯅ꯫ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ, ꯑꯉꯥꯎꯕ, ꯉꯥꯏꯍꯥꯛꯀꯤ ꯈꯟꯕ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕ ꯃꯄꯥ ꯍꯥꯏꯗꯣ ꯑꯩꯅꯤ꯫ ꯁꯥꯎꯅꯤꯡꯕꯒ ꯏꯀꯥꯏꯕꯒ ꯌꯥꯅꯈꯤꯗꯨꯅ ꯏꯆꯥꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ꯫ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯏꯄꯥꯒꯤ ꯕꯦꯝꯃ꯫ ꯕꯕꯥ, ꯏꯇꯞ ꯇꯞꯅ ꯀꯧꯖꯔꯛꯄꯅꯤ꯫ ꯍꯥꯎ? ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ, ꯑꯩꯉꯣꯟꯗ ꯗꯥꯛꯐꯝ ꯇꯥꯅ ꯐꯨꯔꯁꯨ ꯑꯩ ꯕꯕꯥꯗ ꯋꯥꯔꯧꯕ, ꯁꯥꯎꯅꯤꯡꯕ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯃꯄꯥꯅ ꯃꯆꯥꯕꯨ ꯋꯥꯔꯛꯄꯕꯨ ꯑꯩꯅ ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯑꯗꯣ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯃꯃꯥꯗꯗꯤ ꯐꯨꯕꯤꯅꯨ꯫ ꯅꯨꯄꯤꯗꯨ ꯃꯄꯤ ꯏꯔꯥꯆꯦꯟ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯣꯔꯧꯗꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯑꯩꯅꯦ ꯏꯁꯥꯒꯤ ꯑꯁꯥꯎꯕꯁꯤꯅ ꯃꯤꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯂꯤ꯫ ꯁꯥꯎꯅꯤꯡꯃꯟꯕꯅ ꯍꯥꯏꯔꯣꯏꯗꯕ, ꯉꯥꯡꯂꯣꯏꯗꯕ, ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯕꯕꯥ, ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ꯫ ꯀꯣꯔꯧ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯏꯕꯨꯡꯉꯣꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯃꯟꯗ꯭ꯔ ꯃꯥꯜꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ, ꯃꯥꯅ ꯕꯕꯥꯒꯤ ꯃꯊꯛꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯗ ꯃꯤꯅ ꯉꯥꯡꯕ ꯇꯥꯔꯣꯏꯁꯤ꯫ ꯏꯃꯨꯡꯒꯤ ꯏꯖꯠꯇꯤ ꯃꯈꯣꯏꯅ ꯀꯜꯂꯤꯕꯅꯤ, ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯑꯉꯧꯕ ꯃꯥꯜꯂꯁꯨ ꯑꯩꯒꯤꯗꯤ ꯃꯥꯅ ꯎꯀꯜꯅꯤ, ꯑꯩꯒꯤ ꯏꯖꯠꯇꯤ ꯃꯥꯅ ꯆꯤꯡꯈꯠꯄꯤꯔꯤꯅꯤ꯫ ꯊꯤꯀꯥꯒꯤ ꯕꯤꯜꯗꯨꯁꯨ ꯉꯁꯤ ꯌꯥꯅꯔꯦ, ꯑꯩꯉꯣꯟꯗ ꯆꯦ ꯌꯧꯔꯛꯂꯦꯅꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯤ, ꯃꯥ ꯋꯥ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯃꯣꯠꯄ ꯋꯥꯈꯜꯗꯨ ꯂꯩꯔꯤ ꯈꯪꯕꯅ ꯀꯣꯔꯧ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯪꯆꯤꯠꯀꯨꯝꯕ ꯗꯤꯆꯥꯔꯖ ꯇꯧꯅꯤ ꯍꯥꯏ꯫ ꯅꯪ ꯄꯥꯕꯨꯡꯒ ꯗꯣꯛꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯃꯥꯁꯤꯁꯨ ꯅꯃꯥꯒꯤ ꯑꯅꯥꯕ ꯌꯦꯡꯁꯤꯜꯍꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯄꯣꯊꯥꯔꯣ꯫ ꯑꯗꯨꯒ ꯏꯄꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ, ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯅꯪꯁꯨ ꯑꯩꯁꯨ ꯍꯣꯠꯅꯁꯤꯀꯣ꯫ ꯍꯌꯦꯡꯗꯤ ꯗꯤꯆꯥꯔꯖ ꯇꯧꯅꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯂꯕꯅꯤ, ꯏꯆꯥ ꯅꯥꯕ ꯌꯥꯗꯦꯀꯣ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯇꯥꯅꯤꯡꯕ ꯌꯥꯅꯤꯡꯕ ꯖꯒꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕꯅ ꯃꯥ ꯇꯨꯃꯤꯟ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟ ꯂꯩꯍꯧꯔꯤ꯫ ꯀꯣꯔꯧꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ꯫ ꯃꯥ ꯉꯥꯏꯍꯥꯛꯀꯤ ꯁꯛꯂꯣꯟ ꯂꯧꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯅꯣꯡꯃꯅ ꯑꯃ, ꯉꯁꯤꯅ ꯑꯃ, ꯍꯌꯦꯡꯅ ꯑꯃ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥ ꯃꯆꯥꯅꯨꯄꯤꯁꯤꯗ ꯃꯤꯅꯨꯡꯁꯤ ꯀꯌꯥ ꯎꯠꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤꯗ ꯐꯨꯕꯗ ꯌꯥꯎꯔꯨꯕꯗꯨꯅ ꯃꯁꯥꯗ ꯂꯥꯏꯃꯟ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯩꯔꯕ ꯀꯣꯔꯧꯅꯤ꯫ ꯃꯗꯨꯃꯛꯅ ꯅꯤꯡꯊꯦꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯨꯒꯤ ꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯡꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ, ꯎꯔꯤꯕ ꯃꯄꯥꯒꯤ ꯂꯝꯆꯠ ꯈꯪꯕ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯨꯄꯤ ꯃꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯎꯗ, ꯃꯄꯥꯡ ꯌꯥꯎꯗ,
ꯍꯛꯊꯦꯡꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯌꯣꯛꯅꯒꯗꯧꯔꯦ ꯈꯪꯂꯤ꯫ ꯀꯣꯔꯧ ꯍꯟꯗꯛ ꯃꯔꯛ ꯄꯩꯁꯥꯗ ꯌꯥꯝ ꯂꯥꯏꯆꯨꯔꯤ꯫ ꯄꯩꯁꯥ ꯄꯤꯒꯅꯤꯕꯨ ꯍꯥꯏꯔꯗꯤ ꯃꯥ ꯃꯆꯥ ꯌꯣꯟꯊꯣꯛꯄ ꯐꯥꯎ ꯉꯝꯒꯗꯧꯔꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯁꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯗ꯭ꯔꯃꯥ ꯈꯔ ꯎꯠꯂꯒꯦ ꯈꯜꯂꯤ꯫ ꯂꯤꯟꯁꯨ ꯁꯤꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯎꯄꯥꯏ ꯊꯤꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯆꯞ ꯂꯦꯞꯂꯦ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯍꯣꯁꯄꯤꯇꯥꯜꯗꯩ ꯄꯨꯊꯔꯛꯂꯕ ꯃꯇꯨꯡꯗꯅꯤ ꯀꯣꯂꯦꯖꯁꯨ ꯋꯥꯊꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯃꯥ ꯁꯦꯡꯅ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯥ ꯃꯅꯨꯡꯗ ꯂꯩ꯫ ꯔꯥꯅꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ "ꯕꯦꯃꯥ, ꯏꯃꯥꯒ ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯃꯤꯟꯅꯁꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ." ꯂꯩꯁꯤꯍꯦꯟꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ "ꯕꯕꯥ ꯂꯩꯍꯧꯗ꯭ꯔꯣ?" "ꯂꯩꯍꯧꯗꯦ꯫ ꯂꯩꯔꯁꯨ ꯀꯩꯗꯧꯒꯦ? ꯂꯥꯛꯑꯣ, ꯏꯃꯥ ꯋꯥꯔꯦ ꯇꯧꯅꯤ." ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯥꯕꯨ ꯀꯤꯗꯨꯅ ꯂꯩꯕꯅ ꯃꯥ ꯀꯣꯔꯧꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯦ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯇꯞꯅ "ꯏꯃꯥ, ꯕꯕꯥꯗꯣ ꯀꯤꯖꯩꯌꯦ." "ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯂꯥꯛꯑꯣ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ." ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯂꯥꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯃꯄꯥ ꯂꯩꯔꯝꯕꯗꯨꯗ ꯀꯤꯅ ꯆꯠꯈꯤꯗꯣꯏ ꯇꯧꯏ꯫ ꯀꯣꯔꯧꯁꯨ ꯃꯆꯥꯅꯨꯄꯤ ꯂꯥꯛꯂꯤ ꯈꯪꯕꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯋꯥꯖꯕ ꯋꯥꯍꯩꯗ ꯍꯥꯏꯕꯤꯔꯛꯏ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯈꯔ ꯊꯨꯅ ꯊꯣꯡꯂꯒ ꯆꯥꯅꯕ ꯇꯧꯁꯤ꯫ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯈꯪꯂꯥꯝ ꯂꯥꯝꯂꯛꯏ." ꯃꯃꯥꯗꯨꯅꯁꯨ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯇꯞꯅ "ꯃꯃꯥ, ꯑꯩ ꯀꯩꯗꯧꯔꯛꯑꯣ ꯍꯥꯏꯅꯣ?" "ꯁꯦ, ꯌꯦꯟꯁꯥꯡ ꯁꯦꯝꯂꯛꯑꯣ." ꯂꯩꯁꯤꯍꯦꯟꯕꯤ ꯌꯦꯟꯁꯥꯡꯗꯨ ꯂꯧꯗꯨꯅ ꯁꯦꯝꯃꯤ꯫ ꯀꯣꯔꯧ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯕꯦꯃꯥ, ꯕꯕꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ." ꯀꯣꯔꯧ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯔꯤꯈꯩ ꯑꯁꯥꯎꯕ ꯎꯠꯇꯅ ꯇꯞꯅ ꯉꯥꯡꯉꯤ꯫ "ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯃꯔꯟꯍꯥꯏ ꯃꯊꯟꯇ ꯂꯩꯕ ꯉꯝꯅꯗꯦ꯫ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩ ꯏꯊꯟꯇꯅ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯦ ꯆꯔꯥ ꯍꯦꯟꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯅꯕ ꯍꯥꯏꯗꯨꯅ ꯅꯪ ꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯍꯣꯏꯒ ꯄꯨꯟꯈꯤꯕꯅꯤ." ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ "ꯕꯕꯥ, ꯅꯪꯅ ꯁꯅꯥꯗꯨ ꯅꯪꯅ ꯄꯥꯝꯗꯦ, ꯌꯥꯅꯤꯡꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯏ꯫ ꯅꯪꯕꯨ ꯅꯝ ꯍꯥꯗꯨꯅ ꯅꯁꯥꯅ ꯌꯥꯅꯤꯡꯗ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ꯫ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯕ ꯌꯥꯔꯦꯅꯦꯍꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ." ꯂꯩꯁꯤꯍꯦꯟꯕꯤ ꯏꯇꯞ ꯇꯞꯅ "ꯕꯕꯥ, ꯑꯩ BSc ꯅꯔꯁꯤꯡ ꯌꯥꯝ ꯇꯝꯅꯤꯡꯉꯤ." "ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯏꯆꯥ ꯑꯃ ꯑꯣꯏꯅ ꯃꯄꯥ ꯑꯩꯅ ꯅꯪꯕꯨ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯊꯥꯖꯕ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯤ BSc ꯅꯔꯁꯤꯡꯗꯣ ꯇꯧꯔꯅꯨ, ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯔꯣ꯫ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯐꯅꯤ ꯆꯣꯞꯐꯜꯂꯣꯏ ꯍꯥꯏꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦꯀꯣ." ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯈꯤꯕꯅ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯍꯥꯏꯖꯩ꯫ "ꯕꯕꯥ, ꯐꯖꯅ ꯃꯣꯏꯗ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯔꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯁꯅꯥꯅ ꯅꯪꯅ BSc ꯅꯔꯁꯤꯡ ꯇꯝꯒꯦ ꯍꯥꯏꯕꯁꯨ ꯌꯥꯝ ꯁꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏ꯫ ꯃꯣꯏꯅ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯊꯤꯡꯕ ꯇꯥꯕꯅꯤ." ꯃꯄꯥꯒꯤ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥꯗ ꯍꯦꯟꯅ ꯈꯟꯕ ꯃꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕ ꯃꯇꯧꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯕ ꯐꯥꯖꯤꯟꯗꯨꯅ "ꯕꯕꯥ, ꯃꯤꯒꯤ ꯑꯄꯥꯝꯕꯗ ꯍꯤꯡꯂꯨꯏꯁꯤꯕ?" "ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯌꯥꯗꯤ ꯃꯣꯏꯅ ꯊꯨꯡꯍꯜꯂꯤ, ꯑꯗꯨꯒ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯄꯥꯝꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯌꯥꯊꯣꯛꯂꯨꯔꯦ." ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯗꯨꯅ "ꯕꯕꯥ, ꯑꯩ ꯑꯇꯩꯗꯤ ꯂꯣꯏ ꯌꯥꯒꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯗ ꯂꯩꯖꯔꯣꯏꯒꯦ." ꯀꯣꯔꯧ ꯄꯤꯁꯨꯝ ꯁꯣꯛꯇꯨꯅ "ꯍꯣꯏ, ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯒꯅꯨ꯫ ꯑꯩ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗ ꯌꯥꯗꯕ ꯉꯝꯂꯣꯏ." "ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯣ." ꯀꯣꯔꯧ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ "ꯃꯗꯨꯗꯤ ꯃꯁꯥꯒꯤꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯅ ꯏꯪꯅ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯕꯅꯤ." "ꯑꯩ ꯇꯜꯂꯦꯕ." "ꯃꯃꯥꯡꯗ ꯑꯩꯒꯤ ꯊꯤꯀꯥꯒꯤ ꯕꯤꯜ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡꯗꯣ ꯈꯔ ꯅꯤꯡꯁꯤꯡꯉꯨ." "ꯃꯣꯏ ꯃꯄꯥꯗꯨꯁꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ." "ꯃꯣꯏ ꯃꯄꯥ ꯃꯆꯥꯅꯅꯤ
ꯑꯩꯒꯤ ꯊꯤꯀꯥꯒꯤ ꯕꯤꯜ ꯌꯥꯍꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛ ꯇꯧ ꯉꯝꯂꯤꯁꯦ? ꯑꯩ ꯄꯤꯕ ꯅꯠꯇ꯭ꯔꯗꯤ ꯑꯣꯞꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯐꯣꯟꯒ ꯑꯃꯠꯇ ꯄꯥꯏꯖꯔꯔꯣꯏ ꯑꯩ꯫ ꯅꯪ ꯅꯠꯇꯅ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯤ꯫ ꯁꯤ ꯐꯣꯟꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯄꯥꯏꯔꯔꯣꯏꯒꯦ ꯑꯩ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯃꯄꯥꯗ ꯄꯤꯁꯤꯜꯂꯤ꯫ ꯐꯣꯟꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ, ꯅꯪ ꯁꯣꯏꯗꯅ ꯏꯕꯨꯡꯉꯣ ꯁꯅꯥꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯪꯁꯨ ꯏꯟꯗꯨꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯅ ꯑꯩ ꯁꯨꯛꯂꯩ ꯂꯩꯔꯣꯏꯌꯦ꯫ ꯀꯣꯔꯧꯁꯨ ꯈꯣꯟ ꯀꯟꯈꯠꯂꯤ꯫ ꯃꯗꯨ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯐꯅ ꯑꯩꯒ ꯈꯪꯅꯔꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯗꯕꯅꯤ꯫ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯑꯣꯏꯔꯝꯕꯒꯤ ꯍꯥꯏꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯨꯗꯤꯡꯃꯛ ꯑꯣꯏꯍꯟꯕꯅꯤ꯫ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯔꯁ ꯇꯝꯒꯅꯣ ꯍꯥꯏꯔꯗꯤ ꯑꯩ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯒꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯔꯨꯜ ꯈꯔ ꯂꯩꯖꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯣꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯛꯇ ꯈꯟꯕ ꯌꯥꯗꯦ, ꯃꯌꯥꯝꯅ ꯌꯥꯅꯕ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯅ ꯁꯥꯎꯔꯛꯄꯗꯨꯗ ꯇꯞꯊꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯑꯔꯣꯏ꯫ ꯃꯄꯥꯟ ꯇꯝꯗ꯭ꯔꯁꯨ ꯁꯤꯗ ꯅꯪ ꯌꯥꯝꯕꯨꯡꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯗꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤꯗꯨꯗꯤ ꯌꯥꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯄꯥꯕꯨ ꯊꯦꯝꯖꯩ꯫ ꯑꯗꯨꯏꯁꯨ ꯍꯪꯅꯕꯤꯌꯨ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ꯫ ꯀꯣꯔꯧ ꯅꯤꯡꯊꯦꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯊꯛꯍꯟꯈꯤꯕꯅ ꯃꯥ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯠꯇ ꯈꯟꯗꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤꯗꯃꯛ ꯇꯧꯕꯤꯒꯗꯧꯔꯤꯕ ꯃꯌꯥꯝꯗꯨ ꯍꯦꯟꯅ ꯄꯥꯝꯖꯈꯤꯕꯅ ꯃꯥ ꯑꯐ ꯐꯠꯇ ꯈꯟꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯗꯨ ꯐꯥꯎ ꯅꯤꯡꯊꯦꯝ ꯃꯥꯔꯁꯟꯗ ꯈꯟꯅꯔꯒ ꯍꯥꯏꯒꯦ ꯍꯥꯏꯅ ꯐꯥꯎ ꯃꯆꯥꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯄꯥꯕꯨ ꯀꯤꯕꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯥ ꯀꯌꯥꯗꯨꯕꯨ ꯀꯥꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯨ ꯄꯣꯛꯇꯕꯁꯨ ꯅꯠꯇꯦ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡꯗꯨꯗ ꯂꯩꯃꯁꯨ ꯈꯔꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯇꯥꯏꯅꯕꯗꯤ ꯉꯝꯗ ꯅꯨꯄꯤꯗꯨꯗ ꯁꯨꯝ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯕꯅꯤ꯫ ꯂꯩꯃ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯁꯝꯈ꯭ꯌꯥ, ꯑꯩꯈꯣꯏꯕꯨ ꯃꯌꯥꯝꯁꯦ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯈꯥꯡꯂꯒ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯤꯡꯊꯦꯝ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯕꯦꯃꯅ ꯀꯌꯥ ꯂꯝ ꯍꯦꯟꯕ ꯅꯠꯇꯕꯅꯤꯅ ꯋꯥꯁꯤ ꯉꯥꯡꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕꯅꯤ꯫ ꯃꯥꯁꯨꯅꯦ ꯃꯃꯤꯠ ꯌꯥꯝꯂꯤꯔꯥ ꯃꯃꯥꯏ ꯊꯛꯂꯤꯔꯥ ꯑꯃꯗꯤ ꯇꯧꯔꯤ꯫ ꯑꯩꯁꯨ ꯌꯥꯝꯗꯤ ꯁꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯅꯥ ꯑꯌꯦꯛ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕꯅꯤꯅ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯑꯩ ꯏꯆꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯡꯗꯅ ꯅꯨꯄꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯂꯨꯞꯄꯨꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯗꯣ ꯐꯔꯦ, ꯑꯩ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯈꯜꯂꯒ ꯈꯥꯡꯂꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯝꯗꯅ ꯏꯃꯧ ꯑꯣꯏꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ ꯅꯪꯒꯤ ꯂꯥꯏꯒꯤꯗꯣ ꯃꯈꯥ ꯆꯠꯊꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯝꯗꯅ ꯂꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯕꯒ ꯍꯥꯏꯅ ꯇꯥꯟꯅꯕꯒ ꯏꯌꯥ ꯌꯥꯗꯈꯩ ꯅꯤꯡꯂꯛꯄ ꯇꯧꯔꯛꯄꯁꯤꯗꯅꯤ ꯑꯩꯁꯨ ꯃꯊꯥ ꯁꯥꯏ꯫ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯔꯤꯗꯨꯅ ꯅꯥꯊꯩꯔꯒ ꯚꯦꯃꯒꯤ ꯃꯄꯥꯗꯣ ꯈꯔ ꯃꯃꯥꯏ ꯃꯃꯤꯠ ꯊꯛꯍꯜꯂꯨ꯫ ꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯗꯨꯝ ꯑꯣꯏꯔꯦ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯦ꯫ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ, ꯃꯥꯅꯕꯨ ꯄꯥꯝꯖꯩ ꯀꯂꯛꯆꯩ ꯍꯥꯏꯔꯕꯗꯤ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕꯗꯨꯅꯤ ꯑꯩꯅ ꯄꯤꯔꯤꯁꯤ꯫ ꯑꯗꯨꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ, ꯂꯧꯗꯅꯗꯤ ꯇꯣꯛꯂꯣꯏ꯫ ꯃꯇꯝ ꯈꯔ ꯅꯆꯥꯅꯨꯄꯥꯁꯤ ꯊꯥꯗꯣꯛꯂꯒ ꯑꯩꯅ ꯃꯄꯥꯗ ꯇꯛꯄꯅꯤ꯫ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯣꯏꯗ꯭ꯔꯗꯤ ꯊꯕꯛꯁꯦ ꯑꯩꯁꯨ ꯌꯥꯎꯁꯤꯜꯂꯛꯀꯗꯧꯔꯤꯅꯤ꯫ ꯆꯍꯤ 2-3ꯗꯤ ꯉꯥꯏꯇꯥꯔꯦꯗꯅ ꯃꯥꯏ ꯀꯣꯂꯦꯖꯁꯤꯅ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯁꯤꯜꯂꯗꯧꯅꯤ꯫ ꯃꯋꯥ ꯂꯧꯗꯦ ꯀꯩꯗꯧꯔꯨꯅꯤ? ꯂꯩꯃꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯁꯝꯈ꯭ꯌꯥꯅ ꯐꯅꯕ ꯂꯣꯏꯅ ꯍꯦꯛ ꯁꯤꯟꯕꯤꯔꯣ꯫ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯋꯥ ꯉꯥꯡꯖꯔꯣꯏ, ꯑꯩꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯌꯥꯎꯖꯔꯒꯦ꯫ ꯄ꯭ꯂꯥꯟꯗꯨꯗ ꯁꯣꯏꯕꯤꯒꯅꯨ, ꯐꯅꯕ ꯌꯥꯅꯕ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕꯤꯌꯨ꯫ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥꯅ ꯃꯅꯤꯡ ꯊꯨꯡꯗꯨꯅ ꯍꯔꯥꯎ ꯂꯩꯈꯤꯕꯗꯨꯅꯤ ꯄꯥꯝꯂꯤꯁꯤ꯫ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯦ ꯏꯆꯥꯒꯤꯅꯤ, ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯁꯦꯜꯁꯤꯡꯁꯦ ꯊꯥꯗꯗꯅ ꯉꯝꯅꯕ ꯍꯣꯠꯅꯗꯣꯏꯅꯤꯅꯦ꯫ ꯄꯩꯁꯥꯅ ꯉꯝꯗꯕ ꯊꯕꯛ ꯂꯩꯕ ꯍꯧꯅꯗꯦꯗ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯇꯅ ꯇꯣꯛꯂꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯅꯥꯅꯤ, ꯃꯥꯒꯤ ꯑꯄꯥꯝꯕꯕꯨ ꯑꯩꯅ ꯄꯤꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯣ ꯁꯝꯈ꯭ꯌꯥ, ꯀꯣꯂꯦꯖꯀꯤ ꯋꯥꯊꯣꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ? ꯑꯩꯅ ꯐꯅꯕ ꯁꯤꯟꯈ꯭ꯔꯦꯗ꯫ ꯁꯅꯥꯒꯁꯨ ꯈꯪꯅꯕ ꯃꯤ ꯉꯥꯛꯇꯅꯤꯅ ꯍꯥꯏꯅꯔꯒ ꯇꯥꯟꯅꯔꯒ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕ ꯌꯥꯏꯗ꯫ ꯀꯣꯔꯧꯁꯨ ꯋꯥꯈꯜ ꯏꯂꯦꯞ ꯂꯦꯞꯇꯦ꯫
ꯄꯩꯁꯥ ꯄꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤꯁꯤꯐꯥꯎ ꯍꯥꯠꯄ ꯉꯝꯗꯧꯔꯤꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯂꯩꯃ ꯅꯣꯛꯂꯒ ꯁꯝꯈ꯭ꯌꯥꯅ ꯁꯤꯟꯕꯕꯨ ꯇꯔꯥꯏꯕꯨ ꯑꯣꯏꯒꯗ꯭ꯔꯣ ꯑꯗꯣ ꯚꯦꯝ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯩꯗꯤ ꯄꯨꯊꯈ꯭ꯔꯕꯅꯤꯅ ꯁꯅꯥꯅ ꯑꯃꯨꯛ ꯁꯦꯟꯅꯕ ꯍꯧꯒꯦ ꯍꯥꯏꯔꯅꯤꯅꯦ ꯃꯥꯁꯨꯅꯦ ꯅꯨꯄꯤꯁꯤꯒꯤ ꯍꯥꯀꯟꯗ ꯆꯥꯔꯝ ꯊꯛꯂꯝꯒ ꯈꯪꯖꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯥꯁꯨ ꯆꯍꯤ 2-3ꯗꯤ ꯈꯔ ꯈꯪꯖꯔꯅꯤ ꯃꯥꯅ ꯑꯗꯨ ꯄꯥꯝꯖꯔꯒꯕꯨ ꯌꯥꯅꯤꯗ ꯑꯩꯅ ꯐꯅꯕ ꯁꯤꯟꯅꯤ ꯀꯩꯗꯧꯔꯒꯦ ꯇꯤꯡꯅꯤꯡꯕ ꯏꯔꯜ ꯇꯤꯡꯁꯅꯨ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯀꯣꯔꯧꯗꯣ ꯇꯤꯀꯦ ꯄꯤꯖꯗꯅ ꯁꯦꯟꯅꯔꯤꯕꯅꯤꯅꯦ ꯕꯤꯜꯗꯨ ꯃꯊꯣꯛ ꯐꯪꯂꯗꯤ ꯃꯥ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯧꯔꯤꯅꯤ ꯃꯥꯗꯤꯅꯦ ꯄꯩꯁꯥ ꯄꯤꯔꯤ ꯈꯨꯗꯤꯡ ꯇꯥꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯃꯧ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯣꯅ ꯍꯥꯏ ꯂꯩꯔꯤꯕꯅꯤꯅꯦ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯗꯦ ꯌꯥꯔꯣꯏ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯍꯦꯛꯇ ꯉꯝꯍꯟ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯏꯆꯥ ꯁꯅꯥꯁꯦ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯌꯥꯅꯤꯡꯗꯦꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯌꯥꯕ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯅ ꯈꯔ ꯁꯦꯟꯅ ꯁꯅꯥꯅ ꯈꯔ ꯌꯦꯡꯁꯤꯟ ꯁꯝꯈ꯭ꯌꯥꯅ ꯈꯔ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯜꯂꯒꯅꯦ ꯅꯝꯗꯅ ꯂꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦ ꯃꯥꯏ ꯀꯣꯔꯧꯗꯧꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨꯁꯨ ꯍꯦꯛ ꯊꯣꯛꯂꯔꯦꯗꯅ ꯑꯗꯨꯕꯨꯅꯦ ꯏꯆꯥꯗꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯑꯐ ꯐꯠꯇ ꯈꯪꯗꯦ ꯑꯩꯗꯤ ꯏꯆꯥꯅ ꯀꯞꯄꯒ ꯌꯥꯔꯣꯏꯀꯣ ꯀꯣꯔꯧꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦꯁꯦ ꯇꯦꯟꯖꯩ ꯃꯊꯪ ꯀꯥꯞꯁꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯋꯥꯒꯗꯕ ꯅꯠꯇꯦꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯗꯅ ꯁꯪꯒ ꯆꯥꯎꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯔꯛ ꯌꯥꯝ ꯇꯤꯟꯕ ꯅꯠꯇꯕꯅꯤꯅ ꯂꯥꯏꯅ ꯁꯥꯟꯅꯕ ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯁꯝꯈ꯭ꯌꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯞꯊꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯀꯔꯤ ꯂꯩꯔꯦ ꯈꯟꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯒꯦ ꯂꯩꯃ ꯅꯪꯅ ꯇꯦꯊꯔꯛꯂꯤꯗꯨꯕꯨ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯩꯁꯨꯅꯦ ꯏꯆꯥ ꯁꯅꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗꯨꯅꯔ ꯀꯩꯅꯣ ꯚꯦꯝ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯄꯨꯛꯅꯤꯡꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏꯅꯦ ꯃꯤ ꯁꯨꯝꯕꯁꯨ ꯍꯩ ꯋꯥ ꯉꯥꯡꯕꯒꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯁꯅꯥꯁꯤ ꯅꯨꯄꯤꯗꯨꯅꯒ ꯄꯨꯡꯁꯨꯝ ꯁꯨꯝꯕ ꯉꯝꯈꯤꯗꯅ ꯑꯩꯈꯣꯏꯒꯁꯤ ꯑꯃꯨꯛ ꯏꯟꯊꯣꯔꯛꯀꯗꯕ ꯃꯥꯟꯁꯤꯜꯂꯛꯏ ꯑꯄꯪꯕꯤꯁꯤꯗꯤ ꯑꯁꯤꯒꯤꯗꯃꯛ ꯑꯃꯨꯛ ꯋꯥꯔꯤ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯍꯩ ꯑꯗꯨꯒꯤꯗꯤ ꯃꯣꯏꯒꯤ ꯁꯦꯝꯖꯤꯟꯕ ꯀꯥꯏꯗꯣ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅ ꯂꯥꯏꯋꯥ ꯁꯤꯖꯤꯟꯅꯔꯒ ꯊꯦꯝꯃ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯅꯪꯁꯤꯗꯤ ꯅꯀꯣꯛ ꯌꯥꯎꯃꯟꯈꯤꯗ꯭ꯔꯗ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯗꯦꯕ ꯂꯩꯃ ꯅꯤꯡꯊꯦꯝ ꯑꯅꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯔꯒꯦ ꯅꯨꯄꯤ ꯃꯥꯕꯨ ꯅꯝꯊꯗꯨꯅ ꯃꯣꯏꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯍꯜꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯗꯨ ꯄꯪꯕ꯭ꯔ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯑꯐ ꯐꯠꯇꯒꯤ ꯃꯇꯥꯡꯗ ꯈꯟꯊꯗꯅ ꯊꯕꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯤꯕ ꯁꯣꯏꯔꯕ ꯃꯇꯝꯗꯗ ꯍꯧꯈꯤꯕ ꯑꯁꯣꯏꯕꯗꯨꯕꯨ ꯁꯦꯝꯗꯣꯛꯀꯦ ꯈꯟꯕ ꯈꯛꯂ ꯁꯣꯏꯗ꯭ꯔꯤꯉꯩ ꯀꯔꯤꯒꯤ ꯇꯨꯡꯗ ꯁꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭रिꯕ ꯋꯥꯈꯜ ꯂꯤꯁꯤꯡ ꯈꯟꯊꯗ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯅꯤꯡꯂꯨꯔꯕ ꯌꯦꯡꯁꯤ ꯀꯨꯝꯍꯩ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯇꯝꯂꯛꯄ ꯂꯥꯏꯕꯛꯅ ꯄꯨꯕ ꯃꯥꯏꯀꯩꯔ ꯏꯁꯣꯔꯅ ꯄꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯂ ꯀꯣꯂꯦꯖꯇꯨ ꯉꯁꯤꯗꯤ ꯃꯥꯔꯁꯟꯅ ꯅꯝꯗꯨꯅ ꯊꯤꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯃꯁꯥꯗꯨ ꯃꯤꯅ ꯅꯣꯛꯅꯔꯕꯣꯏ ꯃꯤꯅ ꯉꯥꯡꯅꯔꯕꯣꯏꯗ ꯈꯟꯗꯨꯅ ꯀꯅꯥꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯅ ꯇꯨꯃꯤꯟ ꯐꯝꯗꯅ ꯂꯩꯖꯩ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯤ ꯀꯔꯣꯝꯗꯩꯅꯣ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯂꯩꯁꯤꯌꯥ ꯅꯪꯗꯤ ꯌꯥꯝ ꯂꯩꯔꯝꯃꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯁꯥꯏ ꯃꯈꯩ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯒ ꯅꯛꯅ ꯂꯣꯏꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤꯃꯛꯅ ꯍꯪꯂꯛꯄ ꯀꯔꯦꯝꯅꯕ ꯋꯥꯍꯪꯗꯨꯗ ꯃꯥ ꯈꯨꯝꯗꯦ ꯊꯣꯏꯍꯦꯟꯕꯤꯗꯤ ꯍꯟꯗꯦ ꯃꯈꯥꯗꯨꯝ ꯆꯠꯊꯔꯛꯏ ꯍꯤꯔꯣꯒ ꯚꯤꯂꯤꯌꯟꯒ ꯃꯨꯛꯅꯕꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯃ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦꯕ ꯍꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯍꯦꯟꯕꯤ ꯄ꯭ꯂꯤꯖ ꯑꯗꯣ ꯅꯪꯕꯨ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯀꯣꯏꯅꯕ꯭ꯔꯣ ꯀꯣꯏꯅꯗꯦ ꯑꯩ ꯀꯅꯥꯝꯇ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯌꯥꯝꯕꯨꯡꯗꯣ ꯚꯤꯂꯤꯌꯟ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯣ ꯑꯃꯗꯨꯗꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯄꯥꯅ ꯁꯥꯎꯗꯅ ꯁꯤꯗ ꯇꯝꯍꯜꯂꯔꯣꯏ ꯍꯥꯏ ꯑꯣ ꯅꯥꯀꯜꯗꯩ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯅꯪꯗꯤ ꯅꯁꯛ ꯐꯖꯕꯅꯤꯅ ꯚꯥꯏꯔꯦꯜꯒꯁꯦ ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯐꯣꯇꯣꯗꯨꯅꯒ ꯀꯛꯂꯝꯗ꯭ꯔꯗꯤ ꯊꯤꯅ ꯅꯩꯔꯗꯧꯅꯤ ꯅꯨꯄꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤꯒ ꯃꯃꯥꯟꯅꯕꯤꯗꯨꯒꯗꯤ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯍꯧꯏ ꯅꯨꯄꯤꯗꯨꯁꯨ
ꯀꯣꯂꯦꯖꯀꯤ ꯃꯤ ꯀꯌꯥ ꯆꯪꯅꯗꯕ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯕꯦꯟꯆ ꯑꯃꯗ ꯐꯝꯊꯩ꯫ ꯊꯤꯡꯒꯠꯂꯝꯕ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ꯫ ꯃꯃꯥꯏꯗꯨ ꯕꯦꯟꯆꯇ ꯎꯞꯁꯤꯟ ꯄꯦꯟꯗꯅ ꯀꯞꯆꯩ꯫ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯡꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯄꯤꯗꯨꯁꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ "ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯥꯁꯤꯗ ꯆꯪꯂꯒ ꯀꯞꯂꯝꯃꯤꯁꯤꯅ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ, ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ꯫ ꯃꯥꯔꯁꯟꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ "ꯉꯥꯏꯈꯣ, ꯋꯥꯔꯤ ꯁꯥꯈꯤꯁꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ "ꯏꯌꯥꯝꯕ, ꯃꯤ ꯑꯣꯏꯅꯤ, ꯃꯇꯥꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯅꯔꯣꯏꯁꯤ꯫ ꯁꯤ ꯀꯣꯂꯦꯖꯅꯤ, ꯂꯝꯕꯤ ꯁꯣꯔꯣꯛ ꯅꯠꯇꯦ꯫ ꯈꯨꯠꯁꯤ ꯊꯥꯗꯣꯛ." "ꯐꯝꯃꯣ ꯑꯗꯨꯗꯤ." "ꯆꯠꯂꯣ, ꯃꯤꯅ ꯎꯔꯒ ꯑꯩ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯗꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ?" ꯀꯞꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯅꯨꯄꯤꯗꯣ꯫ "ꯆꯠ ꯍꯥꯏꯕꯅꯦ." "ꯃꯤꯋꯥ ꯉꯥꯡꯅꯤꯡꯕ ꯃꯤꯅ ꯉꯥꯡꯖꯁꯅꯨ, ꯋꯥꯔꯒ ꯇꯣꯛꯆꯈꯤꯅꯤ꯫ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣ? ꯃꯆꯤꯟꯁꯤꯡꯗꯨ ꯄꯣꯠꯆꯤꯜꯂ ꯊꯝꯂꯝꯒꯦꯅꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯄꯦꯟꯗꯅ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯅꯪꯅ ꯍꯔꯥꯎꯔꯤꯁꯤ ꯀꯩꯅꯣ? ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? "ꯅꯣꯏ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯆꯥ ꯊꯛꯁꯦꯅ ꯀꯧꯔꯛꯏꯅꯤ꯫ ꯑꯦꯅꯦ, ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯊꯤ ꯉꯥꯡꯅꯕꯁꯤꯡꯗꯣ ꯂꯦꯞꯅꯕ ꯋꯥꯈꯟꯅꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯏ, ꯅꯪꯉꯣꯟꯗ ꯐꯥꯎꯔꯝꯒꯗꯕ, ꯃꯤꯅ ꯍꯥꯏꯅꯔꯝꯒꯗꯕ ꯃꯌꯥꯝꯗꯣ." ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯀꯟꯊꯠꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ "ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯊꯥꯅ ꯃꯥꯡꯂꯕꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯂꯝꯕꯤꯗ ꯃꯈꯥ ꯇꯥꯅ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯜꯂꯛꯀꯅꯨ꯫ ꯁꯦꯟꯖꯥꯎ ꯄꯥꯏ, ꯁꯪꯒ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯅꯥꯄꯜꯗꯨꯅ ꯑꯩꯒꯤ ꯏꯖꯠꯇ ꯀꯌꯥꯝ ꯁꯣꯛꯀꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯝ ꯑꯋꯥꯕ ꯄꯤ? ꯅꯪ ꯅꯣꯡꯃꯇ ꯅꯀꯣꯛꯇꯨꯅ ꯈꯟꯕ꯭ꯔꯥ? ꯁꯦꯜꯅ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯌꯥꯅꯤ ꯈꯜꯂꯤꯕ ꯅꯀꯣꯛꯇꯣ ꯃꯤꯀꯞꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯄ ꯇꯝꯃꯨ꯫ ꯁꯥꯒꯤ ꯋꯥꯈꯜꯗꯨꯅ ꯃꯤ ꯂꯣꯏꯅꯕ ꯌꯥꯔꯣꯏ꯫ ꯁꯥꯗꯤ ꯖꯪꯒꯜꯗ, ꯑꯆꯧ ꯑꯁꯥꯡꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯗꯤ ꯅꯄꯥ ꯆꯥꯕ ꯃꯤ ꯄꯨꯜꯂꯁꯨ ꯑꯄꯪꯕ ꯕꯕꯥꯗ ꯁꯦꯜꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯈꯥꯕꯩ ꯂꯪꯁꯤꯜꯂꯛꯄꯒꯤ ꯅꯇꯤꯛ ꯅꯇꯤ." ꯃꯥꯔꯁꯟ ꯁꯥꯎꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯉꯥꯡꯁꯤꯡ ꯉꯥꯡꯕ ꯃꯈꯩ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ "ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯅꯤꯡꯗꯕꯒꯤ? ꯅꯪꯅ ꯈꯜꯂꯤꯁꯦ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤꯗ ꯑꯩꯅ ꯃꯤ ꯅꯦꯛꯇꯨꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯍꯣꯠꯅꯩꯁꯤꯔ? ꯅꯪ ꯈꯛꯇ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ꯭ꯔꯣ? ꯅꯪ ꯈꯛꯇ ꯃꯌꯥꯝꯃꯥꯡꯗ ꯆꯣꯞꯄ ꯅꯪꯕ꯭ꯔꯣ? ꯃꯔꯝ ꯁꯨꯈꯪ ꯈꯪꯗꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯦꯠꯈꯤꯅꯤ, ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯌꯦꯠꯈꯤꯅꯤ꯫ ꯑꯩ ꯅꯪꯕꯨ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯅꯤ." "ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯅꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯍꯥꯟꯅ ꯊꯥꯗꯣꯛ꯫ ꯅꯪꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯇꯥꯗꯕ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯅꯪ ꯅꯁꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ?" ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯅ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯀꯔꯤ? ꯍꯥ? ꯅꯪ ꯀꯅꯥꯅ ꯅꯨꯄꯥ ꯀꯣꯏꯔꯝꯃꯒꯦ? ꯍꯥ? ꯅꯪ ꯀꯅꯥꯅ ꯅꯨꯄꯥꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯩꯔꯝꯃꯒꯦ?" ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ꯫ "ꯑꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯤꯌꯦ꯫ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕꯗ ꯅꯪꯉꯣꯟꯗ ꯀꯩ ꯑꯀꯥꯏꯕ ꯄꯤꯒꯦ? ꯅꯪ ꯄꯥꯝꯗꯕꯒꯤ ꯀꯣꯏꯔꯤꯅꯤ." "ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒ ꯈꯪꯅꯕ ꯈꯨꯗꯤꯡꯗꯣ ꯐꯨꯔꯤꯕ꯫ ꯍꯟꯗꯛꯈꯛ ꯅꯠꯇꯦ, ꯅꯪꯒꯤ ꯍꯦꯛ ꯈꯪꯅꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ." ꯅꯨꯄꯤꯗꯨ ꯁꯦꯡꯅ ꯄꯦꯟꯗ꯭ꯔꯦ, ꯑꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯔꯛꯄꯒꯨꯝ ꯀꯞꯉꯥꯡ ꯇꯧꯔꯛꯏ꯫ "ꯍꯥꯠꯂꯣ, ꯑꯗꯨꯒ ꯅꯪꯗꯤ ꯖꯦꯜꯗ ꯂꯩꯈ꯭ꯔꯣ." "ꯖꯦꯜꯗ ꯂꯩꯔꯁꯨ ꯍꯥꯠꯀꯅꯤ, ꯑꯩꯅ ꯂꯣꯏ ꯍꯥꯠꯀꯅꯤ." ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯔꯁꯟꯒꯤ ꯃꯇꯧꯗꯨꯗ ꯀꯤꯔꯤ, ꯃꯤꯁꯨ ꯀꯌꯥ ꯆꯪꯗꯕ ꯔꯨꯝ ꯑꯣꯏꯕꯅ꯫ "ꯏꯌꯥꯝꯕ," ꯅꯨꯄꯥꯗꯨ ꯈꯨꯝꯗꯦ, ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯨꯖꯤꯟꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯀꯤꯖꯕꯅ ꯇꯞꯊꯗꯨꯅ ꯃꯈꯨꯠꯇꯨꯗ ꯌꯦꯡꯂꯒ "ꯈꯨꯠꯁꯦ ꯅꯥꯏꯌꯦ." ꯃꯥꯔꯁꯟꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯏꯪꯅ ꯍꯥꯏꯔꯝꯃꯤ꯫ "ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯌꯥꯎ, ꯃꯤꯒ ꯐꯝꯃꯤꯟꯅꯔꯨꯅꯨ, ꯑꯩ ꯍꯣꯔꯦꯟ ꯂꯧ ꯂꯥꯛꯀꯦ." ꯍꯥꯏꯔꯝꯂꯒ ꯃꯥꯔꯁꯟꯗꯨ ꯍꯥꯟꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯕꯨ ꯈꯪꯀꯧ ꯀꯧꯔꯛꯏ꯫ "ꯏꯌꯥꯝꯕ." ꯃꯥꯔꯁꯟꯁꯨ ꯆꯠꯂꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯒꯨꯝ꯫ "ꯑꯩꯁꯨ ꯂꯥꯛꯀꯦ, ꯍꯌꯦꯡꯗ ꯌꯥꯎꯔꯒꯦ ꯀ꯭ꯂꯥꯁ." ꯃꯥꯔꯁꯟꯁꯨ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ "ꯍꯣꯏ, ꯂꯥꯎ ꯆꯠꯂꯁꯤ." "ꯏꯌꯥꯝꯕ ꯍꯥꯟꯅ ꯊꯣꯛꯄꯤꯔꯝꯃꯣ, ꯑꯩ ꯇꯞꯅ ꯊꯣꯛꯂꯛꯀꯦ, ꯃꯤ ꯎꯔ ꯇꯜꯂꯦ." "ꯊꯨꯅ ꯂꯥꯎ, ꯑꯩ ꯁꯥꯎꯍꯟꯒꯅꯨ." ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯨꯄꯥꯗꯨꯅ ꯊꯣꯛꯈꯤꯕꯒ ꯉꯥꯛ ꯂꯩꯔꯝꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯅꯨꯄꯥꯗꯨꯃꯈꯛ ꯉꯥꯏꯔꯕꯅꯤ꯫
ꯀꯣꯂꯦꯖꯁꯤꯗ ꯇꯝꯂꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯃꯥꯟꯅꯕꯤꯅ ꯐꯥꯎ ꯀꯔꯦꯝꯅꯔꯛꯄꯗꯨꯗ ꯃꯥ ꯍꯥꯟꯅꯒꯨꯝ ꯄꯪꯂꯩ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯥꯒꯤ ꯋꯥ ꯀꯌꯥ ꯇꯥꯕꯤꯗ꯭ꯔꯕꯗꯨꯗ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯇꯞꯊꯗꯨꯅ ꯂꯣꯏꯅꯖꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯃꯟꯕꯗꯨꯗ ꯀꯣꯔꯧꯁꯨ ꯅꯤꯡꯊꯦꯝꯒ ꯃꯥꯔꯁꯟꯒ ꯀꯧꯗꯨꯅ ꯋꯥ ꯈꯟꯅꯤ꯫ ꯅꯤꯡꯊꯦꯝ ꯁꯣꯐꯥꯗ ꯐꯝꯊꯗꯨꯅ ꯀꯣꯔꯧꯗ ꯌꯦꯡꯂꯒ, ꯀꯣꯔꯧ, ꯀꯩ ꯋꯥꯅꯣ? ꯅꯣꯏꯅ ꯇꯥꯟꯅꯁꯤ ꯁꯥꯟꯅꯁꯤꯕꯨ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯀꯩ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨ ꯇꯥꯟꯅꯁꯤ꯫ ꯀꯣꯔꯧꯁꯨ ꯅꯥꯀꯜꯗ ꯃꯥꯌꯣꯛꯅꯅ ꯐꯝꯗꯨꯅ, ꯏꯆꯥꯅꯨꯄꯤꯁꯦ ꯅꯔꯁ ꯇꯝꯕ ꯄꯥꯝꯃꯤ, ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯦ ꯍꯥꯏꯕ? ꯃꯥꯔꯁꯟ ꯃꯈꯣꯡ ꯀꯥꯔꯟ ꯆꯠꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯊꯥꯡꯊꯗꯨꯅ, ꯍꯦꯔꯥ, ꯑꯗꯨꯗꯤ ꯑꯝꯇ ꯌꯥꯔꯣꯏꯗ, ꯑꯣꯞꯁꯟꯁꯤ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯒꯤ ꯃꯇꯧꯗꯨꯗ, ꯌꯥꯝꯕꯣꯡ, ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ, ꯅꯔꯁ ꯇꯝꯕ ꯍꯥꯏꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯑꯆꯧꯕꯅꯤ, ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯀꯅꯥꯒ ꯂꯣꯏꯅꯩ ꯇꯤꯟꯅꯩꯁꯨ ꯈꯪꯉꯣꯏ꯫ ꯌꯥꯔꯣꯏ, ꯁꯤꯗ ꯅꯪ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯅꯤ꯫ ꯑꯩ ꯃꯄꯥꯟ ꯇꯝꯒꯦ, ꯏꯃꯥꯟꯅꯕꯤꯁꯨ ꯇꯝꯃꯤ꯫ ꯌꯥꯔꯣꯏꯕ ꯑꯗꯣ, ꯉꯁꯤꯗ ꯀꯣꯂꯦꯖꯁꯨ ꯀꯥꯍꯧꯔꯤ, ꯅꯪꯅ ꯇꯝꯅꯤꯡꯕ ꯃꯥꯁꯇꯔꯒꯗꯣ ꯑꯗꯨꯝ ꯇꯝꯍꯟꯒꯦ, ꯃꯤꯠꯅ ꯎꯕ ꯃꯐꯝꯗ ꯈꯛ ꯇꯝꯃꯨ꯫ ꯃꯥꯔꯁꯟꯅ ꯉꯥꯡꯅꯕ ꯑꯣꯏꯗ꯭ꯔꯕꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯥꯕꯨꯡ, ꯅꯤꯡꯊꯦꯝ ꯃꯆꯥꯒꯤ ꯍꯥꯀꯟ ꯆꯪꯉꯤ꯫ ꯅꯪꯅ ꯅꯨꯄꯤꯒ ꯑꯣꯏꯔꯤ, ꯑꯩꯅꯁꯨ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯅꯔꯁꯇꯨꯗꯤ ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯑꯁꯥꯎꯕꯤꯅꯤ, ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯗ ꯇꯝꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯔꯣ? ꯍꯥ? ꯃꯥꯔꯁꯟ ꯁꯥꯎꯔꯞꯅ, ꯁꯤꯗ ꯂꯩꯔꯐꯥꯎ ꯅꯨꯄꯥ ꯀꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯪꯅ ꯃꯄꯥꯟ ꯂꯝ ꯆꯠꯒꯦ ꯀꯥꯏꯅ? ꯌꯥꯔꯣꯏ, ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ? ꯅꯪꯅ ꯁꯤꯗ ꯇꯝꯕ ꯇꯜꯂꯤꯁꯦ ꯑꯩ ꯎꯅꯤ ꯍꯥꯏꯕꯩ ꯅꯠꯇ꯭ꯔꯣ? ꯍꯣꯏ꯫ ꯅꯨꯄꯥꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯅꯪꯅ ꯐꯅ ꯍꯩꯅꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯏꯟꯅꯔꯛꯇꯧ ꯂꯩꯔꯤ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ꯫ ꯆꯠꯄꯁꯨ ꯌꯥꯔꯣꯏ, ꯅꯔꯁ ꯇꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯌꯥꯝꯕꯨꯡ ꯅꯊꯧ ꯅꯠꯇꯦ, ꯅꯤꯡꯊꯦꯝꯅ, ꯍꯣꯏ, ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯃꯤꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ, ꯇꯧꯗ ꯇꯥꯔꯦꯗꯅ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯌꯦꯠꯁꯤꯜꯂꯛꯄꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯀꯣꯔꯧꯅ, ꯏꯕꯨꯡꯉꯣ ꯁꯅꯥ, ꯑꯁꯥꯎꯕꯗꯨ ꯇꯞꯊꯧ, ꯏꯆꯥꯁꯤ ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯈꯪꯖꯗ ꯉꯥꯡꯂꯤꯕꯅꯤ꯫ ꯁꯅꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯇꯝꯍꯜꯂꯔꯣꯏ, ꯇꯧꯍꯜꯂꯔꯣꯏ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯅ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯇꯞꯅ ꯋꯥ ꯈꯟꯅꯁꯤ ꯕꯕꯥ, ꯑꯩꯁꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯅꯤꯡꯗꯦ꯫ ꯔꯥꯅꯤꯅ, ꯏꯕꯨꯡꯉꯣ, ꯑꯝꯇ ꯇꯞꯊꯧꯁꯤ, ꯏꯪꯅ ꯍꯥꯏꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯔꯁꯟꯅ, ꯑꯩꯁꯨꯅꯦ, ꯑꯁꯥꯎꯕꯁꯤ ꯌꯥꯝ ꯎꯅꯤꯡꯗꯕꯅꯤ, ꯃꯥꯒꯤ ꯑꯅꯝ ꯀꯟꯕ, ꯍꯥꯏꯅ ꯇꯥꯅꯕ ꯌꯥꯗꯕ ꯑꯃ ꯇꯧꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯣꯝꯊꯣꯛꯇꯨꯅ, ꯑꯩꯗꯤ ꯇꯝꯅꯤ ꯈꯪꯗꯦ꯫ ꯃꯗꯨꯗꯅꯤ ꯑꯩꯅ ꯏꯀꯥꯏꯔꯛꯇꯣꯏꯁꯤ꯫ ꯌꯥꯔꯣꯏ ꯇꯝꯕ, ꯑꯩꯅ ꯁꯤꯟꯅꯅꯤ, ꯑꯇꯣꯞꯄ ꯑꯃꯠꯇ ꯇꯝꯕꯁꯨ ꯌꯥꯔꯣꯏ, ꯆꯠꯄꯩꯁꯨ ꯌꯥꯔꯣꯏ꯫ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯂꯣꯏꯔꯛꯂꯦ, ꯁꯤꯗ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯔꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯝꯅꯤꯡꯗꯦ, ꯅꯪꯅ ꯑꯗꯨꯝ ꯁꯤꯟꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯁꯨꯛꯇꯝ ꯇꯝꯃꯣꯏꯌꯦ꯫ ꯃꯥꯔꯁꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯀꯣꯔꯧꯅ, ꯍꯩ ꯕꯦꯝꯃ, ꯅꯪ ꯋꯥ ꯉꯥꯡꯅꯨꯅꯦ꯫ ꯁꯅꯥ, ꯁꯦ ꯇꯞꯊꯧ, ꯐꯝꯃꯨ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯨꯄꯥꯗꯨꯗꯤ ꯀꯤꯕꯅ ꯇꯨꯃꯤꯟ ꯂꯩ꯫ ꯅꯤꯡꯊꯦꯝꯅ, ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯂꯅꯨ, ꯋꯥꯔꯛꯇꯕꯤ ꯑꯍꯜ ꯂꯃꯟ ꯊꯛꯀꯥ ꯈꯪꯗꯕꯤ ꯌꯥꯝ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯦ ꯃꯇꯤꯛ ꯅꯋꯥꯡꯕ ꯑꯃ ꯇꯧꯔꯛꯄꯗꯨꯗꯤꯗꯣ ꯅꯪꯒꯤ ꯐꯅꯕꯅꯦ ꯍꯥꯏꯔꯤꯁꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯅꯝꯍꯠꯇꯨꯅ ꯊꯝꯕꯗꯨꯗ ꯃꯥ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯕꯨꯁꯨ ꯀꯤꯕꯅ ꯋꯥ ꯉꯥꯡꯗꯦ꯫ ꯃꯥꯔꯁꯟꯅ, ꯑꯅꯝ ꯀꯟꯕ, ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯕ, ꯃꯥꯒꯤ ꯅꯤꯡꯈꯤꯕ ꯑꯃꯗ ꯑꯗꯨꯝ ꯂꯩꯈꯤꯕꯁꯤꯗꯅꯤ ꯑꯩꯅ ꯐꯨꯅꯤꯡꯂꯛꯏꯁꯤ꯫ ꯀꯣꯔꯧ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯗꯦ, ꯃꯥ ꯅꯨꯄꯥꯗꯨꯅ ꯁꯥꯎꯈꯤꯕ ꯄꯥꯝꯗꯕꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯌꯥꯔꯦꯅꯦ ꯇꯞꯊꯧꯅꯦ, ꯏꯄꯥꯅ ꯌꯥꯔꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯍꯜꯂꯣꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯂꯞꯅ, ꯕꯕꯥ, ꯍꯩ, ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯅꯪꯅ ꯑꯩꯁꯦ ꯃꯌꯥꯝꯃꯥꯡꯗ ꯌꯣꯜꯂꯕꯅꯤ, ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯔꯛꯇꯕꯤꯅꯤ ꯍꯥꯏꯗꯅ ꯇꯥꯛꯆꯔꯤ꯫ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯦꯟꯗꯅ,
ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯍꯩ ꯇꯝꯒꯦ ꯍꯥꯏꯖꯕꯅꯤ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯅꯪ ꯅꯤꯡꯊꯦꯝꯗꯨ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯄꯨꯊꯣꯛꯇꯨꯅ ꯇꯦꯕꯜ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯝꯃꯅꯤ 와도 머롤 좀 나가 카나보 와도 따내시 하요 ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯅ ꯌꯦꯡꯉꯤ ꯅꯪꯒꯤ ꯐꯅꯕ ꯉꯥꯡꯂꯒ ꯅꯪꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯔ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯇꯝꯃꯔꯣꯏ ꯆꯠꯂꯔꯣꯏ ꯍꯥꯏꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯤꯡꯊꯦꯝꯕꯨ ꯀꯤꯅ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯍꯥꯞꯆꯤꯟꯕꯤꯌꯣꯕ ꯅꯔꯣꯜ ꯁꯦꯡꯂꯛꯇ꯭ꯔꯕꯗꯤ ꯁꯤꯅ ꯍꯦꯛꯇ ꯃꯊꯧ ꯇꯧꯔꯛꯇꯣꯏꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤ ꯈꯔꯁꯨ ꯀꯤꯒꯟꯕꯅꯤ ꯅꯨꯄꯤꯗꯣ ꯅꯤꯡꯊꯦꯝ ꯃꯈꯥ ꯇꯥꯔꯛꯏ ꯅꯔꯣꯜ ꯆꯨꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯨꯝꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯃꯥꯔꯁꯟ ꯁꯥꯎꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯄꯥꯏꯈꯠꯂꯤ ꯃꯁꯦ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯅꯤꯡꯊꯦꯝꯁꯨ ꯁꯥꯎꯅ ꯅꯣꯡꯃꯩꯗꯨ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯖꯅ ꯌꯥꯝꯕꯣ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯅꯤꯡꯊꯦꯝ ꯅꯣꯡꯃꯩꯗꯨꯅ ꯅꯨꯄꯤꯗꯨꯗ ꯅꯝꯂꯒ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯏꯟꯒꯦꯔꯥ ꯏꯜꯂꯣꯏꯒꯦꯔꯥ ꯌꯥꯔꯦ ꯍꯣꯏ ꯇꯝꯃꯔꯣꯏ ꯑꯗꯣ ꯑꯩ ꯑꯗꯨ ꯀꯤꯌꯦ ꯅꯤꯡꯊꯦꯝ ꯃꯆꯤꯜ ꯕꯥꯜ ꯆꯤꯡꯈꯠꯂꯞ ꯅꯣꯛꯇꯨꯅ ꯍꯥꯏꯕ ꯌꯥꯅꯔꯛꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯃꯊꯧ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯁꯤ ꯈꯪꯅ ꯅꯪ ꯅꯁꯥꯅꯁꯨ ꯆꯠꯆꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯑꯩꯈꯣꯏ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯉꯥꯡꯅꯤꯡꯗꯦ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯀꯣꯂꯦꯖꯁꯤ ꯍꯣꯡꯒꯦ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯀꯣꯂꯦꯖ ꯍꯣꯡꯒꯦ ꯍꯥꯏꯕꯣ ꯅꯃꯥꯟꯅꯕ ꯂꯣꯏ ꯇꯝꯂꯤꯗꯨꯗꯤ ꯆꯍꯤ ꯃꯥꯡꯅꯕꯅꯤ ꯍꯣꯡꯂꯅꯨ ꯌꯥꯔꯤ 이tom ꯆꯠꯆꯒꯦ ꯑꯗꯨꯗꯤ ꯃꯥꯔꯁꯟꯅ ꯀꯔꯤꯒꯤ ꯅꯊꯟ ꯆꯠꯄ ꯌꯥꯔꯣꯏ ꯅꯨꯄꯥꯒꯁꯨ ꯈꯪꯅꯕ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯍꯦꯔꯣꯗꯨꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯑꯇꯩ ꯃꯉꯥꯜ ꯍꯥꯏꯕ꯭ꯔꯥ ꯑꯃꯝꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯁꯨ ꯑꯩꯅ ꯁꯦꯟꯅꯃꯟꯕꯒꯤ ꯅꯪ ꯅꯨꯄꯥ ꯑꯇꯩ ꯑꯃꯠꯇ ꯀꯣꯏꯗ꯭ꯔꯤꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯇꯧꯗꯧ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯈꯪꯉꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ ꯃꯥ ꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯡꯗ ꯅꯤꯡꯊꯦꯝꯁꯨ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯁꯦꯟꯅꯅꯕ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯈꯟꯅꯗꯨꯅ ꯂꯩꯔꯁꯤꯗ ꯅꯪꯅ ꯅꯅꯤꯡ ꯄꯪꯇꯝ ꯇꯝꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯋꯥꯔꯛꯇꯕꯤꯁꯤꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯧꯒꯠꯇꯨꯅ ꯆꯪꯈꯤꯗꯣꯏ ꯇꯧꯏ ꯃꯥ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯀꯣꯔꯧꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅ ꯑꯩ ꯐꯖꯅ ꯐꯝ ꯃꯃꯥ ꯃꯄꯥ ꯉꯝꯕꯒꯤ ꯁꯥꯖꯠꯇꯣ ꯃꯤꯃꯥꯡ ꯊꯣꯛꯂꯛꯀꯅꯨ ꯅꯪꯒꯤ ꯐꯅꯕ ꯃꯌꯥꯝꯅ ꯁꯤꯜꯂꯒ ꯅꯪꯅ ꯑꯣꯟꯈꯠꯇꯅ ꯈꯨꯝꯕ ꯉꯥꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯔꯥꯅꯤꯁꯨ ꯆꯍꯤ ꯅꯧꯔꯤꯕ ꯃꯆꯥꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯀꯩꯅꯣ ꯃꯣꯏꯕꯥ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯅꯆꯥꯁꯤꯅ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯄꯗ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯗꯨꯕꯣ ꯑꯩ ꯅꯪ ꯆꯪꯈ꯭ꯔꯣ ꯅꯪꯅ ꯀꯩ ꯈꯪꯒꯦ ꯍꯥ ꯅꯨꯄꯤ ꯅꯪꯅ ꯀꯩ ꯈꯪꯒꯦꯕ ꯆꯪꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯛꯄ ꯈꯣꯜꯂꯩ ꯈꯣꯟꯗꯥꯗꯨꯗ ꯔꯥꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯪꯅꯕ ꯇꯧꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯒꯤ ꯐꯤꯁꯤꯗ ꯌꯥꯜꯂꯤ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯣꯔꯧꯅ ꯐꯝꯃꯣ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯅꯪ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯛꯄꯒꯨꯝ ꯑꯗꯨꯝ ꯍꯣꯡꯉꯤꯅꯦ ꯅꯪ ꯔꯥꯅꯤ ꯇꯞꯅ ꯅꯪ ꯄꯥꯕꯨꯡꯒ ꯌꯥꯝꯕꯨꯡꯒꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯃꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣꯕ ꯏꯆꯥ ꯊꯣꯏꯕꯤ ꯃꯄꯥꯅ ꯁꯥꯎꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯗꯨꯅ ꯐꯝꯍꯜꯂꯤ ꯃꯤꯅ ꯍꯪꯂꯤꯁꯤꯗ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯅꯨ ꯍꯥꯏꯔꯤꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯥꯊꯕ ꯉꯝꯕꯒꯤ ꯆꯥꯡꯗꯨꯅ ꯂꯥꯟꯈ꯭ꯔꯕꯗ ꯑꯀꯤ ꯑꯈꯪ ꯅꯥꯏꯗ꯭ꯔꯕꯒꯨꯝ ꯈꯨꯝꯃꯤ ꯑꯩ ꯑꯝꯇ ꯌꯥꯕ ꯉꯝꯃꯣꯏ ꯅꯣꯏꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯏꯜꯂꯣꯏ ꯀꯣꯔꯧ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯤ ꯃꯆꯣꯛ ꯄꯛ ꯅꯥꯏꯗꯕꯁꯤꯗꯤ ꯃꯄꯥ ꯑꯃꯅ ꯉꯥꯡꯉꯦ ꯁꯛꯑꯦꯅ ꯑꯀꯤ ꯑꯈꯪ ꯅꯥꯏꯗꯕ ꯅꯔꯝꯆꯠꯇꯨ ꯃꯤꯒꯤ ꯃꯥꯡꯁꯤꯗ ꯎꯠꯂꯤꯕꯅꯤꯅꯦ ꯅꯪ ꯆꯩꯅꯥꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯞꯇꯨꯅ ꯅꯣꯏꯅ ꯑꯩ 12 ꯂꯣꯏꯔꯒ ꯇꯝꯍꯟꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ BSc ꯅꯔꯁꯤꯡ ꯑꯗꯨꯒ ꯀꯣꯂꯦꯖ ꯇꯝꯍꯜꯂꯤ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯤꯟꯕꯗꯣ ꯑꯩ ꯏꯀꯥꯏꯖꯩꯌꯦ ꯃꯀꯣꯛ ꯆꯥꯛꯄ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯥꯗꯤ ꯃꯊꯟꯇ ꯂꯩꯕ ꯀꯩꯗꯧꯒꯦ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯄꯥꯏꯔꯒ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯁꯨ ꯃꯄꯥ ꯑꯩꯒꯤ ꯃꯥꯡꯗ ꯍꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯑꯌꯣ ꯐꯥꯎ ꯍꯥꯏꯗꯦ ꯀꯣꯔꯧꯅ ꯃꯁꯦ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕꯅꯤ ꯃꯤꯅ ꯉꯥꯡꯂꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯅꯤ ꯌꯥꯝ ꯄꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯤ ꯑꯩ ꯁꯨꯛꯂꯩ ꯂꯩꯔꯣꯏꯌꯦ ꯔꯥꯅꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯀꯣꯟꯁꯤꯟꯕꯤ ꯀꯣꯔꯧꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯤ ꯅꯤꯡꯊꯦꯝꯒ ꯃꯥꯔꯁꯟꯒ ꯂꯩꯕꯗꯨꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯔꯧꯅ ꯇꯥꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯁꯅꯥ ꯅꯈꯣꯏꯅ ꯍꯟꯕꯤꯔꯣ ꯑꯩ ꯏꯆꯥꯁꯤ ꯋꯥꯔꯛꯆꯒꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯈꯣꯏꯅ ꯍꯤꯛꯇꯣꯛꯆꯔꯣꯏ
ꯑꯩ ꯏꯆꯥꯁꯤꯕꯨ ꯑꯃꯨꯛꯇ ꯋꯥꯔꯛ ꯋꯥꯇꯦꯝꯖꯒꯦ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩꯗꯨ ꯂꯣꯛ ꯆꯤꯡꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯝꯗꯨꯅ ꯅꯪꯒꯤꯁꯤ ꯇꯁꯦꯡꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯅꯪꯅ ꯑꯗꯨꯛ ꯅꯄꯜ ꯀꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯥꯠꯂꯣꯔꯥ ꯅꯪ ꯍꯥꯠꯇꯣꯛꯑꯝꯕꯗ ꯀꯅꯥꯅ ꯅꯤꯡꯊꯦꯝ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ ꯂꯥꯎꯏ ꯏꯃꯥ ꯔꯥꯅꯤꯁꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯀꯤꯕ ꯃꯁꯛ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯀꯣꯔꯧꯅ ꯇꯥꯏꯕꯨꯡꯉꯣ ꯑꯁꯥꯎꯕꯗꯨ ꯇꯞꯊꯕꯤꯌꯨ ꯑꯩ ꯏꯆꯥꯁꯤ ꯋꯥꯔꯛꯆꯒꯦ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏ ꯌꯧꯕꯤꯌꯨ ꯑꯩ ꯏꯆꯥꯁꯤ ꯌꯥꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯦ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯀꯥꯞꯊꯣꯛꯑꯒꯦ ꯍꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯗ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯄꯥꯕꯨꯡ ꯑꯩ ꯂꯥꯟꯖꯔꯤ ꯅꯤꯡꯊꯦꯝ ꯅꯣꯡꯃꯩꯗꯨ ꯅꯝꯂꯒ ꯌꯥꯝꯕꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯃꯥꯅ ꯌꯥꯗꯕ ꯅꯪ ꯇꯧꯔꯣꯏ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯀꯥꯞꯂꯅꯤ ꯑꯩꯅ ꯄꯥꯕꯨꯡ ꯅꯆꯥ ꯂꯥꯟꯖꯔꯤ ꯅꯪꯒꯤ ꯌꯥꯝꯕꯨꯡꯗ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯕꯨꯡ ꯑꯩ ꯂꯥꯜꯂꯤ ꯅꯤꯡꯊꯦꯝꯅ ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯔꯁꯨ ꯑꯩ ꯌꯧꯔꯛꯂꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯎ ꯑꯃ ꯐꯥꯎꯗꯣꯛꯅꯧ ꯋꯥꯔꯤ ꯁꯥꯔꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯦ ꯃꯃꯥ ꯑꯩ ꯀꯤꯖꯩꯌꯦ ꯔꯥꯅꯤꯁꯨ ꯌꯥꯔꯔꯣꯏ ꯈꯟꯅ ꯆꯥꯊꯣꯏꯕꯤ ꯁꯤ ꯅꯪ ꯌꯥꯝꯕꯨꯡꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯨ ꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯍꯤꯛꯇꯣꯛꯀꯅꯨ ꯋꯥ ꯑꯀꯟꯕ ꯁꯤꯖꯤꯟꯅꯒꯅꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯣꯔꯧꯅ ꯆꯠꯇ꯭ꯔꯤꯕꯣ ꯆꯠꯇ꯭ꯔꯤꯕꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯕꯨ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯄꯤꯗꯨ ꯁꯦꯡꯅ ꯇꯩꯊꯣꯛꯏ ꯇꯞꯅ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯃꯕꯨꯛꯅꯤꯡꯗꯨꯗꯤ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯁꯦꯡꯅ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤ ꯁꯪꯒꯣꯏꯔꯣꯝꯗ ꯂꯥꯛꯇꯨꯅ ꯃꯊꯟꯇ ꯇꯨꯃꯤꯟ ꯐꯝꯃꯤ ꯃꯥꯔꯁꯟꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ ꯃꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯍꯩꯅꯗꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯃꯥꯔꯁꯟ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯗꯨꯅ ꯅꯔꯁꯀꯤ ꯋꯥꯗꯨꯃ ꯁꯨꯄꯟ ꯄꯜꯂꯛꯑꯅꯨ ꯅꯪꯅ ꯃꯄꯥꯟ ꯂꯝ ꯆꯠꯅꯤꯡꯂꯤꯗꯨꯁꯨ ꯑꯩ ꯍꯩꯅꯗꯕꯒꯤꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯄꯨꯝꯅꯃꯛ ꯈꯨꯗꯤꯡꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯪꯕꯨ ꯀꯨꯞꯅ ꯁꯦꯟꯅꯒꯅꯤ ꯌꯦꯡꯁꯤꯟꯒꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯅꯤ ꯍꯥꯏꯗꯨꯗꯤ ꯅꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯅꯨ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯍꯣꯏꯅꯦ ꯇꯨꯀꯠꯆꯕ ꯍꯩꯅꯗꯕ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯁꯦ ꯎꯍꯟꯕꯅꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯅꯪꯅ ꯆꯦꯟꯅꯤꯡꯕ ꯃꯐꯝꯗ ꯆꯦꯜꯂꯨ ꯁꯤꯔꯕꯁꯨ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯆꯤꯡꯊꯔꯒ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯅꯋꯥ ꯂꯧꯗꯦ ꯑꯩ ꯆꯠꯅꯕ ꯇꯤꯀꯦꯠ ꯏꯁꯥꯅ ꯀꯛꯆꯅꯤ ꯅꯣꯏꯗ ꯗꯤꯄꯦꯟ ꯇꯧꯗ꯭ꯔꯁꯨ ꯑꯩ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯃꯤ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯈꯟꯅ ꯂꯥꯛꯀꯅꯨ ꯍꯣꯏ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯅ ꯉꯝꯅꯕ ꯅꯪ ꯁꯦꯟꯅꯅꯤ ꯅꯪ ꯌꯦꯡꯁꯤꯟꯅꯤ ꯋꯥ ꯂꯣꯏꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯔꯤ ꯑꯩ ꯆꯠꯅꯕ ꯇꯤꯀꯦꯠ ꯀꯛꯀꯅꯤ ꯅꯃꯥꯏꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯀꯅꯤ ꯀꯣ ꯅꯪ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯅꯋꯥ ꯂꯧꯗꯦ ꯅꯤꯡꯊꯦꯝꯗꯨ ꯂꯦꯞꯂꯝꯕꯗꯨꯗ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗ ꯈꯪꯂꯦ ꯂꯩꯁꯤꯜꯂꯤ ꯅꯤꯡꯊꯦꯝ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯍꯥꯏꯕꯅꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯌꯥꯝ ꯂꯤꯡꯉꯤꯁꯦ ꯅꯤꯡꯂꯛꯄ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯗꯧꯁꯤ ꯃꯉꯥꯏꯔꯦꯅꯦ ꯌꯥꯝꯕꯣꯡ ꯄꯥꯕꯨꯡꯁꯦ ꯈꯥꯝꯃꯣ ꯁꯦꯕ ꯈꯥꯝꯃꯣ ꯑꯩ ꯈꯪꯗꯦꯀꯣ ꯅꯣꯡꯃꯩꯁꯤꯅ ꯃꯥꯏ ꯀꯥꯞꯁꯤꯟꯖꯔꯛꯁꯅꯤ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯅꯣꯡꯃꯩꯗꯨ ꯄꯥꯏꯔꯒ ꯅꯪ ꯑꯩꯅ ꯁꯥꯎꯕ ꯁꯨꯝ ꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯅꯀꯣꯛꯇ ꯀꯥꯞꯄꯨꯔꯥ ꯅꯈꯨꯠꯇ ꯀꯥꯞꯄꯨꯔꯥ ꯅꯃꯤꯠꯇ ꯀꯥꯞꯄꯨꯔꯥ ꯌꯥꯝꯕꯣꯡ ꯄꯥꯕꯨꯡꯁꯦ ꯈꯥꯝꯕꯤꯌꯨ ꯑꯩ ꯆꯠꯂꯣꯏꯌꯦ ꯄꯥꯕꯨꯡ ꯑꯩ ꯋꯥꯔꯤ ꯉꯥꯛꯁꯟꯅꯈꯤꯒꯦꯕ ꯆꯪꯈ꯭ꯔꯣꯕ ꯅꯤꯡꯊꯦꯝ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯩ ꯅꯣꯡꯃꯩ ꯄꯥꯏ ꯍꯥꯏꯁꯦ ꯍꯦꯛ ꯀꯥꯎ ꯃꯥꯜꯂꯤ ꯃꯔꯨꯁꯦ ꯂꯣꯏ ꯁꯨꯅꯁꯨ ꯌꯥꯎꯔꯤ ꯅꯪ ꯊꯣꯛꯇꯧꯅꯨꯍꯦ ꯅꯪ ꯍꯥꯏꯔꯝꯂꯒ ꯃꯄꯥꯕꯨꯡꯗꯨ ꯆꯪꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯍꯟꯗꯣꯛꯏ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯑꯅꯝꯅ ꯀꯜꯂꯤꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒꯦꯗ꯭ꯔꯗꯤ ꯃꯥꯔꯁꯟ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯍꯌꯦꯡꯗꯩ ꯑꯩꯁꯨ ꯅꯣꯡꯃꯩ ꯑꯃ ꯍꯥꯞꯇꯅ ꯆꯠꯂꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯅꯣꯏ ꯅꯄꯥ ꯅꯆꯥ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯅꯀꯣꯛ ꯆꯥꯛꯄ ꯐꯖꯅ ꯏꯪꯅ ꯍꯥꯏꯕ ꯌꯥꯕꯗꯣ ꯅꯪꯗꯤ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯕ꯭ꯔꯣ ꯑꯅꯝꯗꯣ ꯀꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯨ ꯄꯥꯏꯊꯤꯔꯛꯏꯁꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯥ ꯑꯉꯥꯡ ꯐꯥꯅꯤ ꯈꯜꯂꯤꯗꯣ
ꯏꯀꯥꯏꯗꯅ ꯅꯪꯁꯨ ꯃꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯔꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯐꯥꯒꯤ ꯅꯠꯇꯦ ꯄꯥꯕꯨꯡꯁꯦ ꯊꯦꯝꯃꯨ ꯑꯩꯁꯨ ꯊꯦꯝꯕ ꯉꯝꯃꯣꯏ ꯃꯥꯗꯤ ꯊꯦꯝꯕ ꯌꯥꯗꯕꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯑꯗꯤ ꯅꯥꯗꯣꯏꯁꯦ ꯑꯩ ꯅꯠꯇꯦ ꯁꯤꯈ꯭ꯔꯗꯤ ꯐꯔꯦ ꯅꯪꯒ ꯊꯨꯡꯅꯗꯣꯏ ꯁꯔꯨꯛ ꯁꯤꯔꯁꯨ ꯆꯤꯡꯊꯔꯒ ꯑꯩꯒ ꯊꯨꯡꯅꯍꯟꯗꯣꯏꯅꯤ ꯑꯗꯨ ꯌꯥꯝꯕꯣ ꯀꯩꯅꯣ ꯁꯥꯎꯅꯔꯣꯏꯁꯦ ꯅꯨꯄꯤꯗꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯇꯧꯁꯤꯟꯅꯔꯛꯄꯅꯤ ꯁꯥꯎꯅꯤ ꯑꯩꯗꯤ ꯁꯥꯎꯅꯤ ꯄꯥꯕꯨꯡꯒ ꯕꯕꯥꯒꯗ ꯐꯖꯅ ꯍꯥꯏꯕꯤꯌꯣꯕ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯣꯟꯊꯣꯛꯈꯤꯕꯗ ꯊꯣꯛꯄ ꯑꯃ ꯇꯧꯔꯣ ꯅꯈꯣꯡꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯈꯜꯗ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯍꯣꯏꯕ ꯇꯧꯔꯣꯏꯕ ꯃꯥꯔꯁꯟ ꯑꯄꯪꯕ ꯃꯤ ꯅꯠꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯒꯥꯔꯤꯗ ꯐꯝꯅ ꯐꯝꯅ ꯂꯝꯕꯤꯗ ꯌꯦꯡꯗꯨꯅ ꯌꯥꯝꯕꯣ ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯦ ꯑꯩ ꯂꯝ ꯍꯦꯜꯂꯔꯣꯏꯕ ꯅꯣꯏꯅ ꯍꯥꯏꯕ ꯌꯥꯒꯦꯕ ꯁꯦ ꯑꯩ ꯌꯨꯝ ꯊꯤꯜꯂꯣ ꯃꯥꯔꯁꯟ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯇꯨꯃꯤꯟꯐꯝ ꯌꯨꯝꯗ ꯁꯣꯏꯗꯅ ꯊꯤꯟꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯅ ꯃꯐꯝꯗꯨ ꯌꯧꯔꯛꯇꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯥꯔꯁꯟ ꯃꯥꯒ ꯂꯣꯏꯅꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯄꯨꯟꯗꯨꯅ ꯃꯤ ꯑꯃꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯑꯣꯠꯂꯤꯕ ꯃꯑꯣꯡꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯄꯥꯈꯠꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤꯅꯕ ꯇꯧꯔꯛꯏ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯃꯈꯨꯠꯇꯨ ꯁꯠ ꯐꯥꯗꯨꯅ ꯁꯥꯎꯔꯞꯅ ꯍꯩ ꯉꯥꯏꯈꯣ ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯇꯣꯏ ꯇꯧꯔꯤꯁꯤ ꯀꯥꯏꯗꯅꯣ ꯌꯥꯝꯕꯣ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕꯤꯂꯛꯇ꯭ꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯐꯠꯇꯦꯕ ꯃꯤꯁꯦ ꯁꯤꯕ ꯇꯥꯔꯦ ꯌꯥꯝ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕ ꯌꯥꯝꯕꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯍꯦꯟꯖꯤꯜꯂꯗꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯒꯤ ꯃꯈꯨꯠ ꯀꯟꯊꯠꯅꯕ ꯍꯣꯠꯅꯗꯨꯅ ꯊꯥꯗꯣꯏ ꯈꯨꯠꯁꯦ ꯊꯥꯗꯣꯏ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯂꯩ ꯅꯪꯒꯤ ꯑꯣꯛꯇꯕ ꯁꯥ ꯉꯥꯒꯤ ꯂꯝꯆꯠꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯛꯀꯅꯨ ꯁꯥ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯒꯗꯕ ꯅꯠꯇꯦ ꯀꯔꯤ ꯑꯣꯛꯇꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯛꯏ ꯅꯨꯄꯤꯗꯨ ꯀꯤꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯛꯏ ꯃꯉꯣꯟꯗ ꯐꯨꯕꯒꯤ ꯀꯤꯕꯒꯤ ꯅꯠꯇꯦ ꯃꯥꯡꯗ ꯎꯔꯝꯕ ꯅꯨꯄꯥꯗꯨ ꯃꯤꯀꯨꯞꯇꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯝꯕꯗꯨ ꯂꯩꯔꯤꯕꯁꯤꯡꯗꯨ ꯁꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯅꯤ ꯃꯥ ꯅꯨꯄꯥꯗꯨꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯃꯥꯔꯁꯟꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯆꯪꯁꯤꯟꯈꯤꯒꯦ ꯇꯧꯏ ꯃꯉꯥꯎ ꯊꯤꯕꯤ ꯂꯝꯍꯦꯟꯕꯤ ꯑꯅꯝ ꯀꯟꯕꯤ ꯃꯥꯒꯤꯁꯨ ꯊꯃꯣꯏꯗ ꯑꯊꯣꯠꯄ ꯃꯤꯅꯨꯡꯁꯤꯒꯤ ꯃꯐꯝ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯦ ꯃꯥꯔꯁꯟ ꯁꯟ ꯅꯨꯄꯤꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯔꯤꯕꯗꯨ ꯐꯥꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯁꯥꯁꯤꯒꯤ ꯃꯅꯥꯛ ꯆꯪꯒꯦ ꯇꯧꯔꯤꯗꯨꯅ ꯂꯩꯁꯤ ꯍꯟꯕꯤ ꯁꯥꯎꯔꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯅꯪ ꯅꯤꯁꯥꯗꯤ ꯃꯤ ꯅꯠꯇꯤꯌꯦ ꯃꯥꯅ ꯐꯅ ꯑꯁꯣꯏꯕ ꯇꯧꯔꯝꯂꯁꯨ ꯃꯤꯕꯨ ꯑꯁꯨꯛ ꯇꯥꯊꯤꯕ ꯍꯧꯅꯗꯤꯌꯦ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅꯅꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯌꯥꯝꯕꯣ ꯌꯥꯝꯕꯣꯒꯤ ꯃꯤꯁꯤꯡꯁꯦ ꯈꯥꯝꯖꯤꯜꯂꯨ ꯅꯨꯄꯥꯁꯤꯒꯤ ꯊꯋꯥꯏꯗꯗꯤ ꯀꯜꯂꯨ ꯌꯥꯝꯕꯣ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅ パイꯗꯨꯅ ꯃꯥꯔꯁꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯁꯤ ꯅꯪ ꯑꯩꯅ ꯀꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯗꯦ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦ ꯃꯥꯔꯁꯟ ꯁꯥꯎꯅ ꯍꯩ ꯂꯥꯎꯒꯅꯨ ꯌꯥꯝꯕꯣ ꯃꯥꯔꯁꯟ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯔꯒ ꯂꯝꯍꯦꯟꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯌꯦꯠꯄ ꯊꯤꯡꯕ ꯇꯧꯔꯛꯂꯕꯗꯤ ꯃꯁꯤ ꯉꯥꯛꯇꯅꯤ ꯈꯪꯉꯕ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯀꯤꯖꯃꯟꯕꯒ ꯃꯉꯣꯟꯗꯁꯨ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯁꯤꯒꯨꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯄꯥꯈꯠꯆꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯅꯨꯃꯤꯠꯇꯨ ꯃꯥꯔꯁꯟꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯝꯕꯒ ꯃꯥ ꯋꯥ ꯏꯉꯥꯡꯉꯥꯡꯗ ꯃꯁꯥꯒꯤ ꯀꯥꯗ ꯂꯩꯈ꯭ꯔꯦ ꯎꯈ꯭ꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯑꯣꯏꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡ ꯑꯀꯤꯕ ꯄꯣꯛꯂꯛꯏ ꯃꯥꯔꯁꯟ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯈꯟꯗꯨꯅ ꯁꯥ ꯑꯃꯒꯨꯝ ꯍꯤꯡꯂꯤꯕ ꯃꯍꯤꯡꯗꯨꯗ ꯃꯥ ꯁꯦꯡꯅ ꯃꯈꯣꯏꯒ ꯅꯛꯅꯅꯤꯡꯗ꯭ꯔꯦ ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯃꯥ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯖꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯤ ꯀꯔꯤꯒꯤꯁꯨ ꯀꯤꯖꯔꯣꯏ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯕꯨ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯣꯠꯂꯤꯕ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯐꯥꯎ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯑꯗꯨꯛ ꯁꯥ ꯑꯃꯒꯨꯝ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯥꯗꯨꯕꯨ ꯍꯦꯟꯅ ꯍꯩꯅꯗꯕ ꯌꯥꯅꯤꯡꯗꯕ ꯄꯥꯝꯖꯗꯕ ꯍꯦꯜꯂꯛꯂꯕꯅꯤ
ꯅꯍꯥꯟ ꯃꯥꯔꯁꯟꯅ ꯎꯠꯈꯤꯕ ꯑꯣꯏꯈ꯭ꯔꯤꯕ ꯃꯇꯧ ꯃꯌꯥꯝꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯃꯃꯥꯗ ꯅꯨꯄꯥꯗꯨꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏ꯫ ꯀꯣꯔꯧꯗꯤ ꯃꯥꯔꯁꯟ ꯍꯣꯏꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯕꯨꯡꯉꯣ ꯁꯅꯥꯗꯣ ꯑꯩꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ꯫ ꯃꯃꯥ, ꯅꯪ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥ ꯌꯥꯝꯅ ꯇꯥꯏ꯫ ꯍꯦꯔꯥ, ꯏꯕꯦꯝꯃꯅ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯡ ꯅꯤꯅꯤꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯊꯣꯛꯇꯅ ꯂꯩꯔꯤ ꯌꯦꯡꯉꯨ꯫ ꯔꯥꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯦꯝꯃ ꯁꯦ, ꯅꯪꯒꯤ ꯋꯥꯗꯣ ꯀꯔꯤꯅꯣ? ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨꯁꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯄꯥꯅ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯇꯝꯖꯩ꯫ ꯃꯥ, ꯌꯥꯝꯕꯨꯡꯒ ꯃꯣꯏ ꯅꯨꯄꯤ ꯑꯍꯨꯝꯒꯅ ꯃꯤꯗꯨꯗ ꯇꯧꯕꯗꯣ ꯑꯩ ꯃꯤꯠꯅ ꯎꯔꯛꯑꯕꯅꯤ꯫ ꯀꯣꯔꯧꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯗꯕꯅ, ꯏꯕꯨꯡꯉꯣꯗꯣ ꯃꯥꯅ ꯌꯥꯗꯕ ꯃꯤꯗꯤ ꯌꯥꯝ ꯁꯥꯎꯕꯅꯤ꯫ ꯈꯔ ꯐꯨ ꯆꯩꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯇꯝꯅꯅ ꯐꯥꯔꯒ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯅꯪꯅ ꯅꯨꯄꯥꯗꯣ ꯄꯥꯝꯗ꯭ꯔꯒ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯃꯥꯅ ꯉꯥꯡꯕ ꯁꯨꯝ ꯊꯥꯖꯔꯛꯇ꯭ꯔꯕꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯗꯤ ꯀꯣꯛꯇꯣ ꯁꯦꯜꯒꯤ ꯋꯥꯈꯜꯅ ꯍꯥꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯥꯏ ꯊꯥꯖꯗꯣꯏꯅꯣ? ꯑꯩ ꯅꯪꯅ ꯉꯥꯡꯕ ꯊꯥꯖꯅꯤꯡꯗꯦꯅꯦ꯫ ꯀꯣꯂꯦꯖꯀꯤ ꯋꯥꯊꯣꯛ ꯑꯃ ꯀꯨꯞꯁꯤꯟꯈ꯭ꯔꯤꯕꯗꯨ ꯀꯅꯥꯅꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯥꯅ ꯊꯣꯛꯍꯟꯕ ꯋꯥꯊꯣꯛꯇꯤ ꯃꯁꯥꯅ ꯀꯨꯞꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯀꯣꯔꯧꯁꯨ ꯀꯪꯌꯦꯠ ꯍꯦꯛꯇ ꯌꯦꯠꯂꯤ꯫ ꯃꯥꯒꯤ ꯏꯖꯠ ꯀꯌꯥ ꯃꯥꯡꯈꯤ ꯍꯥꯏꯗꯨꯗꯤ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯌꯨꯝꯁꯤꯗ ꯈꯔ ꯆꯥ ꯈꯔ ꯊꯛ ꯇꯧꯔꯒ ꯄꯪꯂꯩ ꯂꯩꯕ, ꯀꯣꯂꯦꯖ ꯈꯔ ꯀꯥꯔꯒ ꯂꯩꯕꯗꯨꯅ ꯀꯔꯥꯏꯗꯩ ꯈꯪꯂꯅꯤ? ꯕꯕꯥꯗꯧꯅ ꯑꯩꯗꯤ ꯃꯤꯒꯤ ꯃꯆꯨꯝ ꯆꯥꯗꯦ꯫ ꯑꯩꯁꯨ ꯃꯥꯒꯨꯝꯕ ꯍꯨꯔꯥꯟꯕ ꯗꯥꯀꯨꯗꯤ ꯄꯥꯝꯗꯦ꯫ ꯀꯣꯔꯧꯗꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ꯫ ꯍꯣꯏ, ꯃꯆꯨꯝ ꯆꯥꯕ ꯅꯄꯥꯅꯅꯤ ꯅꯪꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯏꯁꯦ, ꯈꯪꯂꯕ꯭ꯔꯥ? ꯐꯅ ꯁꯥꯎꯅꯤꯡꯉꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯤꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯆꯪꯂꯛꯄ ꯎꯕꯗ ꯏꯄꯥ ꯄꯥꯈꯠ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯤ꯫ ꯃꯥꯔꯁꯟ ꯆꯪꯂꯛꯇꯨꯅ, ꯍꯩ, ꯉꯥꯏꯈꯣꯗꯪ, ꯑꯩꯅ ꯃꯤ ꯑꯣꯠꯅꯩ ꯍꯥꯏꯗꯥꯏꯅꯦ? ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯖꯤꯗꯨ ꯄꯥꯏꯗꯨꯅ ꯂꯩ꯫ ꯀꯣꯔꯧ ꯃꯥꯔꯁꯟꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ ꯁꯅꯥ, ꯅꯆꯜꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯃꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯣꯏꯗꯕ ꯈꯔ ꯍꯥꯏꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯪ ꯁꯥꯎꯅꯨ꯫ ꯔꯥꯅꯤꯗꯤ ꯃꯇꯧꯗꯨꯗ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃꯁꯤ ꯈꯔ ꯃꯉꯥꯎ ꯊꯤꯕꯅꯤ꯫ ꯃꯥꯗꯤ ꯑꯉꯥꯡꯅꯤ꯫ ꯃꯥꯔꯁꯟ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇ, ꯕꯕꯥꯒꯤ ꯕꯤꯜꯒꯤꯗꯣ ꯄꯩꯁꯥ ꯆꯪꯂꯛꯄ ꯍꯧꯔꯛꯑꯅꯤ ꯍꯥꯏꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯏ꯫ ꯃꯃꯥ, ꯆꯠꯍꯟꯈ꯭ꯔꯣꯕ, ꯑꯍꯥꯎꯕ ꯃꯆꯥꯁꯦ ꯍꯥꯏꯔꯒ꯫ ꯃꯃꯥꯗꯨ ꯋꯥ ꯍꯥꯏꯒꯦ ꯈꯟꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯔꯁꯟꯅ ꯇꯥꯞ ꯑꯣꯛꯏ꯫ ꯃꯥ, ꯑꯩ ꯑꯕꯦꯝꯃꯒ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯒꯦ, ꯀꯨꯏꯔꯣꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯁꯠ ꯈꯨꯝꯃꯤ꯫ ꯑꯩ ꯊꯕꯛ ꯂꯩꯌꯦ꯫ ꯀꯩ ꯊꯕꯛ ꯅꯪꯗꯤ? ꯊꯕꯛꯀ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯁꯤ, ꯑꯩꯒꯤꯁꯦ ꯑꯔꯨꯕꯅꯤ꯫ ꯀꯣꯔꯧ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯕꯦꯝꯃ, ꯆꯠꯃꯤꯟꯅꯔꯨꯔꯁꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯨ, ꯆꯨ꯫ ꯀꯣꯂꯦꯖꯀꯤ ꯑꯦꯁꯥꯏꯟꯃꯦꯟ ꯁꯤꯟꯗꯧ ꯂꯩ, ꯍꯌꯦꯡ ꯄꯤꯗꯣꯏꯅꯤ꯫ ꯔꯥꯅꯤꯅꯁꯨ ꯅꯨꯄꯥꯗꯨꯒꯤ ꯑꯅꯝ ꯀꯟꯕꯗꯨ ꯈꯪꯅ, ꯕꯦꯝꯃ ꯁꯤ, ꯅꯪꯒꯤ ꯑꯃꯨꯛꯒ ꯁꯠ ꯆꯠꯃꯤꯟꯅꯔꯨꯔꯣ, ꯑꯗꯨꯒ ꯃꯥꯏ ꯊꯤꯟꯖꯔꯛꯑꯁꯅꯤ꯫ ꯏꯕꯨꯡꯉꯣ, ꯃꯥꯒꯤꯁꯨ ꯊꯕꯛ ꯂꯩ ꯍꯥꯏ, ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯑꯩꯅ ꯆꯤꯡꯂꯒ ꯄꯨ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯊꯟꯇ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯣꯏꯔꯔꯣꯏ ꯈꯪꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯅ ꯊꯣꯛꯈ꯭ꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯥꯈ꯭ꯔꯤ꯫ ꯃꯥꯔꯁꯟꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯀꯥꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯁꯝꯃꯤ꯫ ꯃꯈꯨꯠ ꯁꯝꯂꯛꯄꯗꯨꯗ ꯍꯩꯅꯗ ꯀꯟꯊꯣꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯔꯁꯟꯅ ꯄꯨꯔꯛꯄ ꯃꯐꯝꯗꯨ ꯌꯧꯔꯤ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯁꯝꯃꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ, ꯀꯥꯏꯗꯅꯣ? ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦ, ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯄ ꯍꯧꯔꯤ꯫ ꯃꯥꯒꯤ ꯕꯤꯜꯗꯤꯡꯗꯨꯗ ꯃꯄꯥꯟꯗ ꯑꯔꯪꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯃꯥꯜꯂꯕꯁꯨ ꯃꯅꯨꯡꯁꯤꯗ ꯇꯧꯔꯝꯂꯤꯕ ꯑꯣꯏꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯥꯔꯁꯟ ꯋꯥ ꯉꯥꯡꯗ ꯇꯞꯅ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯟ ꯈꯔ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯇꯥꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯞ ꯇꯧꯅ, ꯌꯥꯝꯕꯣ, ꯑꯩ ꯃꯇꯨꯡ ꯍꯥꯏꯗꯣꯛꯑꯔꯣꯏꯌꯦ, ꯀꯥꯏꯗꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯌꯥꯎꯔꯤ, ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯥꯗ ꯐꯥꯖꯤꯟꯗꯨꯅ ꯐꯨꯗꯨꯅ ꯊꯝꯂꯤꯕ ꯂꯥꯛꯅꯗꯨꯅ ꯊꯝꯂꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯍꯜꯂꯛꯏ꯫ ꯃꯥꯔꯁꯟ ꯃꯈꯨꯠ ꯊꯤꯟꯗꯨꯅ, ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯩꯅꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ꯫
ꯃꯇꯨꯁꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯏ ꯅꯨꯄꯥꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯏ ꯂꯝ ꯍꯦꯜꯂꯕ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯃꯌꯥꯝꯗ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯁꯨ ꯈꯪꯖꯤꯜꯂꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯌꯦꯡꯗꯨꯅ ꯏꯌꯥꯝꯕꯣꯛ ꯍꯜꯂꯁꯦꯕ ꯑꯩ ꯀꯤꯖꯩꯌꯦ ꯌꯦꯡꯉꯨ ꯅꯪꯁꯨ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯅꯕ ꯃꯤꯀꯞ ꯈꯣꯜꯗꯨ ꯇꯥꯕ ꯉꯝꯗꯕꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯀꯞꯀꯗꯧꯔꯤ ꯏꯌꯥꯝꯕꯣꯛ ꯐꯨꯔꯤꯠꯁꯦ ꯂꯦꯞꯍꯜꯂꯣ ꯂꯝ ꯍꯦꯜꯂꯗꯤ ꯁꯤꯅꯤ ꯆꯩ ꯆꯥꯖꯁꯅꯨ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯜꯂꯁꯦ ꯉꯥꯏꯈꯣ ꯈꯔ ꯋꯥꯠꯂꯤ ꯂꯣꯏꯔꯒ ꯆꯠꯂꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯆꯠꯇꯨꯅ ꯌꯦꯡꯍꯜꯂꯤ इहिंग हिंगना लेरंबा नुपादु उबदा मार्शन नुपीदुगी मखुत थादोक्तुना नाकंद लेरिबे एसिड पाइदुना हाइजिल्ली माना माइ ओंथोरकपदा नुपीदु लेरंद्रे मीदी वातना ले मार्शन मीदा हंगनिंगबा पोक्ते नुपीदुसु का अमगे काचिंदा मसादु तासिंदुना सोर फावबा मखोन थोखिनि खन मखुतुना मचिंदु खुमजिंदुना लोटली मसादु निकपगा हुमांगना लुपलबनी ओरिबा सिंगसी मंग ओहनबियो हाइना हंजिन हंजिन मबुकनिंगदा ताइबंग सेंबा मपु माबु खुरुमजै मार्शन नुपीदुगी मांग ओइरा फमथरक्तुना हलसिलो लैसी हेनबी मिटमांगदा तौरिबा मतौसिंगदुदा नुपादबु कीना येंगी सिगुम्बसिदा नंगना कीगदबा नते अबेमा मियोइबा ओइना पोक्लदी थौना लैनि हिंदौनी ओइरोइदबा मयामसिदना कोक्तौ चुसिलगा लैनो नुपीदु खोंजेल निकली पाखतबा कीबा हेनमनबना ngangliba wadusu singna haiba ngamdre ai ngodasu sumai tawdoira ai kisaye hey kikan khre nang sidi mara lairadi sumainda dipigadabani moidi laknara ga hatgadabani nupi moiraga nangna dumai tawradi yararoi marshan nupidu singna kire khangi karamna di kiroi marshan nupidu gi mangda asawba sapham lochenduna nupidu gi makokta tapna nanthabiduna से चलसिलो नंग याम कीरा माले ngасaigido lalaga chatpa engam do mate makhondusu taba hinade lau ai pomge yamung yaurishidi nangonda kanamtana kashido bangamoi laisi henbi acid manam do phawbaga nupa du sengna hainaraktre makhuna khazi into e aina ga chatmina bahinade mose thajilaktana aiga natana kanaga chatke haibano nang ai ithan chachage थरकनी नंग अइना फजना हाइरिकाने जसिलो थेंगबनी नंगसु थबक लै हाइदाइने यारे मार्शन नुपीदुगी मखुत ता पाइरगा चिंगदुना पुई नुपीदु नुपादुबु कीबना यादबदी तौदे अदुबु लाइबक थीबा हाइगद्रा नुपा म चंगसिलक्तुना सर कैदौरे रूम नंबर 29 नमता नंग अंगांग से आई ऑफिस दा फमलमो अदो नंगा लेमिनागदो मपानदा लेपो नुपीदु अमुबा ngakta laitengba nupaduda munna yengi mamaidusu upsinbana ka hena udi asangba masamduga akiba po iyengbada marshan bu phana hainade hairasu hanadagi kharam masa khangnaba loinaba oibana laisi henbi nupadui makhuta yali jatkino haibagum marshan su nupidugi mataududa कैदौरे बेमा नंग लेरंबा तले हाइरो ai moi loina kije hainade yambungi rakta laini natraga ai hana mapan pau thinbiyo aduga yambung amuk chalo hangat hanat kumbada ai tale nang mapan da earpiece thingjilaga isai taramo laisi henbi makok haiduna tale कैदौ हाइबनो ai ayam thilo minute manga khagloge khoirui laisi henbina office da phamla mu yada baduda makhoi punna lakminai marshan mapanda nupi du namdana lehalaga changkhri thongdo makti lonchinde nupi du lehobana moina marang taunaringai tauriba mayam du laisi hen below na video nami marshan so mana pharapa nupado minungsi yauda mamai mamit khangda phuba net patawduna laknari nupado butam thina makut pe na puram duna thoglakpada laisi hen bina phone thangatuna namlibada uri kainang doriduna laisi henbi phondu sat muthatuna tungda lotlaga kaishunate marshan chingnaraduna phondu munnaba tawbi laisi henbi su pidanaba mui adubu pangalda nupa mane henbana namduna munkre laisi henbi kibana
ꯀꯥ ꯑꯃꯗ ꯇꯨꯡꯍꯟꯗꯨꯅ ꯆꯪꯁꯤꯜꯂꯤ ꯃꯥꯔꯁꯟ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯋꯥꯜꯗ ꯂꯪꯁꯤꯟꯗꯨꯅ ꯊꯨꯒꯥꯏ ꯁꯣꯔꯗꯨꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯅꯤ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯕꯒ ꯅꯨꯄꯤꯗꯨꯅ ꯆꯪꯈꯤꯕ ꯀꯥꯗꯨꯗ ꯂꯥꯛꯇꯨꯅ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯔꯛꯀꯅꯤꯁꯤ ꯈꯪꯗꯕ꯭ꯔꯥ ꯏꯌꯥꯝꯕ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯐꯠꯇꯦ ꯀꯅꯥꯅ ꯑꯩꯈꯣꯏ ꯐꯩ ꯍꯥꯏꯒꯦ ꯑꯁꯨꯝ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯅꯣ ꯃꯆꯥ ꯃꯆꯥ ꯈꯔꯁꯤ ꯎꯔꯒ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯑꯣꯏꯕꯗꯤ ꯅꯪꯅ ꯃꯪꯗ ꯃꯪꯒꯅꯨ ꯃꯤꯍꯥꯠꯄ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯩꯗꯧ ꯅꯠꯇꯦ ꯑꯣ ꯅꯪ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦꯗꯅ ꯂꯧ ꯆꯠꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯃꯁꯥꯗꯨ ꯃꯅꯤꯡꯍꯜꯂꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯊꯥꯡ ꯃꯆꯥꯗꯨ ꯎꯗꯨꯅ ꯄꯥꯏꯈꯠꯂꯤ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩ ꯏꯇꯣꯝꯇ ꯁꯤꯅꯤ ꯃꯤ ꯂꯦꯜꯂꯨꯕꯒꯤ ꯊꯥꯡꯗꯨ ꯄꯥꯏꯒꯅꯨ ꯏ ꯇꯩꯔꯤꯗꯨ ꯎꯗ꯭ꯔꯥ ꯏꯌꯥꯝꯕ ꯅꯪ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩ ꯏꯇꯣꯝ ꯁꯤꯖꯅꯤ ꯊꯣꯛꯇꯧꯅꯣ ꯕꯦꯝꯃ ꯆꯠꯁꯤ ꯂꯦꯞꯂꯤꯗꯨꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯍꯜꯂꯤ ꯈꯪꯉꯨ ꯃꯥꯔꯁꯟ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯈ꯭ꯔꯤ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯇꯧꯅꯣ ꯕꯦꯝꯃ ꯑꯩ ꯊꯣꯛꯑꯦ ꯑꯗꯨꯝ ꯇꯧꯅꯨ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯉꯝꯈꯤꯅꯤ ꯈꯪꯉꯤ ꯃꯥꯅ ꯈꯖꯤꯛ ꯍꯦꯟꯖꯤꯜꯂꯨꯕꯗ ꯍꯧꯖꯤꯛ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯌꯣ ꯍꯥꯏꯒꯦ ꯂꯧ ꯍꯥꯏꯖꯤꯟꯅꯔꯝꯂꯒ ꯁꯠꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡꯗꯨ ꯃꯨꯟꯈ꯭ꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯥꯡ ꯃꯨꯟꯈꯤꯕꯗꯨꯗ ꯊꯛꯀꯠꯅ ꯌꯦꯡꯂꯛꯏ ꯃꯥꯔꯁꯟ ꯐꯣꯔ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯣꯏ ꯈꯟꯅ ꯍꯣꯏ ꯃꯥꯡ ꯊꯧꯖꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯍꯥꯠꯂꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯍꯟꯗꯅ ꯈꯥ ꯊꯥꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩꯌꯦ ꯃꯥꯔꯁꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯄꯝꯈꯠꯈ꯭ꯔꯦ ꯁꯦꯡꯅ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯗꯨꯅ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯀꯨꯝꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯣꯔ ꯐꯥꯎ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯨꯕꯨ ꯐꯅ ꯎꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯨꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯊꯧꯕꯁꯨ ꯍꯧꯔꯛꯂꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯇꯞꯂꯞꯅ ꯑꯕꯦꯝꯃ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ ꯃꯁꯥꯗꯨ ꯊꯣꯡꯂꯣꯝꯗ ꯁꯨꯞꯆꯤꯟꯗꯨꯅ ꯐꯝꯂꯤꯕꯅꯤ ꯅꯛꯁꯤꯟꯕ ꯀꯤꯗꯨꯅ ꯃꯥꯔꯁꯟꯁꯨ ꯇꯞꯂꯞꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯕꯅꯦ ꯑꯕꯦꯝꯃ ꯑꯐꯕ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛ ꯅꯠꯇꯦ ꯐꯠꯇꯕ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯉꯥꯛ ꯅꯠꯇꯦ ꯑꯩ ꯑꯇꯩ ꯀꯔꯤꯝ ꯈꯪꯗꯦ ꯉꯁꯤ ꯎꯍꯜꯂꯤꯕ ꯅꯪꯒꯤ ꯁꯛꯇꯝꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ ꯑꯩꯉꯣꯟꯗ ꯎꯕ ꯃꯥꯔꯁꯟ ꯃꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯛꯄ ꯌꯥꯏ ꯍꯥꯏꯁꯦ ꯅꯪ ꯈꯪꯗꯦꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯅꯪ ꯄꯣꯏꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯀꯤꯅ ꯌꯦꯡꯂꯒ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯕꯗꯨꯅ ꯅꯨꯡꯁꯤꯕ ꯈꯛ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯇꯨꯗꯤ ꯅꯪ ꯈꯪꯗꯦ ꯉꯁꯥꯏ ꯅꯪꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯌꯥꯟꯕꯗꯣ ꯃꯕꯨꯛꯇꯁꯨ ꯑꯩ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩ ꯃꯗꯨ ꯃꯌꯥꯝꯗꯣ ꯎꯅꯕ ꯈꯪꯅꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯕꯅꯤ ꯌꯦꯡꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯇꯝꯊꯤꯔꯤꯕ ꯃꯥꯅ ꯐꯅ ꯁꯣꯏꯗꯨꯅꯁꯨ ꯌꯥꯝꯕꯣꯡ ꯅꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯣ ꯅꯁꯥꯗ ꯃꯆꯦꯠ ꯑꯃꯗ ꯄꯣꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅꯅꯤ ꯅꯀꯣꯛꯇꯨꯗ ꯈꯜꯂꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯉꯥꯛꯄꯤꯕ ꯂꯣꯏꯅ ꯍꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯗꯨꯝ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯂꯝ ꯍꯦꯜꯂꯗꯤ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯦꯟꯗꯕꯗꯣ ꯑꯩꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯅ ꯍꯥꯏꯕꯒ ꯌꯥꯗ꯭ꯔꯕ ꯅꯪ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯣꯂꯦꯖꯀꯤ ꯍꯦꯔꯣ ꯃꯥꯟꯕꯗꯨꯁꯨ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯇꯕꯒꯤ ꯃꯈꯨꯠ ꯈꯛ ꯊꯨꯗꯦꯛꯈꯤꯕꯅꯤ ꯍꯦꯜꯂꯝꯂꯕꯗꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯕ ꯐꯥꯎꯔꯁꯨ ꯁꯥꯎꯅꯤꯡꯕꯅ ꯈꯨꯝꯂꯛꯏ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯉꯛꯆꯥꯎ ꯊꯦꯛꯀꯅꯨ ꯅꯪ ꯈꯛꯅ ꯅꯈꯨꯠ ꯅꯈꯣꯡ ꯄꯥꯟꯕ ꯅꯠꯇꯦ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯗꯣ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯃꯤꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯂꯝꯕꯁꯨ ꯌꯥꯔꯣꯏ ꯃꯃꯥꯒ ꯕꯕꯥꯒ ꯈꯛꯇ ꯍꯥꯏꯕꯗꯨꯕꯨ ꯑꯇꯩꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯐꯔꯦ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯒꯦ ꯉꯁꯥꯏ ꯃꯐꯝꯗꯨ ꯑꯣꯏꯗꯤ ꯇꯜꯂꯤ ꯅꯠꯇꯦ ꯁꯤꯅ ꯑꯃꯅꯤ ꯌꯥꯃꯨꯡꯅ ꯊꯟ ꯆꯠꯂꯣ ꯃꯤꯅ ꯐꯥꯈ꯭ꯔꯗꯤ ꯅꯪ ꯌꯥꯎꯔꯗꯤ ꯈꯔ ꯐꯩ ꯇꯧꯕꯅꯤ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯇꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯈꯨꯐꯝꯗꯨꯗ ꯃꯥꯔꯁꯟ ꯁꯥꯎꯔꯞ ꯌꯦꯡꯗꯨꯅ ꯀꯔꯤ ꯈꯨꯕꯝꯅꯣ ꯁꯦꯠ ꯍꯦꯛ ꯊꯥꯔꯛꯄ ꯌꯥꯝ ꯄꯛꯇꯕ꯭ꯔꯥ ꯑꯃꯨꯛ ꯑꯩ ꯅꯪꯉꯣꯟꯗ ꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯐꯖꯅ ꯐꯝꯕ ꯑꯝꯇ ꯌꯧꯗꯣꯔꯕꯅꯤ ꯂꯝꯍꯥꯡꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯁꯅꯤ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯣ ꯀꯩ ꯂꯩ ꯍꯥꯏꯕꯅꯤ
ꯅꯪꯗꯩꯗꯤ ꯀꯩꯅ ꯍꯦꯟꯅ ꯐꯩ ꯅꯣꯡꯃꯩꯁꯤꯗ ꯑꯣꯏꯅ ꯀꯥꯞꯂꯛꯀꯅꯤ ꯅꯪ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯟꯗꯛꯇꯤ ꯐꯖꯅ ꯆꯨꯝꯅ ꯐꯝꯃꯤ ꯑꯅꯤꯗꯨ ꯃꯐꯝ ꯑꯃ ꯌꯧꯔꯤ ꯐꯨꯔꯥꯑꯣꯏ ꯀꯩꯑꯣꯏ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯣꯡꯐꯝ ꯑꯃꯒꯤ ꯃꯅꯥꯛꯀꯤ ꯂꯝꯕꯤꯗꯨꯗ ꯈꯥꯝꯂꯛꯏ ꯃꯥꯔꯁꯟ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯂꯥꯛꯑꯣ ꯀꯨꯝꯂꯣ ꯃꯥꯔꯁꯟ ꯃꯈꯨꯠꯇ ꯔꯣꯁ ꯕꯨꯀꯦ ꯑꯃ ꯄꯥꯏꯔꯤꯕꯗꯨ ꯅꯨꯄꯤꯗꯨꯗ ꯇꯞꯅ ꯄꯤꯔꯛꯏ ꯁꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯧꯏ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯃꯥꯔꯁꯟꯅ ꯃꯣꯡꯐꯝꯁꯤꯗ ꯂꯩꯗꯨ ꯀꯜꯂꯣ ꯑꯕꯦꯝꯃ ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯣꯡꯐꯝꯗꯨꯗ ꯂꯩꯗꯨ ꯊꯝꯃꯤ ꯃꯣꯡꯐꯝꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯔꯁꯟꯅ ꯍꯥꯏꯌꯨ ꯏꯆꯦꯝꯁꯤꯒꯤ ꯂꯃꯟ ꯆꯤꯡꯕ ꯉꯝꯖꯔꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯥꯔꯁꯟ ꯃꯉꯛꯇꯨ ꯏꯜꯂꯒ ꯈꯨꯔꯨꯝꯃꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯉꯛ ꯉꯛ ꯆꯥꯅꯅ ꯆꯃꯝꯅꯔꯤꯕ ꯋꯥꯍꯪꯗꯨ ꯍꯪꯂꯛꯏ ꯏꯌꯥꯝꯕꯣꯡ ꯀꯅꯥꯒꯤ ꯃꯣꯡꯐꯝꯅꯣ ꯅꯆꯦꯝꯁꯤꯒꯤꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯨꯡ ꯈꯪꯍꯟꯍꯟꯈ꯭ꯔꯦ ꯃꯥꯔꯁꯟ ꯃꯇꯧꯗꯨꯗ ꯀꯩꯗꯧꯔꯒꯦ ꯁꯠ ꯈꯨꯔꯨꯝꯃꯣ ꯂꯣꯏꯕꯒ ꯆꯠꯂꯗꯧꯅꯤ ꯏꯌꯥꯝꯕꯣꯡ ꯅꯪ ꯑꯩ ꯀꯩꯗꯧꯔꯒꯦ ꯁꯤ ꯈꯨꯔꯨꯝꯃꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯍꯧꯅꯔꯨꯕ ꯇꯧꯗ ꯁꯤꯟꯊꯔꯛꯏ ꯄꯤꯔꯥꯡꯃꯥꯁꯨ ꯃꯤꯀꯨꯞꯁꯤꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯍꯥꯛꯀꯤꯗꯃꯛ ꯊꯃꯣꯏꯗꯨꯅ ꯋꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯁꯛꯈꯪꯗꯕ ꯏꯍꯨꯜꯅꯣ ꯈꯪꯗꯦ ꯃꯥꯔꯁꯟ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯗꯨꯅ ꯈꯨꯔꯨꯝꯈꯤ ꯂꯣꯏꯔ ꯃꯥꯜꯂꯤ ꯍꯧꯒꯠꯇꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯆꯤ ꯂꯦꯡꯗꯦ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯃꯣꯡꯐꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯔꯁꯟꯁꯨ ꯈꯣꯡꯗꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤꯗꯨꯅ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯃꯥ ꯃꯇꯥꯡꯗꯨꯗ ꯅꯨꯄꯤꯗꯨꯗ ꯐꯣꯔꯁ ꯇꯧꯗꯦ ꯑꯀꯟꯕ ꯋꯥ ꯁꯤꯖꯤꯟꯅꯔꯛꯇꯦ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯇ ꯅꯨꯄꯤꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯇꯝꯊꯤꯕ ꯁꯛꯇꯝ ꯃꯤꯀꯨꯞꯁꯤꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯁꯛꯇꯝ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯥꯗꯨꯅ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯨ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯛꯄꯒꯨꯝ ꯆꯤꯡꯅꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯤ ꯅꯨꯄꯥꯗꯨꯅ ꯀꯧ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯛꯈꯤꯕ ꯃꯤꯡꯗꯨꯅ ꯃꯤꯀꯨꯞꯁꯤꯗ ꯊꯦꯝꯅꯤꯡꯉꯤ ꯃꯥꯒꯤ ꯋꯥꯔꯧꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯈꯜꯗ ꯐꯥꯎꯏ ꯏꯌꯥꯝꯕꯣꯡ ꯅꯪ ꯋꯥꯒꯅꯨ ꯅꯪ ꯀꯞꯀꯅꯨ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯌꯦ ꯍꯥꯏꯅ ꯃꯊꯥꯗ ꯆꯪꯗꯨꯅ ꯊꯧꯅꯥ ꯍꯥꯞꯅꯤꯡꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯥ ꯃꯔꯥ ꯂꯩꯕꯤꯒꯨꯝ ꯅꯨꯄꯥꯗꯨꯗ ꯁꯣꯛꯂꯨꯕꯗ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯅꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯄꯅꯔꯥ ꯀꯔꯤꯒꯨꯝꯕ ꯃꯥꯔꯁꯟ ꯃꯐꯝꯁꯤꯗ ꯃꯊꯟꯇ ꯂꯥꯛꯂꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯉꯥꯎꯔꯅꯤ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯕ ꯌꯥꯏ ꯈꯟꯅ ꯅꯨꯄꯤꯁꯤꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯑꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯅ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯏꯌꯥꯝꯕꯣꯡ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯍꯥꯎ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯦꯡꯕꯗ ꯏꯆꯦꯅ ꯁꯥꯎꯒꯗ꯭ꯔꯥ ꯃꯥꯔꯁꯟ ꯃꯣꯡꯐꯝꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯁꯥꯎꯕ ꯑꯩꯕꯨ ꯋꯥꯔꯧꯈꯤꯗ꯭ꯔꯥ ꯃꯥꯔꯁꯟ ꯄꯦꯟꯗꯅ ꯃꯥꯅ ꯂꯥꯛꯇꯨꯅ ꯁꯥꯎꯔꯨꯔꯕ ꯋꯥꯔꯧꯔꯕ ꯑꯣꯏꯈꯤꯒꯗ꯭ꯔꯅꯦ ꯑꯩ ꯅꯪꯕꯨ ꯊꯦꯡꯕ ꯉꯝꯗꯦ ꯏꯌꯥꯝꯕꯣꯡ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯇꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯃꯥꯔꯁꯟ ꯋꯥ ꯉꯥꯡꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤ ꯃꯥ ꯋꯥ ꯑꯃ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯁꯣꯏꯗꯅ ꯂꯥꯎꯔꯛꯀꯅꯤ ꯈꯟꯕꯅ ꯃꯇꯧꯗꯨꯅ ꯀꯞꯂꯅꯨ ꯍꯥꯏꯅ ꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯅꯤ ꯏꯌꯥꯝꯕꯣꯡ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯔꯝ ꯈꯪꯗꯅ ꯏꯌꯥꯝꯕꯣꯡꯕꯨ ꯂꯥꯟꯅ ꯎꯔꯨꯕꯒꯤ ꯑꯩ ꯂꯥꯟꯖꯔꯦ ꯃꯥꯔꯁꯟ ꯇꯞꯅ ꯅꯨꯄꯤꯗꯨꯕꯨ ꯅꯥꯟꯊꯕꯤꯗꯨꯅ ꯁꯦ ꯀꯞꯀꯅꯨ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯌꯥꯝꯕꯨꯡ ꯀꯩꯁꯨ ꯈꯟꯗꯦ ꯑꯕꯦꯝꯃ ꯏꯌꯥꯝꯕꯣꯡ ꯑꯩꯅ ꯑꯁꯨꯛ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯞꯀꯅꯨ ꯁꯤ ꯅꯪꯁꯤꯗ ꯃꯇꯨꯡ ꯑꯩ ꯌꯥꯎꯗꯅ ꯆꯠ ꯌꯥꯔꯣꯏ ꯆꯠꯂꯣꯏ ꯂꯥꯛꯂꯕꯁꯨ ꯌꯥꯝꯕꯨꯡ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯅꯤ ꯂꯩꯅꯤꯡꯂꯤꯕ꯭ꯔꯥ ꯆꯠꯂꯁꯤ ꯏꯌꯥꯝꯕꯣꯡꯅ ꯂꯩꯅꯤꯡꯉꯗꯤ ꯂꯩꯈꯤꯁꯤ ꯄꯦꯟꯗꯕ ꯂꯣꯏꯅ ꯐꯣꯡꯗꯣꯛ ꯑꯩꯁꯦ ꯏꯆꯦꯅꯤ ꯈꯜꯂꯒ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯑꯕꯦꯝꯃ ꯆꯠꯁꯤ ꯌꯥꯔꯣꯏ
ꯅꯪꯅ ꯂꯣꯠꯄ ꯑꯋꯥꯕ ꯑꯩ ꯈꯪꯉꯦ. ꯃꯁꯤꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯆꯠꯁꯤ. ꯑꯩ ꯂꯩꯅꯤꯡꯗꯤꯌꯦ. ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯣ. ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯕ ꯉꯝꯗꯦ. ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ. ꯁꯦ, ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏ? ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯉꯣ. ꯃꯥꯔꯁꯟ ꯇꯞꯂ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ. ꯁꯦ, ꯍꯥꯏꯌꯣꯕ. ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯗꯣ? ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕ, ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ, ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕ, ꯊꯃꯣꯏꯗ ꯋꯥꯃꯩ ꯑꯣꯏꯅ ꯆꯥꯛꯂꯤꯕ, ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯂꯣꯠꯁꯤꯜꯂꯤꯕꯗꯣ ꯏꯆꯦꯅ ꯈꯟꯅ ꯑꯈꯥꯛꯄ ꯂꯩꯇ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯑꯩ ꯁꯥꯎꯔ ꯅꯪꯕꯨ ꯋꯥꯔꯧꯔꯣꯏ. ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯣꯏ. ꯅꯪꯒꯤ ꯅꯥꯛꯇ, ꯅꯪꯒꯤ ꯅꯊꯥꯗ ꯁꯨꯝ ꯂꯩꯒꯦ. ꯅꯪꯒꯤ ꯄꯤꯔꯥꯡꯁꯨ ꯑꯩꯅ ꯇꯩꯊꯣꯛꯀꯦ. ꯅꯪꯒꯤ ꯑꯩ ꯂꯩꯔꯤꯌꯦ ꯌꯥꯝꯕꯣꯛ. ꯃꯥꯔꯁꯟ ꯁꯥꯎꯒꯠꯇꯦ. ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯇꯝ, ꯈꯣꯟꯖꯦꯜꯅ. ꯑꯕꯦꯝꯃ, ꯆꯠꯂꯁꯤ. ꯌꯥꯔꯣꯏꯌꯦ. ꯑꯅꯝ ꯀꯟꯕꯅ ꯇꯧꯗꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯅꯤꯡꯉꯥꯏ ꯀꯜꯂꯤ. ꯑꯩꯒꯤ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯤ ꯉꯁꯤ ꯂꯣꯏꯈ꯭ꯔꯦ. ꯑꯩꯒꯤ ꯏꯐꯝꯗ ꯄꯦꯟꯗꯕ ꯍꯥꯏꯕꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯏꯟꯊꯣꯛꯏ. ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯉꯤ. ꯑꯩ ꯅꯪꯒ ꯆꯠꯂꯣꯏꯌꯦ. ꯅꯪꯕꯨ ꯑꯩꯅ ꯃꯕꯨꯛꯇ ꯂꯦꯟꯈꯤꯕ, ꯃꯈꯨꯗ ꯊꯥꯡꯗ ꯊꯤꯟꯕ ꯎꯍꯧꯋꯦ ꯍꯥꯏꯕꯗꯥꯏꯅꯦ. ꯃꯗꯣ ꯂꯃꯟꯅꯤ, ꯂꯃꯟ. ꯑꯩꯁꯨ ꯑꯩꯒꯤ ꯄꯦꯟꯗꯕꯗꯣ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯂꯣꯏꯈ꯭ꯔꯦ. ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯃꯇꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯐꯠꯇꯕ ꯃꯤꯗ ꯀꯔꯤ ꯀꯔꯝꯕ ꯃꯤꯅꯨꯡꯁꯤ ꯎꯠꯀꯅꯤ? ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯥꯛꯇꯪꯗꯨꯗ ꯃꯥ ꯅꯨꯄꯥꯗꯨꯒꯤ ꯄꯥꯁ ꯌꯦꯡꯂꯨꯗ꯭ꯔꯦ. ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯥ ꯃꯥꯅ ꯐꯥꯎꯔꯝꯒꯗꯕ, ꯊꯦꯡꯅꯔꯝꯒꯗꯕ ꯃꯌꯥꯝꯗꯨꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯊꯦꯝꯖꯤꯟꯖꯩ. ꯃꯥꯔꯁꯟ ꯃꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯆꯤꯟꯊꯔꯛꯇꯦ. ꯃꯥ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯒꯦ ꯈꯜꯂꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ. ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯊꯦꯝꯗꯨꯅ ꯅꯨꯄꯥꯗꯨꯕు ꯃꯨꯠ ꯑꯃꯔꯣꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤ. ꯃꯥꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯒꯤ ꯁꯥꯏꯠ ꯑꯃ ꯂꯩꯔꯝꯕꯗꯨꯅ ꯍꯧꯖꯤꯛꯇ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯂꯛꯂꯤ. ꯃꯥꯔꯁꯟꯒꯤ ꯋꯥꯔꯤ ꯈꯔ ꯇꯥꯔꯨꯕ, ꯈꯔ ꯈꯪꯂꯨꯕꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯍꯥꯟꯅ ꯊꯝꯂꯝꯕ ꯑꯀꯤꯕ, ꯍꯩꯅꯗꯕꯗꯨꯗꯩ ꯅꯥꯊꯩꯔꯒ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯍꯨꯜ ꯐꯥꯎꯔꯛꯂꯤ. ꯐꯣꯟꯗꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ. ꯌꯥꯝꯕꯣꯡ, ꯉꯁꯤꯅ ꯀꯗꯥꯏꯗ ꯆꯠꯇꯧꯔꯦ? ꯀꯦꯊꯔꯛꯂꯤꯁꯤꯅ. ꯑꯦ, ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯇꯞꯅ ꯇꯞꯅ ꯀꯧꯔꯛꯄꯁꯦ ꯀꯥꯏꯗꯅꯣꯃ ꯆꯠꯀꯦ, ꯑꯗꯨ ꯇꯧꯔꯨꯒꯦ ꯑꯗꯥ ꯇꯧꯔꯨꯒꯦꯅ ꯌꯥꯝ ꯍꯥꯏꯒꯠꯂꯤꯅꯦ. ꯏꯃꯥꯟꯅꯕꯤ ꯏꯃꯥꯟꯅꯕꯈꯩꯒ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ. ꯅꯣꯏ ꯁ꯭ꯇꯗꯤ ꯇꯨꯔꯁꯦ ꯆꯍꯤ ꯑꯃꯗ 5ꯔꯛ ꯆꯠꯄ꯭ꯔꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯨꯃꯤꯟ ꯂꯩ, ꯋꯥ ꯉꯥꯡꯗꯦ. ꯃꯥꯔꯁꯟ ꯃꯈꯥ ꯇꯥꯔꯛꯏ. ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯑꯩꯉꯣꯟꯗ. ꯄ꯭ꯔꯨꯞ ꯌꯥꯎꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ. ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯅ. ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ. ꯀꯩꯅꯣꯝꯃ ꯆꯠꯅꯤꯡꯕ ꯇꯧꯅꯤꯡꯕ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯩꯒ ꯅꯣꯡꯇ ꯀꯣꯏꯕ ꯐꯖꯅ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯎꯗꯦꯅꯦ. ꯁꯨꯛꯇꯣꯛꯄꯒ ꯄꯩꯊꯣꯛꯄꯒ. ꯑꯗꯨꯒ ꯅꯃꯥꯟꯅꯕꯤꯒ ꯆꯠꯃꯤꯟꯅꯒꯦ ꯀꯥꯏꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯌꯥꯝꯕꯣꯡ, ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯩ ꯃꯒꯨꯟ ꯈꯪꯉꯤꯀꯣ. ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯣꯏ ꯐꯥꯎ ꯌꯥꯎꯅ ꯊꯥꯖꯗꯦ. ꯌꯥꯝꯕꯣꯡꯅ ꯊꯥꯖꯕ ꯊꯥꯖꯗꯕ ꯀꯩ ꯗꯔꯀꯥꯔ ꯇꯥꯒꯦ ꯑꯩꯉꯣꯟꯗ? ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯝꯗ ꯑꯗꯨ ꯀꯨꯞꯅ ꯊꯤꯒꯠꯂꯤꯗꯣ ꯌꯥꯝꯕꯣꯡ ꯃꯩ ꯄꯥꯝꯃꯤꯔꯣ? ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯃꯥꯔꯁꯟꯁꯨ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ. ꯍꯩ, ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯛꯀꯅꯨ. ꯅꯈꯣꯡ ꯅꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯐꯨꯊꯔꯗꯤꯅꯦ. ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯑꯩꯅ. ꯅꯋꯥ ꯂꯧꯗꯦ. ꯃꯥꯔꯁꯟ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ. ꯏꯁꯦ ꯀꯥꯔꯛꯀꯗꯣꯏꯅꯤ. ꯅꯣꯡꯇ ꯐꯖꯅ ꯏꯔꯦꯟꯖꯅ ꯋꯥ ꯉꯥꯡꯒꯦꯁꯦ ꯅꯪꯅ ꯐꯪꯍꯟꯗ꯭ꯔꯕꯅꯤ. ꯑꯩꯅ ꯍꯥꯏꯗꯨꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦ? ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯇꯨꯃꯤꯟ ꯂꯩ ꯌꯥꯗ꯭ꯔꯣ ꯅꯪ? ꯐꯣꯟ ꯇꯧꯔꯛꯀꯅꯣ ꯉꯁꯤꯗꯒꯤ. ꯅꯣꯡꯇ ꯀꯩꯅꯣꯝ ꯆꯠꯆꯒꯦ ꯐꯪꯍꯟꯗ꯭ꯔꯕꯅꯤ ꯌꯥꯝꯕꯨꯡꯅ. ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯏꯃꯥꯁꯤ ꯊꯥꯔꯛꯂꯅꯤ. ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ. ꯑꯩꯅ ꯌꯥꯕꯤꯗꯧ ꯅꯠꯇꯤꯌꯦ. ꯅꯨꯄꯥꯗꯨ ꯃꯈꯣꯟ ꯀꯟꯈꯠꯂꯤ. ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ? ꯏꯅꯦꯄꯣꯛꯅ ꯌꯥꯔꯤ, ꯐꯥꯔ ꯂꯧꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯁꯣꯔ ꯊꯤꯡꯂꯤ. ꯐꯣꯟꯗꯨ ꯀꯛꯂꯨꯕꯗ ꯅꯨꯄꯥꯗꯨꯅ ꯇꯧꯔꯛꯀꯗꯕꯗꯨꯁꯨ ꯈꯪꯕꯅ ꯁꯥꯎꯅꯤꯡꯕ ꯈꯥꯡꯖꯤꯟꯗꯨꯅ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ. ꯂꯥꯏꯔꯤꯛ ꯇꯝꯂꯤꯔ ꯏꯔꯥꯡ ꯇꯧ ꯆꯠꯂꯤꯔ ꯈꯪꯗꯦ. ꯀꯣꯏ ꯆꯠꯀꯦꯒ ꯃꯤ ꯎꯅꯔꯨꯒꯦꯒ.
ꯑꯩ ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯀꯣ ꯑꯩꯅ ꯀꯩꯝ ꯇꯧꯔꯣꯏ ꯀꯥꯏꯅ ꯈꯟꯒꯅꯨ ꯈꯪꯉꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯗꯨꯒ ꯃꯥꯟꯅꯔꯒ ꯀꯥꯟꯅꯗꯦ ꯈꯟꯗꯨꯅ ꯑꯩ ꯆꯠꯂꯔꯣꯏꯕ ꯅꯨꯄꯥ ꯃꯥꯁꯨ ꯇꯞꯊꯔꯛꯏ ꯑꯗꯨꯃꯥꯏ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯅꯁꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯥ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣꯅ ꯍꯥ ꯑꯅꯝ ꯀꯟꯕꯗꯒꯤ ꯍꯦꯟꯖꯤꯟꯗꯅ ꯅꯅꯥꯗꯨꯁꯨ ꯄꯪꯉꯕꯣ ꯅꯨꯄꯥꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯈꯠꯂꯛꯄꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ ꯆꯠꯅꯤ ꯑꯗꯣ ꯌꯥꯝꯕꯨꯡ ꯊꯤꯟꯕꯤꯅꯨ ꯏꯊꯟ ꯆꯠꯀꯦ ꯀꯩꯒꯤ ꯊꯤꯜꯂꯣꯏꯗꯣꯏꯅꯣ ꯃꯅꯨꯡ ꯌꯧꯐꯥꯎ ꯑꯩꯅ ꯊꯤꯟꯗꯧꯔꯤꯕꯅꯤ ꯑꯁ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯌꯦ ꯑꯩ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯍꯌꯦꯡꯗꯤ ꯊꯕꯛꯀ ꯂꯣꯏ ꯇꯣꯛꯊꯣꯛꯂꯒ ꯅꯪ ꯁꯪ ꯂꯩꯗꯣꯏꯅꯤ ꯆꯠꯂꯔꯣꯏ ꯀꯣꯂꯦꯖꯀ ꯑꯝꯇ ꯆꯠꯂꯔꯣꯏ ꯑꯩ ꯀꯩꯒꯤ ꯅꯠꯇꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ ꯆꯠꯇꯕ ꯌꯥꯔꯣꯏ ꯄꯨꯡ ꯀꯌꯥꯗꯅꯣ ꯅꯪ ꯀꯣꯂꯦꯖ ꯆꯠꯄꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯒ ꯆꯠꯅꯤ ꯈꯟꯕꯗ ꯌꯥꯝ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯔꯁꯟꯅ ꯏꯁꯧ ꯂꯥꯡꯂꯛꯀꯗꯕꯗꯨ ꯈꯪꯕꯗꯒꯤ ꯇꯞꯅ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯂꯩ ꯄꯨꯡ 11ꯗ ꯂꯥꯛꯑꯣ ꯌꯥꯔꯦ ꯐꯔꯦ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯑꯩ ꯉꯥꯏꯔꯒꯦ ꯌꯥꯔꯦ ꯍꯌꯦꯡ ꯄꯨꯡ 11 ꯇꯥꯔꯝꯗꯥꯏꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯣꯀꯣ ꯑꯗꯨ ꯌꯥꯝꯕꯣ ꯑꯩ ꯐꯣꯟ ꯂꯥꯛꯑꯦ ꯑꯝꯇ ꯄꯥꯏꯒꯦ ꯃꯥꯔꯁꯟ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯞꯆꯤꯜꯂꯒ ꯀꯅꯥꯒꯤꯅꯣ ꯊꯣꯏꯍꯦꯟꯕꯤꯒꯤ ꯀꯅꯥꯅꯣ ꯊꯣꯏꯍꯟꯕꯤ ꯍꯥꯏꯔꯤꯁꯤꯅ ꯊꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯔꯝꯕꯗꯣ ꯃꯤ ꯀꯣꯜ ꯁꯨꯝ ꯇꯧꯔ ꯂꯩꯔꯦꯃꯤ ꯑꯝꯇ ꯄꯥꯏꯒꯦꯕ ꯌꯥꯝꯕꯣ ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯑꯣ ꯑꯁ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯃꯤ ꯏꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯠꯇꯦ ꯀꯩ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅꯣ ꯅꯠꯇꯦꯕ ꯀꯔꯥꯏꯗꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀ ꯑꯝꯇ ꯂꯩꯇꯦ ꯃꯤ ꯂꯩꯁꯥꯕꯤꯅ ꯁꯥꯕ ꯋꯥꯔꯤꯕꯨ ꯌꯥꯝꯕꯨꯡ ꯇꯥꯒꯦꯌꯦ ꯌꯥꯔꯦ ꯑꯩ ꯀꯣꯜꯒ ꯑꯝꯇ ꯄꯥꯏꯔꯔꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯛꯇ ꯅꯠꯇꯅ ꯃꯥꯔꯁꯟꯅ ꯅꯨꯄꯤꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃꯁꯨ ꯁꯦꯟꯅꯖꯩ ꯑꯗꯨꯛ ꯄꯥꯝꯃꯨꯖꯕꯅꯤ ꯑꯗꯨꯛ ꯈꯝꯕꯟꯖꯕꯅꯤ ꯃꯥꯕꯨ ꯄꯥꯝꯕꯤꯗꯦ ꯅꯨꯡꯁꯤꯕꯤꯗꯦ ꯈꯪꯕꯗꯨꯅ ꯍꯦꯟꯅꯁꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯖꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯊꯣꯏꯍꯟꯕꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩ ꯅꯣꯡꯊꯥꯡꯁꯨ ꯑꯇꯣꯞꯄ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯍꯦꯛ ꯊꯦꯡꯅꯩ ꯅꯣꯡꯊꯥꯡꯅ ꯊꯣꯏꯍꯟꯕꯤ ꯅꯪꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯕꯣ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟꯁꯤꯗ ꯂꯦꯞꯂꯝꯃꯤꯁꯤꯕꯣ ꯅꯣꯡꯊꯥꯡ ꯎꯕꯗꯨꯗ ꯕꯤꯠ ꯂꯩꯇꯅ ꯊꯣꯏꯍꯟꯕꯤꯅ ꯉꯁꯤꯗꯤ ꯕꯣꯔꯤꯡ ꯆꯨꯏꯡ ꯇꯧꯅꯤ ꯍꯣꯔꯦꯟ ꯁꯔꯒꯤꯗ ꯌꯥꯎꯔꯒꯦ ꯑꯉꯥꯡꯅ ꯈꯠꯆꯤꯟꯅꯅꯨꯀꯣ ꯀꯣꯂꯦꯖ ꯀꯥꯔꯁꯨ ꯏꯔꯥꯡ ꯐꯂꯥꯡ ꯇꯧꯔꯗꯤ ꯆꯩꯅ ꯐꯣꯏꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯊꯣꯏꯍꯟꯕꯤꯁꯨ ꯑꯣꯖꯥ ꯑꯣꯏꯕꯅ ꯍꯪꯒꯠꯅ ꯈꯨꯝꯂꯛꯇꯦ ꯍꯣꯏ ꯁꯔ ꯅꯣꯡꯊꯥꯡꯗꯨ ꯊꯣꯏꯍꯟꯕꯤꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅ ꯅꯣꯡꯊꯥꯡꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯏ ꯅꯪꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯏꯅꯤ ꯅꯃꯥꯟꯅꯕꯤꯗꯣ ꯌꯥꯅꯕ ꯈꯔ ꯉꯥꯡꯅꯕꯤꯕ ꯌꯥꯕꯅꯤ ꯁꯥꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯃꯥꯔꯁꯟꯒꯤ ꯃꯇꯥꯡꯅꯤ ꯈꯪꯂꯗꯨꯅ ꯊꯣꯏꯍꯟꯕꯤꯅ ꯌꯥꯝꯕꯨꯡꯅ ꯇꯥꯟꯅꯔꯛꯂꯤꯁꯦ ꯆꯍꯤ 2 ꯍꯦꯜꯂꯕꯅꯤ ꯑꯗꯣ ꯂꯩꯁꯤꯅ ꯌꯥꯝꯕꯨꯡꯒꯤ ꯏꯒꯣ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯂꯣꯏ ꯅꯝꯁꯤꯟꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯌꯥꯅꯤꯡꯗꯕꯅꯤ ꯑꯩ ꯑꯣꯏꯔꯁꯨ ꯌꯥꯅꯤꯡꯂꯣꯏ ꯀꯔꯥꯏꯗꯒꯤ ꯅꯔꯁꯤꯡ ꯇꯝ ꯆꯠꯀꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯗꯦ ꯀꯣꯂꯦꯖ ꯐꯪꯉꯤ ꯄꯥꯝꯖꯕ ꯃꯐꯝꯗꯁꯨ ꯇꯝꯍꯟꯗ꯭ꯔꯦ ꯂꯣꯏ ꯅꯝꯊꯕꯤꯔ ꯊꯝꯂꯒ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇꯣꯏꯅꯣ ꯃꯥꯔꯁꯟꯗꯤ ꯃꯁꯥꯒꯤꯁꯨ ꯒꯨꯟꯗꯥ ꯈꯔ ꯆꯪꯕꯅꯤ ꯃꯥꯅ ꯄꯥꯝꯖꯈꯤꯕ ꯑꯣꯏꯕꯗꯨꯗ ꯌꯥꯅꯕ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯇꯧꯍꯟꯕꯅꯤꯗ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯃꯥꯔꯁꯟꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯀꯩꯗꯧꯕꯒꯤ ꯐꯤꯡꯒꯠꯇꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯤꯡꯂꯛꯇꯣꯏꯅꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯑꯅꯝ ꯈꯔ ꯀꯜꯂꯤ ꯉꯥꯡꯅ ꯁꯛꯅꯕ ꯏꯌꯥ ꯌꯥꯗꯕꯗꯨꯗ ꯇꯧꯔꯤꯅꯤ ꯅꯣꯡꯊꯥꯡꯅ ꯃꯥꯔꯁꯟꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯍꯟꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯋꯥ ꯍꯥꯏꯔꯛꯏ 12 ꯂꯣꯏꯕꯒ ꯅꯔꯁ ꯇꯝꯕꯒꯤ ꯐꯣꯝ ꯂꯧꯕꯗꯨꯁꯨ ꯌꯥꯝꯕꯨꯡꯅ ꯁꯦꯒꯥꯏꯈ꯭ꯔꯦ ꯐꯣꯟ ꯄꯥꯏꯔꯒ ꯄꯥꯎ ꯈꯔ ꯐꯥꯎꯅꯕꯗꯨꯁꯨ ꯌꯥꯝꯕꯨꯡꯅ ꯁꯦꯟꯅꯃꯟꯗꯅ ꯏꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯐꯥꯎ ꯁꯥ ꯉꯝꯗ꯭ꯔꯦ ꯀꯣꯂꯦꯖꯁꯤꯗ ꯇꯝꯂꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝꯕꯨꯡꯒ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇꯅꯤ ꯏꯃꯥꯟꯅꯕꯤꯁꯦ ꯀ꯭ꯂꯥꯁꯇꯩ ꯐꯥꯎ ꯍꯦꯟꯗꯣꯛ ꯉꯝꯗ꯭ꯔꯕꯅꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯏꯅꯥꯛ ꯈꯨꯜꯂꯦꯅ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕꯁꯤꯗꯤ ꯑꯩꯗꯤ ꯍꯩꯅꯗꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯩꯅꯗ꯭ꯔꯁꯨ ꯃꯥꯔꯁꯟꯒꯤ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯄꯥꯝꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯀꯦ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯕꯗꯨꯅ ꯌꯥꯅꯕ ꯉꯥꯡꯅꯔꯣ ꯁꯥꯎꯗꯅꯕ ꯈꯔ ꯁꯦꯟꯅꯧ ꯍꯥꯏꯕꯅꯤꯗ ꯊꯣꯏꯍꯟꯕꯤꯗꯤ ꯀꯂꯛꯃꯟꯗꯨꯅ ꯌꯥꯔꯦ ꯂꯩꯁꯤꯅ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ
ꯌꯥꯝꯕꯨꯡꯗꯤ ꯄꯣꯄꯨꯂꯔ ꯌꯥꯝ ꯑꯣꯏꯕꯅꯤ ꯀꯣꯂꯦꯖꯀꯤ ꯅꯨꯄꯤꯗ ꯅꯠꯇꯅ ꯑꯇꯩꯅꯁꯨ ꯍꯣꯞ ꯌꯥꯝ ꯊꯝꯖꯕꯅꯤ ꯃꯁꯥꯅ ꯌꯥꯔꯣꯏꯗꯕ ꯅꯨꯄꯤ ꯅꯝꯍꯥꯗꯅ ꯀꯣꯏꯗꯣꯏ ꯁꯔꯨꯛ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯟꯕꯤꯕ ꯃꯃꯥꯏꯅ ꯀꯣꯏꯅꯖꯈꯤꯅꯤ ꯃꯗꯣ ꯃꯥꯔꯁꯟꯅ ꯌꯥꯒꯗꯕ ꯅꯠꯇꯦꯅꯤ ꯑꯗꯨꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯅꯪꯁꯨꯅꯤ ꯅꯃꯤꯠ ꯌꯥꯝꯒꯅꯨ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯅꯅꯨꯀꯣ ꯃꯤꯠ ꯅꯥꯏ ꯅꯣꯡꯊꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯊꯣꯏꯍꯦꯟꯕꯤꯗꯤ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯤ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯋꯥ ꯊꯩꯗꯣꯔꯛꯏ ꯁꯥꯔ ꯀ꯭ꯂꯥꯁ ꯆꯪꯉꯒꯦ ꯑꯣꯖꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀ꯭ꯂꯥꯁꯇ ꯆꯪꯈ꯭ꯔꯦ ꯅꯣꯡꯊꯥꯡꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯝꯗꯨꯅ ꯃꯥꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯂꯤ ꯀꯥ ꯌꯧꯔꯛꯄꯒ ꯃꯥꯔꯁꯟꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯄꯥꯏꯈꯠꯂꯤ ꯑꯥꯔꯀꯦ ꯅꯣꯏ ꯁ꯭ꯇꯗꯤ ꯇꯨꯔꯗꯨ ꯆꯠꯈ꯭ꯔꯕꯣ ꯆꯠꯇꯣꯏꯔꯣ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯍꯥꯟ ꯆꯠꯅꯕꯅꯤ ꯅꯣꯏ ꯍꯤꯔꯣꯏꯟꯗꯤ ꯌꯥꯎꯗ ꯃꯥꯜꯂꯤ ꯅꯦꯛꯁ ꯋꯤꯛꯇꯁꯨ ꯇꯨꯔ ꯑꯃ ꯆꯠꯅꯕ ꯄ꯭ꯂꯥꯟꯗꯤ ꯂꯩꯕꯅꯤ ꯑꯗꯨ ꯌꯥꯎꯍꯜꯂꯣꯏꯗ꯭ꯔꯣ ꯊꯣꯡ ꯊꯥꯛ ꯃꯌꯥꯝꯗꯣ ꯌꯥꯎꯍꯜꯂꯨꯏ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒꯤ ꯈꯣꯏꯗꯧꯅ ꯈꯔ ꯁꯥꯎꯒꯠꯂꯤꯉꯩꯁꯤꯗ ꯇꯨꯔꯒ ꯆꯠꯂꯨꯔꯗꯤ ꯑꯩ BP ꯍꯥꯏ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯑꯥꯔꯀꯦ ꯑꯉꯥꯡꯁꯤꯅ ꯃꯁꯥꯅꯁꯨ ꯌꯥꯗꯦ ꯅꯪꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯕꯒ ꯀꯣꯏꯁꯦꯟ ꯍꯦꯛ ꯁꯦꯟꯅꯃꯟꯕꯒ ꯀꯣꯂꯦꯖꯀꯁꯦ ꯂꯥꯛꯅꯤꯡꯂꯝꯃꯔꯣꯏ ꯃꯋꯥ ꯂꯧꯗꯦ ꯀꯩꯅꯣ ꯑꯩꯅ ꯐꯔꯒ ꯏꯂꯧꯗ ꯂꯧꯔꯗꯧꯗꯨꯗ ꯑꯗꯣ ꯐꯔꯤꯁꯦ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄꯩꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯊꯝꯃꯒꯦ ꯅꯣꯡꯊꯥꯡꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯅꯪꯍꯧꯗꯦ ꯃꯥꯔꯁꯟ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯅꯣꯡꯊꯥꯡ ꯐꯣꯟꯗꯨ ꯊꯥꯡꯗꯔꯛꯂꯒ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯇꯧꯔꯒ ꯅꯪꯍꯧꯗꯦꯅꯦ ꯃꯥꯔꯁꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯥꯟꯅꯕ ꯑꯩꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯍꯦꯟꯕꯤꯗꯣ ꯇꯥꯟꯅꯔꯗꯤ ꯃꯦꯆꯤꯡ ꯑꯣꯏꯔꯦꯗꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯊꯣꯏꯍꯦꯟꯕꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯃꯥꯔꯁꯟꯗ ꯋꯥ ꯍꯧꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯥꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯥꯏꯗꯨꯅ ꯋꯥ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯃꯥꯔꯁꯟꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯗꯤ ꯑꯩ ꯑꯄꯥꯝꯕꯁꯤ ꯐꯪꯗꯧꯅꯤꯕ ꯇꯧꯔꯤꯁꯦ ꯃꯣꯏ ꯑꯅꯤ ꯀꯣꯏꯅꯕ ꯉꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯊꯟꯇꯅ ꯍꯥꯏꯖꯕ꯭ꯔꯥ ꯑꯃꯗꯤ ꯇꯧ ꯇꯥꯔꯦꯗꯅ ꯑꯗꯣ ꯊꯣꯏꯍꯦꯟꯕꯤꯁꯤ ꯀꯣꯂꯦꯖ ꯁꯥꯇ꯭ꯔꯤꯅꯤꯅꯦ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯗ ꯀꯃꯥꯏ ꯅꯨꯡꯁꯤ ꯍꯥꯏꯔꯨꯗꯣꯏꯅꯣꯕ ꯑꯩꯕꯨ ꯅꯣꯡꯊꯥꯡꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨꯗ HODꯗꯨꯅ ꯅꯣꯡꯊꯥꯡ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯂꯩꯔꯤꯗꯣ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯣꯡꯊꯥꯡꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯥꯔ ꯑꯉꯥꯡꯁꯤꯡꯒꯤ ꯁꯤꯂꯦꯕꯁꯀꯤ ꯈꯜꯂꯝꯕꯅꯤꯗ ꯊꯋꯥꯏ ꯌꯥꯎꯕꯗꯤ ꯌꯥꯝ ꯐꯩꯗ ꯑꯗꯣ ꯅꯪꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦꯍꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯄꯥꯈꯪ ꯑꯔꯤꯕ ꯈꯔ ꯌꯥꯎꯔꯤꯁꯦ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯣꯞ ꯆꯥꯅꯕ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯗꯤꯄꯥꯔꯠꯃꯦꯟ ꯌꯧꯗ꯭ꯔꯤꯉꯩ ꯁꯥꯇ꯭ꯔꯅ ꯉꯥꯏꯔꯝꯕ ꯍꯪꯂꯝꯕ ꯌꯥꯝ ꯊꯦꯡꯅꯔꯦꯕ ꯅꯣꯡꯊꯥꯡ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯃꯥꯔꯁꯟꯗꯣ ꯅꯃꯥꯟꯅꯕꯅꯦ ꯍꯥꯏꯗꯥꯏꯅꯦ ꯀꯣꯂꯦꯖꯁꯤꯗ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯇ꯭ꯔ ꯑꯃꯒ ꯚꯥꯏꯔꯦꯜ ꯆꯠꯇꯅ ꯇꯧꯈꯤꯕꯗꯣ ꯃꯥꯁꯨ ꯌꯦꯡꯉꯨꯗꯅ ꯆꯍꯤ ꯂꯤꯆꯔꯕꯁꯨ ꯆꯍꯤ 10 ꯈꯦꯠꯅꯕ ꯑꯉꯥꯡ ꯑꯃ ꯁꯦꯟꯅꯗꯅ ꯋꯥꯊꯣꯛꯀ ꯊꯣꯛꯂꯤꯗꯨꯅꯤ ꯅꯣꯏꯁꯨ ꯅꯨꯄꯤ ꯐꯪꯗ꯭ꯔꯗꯤ ꯉꯥꯎꯁꯤꯜꯂꯛꯂꯤꯕ ꯁꯥꯇ꯭ꯔꯗꯒꯤ ꯈꯟꯕꯁꯨ ꯌꯥꯏꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯣꯖꯥꯁꯤꯡꯗꯨ ꯐꯦꯃꯤꯂꯤꯒꯨꯝ ꯏꯀꯣꯏ ꯀꯣꯏꯗꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯃꯛꯅ ꯀꯣꯂꯦꯖꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯃꯗꯤ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝꯗꯨ ꯈꯪꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯀꯤ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤꯒ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯅꯤꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯁꯦ ꯅꯪꯗꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄꯁꯨ ꯌꯥꯎꯗꯦ ꯄꯤꯛꯅꯤꯛ ꯃꯆꯥ ꯑꯃꯇꯪ ꯁꯤꯜꯂꯒ ꯄꯨꯟꯁꯤꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯃꯇꯝꯗꯣ ꯅꯣꯏ ꯅꯨꯄꯤ ꯃꯁꯦꯟꯅ ꯂꯦꯞꯅꯔꯣꯅꯦ ꯑꯩꯈꯣꯏꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯔꯦꯗꯤ ꯑꯣꯏꯔꯤ ꯍꯣꯏ ꯑꯩ ꯍꯪꯅꯔꯒꯦ ꯈꯪꯍꯧꯗꯦ ꯃꯥꯔꯁꯟꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈꯤꯕꯗꯨ ꯅꯨꯄꯤꯗꯨꯁꯨ ꯃꯁꯥꯗꯨ ꯏꯊꯛ ꯊꯀꯠꯂꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯍꯥꯟꯅꯅ ꯃꯁꯛ ꯈꯪꯕꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯤꯡꯗꯨꯅ ꯒꯥꯔꯤ ꯃꯅꯥꯛ ꯐꯥꯎ ꯄꯨꯔꯛꯏ ꯅꯨꯄꯥꯗꯨ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯆꯤꯟꯅꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯅ ꯇꯨꯃꯤꯟ ꯂꯩ ꯋꯥ ꯑꯃꯕꯨ ꯉꯥꯡꯂꯛꯂꯗꯤ ꯉꯥꯡꯒꯦ ꯆꯩꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯅꯥꯀꯜꯗ ꯂꯩꯔꯝꯕ ꯆꯩ ꯑꯃ ꯊꯤꯗꯨꯅ パイꯔꯒ ꯃꯀ꯭ꯂꯥꯞꯇꯨꯗ ꯀꯟꯊꯔꯛꯏ ꯅꯪ ꯇꯧꯈꯤꯗ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ 이khꯪ ꯈꯪꯅ ꯑꯌꯥ ꯀꯩꯅꯣ ꯌꯥꯝꯕꯣ ꯑꯩꯅ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯍꯪꯂꯛꯄꯅꯦ ꯀꯩ ꯍꯪꯂꯛꯄꯅꯣꯕ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯀꯜꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯉꯥꯛꯊꯣꯛꯅꯕ ꯇꯧꯖꯗꯨꯅ ꯅꯥꯏꯌꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯁꯨꯝ ꯀꯜꯂꯛꯏꯗꯨꯕꯣ ꯉꯥꯎꯔꯕꯣ ꯌꯥꯝꯕꯣ
lam heladi kan tabani nupa ama koirambagi makhut thudingnabagi wathok loikida ngairi aduga amamuk hapchilagi hairaba nang Laisi henbisu chaidu nabana khummi kaino aina kaurubro koinabasu natte ado nang hogalaga lakpa kaidokeba ha nakhong pandro nang ha nakhong si pandabraba haiduna makhomtuda kalai sina khongsi kaidonabada ha kaidonabada nai hairaga ai kamai laktoino class da phamba tan bai ne khangbra mi kanam su punde moina no ano ga wari sabado ai kai jai ne nawalodi mina ngangba taw haidi rangonda chaidu hundokraga nung haira nam yam kadori aise jail da lekhinaba yam silleba nang nangna laudrasu ai de lawe class da phamri se nang nate ai ne Laisi hen bina machin khumlakpaduda hena sauning khraduna marsan sauna Laisi hen bigi machin duda thazili machin che sum khumini mase Laisi hen bi sauna college lomda hallaga changkhidoi tawi nupa duna makhudu pharaga class ke yawba yar changu gari da kakala aina muka thajila dina dai jaroi Laisi hen bi mamai khumsinduna makhada ning khangpham thai abema hogulu se aina saola pangai gano Laisi hen bi khumde machi sulengde Marsha nupi do chingkhatuna namdana gari de inchilli aduga masu gari da ka khatuna gari do speed kandak thawi Laisi hen bi mamai non khalakde nupa do nu phubagi sapho du kan khibana makok ngauropagi haigatabani ani do lamhang amada laktuna gari do khami Marsha nupi do da pisum sukni yenglaga karamba matamdano nangni gyan tarak doishe Laisi hen bi khumde tumin lei nupi do ki pambom da set thaduna mina ngangli se khumbe yadro asugyam anam kanba haina tani yadaba ngak sibu kaino ba Laisi hen bi na tumin chumlei baduda handaksu pambom du da anirak ahom lakse che thaduna nangi se dawgi yauna dawira ai usitrira ba nupi do mawalau de haigo mamai lei thokri nupa do sauning mandana nupi do gi mana do pai do na lei thalai kaino haibane nang yam khomling dabra thado nang lam yam hele na haibane sono chuba do tor kono mana do thadoklaga nang na sugyam anan pon bi orisi kaigino ba hanga kanu taningde taningoi nang taningoi ba irang daw bushini nang ni yam pamjarisi hoi kaina amuk lam duna mana do leige tawbi nupi do ipa pakhana yamo nai tor kono nai khaktani ba nang na khanglisi lam heladine chai jani shidi khangde bana aina kai lam hele nang na kok cha aga nupa yam koining labro nang hoi mi gi machin bal ga dai thoktana nok tana wari ge sadana romance ta rom liboide aina kanai machin ba dai thokke adumana chinthi bo wanga kanu nupa do phone lok thoklaga ngasai mangon da tharakkiba Laisina mamana baduki machin balgi amot padu Romana tay thokli du yeng halai sinagana ha sinagana no ba nupi du kaisu khanjinda icham cham na tawrbani pambom du da kin na thilaga chom da kaina yambo ai si dore hai ba icham cham na kana na nupa gi machin de thoke ha nanglam yam hindori phare ngasi di chelani na nupi du pakhana kai no phone du lok thoklaga mama da call tawge tawbi Laisi henbi nupa du makutagi phone du mulli phone du piro ai ma si da call tawge nanglam yam hindori khagni heloi yade tawba heloi na chin da khagni kainom tambi ge yambo nupi tu ta paina yenglaga kaino ekhoi imane bi mayam na yambong do masak phajai nupa yam thu ekai na haibo aduga dorage aduda ne aina yambong do aiga luhongdoini kanam yeng bi yaroi harini yam hairamani nangna bo hairamlaba si ayuk nungthil numidang onari oida padabado hairakado engonda hai gamina thajade yambong nangna ko ibani ka pa photo Instagram da thagat pada aina sawidana ada ai suk sa usawra royeba saurasu thagai khre khoi hojik su punna photo kapaga thagaloba aduga aida su tek tawroba adumai su adu thiyeba ekhayambong di
ꯅꯣꯛꯃꯤ ꯇꯧꯕꯅ ꯐꯖꯩꯌꯦꯕ. ꯅꯪꯅ ꯍꯩꯖꯤꯜꯂꯒ ꯑꯩꯅ ꯊꯥꯖꯔꯤꯁꯤꯔꯣ? ꯍꯧꯖꯤꯛ ꯐꯣꯇꯣ ꯀꯥꯞꯄꯣꯕ. ꯑꯩ ꯑꯦꯀꯥꯎꯟꯗꯩꯁꯨ ꯊꯥꯒꯠꯀꯦꯕ. ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯩꯖꯤꯜꯂꯒꯦ? ꯁꯦꯝꯖꯤꯜꯂꯛꯑꯕꯣ? ꯌꯥꯝ ꯊꯨꯃꯟꯈ꯭ꯔꯦꯗ. ꯃꯁꯛ ꯐꯖꯕ ꯑꯩ ꯅꯨꯄꯥꯅ ꯁꯦꯝꯖꯤꯜꯂꯤꯁꯤꯗꯤ ꯏꯅꯥꯛꯇ ꯐꯝꯃꯒ. ꯅꯨꯄꯥꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯊꯣꯔꯛꯏ. ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ. ꯅꯨꯡꯁꯤꯗꯕꯅꯗꯤ ꯈꯥꯔꯕꯅꯤ. ꯌꯥꯔꯦ, ꯌꯨꯝ ꯍꯜꯂꯁꯤ. ꯑꯩ ꯅꯪꯁꯦ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦ. ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯨꯁꯤ. ꯆꯥ ꯑꯍꯥꯎꯕ ꯄꯤꯊꯛꯄꯤꯗꯣꯏꯅꯤ. ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯄ ꯈꯥꯡꯂꯒ. ꯆꯤꯅꯤ ꯍꯥꯞꯄꯤꯒꯦ ꯉꯁꯤꯗꯤ. ꯌꯥꯔꯦ, ꯅꯪ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯈꯤꯔꯦ, ꯆꯪꯉꯔꯣꯏ. ꯑꯩ ꯊꯕꯛ ꯌꯥꯝꯃꯦ. ꯊꯕꯛ ꯃꯐꯝꯗꯩꯅꯤ ꯂꯥꯛꯏꯁꯦ. ꯑꯍꯥꯎꯕꯅꯤꯗ, ꯅꯪ ꯅꯤꯡꯉꯝꯖꯔꯣꯏ. ꯑꯕꯦꯝꯃꯅ ꯍꯥꯏꯕ ꯏꯟꯖꯔꯝꯃꯗꯤꯅ ꯑꯣꯐꯤꯁꯇ ꯇꯛꯁꯤ ꯁꯣꯟꯖꯅꯤ. ꯑꯍꯥꯟꯕꯅꯤ. ꯃꯆꯤꯟꯗꯒꯤ ꯅꯨꯄꯥꯗꯨꯗ ꯑꯕꯦꯝꯃꯅ ꯍꯥꯏꯕꯗꯣ ꯅꯨꯄꯥꯗꯨꯅ ꯃꯤꯡꯒꯧꯗꯨ ꯀꯧꯕꯗ ꯑꯗꯨꯛ ꯁꯥꯎꯕꯅꯤ. ꯐꯔꯦ, ꯊꯛꯑꯒꯦ, ꯆꯠꯁꯤ. ꯈꯗ꯭ꯔꯛꯇꯤ ꯌꯥꯝ ꯍꯩꯔꯦ, ꯑꯇꯩ ꯍꯩꯇ꯭ꯔꯁꯨ ꯅꯪ. ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯡꯗꯨ ꯆꯤꯛꯄꯅ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯨꯗ꯭ꯔꯤ. ꯑꯅꯤꯗꯨ ꯄꯨꯟꯅ ꯌꯨꯝ ꯌꯧꯔꯛꯂꯦ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯔꯁꯟꯒꯤ ꯃꯇꯧꯗꯨ ꯀꯤꯕꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯑꯅꯥꯕ ꯄꯨꯝꯕ ꯈꯪꯖꯤꯟꯗꯨꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯇꯝꯃꯤ. ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯀꯣꯂꯦꯖꯇ ꯊꯤꯟꯕꯤꯕ ꯂꯥꯛꯏ. ꯒꯥꯔꯤꯗꯨ ꯒꯦꯠ ꯃꯌꯥꯗ ꯈꯥꯝꯂꯒ ꯊꯣꯡꯗꯣ ꯍꯥꯡꯕꯤꯗꯨꯅ. ꯑꯕꯦꯝꯃ, ꯀꯨꯝꯂꯣꯁꯦ, ꯆꯪꯉꯣ. ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯌꯥꯎ. ꯉꯥꯎꯁꯤꯟꯅꯅꯨꯀꯣ, ꯑꯩ ꯍꯣꯔꯦꯟ ꯂꯧ ꯂꯥꯛꯇꯣꯏꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯨꯝꯊꯗꯨꯅ. ꯌꯥꯝꯕꯨꯡꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯨꯅ ꯂꯥꯛꯂꯁꯤꯗ. ꯌꯥꯔꯦ, ꯑꯩ ꯆꯪꯉꯒꯦ. ꯀꯩꯝꯇ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ. ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯣꯂꯦꯖꯇ ꯆꯪꯈ꯭ꯔꯤ. ꯃꯥꯔꯁꯟ ꯒꯥꯔꯤꯗꯨ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯅ ꯆꯪꯈ꯭ꯔꯤꯗꯨ ꯍꯥꯏꯔꯞ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ. ꯇꯨꯡꯗꯒꯤ ꯅꯣꯡꯊꯥꯡꯅ ꯀꯣꯟꯁꯤꯜꯂꯛꯇꯨꯅ. ꯍꯦꯔꯣ, ꯅꯣꯏ ꯁꯥꯏ ꯊꯤꯜꯂꯛꯑꯝꯃꯤꯔꯣ ꯅꯪꯕꯣ? ꯀꯣꯠꯂꯛꯀꯅꯨ ꯁꯦꯡꯅꯗꯤ ꯀꯔꯤꯅꯣ? ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯇꯥꯅꯤꯡꯗꯦ. ꯅꯣꯡꯊꯥꯡ ꯀꯣꯂꯤꯗꯣ ꯍꯟꯗꯣꯛꯂꯒ. ꯅꯨꯄꯤ ꯊꯤ ꯈꯪꯗꯕꯗꯨꯗꯤ ꯍꯩꯃꯟꯗ꯭ꯔꯣ ꯅꯪꯁꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯆꯥꯒ ꯂꯩꯔꯕ꯭ꯔꯕ ꯋꯥꯖꯥꯎ ꯉꯥꯡꯂꯤꯁꯤ? ꯆꯍꯤꯗꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯒ ꯏꯁ, ꯅꯨꯄꯤꯅ ꯌꯥꯁꯨ ꯌꯥꯕꯤꯗꯕ ꯅꯪꯅ ꯋꯥꯖꯥꯎꯒ ꯉꯥꯡꯗꯅ. ꯃꯥꯔꯁꯟ ꯅꯣꯡꯊꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ. ꯑꯗꯨ ꯅꯣꯡꯊꯥꯡ, ꯑꯃꯁꯦ ꯅꯪꯅ ꯈꯔ ꯁꯦꯟꯅꯧꯀꯣ. ꯑꯩ ꯃꯥꯅ ꯀꯣꯂꯦꯖꯇ ꯂꯩꯍꯧꯕꯁꯦ ꯃꯤꯍꯨꯟ ꯊꯥꯎꯟ ꯁꯨꯗꯦꯕ. ꯍꯣꯏꯅꯦ, ꯃꯥꯕꯨꯗꯤ ꯑꯩꯅ ꯅꯠꯇ꯭ꯔꯁꯨ ꯀꯣꯂꯦꯖꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯪꯅ ꯃꯌꯥꯝ ꯊꯝꯕꯤꯗꯨꯗꯤ. ꯑꯗꯣ ꯑꯩ ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯗ ꯌꯥꯗ꯭ꯔꯦꯍꯦ ꯅꯪ. ꯃꯥꯔꯁꯟ ꯃꯃꯤꯠ ꯂꯧꯊꯣꯛꯂꯒ. ꯀꯅꯥꯒꯤ ꯀꯔꯝꯕ ꯅꯨꯄꯤꯃꯨꯛ ꯄꯥꯝꯃꯔꯦ? ꯅꯠꯇꯦ, ꯑꯩ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯇꯣꯏ ꯖꯥꯠꯂꯕ? ꯈꯨꯅꯝꯁꯤꯅ ꯊꯥꯔꯛꯀꯗꯣꯏꯅꯦ ꯑꯗꯩꯗꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯍꯦꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯗꯣ ꯑꯝꯇ ꯁꯦꯝꯕꯤꯌꯣꯕ. ꯃꯥꯔꯁꯟ ꯃꯆꯤꯟꯕꯥꯜ ꯆꯤꯡꯈꯠꯂꯞ ꯅꯣꯛꯇꯨꯅ. ꯑꯩ ꯅꯨꯄꯤ ꯁꯦꯟꯅꯕꯗ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯄꯥꯝꯁꯤꯜꯂꯛꯏꯔꯕ? ꯀꯥꯟꯅꯔꯣꯏꯕꯣ, ꯁꯛꯇꯥꯗꯨꯒ. ꯅꯨꯄꯤꯅ ꯄꯥꯝꯕꯤꯔꯛꯄ ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯌꯥꯔꯛꯅꯕ ꯍꯣꯠꯅꯁꯤ, ꯑꯗꯨꯒ ꯅꯪꯒꯤꯁꯦ ꯁꯤꯟꯕꯤꯒꯦ. ꯑꯦ, ꯅꯪꯒꯤꯗꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔ ꯂꯧꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯏꯪꯒꯦꯖ ꯇꯧꯗꯅ ꯐꯦꯃꯤꯂꯤ ꯃꯁꯦꯟ ꯋꯥ ꯉꯥꯡꯅ ꯂꯣꯏꯔꯦ. ꯑꯗꯨꯗ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯀꯣꯂꯦꯖ ꯊꯤꯟꯕꯁꯨ ꯂꯧꯕꯁꯨ ꯅꯪꯅ ꯂꯥꯛꯏ. ꯑꯗꯩ ꯅꯣꯏꯗꯤ ꯀꯣꯜꯒ ꯑꯗꯨꯝ ꯄꯥꯏꯅꯗꯥꯏꯅꯦ? ꯅꯪꯅ ꯀꯣꯏꯁꯟ ꯁꯦꯟꯅꯗꯅ ꯂꯩꯔꯗꯨꯗ ꯏꯁ, ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯏꯕꯣ, ꯅꯪ ꯅꯨꯄꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯋꯥꯁꯨ ꯉꯥꯡꯗꯦ, ꯍꯪꯂꯁꯨ ꯏꯈꯨꯝ ꯈꯨꯝꯗꯦ. ꯅꯪ ꯂꯩꯔꯗꯤ ꯋꯥ ꯈꯔ ꯉꯥꯡ ꯃꯥꯜꯂꯦ. ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯝ ꯍꯦꯛ ꯍꯥꯏꯗ ꯉꯝꯕ ꯅꯨꯄꯤꯅꯦꯍꯦ. ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯩꯅ ꯁꯤꯡꯅꯕ ꯂꯥꯏꯔꯤꯛ ꯇꯥꯛꯀꯦꯗꯤ ꯈꯟꯗꯦ, ꯑꯗꯨꯒ ꯁꯥꯇ꯭ꯔꯗꯒ ꯍꯣꯞꯀ ꯊꯝꯗꯅ. ꯀꯥꯟꯅꯔꯣꯏꯕꯨꯡꯉꯣ, ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔ ꯇꯝꯈꯣ. ꯑꯩ ꯅꯨꯄꯤꯅ ꯌꯥꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯔꯔꯣꯏꯀꯣ. ꯅꯣꯡꯊꯥꯡ ꯃꯥꯔꯁꯟꯕꯨ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯊꯣꯛꯂꯒ. ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯨꯅꯦ ꯅꯪꯕꯣ. ꯁꯣꯝꯗ ꯑꯔꯤꯕ ꯀꯨꯏꯅ ꯑꯣꯏꯔꯛꯄꯒꯤ ꯃꯊꯥ ꯁꯥꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯁꯨ ꯅꯪꯗꯧꯅ ꯂꯨꯝꯗꯅ ꯁꯪꯂꯤꯅꯤ. ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯖꯤꯜꯂꯒ ꯆꯥꯟꯁ ꯂꯧꯔꯒ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯁꯤꯟꯕꯅꯤ. ꯈꯪꯗꯦ, ꯏꯪꯒꯤꯠ ꯏꯔꯥꯡ ꯄꯤꯔꯁꯨ ꯀꯔꯤꯝ ꯍꯦꯛ ꯈꯪꯗꯦ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯥꯔꯀꯦ. ꯆꯍꯤꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯅꯤ. ꯑꯔꯤꯕ ꯑꯣꯏꯔꯛꯄꯒꯤ ꯏꯀꯥꯏꯕꯒ ꯈꯪꯂꯛꯇꯕꯒ. ꯑꯩ ꯁꯥꯇ꯭ꯔꯁꯦ ꯃꯤ ꯑꯣꯏꯅꯕ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯖꯔꯒꯦ ꯇꯧꯅꯤ. ꯍꯌꯦꯡꯋꯥꯏ ꯗꯦꯠ ꯆꯠꯄꯗ ꯄꯦꯔ ꯆꯠꯄ ꯌꯥꯔꯤꯗꯅ. ꯀꯣꯛꯇꯣ ꯈꯔ ꯁꯥꯟꯅꯧꯅꯦ ꯅꯪꯕꯣ.
ꯃꯁꯛ ꯃꯃꯤꯡꯒ ꯑꯝꯇ ꯈꯪꯗꯦꯗ ꯅꯣꯡꯊꯥꯡ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯤꯜꯂꯨ ꯃꯁꯥ ꯐꯥꯎ ꯌꯥꯗ꯭ꯔꯤ ꯃꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛ ꯁꯦꯝꯕꯤꯕꯒꯤ ꯑꯉꯥꯡꯁꯤꯗ ꯍꯥꯏꯗꯧꯔꯤꯅꯤꯅꯦ ꯍꯥ ꯌꯥꯔꯤꯕꯣ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯑꯩ ꯍꯣꯜꯂꯛꯀꯅꯨ ꯅꯣꯏꯅ ꯑꯩ ꯅꯨꯄꯤ ꯀꯣꯏꯕꯗ ꯀꯩ ꯀꯥꯟꯅꯕ ꯇꯧꯕꯤꯈ꯭ꯔꯒꯦ ꯈꯔ ꯌꯦꯡꯁꯤꯟ ꯈꯔ ꯁꯦꯟꯅꯕ ꯈꯔ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯅ ꯋꯥꯅ ꯀꯣꯏꯔꯤ ꯅꯨꯄꯤꯁꯤꯗ ꯏꯁ ꯅꯪꯒꯤ ꯅꯄꯥꯅ ꯄꯩꯁꯥ ꯄꯥꯏꯔꯤꯅ ꯅꯪꯅ ꯃꯨꯛꯇꯅ ꯍꯥ ꯊꯕꯛ ꯑꯝꯇ ꯂꯩꯖꯗꯕꯗꯧꯅ ꯅꯆꯥꯒꯨꯝꯕꯤꯁꯦ ꯀꯣꯏꯁꯦꯟ ꯍꯦꯛꯁꯤꯟꯅꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯏꯁ ꯑꯩꯉꯣꯟꯗꯒ ꯀꯩꯝ ꯇꯧꯕꯤꯗꯦ ꯍꯩꯁꯛꯇꯥ ꯊꯤ ꯅꯨꯄꯤ ꯌꯥꯅꯕ ꯆꯠꯄꯁꯨ ꯍꯩꯇꯕ ꯅꯪꯅ ꯏꯁ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯌꯦ ꯑꯗꯨꯁꯨ ꯆꯍꯤ 2 ꯁꯨꯗꯥꯅꯔꯤ ꯑꯗꯨꯒ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯁꯤꯗ ꯏꯪꯒꯦꯖꯁꯨ ꯇꯧꯔꯗꯨꯗ ꯏꯁ ꯌꯥꯔꯤꯕꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯏꯒꯣꯗꯨꯗꯅꯤ ꯅꯨꯄꯤꯅ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯃꯥꯔꯁꯟꯁꯨ ꯃꯆꯤꯟꯕꯥꯜ ꯆꯤꯡꯈꯠꯂꯞ ꯅꯣꯡꯊꯥꯡꯗ ꯅꯣꯛꯁꯤꯟꯗꯨꯅ ꯏꯕꯣ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯀꯞꯁꯦꯟ ꯍꯦꯛꯁꯤꯟꯅꯔꯒꯅꯦ ꯅꯝꯗꯅ ꯐꯥꯔ ꯂꯧꯅꯤ ꯅꯣꯋꯥ ꯂꯧꯗꯦ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯄꯥꯝꯕꯤꯒꯦꯔꯥ ꯄꯥꯝꯕꯤꯔꯣꯏꯔꯥ ꯑꯩꯅ ꯐꯥꯔꯒ ꯂꯧꯗꯧꯔꯤꯅꯤ ꯂꯩꯁꯥꯔꯤꯉꯩ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕꯩ ꯋꯥꯅꯤ ꯍꯌꯦꯡ ꯑꯩ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯛꯄ ꯈꯨꯅꯨꯡꯁꯤꯗꯣ ꯅꯃꯤꯠ ꯇꯤꯛꯅ ꯌꯦꯡꯉꯨ ꯍꯩꯔꯥꯁꯤꯀꯪ ꯑꯥꯔꯀꯦ ꯏꯁ ꯅꯨꯄꯤꯁꯤꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯅꯤꯍꯦ ꯌꯦꯡ ꯇꯥꯔꯦꯗꯅ ꯅꯣꯏ ꯑꯅꯤ ꯊꯨꯡꯅꯕ꯭ꯔꯥ ꯑꯣꯔ ꯅꯨꯄꯤꯁꯤꯅ ꯅꯪ ꯅꯨꯡꯁꯤꯔꯛꯄ꯭ꯔꯥꯗꯣ ꯁꯥꯇ꯭ꯔ ꯂꯣꯝꯃ ꯂꯩꯕ ꯅꯪꯅ ꯀꯩ ꯈꯪꯗꯣꯔꯤꯒꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯁꯣ ꯄꯨꯡ ꯇꯥꯔꯦ ꯆꯪꯈ꯭ꯔ ꯌꯦꯡꯅꯤꯡꯗ꯭ꯔꯤ ꯅꯁꯛꯇꯣ ꯏꯁ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯔꯤꯝꯇ ꯇꯧꯖꯗꯕ ꯃꯤꯒ ꯃꯥꯜꯍꯟꯗꯅ ꯅꯒꯨꯟ ꯈꯪꯉꯤ ꯅꯪꯒꯤꯁꯨꯀꯣ ꯅꯒꯨꯟ ꯈꯪꯉꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯡꯊꯥꯡ ꯃꯥꯔꯁꯟꯒ ꯊꯥꯏꯅꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯂꯕ ꯃꯃꯥꯟꯅꯕꯅꯤ ꯑꯗꯨꯃꯛꯅ ꯑꯅꯤꯃꯛꯅ ꯍꯥꯏꯅꯤꯡꯕ ꯆꯩꯅꯤꯡꯕ ꯆꯩꯔꯒ ꯀꯩꯁꯨ ꯀꯣꯏꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯥꯔꯁꯟꯁꯨ ꯉꯥꯛꯐꯥꯒꯤ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯤ ꯅꯣꯡꯊꯥꯡꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯗꯨ ꯃꯃꯥꯟꯅꯕꯗꯨꯗ ꯇꯝꯂꯨꯕꯗꯨꯅ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯂꯕꯒꯨꯝ ꯇꯌꯥꯡ ꯗꯤꯄꯥꯔꯠꯃꯦꯟ ꯔꯣꯝꯗ ꯆꯪꯂꯛꯂꯤ ꯁꯣꯝꯗ ꯊꯕꯛ ꯃꯐꯝꯗꯅꯤ ꯀꯣꯔꯧꯒ ꯅꯤꯡꯊꯦꯝꯒꯗꯨ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤ ꯀꯣꯔꯧ ꯅꯣꯛꯇꯨꯅ ꯑꯁ ꯇꯥꯏꯕꯪꯉꯣꯒꯤ ꯄꯋꯥꯔꯁꯤꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯇꯧꯒꯅꯤ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕ ꯄꯣꯠꯁꯛꯁꯦ ꯁꯠ ꯍꯦꯛꯇ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄ ꯉꯝꯃꯦꯕ ꯁꯤꯅꯅꯦꯕ ꯇꯥꯏꯕꯪꯉꯣꯅ ꯗꯨꯀꯥꯟ ꯄꯣꯠ ꯁꯦꯝꯒꯠꯇꯅ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯂꯩꯗꯅ ꯃꯤ ꯀꯌꯥ ꯑꯃ ꯇꯥꯏꯕꯪꯉꯣꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯍꯜꯂꯤꯁꯤꯅꯦꯕ ꯅꯤꯡꯊꯦꯝꯁꯨ ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯀꯣꯔꯧ ꯊꯣꯔꯤ ꯈꯪꯕꯅ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯁꯤꯅꯤ ꯀꯣꯔꯧ ꯅꯪꯅ ꯄꯥꯝꯕ ꯑꯩꯅ ꯄꯤꯅꯤ ꯑꯩꯅ ꯄꯥꯝꯕ ꯅꯪꯅ ꯄꯤꯗꯧꯅꯤ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ ꯁꯜꯃꯥꯟ ꯄꯨꯝꯕ ꯑꯩꯅ ꯄꯤꯅꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯏꯃꯧꯗꯒꯤ ꯆꯪꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯄꯩꯁꯥ ꯄꯤꯅꯤ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯅꯪꯕꯨ ꯏꯖꯠ ꯂꯩꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯆꯧ ꯑꯁꯥꯡꯒ ꯈꯪꯅꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯟꯗꯧꯔꯤꯅꯤꯅꯦ ꯇꯥꯏꯕꯪꯉꯣ ꯍꯧꯖꯤꯛꯁꯦ ꯐꯥꯏꯔꯦꯟ ꯊꯥꯅꯤ ꯅꯠꯇꯦ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯂꯁꯤꯔꯣ ꯀꯣꯔꯧꯒꯤ ꯑꯗꯨ ꯀꯔꯝ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯇꯥꯡ ꯆꯥꯅ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯤꯗꯨ ꯄꯨꯊꯣꯛꯄ ꯍꯥ ꯂꯨꯍꯣꯡꯕꯩ ꯄꯣꯠ ꯆꯩ ꯆꯪꯒꯗꯕ ꯌꯨꯝ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯗꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ ꯋꯥ ꯂꯣꯏꯔꯦ ꯅꯪꯒꯤ ꯅꯊꯧ ꯐꯖꯅ ꯇꯧꯕ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯗꯣ ꯀꯨꯞꯅ ꯁꯦꯟꯅꯕ ꯕꯤꯜꯁꯨ ꯄꯥꯁ ꯇꯧꯔꯤ ꯕꯤꯜꯁꯨ ꯐꯪꯂꯅꯤ ꯍꯥ ꯅꯪ ꯅꯨꯡꯉꯥꯏꯕ ꯍꯧꯔꯦꯅꯦ ꯃꯁꯤ ꯄꯨꯝꯕ ꯇꯥꯏꯕꯪꯉꯣ ꯊꯦꯡꯅꯔꯨꯕꯒꯤ ꯏꯆꯥ ꯁꯅꯥ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥ ꯏꯕꯦꯝꯃꯅ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯈꯣꯏ ꯁꯅꯥꯁꯤ ꯄꯥꯝꯒꯦꯔꯥ ꯄꯥꯝꯗꯣꯏꯔꯥ ꯃꯨꯛꯄ ꯑꯩꯅ ꯌꯥꯔꯤ ꯏꯆꯥꯁꯦ ꯅꯝꯗꯅ ꯇꯥꯏꯕꯪꯉꯣꯗ ꯁꯤꯟꯅꯅꯤ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯄꯤꯌꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯒꯤ ꯍꯥꯏꯕꯨ ꯇꯥꯏꯕꯪꯉꯣꯅ ꯄꯩꯁꯥ ꯋꯥꯠꯇꯅ ꯄꯤꯕꯤꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯈꯣꯔꯁꯥ ꯄꯨꯝꯕ ꯇꯥꯏꯕꯪꯉꯣꯅ puthokpib si kaktani aina pamjaba paisagi ni karisu khallunu ne korau nangba ai di imo phanglaroi drana pakatjaba khaktani ai di haiki wa ngak taba misak nati ai su ijat amada hingliba misakni karige aina nangonda sanagadoi no ne kanadi korau hidak to haijilo pena thaksi korau wine bottle to paikhatuna glass to da hairi chanaba singdo table to da thamduna anidu macha anigi kari tawsige haiduna plan khanari korau glass to thangkalaga bag ama ani thakrabada wachoi ngangba haurakle ibungo sanado nupa yam thukmande nati mane icha nupi dubu khudum chankrabadi ma ki adum oidorabasida mane college loiba ngai danale chahi ani ahum ngai do sar kok luhong thok haibani yade ne nati
ꯅꯨꯄꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯀꯔꯤ ꯀꯥꯟꯅꯅꯤ? ꯇꯥꯏꯕꯪꯉꯣ ꯍꯣꯏꯗꯤ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ. ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯇꯥꯏꯕꯪꯉꯣ ꯍꯣꯏꯗꯤ ꯂꯦꯝ ꯄꯥꯅ ꯂꯦꯝꯆꯥ ꯆꯥꯔꯁꯨ ꯌꯥꯏꯕ. ꯅꯤꯡꯊꯦꯝꯁꯨ ꯄꯦꯛ ꯑꯃꯅꯤ ꯇꯥꯁꯤꯟꯈ꯭ꯔꯕꯅ ꯃꯥꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯅꯆꯥꯅꯨꯄꯤꯗꯣ ꯅꯪꯗꯧꯅ ꯇꯧꯗꯦꯅꯦ. ꯌꯥꯝ ꯄꯪꯃꯜ ꯂꯥꯛꯃꯜꯂꯤ. ꯏꯆꯥꯅ ꯅꯝꯗꯅ ꯂꯧꯗꯧꯔꯤꯁꯤꯗ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯥ. ꯁꯤꯅꯅꯤꯅꯦ ꯏꯆꯥ ꯁꯅꯥꯗ ꯐꯥꯔꯒ ꯄꯨꯁꯤꯜꯂꯣ ꯍꯥꯏꯔꯤꯁꯦ. ꯑꯦ, ꯇꯥꯏꯕꯪꯉꯣ ꯍꯣꯏꯅꯕꯨ ꯄꯥꯝꯂꯗꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ. ꯐꯥꯒꯦꯔ ꯄꯨꯟꯒꯦꯔ ꯍꯥꯠꯀꯦꯔ ꯀꯣꯁꯤ ꯇꯧ. ꯑꯩ ꯀꯩꯁꯨꯝꯇ ꯍꯥꯏꯖꯔꯣꯏ. ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯄꯩꯁꯥꯗꯣ ꯄꯩꯁꯥꯗꯣ ꯈꯔ ꯌꯥꯝ ꯄꯤꯁꯤꯜꯂꯛꯑꯣꯕ. ꯄꯩꯁꯥꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ. ꯏꯆꯥꯗꯒꯤꯁꯨ ꯄꯩꯁꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ. ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯂꯤꯉꯩ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯦꯟꯅꯅꯕ ꯍꯥꯏꯌꯨ. ꯏꯃꯧꯗꯣ ꯅꯨꯄꯥ ꯑꯃꯗꯒꯤ ꯃꯈꯨꯠ ꯇꯥꯍꯟꯕ ꯌꯥꯔꯣꯏ. ꯍꯦꯛ ꯇꯥꯍꯟꯕꯗ ꯅꯪ ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ. ꯇꯥꯏꯕꯪꯉꯣꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯤꯡꯅꯕꯤꯔꯤ ꯃꯥꯜꯂꯦ. ꯑꯩꯅ ꯀꯩꯁꯨ ꯇꯧꯁꯨ ꯇꯧꯔꯣꯏꯗꯕꯁꯤꯗ. ꯁꯦ, ꯑꯗꯨꯏ ꯁꯔꯨꯛ ꯊꯛꯆꯤꯜꯂꯨ, ꯆꯥꯁꯤꯜꯂꯨ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯤꯟꯅꯈꯤꯁꯤ. ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯇꯣꯏꯅ ꯇꯣꯏꯅ ꯄꯤꯔꯒ ꯑꯩꯕꯨ ꯍꯔꯥꯎꯍꯜꯂꯨ. ꯏꯆꯥꯅꯨꯄꯤꯁꯦ ꯇꯥꯏꯕꯪꯉꯣꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ. ꯅꯤꯡꯊꯦꯝꯗꯤ ꯃꯆꯥꯒꯤ ꯈꯟꯕꯅ ꯑꯐ ꯐꯠꯇ ꯈꯟꯗꯦ. ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯅꯝꯍꯥꯗꯨꯅ ꯑꯣꯏꯔꯕꯁꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯕꯅꯤ. ꯀꯣꯔꯧꯁꯨ ꯃꯆꯥꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯗꯦ. ꯃꯥꯒꯤ ꯄꯩꯁꯥꯕꯨ ꯐꯪꯂꯕ, ꯃꯥꯒꯤ ꯏꯖꯠꯅꯕꯨ ꯍꯦꯟꯒꯠꯂꯕꯗꯤ ꯃꯆꯥꯕꯨ ꯍꯥꯠꯂꯣ ꯍꯥꯏꯔꯕꯁꯨ ꯉꯝꯒꯗꯕꯒꯤ ꯃꯑꯣꯡꯅꯤ. ꯅꯤꯡꯊꯦꯝꯅꯁꯨ ꯀꯣꯔꯧꯒꯤ ꯑꯁꯣꯟꯕ ꯈꯪꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯦ ꯏꯅꯥꯛ ꯈꯨꯜꯂꯤ, ꯃꯥꯒꯤ ꯃꯤ ꯋꯥꯠꯇꯦ, ꯃꯥꯒꯤ ꯂꯟ ꯊꯨꯝ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯔꯤꯕꯅꯤ. ꯀꯣꯂꯦꯖ ꯂꯣꯏꯕꯒ ꯂꯩꯁꯤꯍꯦꯟꯕꯤ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯃꯥꯔꯁꯟꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯨꯄꯤꯗꯨ ꯀꯥꯔꯛꯄ ꯉꯥꯏꯔꯤ. ꯃꯥꯔꯁꯟꯅ, ꯍꯣꯏ ꯀꯥꯔꯨ ꯌꯥꯔꯦ, ꯀꯦꯠꯋꯥꯛ ꯑꯃꯨꯛ ꯆꯠꯂꯦ. ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ. ꯃꯥꯔꯁꯟꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯇꯨꯅ ꯐꯝꯈ꯭ꯔꯦ. ꯍꯥꯟꯅꯒꯨꯝ ꯒꯥꯔꯤꯗ ꯍꯦꯛ ꯐꯝꯂꯛꯄꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯆꯝꯂꯛꯏ. ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯋꯥ ꯍꯥꯏꯗꯦ. ꯍꯦꯛ ꯋꯥ ꯉꯥꯡꯂꯨꯕꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯀꯗꯕꯗꯨ ꯈꯪꯕꯅ ꯇꯨꯃꯤꯟ ꯂꯩ. ꯃꯥꯔꯁꯟ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ, ꯅꯃꯥꯟꯅꯕꯤ ꯃꯤ ꯃꯥꯟꯅꯕꯤ ꯈꯔ ꯇꯤꯟꯅꯔꯒ ꯅꯩꯔꯤꯁꯤꯅꯦꯕ ꯍꯥ. ꯀꯣꯂꯦꯖꯇ ꯀꯅꯥꯝꯇ ꯄꯨꯟꯅꯨꯅ. ꯂꯩꯁꯤꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯅ, ꯐꯣꯟ ꯐꯪꯉꯤ ꯄꯥꯏꯔꯤꯔ ꯄꯥꯏꯗ꯭ꯔꯤꯔꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯃꯤꯒꯁꯨ ꯄꯨꯟꯕ ꯌꯥꯔꯣꯏ. ꯅꯠꯇꯦ, ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯔꯁ ꯇꯝꯒꯦꯁꯨ ꯌꯥꯗꯦ, ꯑꯩꯅ ꯄꯥꯝꯕ ꯀꯣꯂꯦꯖꯇꯁꯨ ꯇꯝꯒꯦ ꯌꯥꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯠꯇꯦ, ꯑꯩꯁꯦ ꯑꯉꯥꯎꯕꯤꯗꯧꯅ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯌꯣ ꯍꯥꯏꯔꯕ? ꯂꯩꯁꯤꯍꯦꯟꯕꯤꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯔꯛꯇꯨꯅ, ꯑꯩ ꯑꯄꯥꯝꯕꯗ ꯅꯪꯅ ꯊꯤꯡꯕꯒꯤ ꯅꯠꯇꯦ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ. ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯄꯨꯟꯕ ꯌꯥꯔꯣꯏ. ꯌꯥꯝꯕꯣꯡ ꯅꯥꯏꯌꯦ ꯁꯦꯕ, ꯑꯩ ꯌꯥꯝꯕꯣꯡꯅ ꯍꯥꯏꯕ ꯏꯜꯂꯒꯦꯕ ꯁꯦ, ꯅꯥꯏꯌꯦ ꯊꯥꯗꯣꯛꯑꯣ. ꯃꯥꯔꯁꯟ ꯃꯈꯨꯠꯇꯨ ꯀꯣꯝꯂꯤ ꯀꯣꯝꯂꯤ ꯄꯥꯏꯔꯛꯏ. ꯂꯩꯁꯤꯍꯦꯟꯕꯤ ꯋꯥꯗꯨꯅ ꯊꯩꯅꯕ ꯋꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯏ. ꯌꯥꯝꯕꯣꯡ, ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯃꯥꯔꯁꯟ ꯑꯁꯥꯎꯕ ꯐꯥꯊꯗꯨꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ, ꯍꯥꯏꯌꯨ. ꯀꯣꯂꯦꯖꯀꯤ ꯒ꯭ꯔꯨꯞꯇꯣ ꯑꯩ ꯅꯝꯕꯔꯗ ꯌꯥꯎꯖꯒꯦ. ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ, ꯀꯩꯒꯤ? ꯋꯥꯊꯤ ꯋꯥꯔꯦꯝ. ꯑꯁ, ꯑꯣꯖꯥꯅ ꯌꯥꯎ ꯍꯥꯏꯔꯛꯏ. ꯑꯣꯖꯥꯅ ꯀꯩ ꯍꯥꯏꯔꯛꯇꯧꯔꯤꯒꯦ? ꯅꯣꯠꯁꯇꯣ ꯀ꯭ꯂꯥꯁꯇ ꯄꯤꯔꯤꯗꯨꯅꯤ, ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯛꯄꯁꯨ ꯅꯠꯇꯦ. ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯔꯥ ꯑꯣꯐ ꯂꯩꯕ꯭ꯔꯥ ꯑꯗꯨꯈꯛ ꯈꯪꯅꯕ ꯑꯩꯕꯨ. ꯌꯥꯎꯒꯦ. ꯌꯥꯔꯣꯏꯕ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯀꯣꯂꯦꯖꯀꯤꯁꯦ ꯀꯔꯤ ꯀꯥꯏꯔꯒꯦꯕ? ꯅꯪ ꯅꯃꯤꯠ ꯌꯥꯝ ꯉꯥꯎꯏ, ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯕ ꯌꯥꯝ ꯀꯜꯂꯤ. ꯀꯣꯂꯦꯖꯁꯤꯁꯨ ꯅꯪꯅ ꯈꯟꯕꯗ ꯅꯠꯇ꯭ꯔ ꯇꯝꯂꯤꯁꯦ? ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯌꯥꯝꯕꯨꯡꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯉꯥꯛꯇ. ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤ, ꯒ꯭ꯔꯨꯞ ꯌꯥꯎꯔ ꯀꯔꯤꯝ ꯀꯥꯟꯅꯗꯦ. ꯑꯗꯣ ꯁꯥꯔ ꯑꯃꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤ. ꯌꯥꯝꯕꯨꯡꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝ ꯍꯥꯏꯔꯤ. ꯑꯉꯥꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯀꯦꯗꯤ ꯀꯅꯥꯅ ꯋꯥꯊꯤ ꯉꯥꯡꯂꯤꯗꯨꯅ? ꯍꯥꯏꯔꯛꯑꯣ, ꯑꯩ ꯇꯧꯒꯦ ꯀꯔꯝꯕꯅꯣ? ꯑꯅꯣꯛꯀ ꯎꯞꯄꯗꯣ ꯉꯁꯥꯏ ꯃꯤꯅ ꯑꯆꯥꯄꯣꯠ ꯆꯥꯔꯤꯉꯩ ꯌꯥꯝꯕꯨꯡꯅ ꯎꯔꯗꯤ ꯐꯨꯕꯤꯖꯅꯤ ꯍꯥꯏꯔꯝꯃꯤꯅꯤ, ꯃꯤ ꯃꯥꯡꯗ ꯀꯦꯟꯇꯤꯟꯗ. ꯀꯦꯟꯇꯤꯟ ꯄꯜꯂꯛꯄꯗꯨꯗ ꯃꯥꯔꯁꯟ ꯄꯤꯁꯨꯝ ꯁꯨꯛꯅ, ꯅꯪꯗꯤ ꯀꯦꯟꯇꯤꯟꯗꯗꯤ ꯀꯩꯗꯧꯕꯩ ꯆꯪꯂꯤꯕ? ꯅꯠꯇꯦ, ꯀꯅꯥ ꯀꯅꯥ ꯆꯪꯉꯤꯅꯣꯕ? ꯅꯨꯄꯤꯗꯨ ꯃꯇꯤꯟ ꯌꯣꯠꯊꯩ, ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯈꯨꯝꯃꯤ. ꯂꯥꯡꯂꯦꯟ ꯍꯣꯏ ꯑꯕꯦꯝ ꯍꯣꯏꯒ. ꯅꯃꯥꯟꯅꯕꯤꯅꯦꯅ ꯅꯨꯄꯥꯗ ꯆꯣꯞꯄ ꯉꯥꯛ ꯇꯤꯟꯅꯁꯤꯜꯂꯒ ꯌꯥꯝ ꯂꯦꯝꯕꯒꯁꯨ ꯁꯥꯔꯤ. ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯄꯩꯗꯨꯅ, ꯐꯔꯦ ꯀꯩꯅꯣ, ꯌꯥꯝꯕꯨꯡ ꯐꯪꯗꯕꯩ ꯆꯥꯛꯏꯔꯣ? ꯆꯥꯛꯇꯤ ꯀꯩꯁꯨ.
ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯣꯏꯅ ꯑꯩꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤꯗꯣꯏꯅꯤ ꯑꯩ ꯎꯗ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯕꯤ ꯇꯧꯔꯛꯈꯤꯗꯧ ꯌꯥꯝ ꯋꯥꯠꯂꯤꯅꯤꯗ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯕꯤꯔꯣꯏ ꯍꯜꯂꯛꯇ꯭ꯔꯗꯤ ꯐꯔꯦ ꯈꯟꯅꯤ ꯑꯣ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯅ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯆꯠꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ ꯏꯌꯥꯝꯕ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯃꯥꯔꯁꯟꯁꯨ ꯊꯋꯥ ꯁꯥꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯈꯪꯗꯦ ꯑꯩꯗꯤ ꯒꯥꯔꯤ ꯃꯃꯥꯏꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯍꯣꯡꯗꯧ ꯂꯩꯔꯁꯤꯕꯨ ꯑꯗꯨꯅꯦ ꯑꯝꯍꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯍꯣꯡꯗꯧ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯤꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯑꯣꯏꯅ ꯃꯦꯠꯈ꯭ꯔꯦ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯒ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯅꯪ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯒ ꯆꯪꯁꯦ ꯍꯥꯏꯕ꯭ꯔꯥ ꯂꯩꯍꯧꯒꯦ ꯐꯣꯟꯗꯨ ꯃꯦꯠꯅ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯄꯅꯤ ꯃꯥꯔꯁꯟꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯀꯨꯝꯈ꯭ꯔꯦ ꯅꯣꯡꯊꯥꯡꯒꯤ ꯃꯌꯨꯝꯅꯤ ꯃꯥ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯗꯨꯅ ꯆꯪꯈꯤꯕꯅꯤ ꯉꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯥꯔꯤ ꯃꯌꯥꯗ ꯂꯦꯞꯄꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯡꯊꯥꯡ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯊꯀꯠꯈ꯭ꯔꯦ ꯐꯣꯟꯗꯨ ꯕꯦꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯀꯨꯝꯊꯔꯛꯏ ꯁꯥꯔ ꯍꯣꯏ ꯌꯨꯝꯂꯣ ꯃꯥꯅꯤ ꯅꯣꯏ ꯌꯥꯝꯕꯨꯡꯒ ꯂꯥꯛꯑꯣ ꯃꯔꯛꯇ ꯅꯨꯄꯤꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯣꯛꯂꯝꯂꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯁꯨ ꯄꯣꯛꯏ ꯂꯥꯛꯀꯦ ꯁꯥꯔ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯅꯣꯡꯊꯥꯡꯗꯨ ꯆꯪꯈ꯭ꯔꯦ ꯅꯣꯡꯊꯥꯡ ꯆꯪꯈꯤꯕꯒ ꯅꯨꯄꯥꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯅꯨꯄꯤꯗꯨꯁꯨ ꯃꯇꯧꯗꯨꯗ ꯀꯤꯕꯅ ꯒꯥꯔꯤꯗꯤ ꯀꯥꯗꯦ ꯇꯨꯃꯤꯟ ꯂꯦꯞꯄꯤ ꯃꯥꯔꯁꯟ ꯆꯦꯞꯊꯔꯞ ꯌꯦꯡꯗꯨꯅ ꯅꯪ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯂꯩꯍꯧꯔꯣꯏ ꯀꯥꯔꯣ ꯆꯠꯂꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯒꯥꯔꯤꯗ ꯀꯥꯔꯛꯂꯦ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯗ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯔꯛꯏ ꯅꯨꯄꯤꯗꯨꯁꯨ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯏ ꯃꯥꯔꯁꯟ ꯒꯥꯔꯤ ꯊꯧꯅ ꯅꯨꯄꯥ ꯄꯨꯟꯒꯅꯨ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯍꯥꯏꯕ ꯏꯟꯇ꯭ꯔꯦꯁꯁꯤ ꯀꯩꯒꯤꯅꯣ ꯅꯪꯕ ꯍꯧꯖꯤꯛꯇ ꯑꯕꯦꯝꯒ ꯂꯥꯡꯂꯦꯟꯒ ꯈꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯤꯡꯉꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯑꯇꯩꯗꯨꯁꯨ ꯀꯦꯟꯇꯤꯟꯗ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯈꯣꯝꯃꯨꯕ ꯅꯠꯇꯦ ꯅꯠꯂꯣꯏ ꯍꯌꯦꯡꯗꯩ ꯀꯣꯂꯦꯖꯀ ꯑꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯂꯧꯏ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯃꯒ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕ ꯎꯕꯗꯨꯗ ꯀꯅꯥꯅꯣ ꯁꯤꯗ ꯅꯨꯄꯥ ꯑꯃ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯦ ꯅꯨꯄꯤꯗꯨ ꯈꯨꯝꯂꯝꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯊꯧꯏ ꯅꯨꯄꯤꯗꯨ ꯀꯤꯔꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ ꯄꯥꯈꯠꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨꯗꯗꯤ ꯄꯥꯏꯔꯛꯏ ꯅꯨꯄꯥꯗꯨ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯅꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯗ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯏꯌꯥꯝꯕ ꯁ꯭ꯄꯤꯠꯁꯦ ꯇꯞ ꯊꯧꯋꯣ ꯑꯩ ꯀꯤꯖꯩꯌꯦ ꯃꯥꯔꯁꯟꯅ ꯆꯨꯝꯗꯦ ꯑꯗꯨꯃꯛ ꯀꯟꯅ ꯊꯧꯔꯤ ꯇꯞꯅ ꯊꯧ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔ ꯈꯥꯝꯃꯣ ꯃꯥꯔꯁꯟ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯒ ꯂꯝꯍꯥꯡ ꯑꯃꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯅꯥꯀꯜꯗ ꯇꯣꯡꯂꯤꯕꯤ ꯅꯨꯄꯤꯗꯨ ꯆꯤꯡꯊꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯅꯪꯅ ꯅꯆꯤꯟꯅꯁꯨ ꯌꯥꯝ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯏꯌꯥꯝꯕꯅ ꯀꯩꯁꯨ ꯇꯥꯕꯤꯔꯣꯏ ꯌꯥꯗꯦ ꯈꯪꯅ ꯇꯧꯔꯕꯅꯤꯅ ꯅꯁꯥꯅ ꯀꯤꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯑꯅꯝꯀꯟꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯃꯨꯛ ꯌꯥꯎꯔꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯌꯥꯝ ꯃꯥꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯅꯥꯀꯜꯗ ꯏꯪꯈꯣꯜ ꯉꯥꯛꯅꯕ ꯆꯩꯗꯨꯁꯨ ꯎꯔꯛꯏ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯑꯩꯅꯁꯨ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯆꯩꯗꯨ ꯂꯥꯝꯗꯨꯅ ꯀꯜꯂꯛꯏ ꯀꯩ ꯍꯥꯏꯕꯅꯣꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯝꯕꯤꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯏꯌꯥꯝꯕ ꯅꯪ ꯁꯨꯃꯥꯏ ꯂꯝꯍꯥꯡꯁꯤꯗ ꯇꯧꯒꯅꯣ ꯅꯥꯏꯌꯦ ꯆꯩꯗꯨ ꯅꯥꯀꯜꯗ ꯂꯪꯊꯣꯛꯇꯨꯅ ꯃꯥꯔꯁꯟ ꯁꯥꯎꯅꯤꯡꯅ ꯈꯔ ꯇꯣꯏꯅ ꯐꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅ ꯑꯩꯅ ꯁꯥꯎꯅꯤꯡꯅꯕ ꯐꯨꯔꯛꯅꯕ ꯊꯕꯛꯁꯤ ꯌꯥꯝ ꯇꯧꯏ ꯑꯩꯅ ꯅꯠꯇꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯅꯦ ꯅꯪ ꯍꯥꯏꯅꯤ ꯌꯥꯝꯕꯨꯡꯅ ꯌꯥꯗꯦꯅ ꯍꯥꯏꯕ ꯍꯩꯇ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯟꯅ ꯆꯠꯂꯁꯤ ꯏꯌꯥꯝꯕ ꯆꯠꯂꯣꯏ ꯑꯩ ꯂꯝ ꯍꯦꯟꯕꯤ ꯑꯣꯏꯔꯣꯏꯌꯦ ꯌꯥꯝꯕꯨꯡꯅ ꯌꯥꯗꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯩ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯇꯝꯗ ꯉꯥꯏꯔꯤꯕꯒꯤ ꯏꯀꯥꯏꯌꯦ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯆꯍꯤꯁꯨ ꯌꯥꯝ ꯍꯟꯅꯩ ꯃꯥꯔꯁꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯁꯥꯎꯕ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯅꯪꯅ ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥ ꯃꯌꯥꯝꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯈꯤꯅꯤ ꯃꯇꯨꯡꯗꯩ ꯍꯥꯏꯔꯔꯣꯏ ꯃꯇꯨꯡ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯅꯤꯅꯦ ꯀꯣꯟꯅꯩ ꯋꯥꯗꯤ ꯈꯪꯗꯦꯕ ꯅꯠꯇ꯭ꯔꯥ ꯀꯣꯟꯅꯁꯨ ꯍꯥꯏꯖꯔꯔꯣꯏ ꯐꯔꯦ ꯆꯠꯂꯁꯤ ꯀꯥꯈꯠꯂꯣ ꯅꯪꯅ ꯇꯧꯔꯁꯨ ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯅꯪꯁꯦ ꯑꯗꯨꯝ ꯐꯨꯈꯤꯅꯤꯁꯦ ꯅꯁꯥꯅ ꯈꯪꯉꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯨꯛꯇꯣꯛꯄꯒ ꯄꯩꯊꯣꯛꯄꯒ ꯇꯧꯔꯤ
ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕ ꯍꯦꯛ ꯎꯠꯂꯨꯕꯗ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯀꯤꯖꯕꯅ ꯎꯄꯥꯏ ꯂꯩꯇ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯒꯥꯔꯤ ꯀꯥꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯜꯂꯤ꯫ ꯍꯦꯛ ꯍꯥꯏꯔꯨꯗ꯭ꯔꯗꯤ ꯂꯣꯟꯅ ꯊꯨꯞꯅ ꯍꯥꯏꯔꯝꯗꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯀꯅꯤ꯫ ꯑꯗꯨꯃꯨꯛ ꯍꯥꯏꯔꯨꯔꯒꯅ ꯌꯥꯔꯣꯏ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯁꯥꯎꯔꯛꯀꯗꯧꯕ ꯃꯇꯧꯗꯨꯗ ꯍꯥꯏꯁꯤꯔ ꯍꯥꯏꯔꯣꯏꯁꯤꯔ ꯍꯥꯏꯗꯨꯅ ꯈꯟꯖꯥꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯗ ꯌꯥꯗꯦ ꯈꯟꯅ ꯃꯇꯤꯟꯗꯨ ꯌꯣꯠꯊꯗꯨꯅ ꯐꯣꯟꯗꯨ ꯇꯧꯏ꯫ ꯔꯤꯡ ꯑꯃ ꯑꯅꯤ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ ꯅꯨꯄꯥꯗꯨꯁꯨ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯇꯞ ꯇꯞꯅ ꯀꯧꯏ꯫ ꯏꯌꯥꯝꯕ꯫ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯃꯥꯔꯁꯟ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯦꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯔꯩꯗꯨ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯒ ꯊꯥꯕꯜ ꯆꯠꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯃꯥꯔꯁꯟ ꯃꯃꯤꯠ ꯑꯅꯤ ꯁꯨꯞꯆꯤꯟꯅꯔꯒ ꯀꯩ ꯊꯥꯕꯜ? ꯅꯪ ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯅꯤꯡꯕ꯭ꯔꯣ? ꯅꯨꯄꯥꯒꯤ ꯃꯈꯨꯠꯀ ꯄꯥꯏꯔ ꯆꯣꯡꯕꯗꯣ ꯅꯪ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ? ꯅꯈꯣꯡ ꯑꯅꯤꯗꯨ ꯀꯛꯊꯠꯂꯨꯔꯣ, ꯆꯠꯄꯁꯨ ꯆꯣꯡꯕꯁꯨ ꯉꯝꯗꯅꯕ꯫ ꯏꯃꯥꯟꯅꯕꯤ ꯉꯥꯛꯇ ꯄꯥꯏꯔ ꯆꯣꯡꯒꯦꯕ ꯏꯌꯥꯝꯕ, ꯉꯁꯤ ꯈꯛꯇꯅꯤ꯫ ꯀꯥꯏꯗꯩ ꯅꯃꯥꯟꯅꯕꯤ? ꯍꯥ? ꯊꯥꯕꯜꯕ ꯅꯨꯄꯤ ꯈꯛ ꯆꯣꯡꯅꯕ꯭ꯔꯣ? ꯉꯁꯤ ꯈꯛ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ? ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ꯫ ꯋꯥ ꯃꯈꯥ ꯌꯥꯝ ꯁꯥꯡꯊꯅ ꯉꯥꯡꯅꯔꯣꯏꯁꯤ꯫ ꯅꯪꯅ ꯆꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯁꯨꯃꯥꯡꯗ ꯃ꯭ꯌꯨꯖꯤꯛ ꯊꯥꯔ ꯆꯣꯡ꯫ ꯅꯊꯟꯇꯂꯒ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯃꯥꯏꯗꯤ ꯍꯧꯔꯛꯑꯅꯤ ꯄꯛꯇꯕꯁꯦ꯫ ꯏꯁꯧꯗꯣ ꯂꯥꯡꯂꯛꯀꯅꯣ ꯍꯥꯏꯕ꯫ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯁꯤ꯫ ꯏꯕꯥꯅꯤ ꯈꯛ ꯀꯃꯥꯏꯅ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯣ? ꯁꯥꯎꯅꯕ ꯊꯕꯛꯅ ꯅꯪꯅ ꯇꯧꯔꯛꯂꯒ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯕ ꯇꯥꯍꯜꯂꯛꯀꯅꯣ꯫ ꯍꯦꯛ ꯆꯠꯂꯝꯕꯗ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ꯫ ꯏꯕꯥꯅꯤ ꯈꯛ ꯆꯣꯡꯕ ꯇꯜꯂꯒꯅ ꯐꯃꯨꯡꯗ ꯀꯥꯔ ꯇꯨꯃꯤꯟ ꯇꯨꯝ꯫ ꯑꯩ ꯐꯣꯟ ꯄꯥꯏꯔ ꯁꯪꯕꯤꯒꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯆꯥꯛꯄ ꯍꯥꯏꯕꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯤ꯫ ꯁꯥꯎꯔꯨꯕ ꯌꯥꯗꯕꯒꯤ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯉꯁꯤꯈꯛ ꯍꯥꯏꯖꯕꯁꯤꯗ꯫ ꯉꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯃꯇꯨꯡꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯌꯥꯗꯦꯗꯤ ꯌꯥꯗꯦꯗꯅ꯫ ꯋꯥ ꯃꯈꯥ ꯇꯥꯊꯔꯛꯀꯅꯨ꯫ ꯅꯈꯣꯡ ꯊꯨꯗꯦꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯈꯨꯠꯇꯁꯨ ꯌꯥꯎꯅ ꯊꯨꯗꯦꯛꯅꯤꯡꯂꯛꯀꯅꯗꯩꯗꯤ꯫ ꯆꯤꯟꯅ ꯍꯥꯏꯔꯤꯉꯩ ꯇꯣꯛꯑꯣ ꯕꯦꯝꯃ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ ꯙꯞ ꯃꯌꯥꯝ ꯑꯃ ꯇꯧꯅꯕ꯭ꯔꯣ? ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯋꯥ ꯌꯥꯝ ꯉꯥꯡꯕ꯭ꯔꯕꯅꯦ? ꯑꯩ ꯂꯥꯎꯔ ꯍꯧꯖꯤꯛꯅ? ꯑꯣꯏꯕ ꯌꯥꯕ ꯋꯥ ꯉꯥꯡ꯫ ꯃꯤꯒ ꯊꯥꯕꯜ ꯆꯠꯂꯨꯒꯦꯕ ꯀꯩꯅꯣ ꯕꯦꯝꯃ? ꯑꯩ ꯁꯥꯎꯟꯒꯅꯣ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯁꯤꯗ ꯐꯨꯅꯤꯡꯗꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯖꯔ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯄꯦꯟꯖꯗ ꯈꯨꯝꯃꯤ꯫ ꯑꯩ ꯆꯍꯤ ꯃꯇꯥꯡꯁꯦ ꯌꯥꯝꯕꯨꯡ ꯀꯥꯍꯜꯂ ꯂꯥꯛꯄ꯭ꯔꯣ? ꯑꯩ ꯅꯍꯥꯟꯒꯩ ꯀꯩ ꯍꯥꯏꯒꯦ? ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯀꯦ ꯐꯥꯎ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯅꯨꯄꯥꯒꯤ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯗꯅ ꯅꯃꯥꯏ ꯅꯃꯤꯠ ꯈꯔ ꯌꯦꯛꯁꯤꯜꯂꯒ ꯈꯠꯂꯤ ꯈꯠꯂꯤ ꯏꯔꯥꯡ ꯇꯧꯔꯨꯗꯣꯏꯗꯣ ꯑꯩ ꯈꯪꯕ ꯑꯗꯨꯅ ꯆꯠꯍꯟꯗ꯭ꯔꯤꯅꯤ꯫ ꯅꯣꯏ ꯀꯣꯂꯦꯖꯀꯤ ꯅꯨꯄꯥ ꯑꯃ ꯂꯩꯅꯤ, ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯌꯥꯝ ꯆꯟꯕ꯫ ꯃꯗꯨ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯀꯩꯗꯧꯕꯩ ꯆꯠꯍꯟꯗꯣꯏꯅꯣ? ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯔꯣꯏꯗꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ, ꯁꯥꯎꯒꯠꯂꯨꯕ ꯉꯝꯗ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯍꯥꯏꯔꯛꯏ꯫ ꯇꯣꯛꯅꯔꯁꯤ ꯏꯕꯥꯅꯤ, ꯁꯨꯃꯥꯏ ꯁꯨꯝ ꯌꯦꯠꯇꯧ ꯑꯣꯏꯗꯦ꯫ ꯃꯥꯔꯁꯟꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯊꯗ ꯍꯦꯛꯇ ꯐꯤꯡꯒꯠꯂꯤ꯫ ꯑꯗꯩꯗꯤ ꯅꯌꯨꯝꯗ ꯆꯪꯉꯛꯂꯒ ꯐꯥꯔ ꯄꯨꯗꯣꯏꯕ꯫ ꯆꯍꯤ ꯅꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯖꯈꯤꯁꯅꯨ ꯈꯜꯂꯒ ꯊꯣꯛ ꯇꯧꯔꯗꯤꯅꯦ, ꯅꯪ ꯐꯥꯔꯒ ꯂꯧꯕ ꯉꯝꯕ ꯃꯤꯅꯦꯁꯦ꯫ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ꯫ ꯅꯪ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯆꯪꯈ꯭ꯔꯤꯕ ꯃꯇꯝꯗꯣ ꯑꯔꯦꯝꯕ ꯅꯠꯇꯦ ꯈꯪꯉꯕ? ꯍꯧꯖꯤꯛꯁꯨ ꯌꯥꯗꯦ꯫ ꯀꯩ ꯍꯥꯏꯕꯅꯣ? ꯈꯠꯅꯕ ꯌꯥꯝ ꯍꯧꯕ꯭ꯔꯥ ꯍꯥꯏꯕꯅꯦ? ꯅꯪ ꯉꯁꯤꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯊꯣꯛ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯅꯝꯁꯤꯟꯕ ꯁꯣꯏꯔꯣꯏꯁꯦ ꯅꯪ꯫ ꯉꯝꯃꯩ ꯈꯟꯕ꯭ꯔꯣ? ꯂꯥꯎꯔ ꯍꯧꯖꯤꯛ꯫ ꯐꯔꯦ ꯉꯥꯏꯔꯝ, ꯅꯪ ꯌꯨꯝꯗ ꯂꯩꯔꯝ꯫ ꯑꯩ ꯃꯤꯅꯠ 10ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯀꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯅ ꯏꯌꯥꯝꯕ ꯑꯩ ꯂꯥꯜꯂꯦꯕ꯫ ꯂꯩꯔꯝꯃꯣ ꯅꯪ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯑꯩ ꯂꯥꯟꯖꯔꯦ꯫ ꯑꯩ ꯃꯇꯨꯡ ꯌꯥꯝꯕꯨꯡꯒꯤ ꯆꯤꯡꯊꯛꯇ ꯈꯨꯝꯖꯔꯔꯣꯏꯕ꯫ ꯐꯣꯟ ꯄꯥꯏꯔ ꯇꯨꯝꯃꯣꯗꯨꯁꯨ ꯇꯨꯝꯖꯔꯒꯦ꯫ ꯋꯥ ꯃꯈꯥ ꯇꯥꯊꯕ ꯅꯪꯗꯦ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯁꯣꯏꯗꯅ ꯃꯌꯨꯝꯗ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯂꯥꯛꯂꯒ ꯅꯨꯄꯥꯗꯨꯅ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯨ ꯈꯪꯂꯗꯨꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ꯫ ꯀꯨꯏꯗꯦ, ꯃꯤꯅꯠ 10ꯃꯨꯛ ꯂꯩꯔꯒ ꯀꯣꯜꯗꯨ ꯇꯧꯔꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯜꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯐꯣꯟꯗꯒꯤ ꯃꯥꯔꯁꯟꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯪꯉꯣ ꯍꯥꯏꯕ꯭ꯔꯥ? ꯃꯥꯔꯁꯟꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥꯗꯨ ꯌꯧꯔꯛꯂꯦ ꯈꯪꯂꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ
ꯏꯌꯥꯝꯕ ꯑꯩ ꯃꯊꯪ ꯆꯠꯂꯣꯏꯕ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯄꯥꯈꯠꯃꯟꯗꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯅꯨꯄꯥꯗꯨ ꯈꯛꯀꯤꯕ ꯅꯠꯇꯦ ꯃꯄꯥ ꯇꯥꯔꯗꯤ ꯃꯥ ꯍꯤꯡꯂꯔꯣꯏ ꯄꯥꯈꯠꯆꯕꯅꯤ ꯃꯥꯔꯁꯟꯁꯨ ꯍꯟꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯨꯏ ꯑꯩ ꯆꯪꯂꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯂꯦꯝꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯁ ꯏꯌꯥꯝꯕ ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯅꯨꯄꯤꯗꯨꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕꯅ ꯐꯅ ꯑꯅꯝ ꯀꯟꯅ ꯊꯣꯛꯂꯛꯂꯔꯣꯏ ꯌꯨꯝ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯇꯥꯕꯤꯕ ꯂꯩꯇ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯊꯣꯛꯂꯛꯏ ꯃꯥꯔꯁꯟ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯂꯥꯛꯂꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯊꯥꯕꯜ ꯆꯣꯡ ꯆꯠꯅꯤꯡꯉꯦꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯅ ꯆꯠꯅꯤꯡꯗꯦ ꯃꯥꯔꯁꯟ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥ ꯂꯩꯗꯨꯅ ꯅꯪ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥ ꯏꯌꯥꯝꯕ ꯅꯥꯏꯌꯦ ꯌꯥꯝꯃꯛ ꯁꯨꯅ ꯆꯨꯕ ꯀꯣꯛꯆꯥꯛꯄ ꯄꯥꯈꯪ ꯑꯔꯤꯕ ꯅꯥꯁꯦ ꯇꯠꯂꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯍꯥꯏꯔꯦ ꯏꯟꯗꯕ ꯑꯅꯝ ꯀꯟꯕ ꯇꯧꯅꯨ ꯍꯥꯏꯔꯒ ꯍꯦꯟꯖꯤꯟꯕꯤ ꯑꯃ ꯀꯟꯅ ꯇꯧꯔꯤꯌꯦꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯒꯦ ꯂꯣꯏꯅꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯄꯤꯛꯅꯤꯛꯁꯨ ꯆꯠꯍꯟꯗꯦ ꯃꯌꯥꯝ ꯄꯨꯟꯕꯁꯨ ꯌꯥꯎꯍꯟꯗꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯔꯣ ꯑꯉꯥꯎꯕ ꯅꯪꯅ ꯁꯦꯟꯅꯃꯟꯗꯅ ꯑꯩꯁꯦ ꯉꯥꯎꯗꯧꯔꯕꯅꯤ ꯏꯃꯥ ꯐꯪꯉꯤ ꯌꯥꯝꯕꯒꯤ ꯃꯤꯆꯪ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯅꯣꯏ ꯑꯃꯠꯇꯅ ꯈꯪꯗꯦ ꯍꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯩꯅ ꯌꯥꯅꯤꯡꯗꯦꯗꯤ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯅꯪꯒꯤ ꯑꯅꯧꯕ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯅꯕ ꯀꯌꯥꯝ ꯇꯧꯗꯥꯏꯅꯦ ꯏꯈꯠꯈꯠꯂꯗꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯀꯣꯛꯇꯣꯛꯑꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯥꯅꯤꯡꯗꯅ ꯑꯩ ꯅꯪ ꯄꯥꯝꯗꯤꯌꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯤꯌꯦ ꯅꯣꯏꯅ ꯅꯝꯗꯅ ꯑꯩꯁꯦ ꯀꯦꯔꯤꯌꯔꯒ ꯂꯣꯏ ꯃꯥꯡꯍꯜꯂꯕꯅꯤ ꯅꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯅꯝꯗꯅ ꯌꯥꯃꯨꯡꯗ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤꯗꯣ ꯃꯄꯣꯛꯁꯤꯃꯛꯀꯤ ꯑꯣꯏꯊꯣꯛꯂꯣꯏ ꯃꯥꯔꯁꯟ ꯁꯥꯎꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯅ ꯅꯪꯁꯦ ꯁꯣꯏꯗꯅ ꯂꯧꯅꯤ ꯈꯪꯅ ꯅꯥꯄꯜ ꯇꯧꯔꯛꯀꯅꯣ ꯅꯨꯄꯤꯅ ꯄꯣꯡꯒꯦꯅ ꯄꯣꯡꯂꯕꯗ ꯆꯥꯛꯈꯨꯝꯗ ꯅꯞꯁꯤꯟꯗ꯭ꯔꯤ ꯐꯥꯎ ꯃꯉꯥꯏꯔꯦ ꯑꯅꯤꯗꯨꯅ ꯂꯥꯎꯅꯔꯤꯉꯩ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ ꯅꯨꯄꯥꯗꯨꯗꯩ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯂꯒ ꯀꯅꯥꯒꯤꯅꯣ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯨꯄꯥꯗ ꯅꯝꯕꯔ ꯄꯤꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯥꯎꯔꯛꯂꯅꯤ ꯈꯟꯅ ꯁꯥꯏꯂꯦꯟ ꯊꯝꯖꯤꯟꯗꯨꯅ ꯁꯠ ꯌꯦꯞꯁꯤꯟꯈꯤ ꯃꯥꯔꯁꯟꯁꯨ ꯐꯣꯟ ꯂꯥꯛꯈꯤꯕꯗꯨꯗ ꯍꯧꯔꯗꯨꯅ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯅꯨꯄꯤꯗꯨ ꯋꯥ ꯉꯥꯡꯗꯦ ꯃꯔꯥ ꯂꯩꯔꯨꯕꯅ ꯋꯥ ꯈꯨꯝꯗ꯭ꯔꯦ ꯇꯨꯃꯤꯟ ꯇꯥꯁꯤꯟꯅꯗ ꯂꯩꯊꯣꯛꯏ ꯃꯥꯔꯁꯟꯁꯨ ꯁꯥꯎꯅ ꯈꯣꯟ ꯀꯟꯈꯠꯇꯨꯅ ꯑꯕꯦꯝꯃ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯔꯩ ꯇꯠꯂꯤ ꯇꯧꯗꯨꯅ ꯃꯉꯥꯜꯅꯤ ꯀꯅꯥꯅꯣ ꯃꯉꯥꯜ ꯍꯥꯏꯗꯤ ꯀꯅꯥꯅꯣꯕ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯃꯇꯧꯗꯨꯗ ꯃꯥꯔꯁꯟꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯅꯪꯅ ꯅꯨꯄꯥꯁꯨ ꯌꯥꯝ ꯀꯣꯏꯅꯤꯡꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯀꯩꯒꯤꯅꯣꯕ ꯐꯩ ꯉꯁꯤꯗꯤ ꯅꯪ ꯌꯨꯝꯗ ꯄꯨꯈꯤ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯞꯇꯨꯅ ꯏꯌꯥꯝꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯑꯩ ꯀꯣꯂꯦꯖ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦꯕ ꯏꯌꯥꯝꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯁꯤ ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯂꯛꯇꯨꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯁꯥꯎꯒꯠꯄ ꯉꯝꯍꯟꯗꯕꯅꯤ ꯁꯛꯇꯝꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ ꯁꯨꯠ ꯀꯞꯇꯨꯅ ꯂꯩ ꯃꯥꯔꯁꯟꯅ ꯑꯃꯨꯛꯀꯁꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯣ ꯅꯨꯄꯥ ꯂꯣꯟꯅ ꯀꯣꯏꯔꯝꯒꯗ꯭ꯔꯕ ꯌꯥꯔꯦ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ ꯑꯩ ꯌꯨꯝ ꯆꯪꯂꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯎꯔꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯐꯖꯗꯕ ꯊꯕꯛꯇꯤ ꯅꯪꯅ ꯇꯧꯔꯛꯂꯕꯅꯤꯅ ꯐꯖꯗꯕ ꯂꯤꯆꯠ ꯆꯠꯂꯛꯄ ꯇꯥꯕ ꯐꯔꯦ ꯆꯪꯉꯨ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕ ꯍꯦꯛ ꯆꯠꯂꯝꯕꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯨꯄꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯪꯂꯒꯦ ꯈꯟꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ ꯃꯥꯔꯁꯟ ꯉꯥꯛ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯝꯗꯨꯅ ꯃꯥꯁꯨ ꯒꯥꯔꯤ ꯀꯥꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤ ꯏꯃꯥ ꯔꯥꯅꯤ ꯊꯕꯛ ꯇꯧꯅ ꯃꯃꯤꯠꯅ ꯌꯦꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯥꯝꯕꯨꯡꯗ ꯂꯨꯍꯣꯡꯕꯤꯅꯨ ꯃꯀꯣꯛ ꯆꯥꯛꯄ ꯁꯣꯅꯣ ꯆꯨꯕ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯗ ꯑꯩꯁꯦ ꯂꯨꯍꯣꯡꯕꯤꯅꯨ ꯔꯥꯅꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯃꯤꯉꯣꯟꯗ ꯄꯪꯇꯥꯏ ꯇꯥꯏꯅꯒꯅꯨ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯇꯅ ꯍꯩꯅꯗ꯭ꯔꯤꯅꯣ ꯃꯤ ꯃꯆꯤꯡ ꯈꯔ ꯐꯠꯇꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯊꯤꯡꯂꯨꯔꯕꯗꯤ ꯌꯥꯝ ꯁꯥꯎꯒꯜꯂꯤ ꯑꯅꯝ ꯈꯔ ꯀꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯄꯥꯒꯤ ꯊꯕꯛꯀꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯈ꯭ꯔꯖꯥꯠꯅꯤ ꯅꯣꯏꯅ ꯃꯤꯒꯤ ꯃꯔꯜ ꯆꯥꯁꯤꯜꯂꯨꯔꯒ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤꯒ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯗꯨꯒ ꯑꯣꯟꯅꯧ ꯍꯥꯏꯔꯣ
ꯑꯩꯅꯦ ꯄꯩꯁꯥ ꯇꯥꯜꯂꯒ ꯃꯣꯏꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯃꯉꯣꯟꯗꯗꯤ ꯂꯩꯔꯣꯏ ꯍꯩ ꯅꯪ ꯕꯕꯥ ꯇꯥꯔꯒꯅꯦ ꯑꯃꯨꯛ ꯐꯨꯕꯤꯅꯤ ꯅꯪꯒꯤ ꯋꯥꯗꯣ ꯆꯠꯅꯕ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯅꯄꯥꯅ ꯅꯝꯗꯅ ꯅꯪꯁꯤ ꯑꯗꯨꯝ ꯊꯥꯖꯗꯧ ꯂꯩꯔꯤ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯁꯨ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯃꯥꯅ ꯍꯥꯏꯕ ꯈꯔ ꯏꯜꯂꯨ ꯌꯥꯅꯕ ꯈꯔ ꯆꯠꯂꯨꯅꯤ ꯏꯆꯥꯊꯣꯏꯕꯤ ꯅꯪꯕꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯄꯥꯕꯨꯒꯤ ꯑꯗꯨꯃꯛꯅ ꯅꯨꯄꯥꯁꯤꯒ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯂꯣꯏꯅꯔꯤꯕꯅꯤ ꯇꯞꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯌꯥꯝꯕꯨꯡꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯥꯗꯤ ꯑꯩ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯥꯗꯦ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯊꯤꯡꯏ ꯃꯥꯅ ꯑꯩ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕ ꯍꯦꯟꯃꯟꯕꯁꯤꯗ ꯑꯩꯁꯨ ꯃꯤꯔꯛ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯕꯕꯥꯅ ꯁꯥꯎꯕ ꯄꯥꯕꯨꯡꯅ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯀꯤꯅꯗꯤ ꯆꯠꯂꯤꯗꯅ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯔꯗꯤ ꯇꯧꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯕꯦꯃꯥ ꯅꯪ ꯅꯄꯥꯒꯤ ꯃꯆꯤꯡ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯏꯃꯥ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯌꯥꯔꯔꯣꯏꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯗꯕ ꯇꯥꯕꯅꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇꯤ ꯅꯪ ꯕꯕꯥꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅೋ ꯏꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯑꯃꯨꯡꯒ ꯅꯨꯡꯁꯤꯅꯅꯕ ꯃꯈꯣꯏꯅ ꯌꯥꯅꯕ ꯅꯄꯥꯅ ꯁꯥꯎꯗꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯄꯦꯟꯖꯗ꯭ꯔ ꯃꯥꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯀꯥꯈ꯭ꯔꯦ ꯃꯁꯥꯗꯨ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ ꯃꯥꯕꯨ ꯅꯝꯊꯕꯤꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯇꯧ ꯃꯌꯥꯝꯗꯨꯗ ꯃꯥ ꯁꯦꯡꯅ ꯅꯤꯡꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯊꯣꯏꯍꯦꯟꯕꯤꯒ ꯂꯥꯡꯂꯦꯟꯒꯗꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯐꯣꯟ ꯆꯠꯈꯤꯗꯕꯗꯨꯗ ꯃꯃꯥ ꯍꯣꯏꯅ ꯌꯥꯔꯝꯃꯔꯣꯏ ꯈꯪꯉꯤ ꯀꯩꯒꯨꯝꯕ ꯌꯥꯔꯗꯤ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯥꯡꯂꯦꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯣꯏ ꯕꯕꯥꯗꯣ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯝꯇ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯊꯥꯕꯜ ꯆꯠꯀꯦꯗꯣ ꯀꯩꯁꯨ ꯌꯥꯔꯛꯂꯝꯃꯔꯣꯏ ꯈꯪꯉꯤ ꯊꯣꯏꯍꯦꯟꯕꯤꯅ ꯕꯕꯥ ꯈꯛꯅ ꯅꯠꯇꯦꯗ ꯌꯥꯝꯕꯨꯡꯅꯁꯨ ꯍꯟꯗꯛꯇꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯕꯅꯤ ꯑꯗꯨꯅ ꯃꯥꯅꯁꯨ ꯌꯥꯔꯝꯃꯔꯣꯏ ꯈꯪꯉꯤ ꯁꯦꯡꯅ ꯂꯩꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯌꯦꯡꯉꯨ ꯍꯣꯁꯇꯦꯜ ꯂꯩꯔꯤꯉꯩ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯅꯤꯡꯕ ꯁꯨꯛꯊꯨꯡ ꯍꯦꯛ ꯊꯨꯡꯗꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯥꯝꯕꯨꯡꯅ ꯌꯦꯠꯁꯤꯟꯕꯤ ꯂꯩꯔꯝꯃꯤ ꯃꯥꯔꯁꯟꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕꯤꯅ ꯃꯣꯏ ꯑꯅꯤꯇ ꯀꯥꯏꯅꯔꯗꯤ ꯐꯗꯧꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯌꯥꯝꯕꯨꯡꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯇꯦ ꯃꯥꯅ ꯍꯩꯇ꯭ꯔꯕꯅꯤꯅ ꯌꯥꯝꯕꯨꯡꯁꯨ ꯄꯪꯁꯥꯎ ꯁꯥꯎꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯗꯨം ꯐꯨꯕꯤ ꯑꯗꯨꯅ ꯀꯥꯏꯅꯔꯗꯤ ꯑꯅꯤꯃꯛ ꯐꯔꯦꯗꯅ ꯑꯃꯁꯨ ꯇꯦꯟꯁꯟ ꯂꯩꯔꯔꯣꯏ ꯑꯃꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯅꯤꯗꯅ ꯌꯥꯝꯕꯨꯡꯁꯦ ꯄꯣꯄꯨꯂꯔꯗꯤ ꯌꯥꯝ ꯑꯣꯏ ꯅꯨꯄꯤꯅꯗꯤ ꯌꯥꯝ ꯍꯣꯞ ꯆꯥꯅꯕ ꯆꯥꯅꯤ ꯃꯌꯥꯝꯅꯁꯨ ꯀ꯭ꯔꯁꯀ ꯊꯝꯅꯕꯅꯤ ꯑꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯍꯩꯅꯗꯦ ꯈꯝꯕꯜꯂꯁꯨ ꯀꯜꯂꯛꯑꯁꯨ ꯃꯥꯏꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯕꯕꯥꯗꯩꯗꯤ ꯃꯥꯅ ꯍꯦꯟꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯃꯥꯔꯁꯟꯒꯤ ꯃꯇꯥꯡꯗ ꯐꯠꯇꯅ ꯑꯃꯨꯛ ꯉꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕꯤ ꯁꯠ ꯁꯥꯎꯒꯠꯂꯤ ꯅꯪꯁꯨ ꯌꯥꯝꯕꯨꯡꯗ ꯉꯥꯛꯇꯥꯏꯅꯅꯨ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀꯌꯥꯝ ꯐꯗꯅ ꯈꯪꯗꯦ ꯊꯥꯏꯅꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯥꯅ ꯌꯥꯝꯕꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯈꯣꯏꯗꯧ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ ꯊꯣꯏꯍꯦꯟꯕꯤꯅ ꯃꯐꯠꯇ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯌꯥꯝꯕꯨꯡꯁꯦ ꯐꯩ ꯍꯥꯏꯔꯣ ꯐꯠꯇꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯈꯜꯂꯤꯔ ꯈꯟꯗ꯭ꯔꯤꯔꯕ ꯊꯣꯏꯍꯦꯟꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯌꯥꯝꯕꯨꯡꯁꯦ ꯐꯠꯇꯦꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯀꯩꯝ ꯈꯟꯕꯤꯗꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯑꯃꯨꯛ ꯇꯥꯔꯕꯣ ꯍꯧꯖꯤꯛ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤꯁꯦ ꯌꯥꯝꯕꯨꯡꯅ ꯊꯝꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤꯕ ꯄꯥꯎ ꯑꯝꯇ ꯐꯥꯎꯅ ꯉꯝꯗ꯭ꯔꯦ ꯌꯥꯔꯤꯁꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯎꯔꯁꯨ ꯕꯕꯥꯍꯣꯏꯅ ꯐꯨꯕꯤꯗꯅ ꯉꯥꯡꯕꯤꯗꯅ ꯇꯧꯗꯣꯏ ꯁꯔꯨꯛ ꯌꯥꯎꯗꯕꯅ ꯐꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯊꯥꯕꯜ ꯆꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯗꯕ ꯃꯥꯟꯗꯦ ꯃꯥ ꯑꯃ ꯃꯤꯡ ꯊꯥ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯇꯣꯛꯂꯁꯤꯕ ꯀꯣ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯊꯥꯕꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤ ꯍꯟꯗꯛ ꯃꯔꯛ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯕ ꯂꯥꯡꯂꯦꯟꯁꯨ ꯈꯪꯂꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯡꯂꯦꯟ ꯊꯣꯏꯍꯦꯟꯕꯤ ꯑꯃꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯒꯤ ꯊꯣꯏꯍꯦꯟꯕꯤꯅ ꯃꯊꯟꯇ ꯍꯦꯛ ꯍꯦꯛ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯒ ꯄꯨꯟꯈꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯀꯌꯥ ꯀꯧꯅꯗ꯭ꯔꯤꯕ ꯂꯥꯡꯂꯦꯟꯒ ꯀꯌꯥ ꯋꯥꯔꯤ ꯁꯥꯔꯛꯇ꯭ꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯅꯤ ꯀꯔꯤ ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯍꯪꯉꯨꯅꯤ ꯂꯥꯡꯂꯦꯟ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯅꯤꯗꯩꯗꯤ ꯈꯠꯄ ꯂꯥꯡꯕ ꯄꯥꯝꯖꯕꯁꯤ ꯊꯣꯏꯍꯦꯟꯕꯤꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯃꯥꯁꯨ ꯂꯥꯡꯕ ꯄꯥꯝꯕꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯧꯕ ꯄꯨꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯂꯣꯌꯥꯒ ꯅꯣꯡꯊꯥꯡꯒꯁꯨ ꯏꯔꯥꯡ ꯑꯃꯗ ꯃꯥꯔꯁꯟ ꯍꯧꯕ ꯂꯥꯛꯏ
ꯃꯥꯔꯁꯟ ꯃꯥꯒꯤ ꯀꯥꯗ ꯂꯦꯞꯇꯣꯞꯇ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥ ꯐꯃꯨꯡꯗꯨꯗ ꯐꯝꯊꯗꯨꯅ, "ꯏꯁ, ꯅꯍꯥꯟꯈꯩꯅ ꯅꯇꯨ ꯁꯦꯟꯅꯕꯗ ꯁꯪꯗ꯭ꯔꯕꯅꯤꯅ ꯀꯨꯝꯍꯩ ꯍꯔꯥꯎꯒꯁꯤ ꯌꯥꯎꯖꯅꯤꯡꯗ꯭ꯔꯦꯅꯦ ꯍꯥ? ꯅꯠꯇꯦ, ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯗꯨꯕꯨ ꯁꯛꯀ ꯁꯨꯛꯎ ꯎꯒꯦ ꯐꯪꯗꯦꯃꯤ." ꯅꯣꯡꯊꯥꯡꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ, "ꯍꯌꯦꯡꯗꯩꯗꯤ ꯊꯕꯛꯇ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯅꯤ, ꯑꯗꯨꯅ ꯀꯣꯏꯕ ꯆꯠꯂꯨꯁꯤꯔꯣ?" ꯃꯥꯔꯁꯟ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ, "ꯑꯩ ꯁꯪꯗꯦ, ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯋꯥꯏ ꯃꯉꯥꯜꯀꯅꯨ ꯇꯥꯅꯤꯡꯗꯦ, ꯅꯣꯏ ꯆꯠꯅꯤꯡꯂꯒ ꯆꯠꯂꯨ, ꯑꯩ ꯀꯧꯔꯛꯀꯅꯨ." ꯂꯣꯌꯥ ꯃꯥꯔꯁꯟꯒꯤ ꯂꯦꯞꯇꯣꯞꯇꯣ ꯈꯨꯝꯖꯤꯜꯂꯒ, "ꯏꯁ, ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯌꯥꯔꯤꯁꯤꯅꯦꯕ? ꯇꯧꯅꯨ ꯇꯧꯅꯨ, ꯅꯪꯁꯦ ꯑꯔꯤꯕ ꯐꯅ ꯑꯣꯏꯖꯔꯁꯨ ꯄꯥꯈꯪ ꯀꯣꯟꯁꯤꯟ ꯈꯪꯉꯕ? ꯑꯗꯨꯅ ꯀꯣꯏꯕ ꯈꯔ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ." ꯅꯣꯡꯊꯥꯡ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ, "ꯃꯇꯨꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯃꯣꯏ, ꯑꯗꯨꯏꯅꯦ ꯃꯥꯅ ꯁꯤꯗ ꯂꯦꯝꯁꯤꯟꯅꯕ ꯁꯥꯗꯅ ꯂꯩꯔꯤꯁꯦ. ꯍꯩ, ꯍꯌꯦꯡꯗꯩꯗꯤ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯊꯦꯡꯅꯔꯅꯤ, ꯑꯗꯨꯅ ꯂꯥꯛꯑꯣ ꯀꯣꯏꯔꯨꯁꯤ, ꯅꯪꯒꯤ ꯊꯕꯛꯁꯦ ꯍꯜꯂꯛꯑꯒ ꯇꯧ ꯌꯥꯏ." ꯃꯥꯔꯁꯟ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ, "ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯀꯥꯟꯗ ꯀꯣꯏꯔꯁꯤ ꯌꯥꯔꯦ, ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯆꯠꯅꯤꯡꯗꯦ, ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯁꯦꯟꯅ ꯂꯩꯔꯨꯕꯩꯅꯤ, ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯅꯣꯏ ꯑꯅꯤ ꯆꯠꯂꯨꯔꯣ ꯌꯥꯔꯦ." ꯂꯣꯌꯥ ꯃꯆꯤꯟꯕꯥꯜ ꯆꯤꯡꯈꯠꯂꯞ ꯅꯣꯛꯇꯨꯅ, "ꯍꯣꯏꯅꯦ, ꯑꯔꯤꯕꯅꯤꯅ ꯑꯉꯥꯡ ꯃꯆꯥꯅ ꯂꯥꯛꯅꯕꯤꯔꯕꯣꯏꯔꯦ, ꯑꯗꯣ ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯣꯂꯦꯖꯇ ꯊꯤꯟꯗꯣꯛꯂꯝꯃꯒ ꯊꯕꯛ ꯇꯧ ꯌꯥꯏ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯕꯗ ꯅꯪ ꯌꯥꯎꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯅꯤ. ꯅꯪꯗꯤ ꯊꯥꯕꯜ ꯆꯠꯂꯨꯁꯦꯁꯨ ꯌꯥꯗꯦ, ꯌꯥꯎꯁꯪꯒꯤ ꯀꯣꯏꯔꯨꯁꯦꯁꯨ ꯌꯥꯗꯅ ꯌꯥꯎꯁꯪ ꯂꯣꯏꯈ꯭ꯔꯦꯅ ꯀꯧ ꯂꯥꯛꯂꯤꯅꯤ." "ꯑꯩ ꯍꯌꯦꯡ ꯀꯛꯆꯤꯡ ꯆꯠꯇꯣꯏꯅꯤ, ꯑꯗꯨꯅ ꯊꯕꯛ ꯆꯤꯜꯂꯦꯕ, ꯁꯦ ꯄꯤꯔꯧꯁꯦ, ꯊꯕꯛ ꯌꯥꯝꯃꯤ, ꯀꯣꯟꯅ ꯆꯠꯁꯤ, ꯗꯤꯁꯇꯔꯕ ꯇꯧꯔꯅꯨ ꯌꯥꯔꯦꯕ." ꯅꯣꯡꯊꯥꯡ ꯃꯥꯔꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯛꯆꯤꯡ ꯆꯠꯂꯗꯤ ꯁꯣꯏꯕꯨꯝꯗꯣ ꯕꯣꯔꯥ ꯑꯝꯇ ꯂꯩꯔꯣ." ꯂꯣꯌꯥꯁꯨ ꯋꯥꯔꯤꯗꯨ ꯀꯣꯏꯊꯗꯅ, "ꯑꯁꯦꯡꯕꯩ ꯆꯠꯅꯤꯡꯗ꯭ꯔꯥ ꯍꯥꯏꯔꯣ ꯑꯥꯔꯀꯦ? ꯑꯩꯈꯣꯏꯅꯗꯤ ꯅꯪꯁꯨ ꯆꯠꯇꯣꯏꯅꯦꯅ ꯕꯤꯠ ꯑꯃꯠꯇ ꯂꯥꯛꯂꯀꯥꯟꯁꯤꯗ." ꯃꯥꯔꯁꯟ ꯃꯉꯛꯇꯨ ꯏꯟꯗꯨꯅ, "ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯌꯥꯝ ꯀꯣꯏꯅꯤꯡ ꯉꯥꯎꯅꯤꯡꯕ ꯁꯥꯔꯛꯀꯅꯨ, ꯑꯩ ꯃꯗꯨ ꯍꯩꯅꯗꯦ ꯈꯪꯉꯕ? ꯀꯣꯟꯅ ꯇꯧꯔꯁꯦ, ꯊꯕꯛ ꯌꯥꯝꯃꯦꯅ ꯇꯧꯅꯤ." ꯅꯣꯡꯊꯥꯡꯁꯨ ꯃꯔꯛꯇꯨꯗ ꯁꯥꯟꯁꯦꯗ ꯂꯧꯁꯤꯜꯂꯛꯏ, "ꯑꯗꯣ ꯑꯥꯔꯀꯦ, ꯑꯩꯒꯤꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯃꯃꯥꯟꯅꯕꯤꯗꯣ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯀꯣ, ꯅꯪꯅ ꯃꯥ ꯍꯦꯛ ꯍꯥꯏꯅꯔꯕ ꯅꯪ ꯅꯨꯄꯤꯗꯨꯅ ꯅꯪꯁꯦ ꯖꯣꯔꯣ ꯖꯣꯔꯣ ꯅꯨꯡꯁꯤꯔꯛꯑꯗꯧꯅꯤ." "ꯑꯩꯗꯤ ꯂꯣꯌꯦꯜ ꯑꯣꯏꯕꯅꯤꯅ ꯑꯩ ꯅꯨꯄꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯗꯤ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ." ꯂꯣꯌꯥ ꯃꯀꯣꯛ ꯅꯣꯝꯗꯨꯅ, "ꯅꯨꯄꯤ ꯃꯥꯡꯗꯅ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯒꯨꯟꯗꯥꯒ ꯁꯥꯗꯅ ꯍꯥ? ꯏꯁ, ꯀꯣꯂꯦꯖ ꯃꯃꯥꯡꯗꯒ ꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯦꯅ ꯚꯥꯏꯔꯦꯜꯒ ꯌꯥꯝ ꯆꯠꯅꯈꯤꯗꯥꯏ ꯁꯦ? ꯀꯥꯟꯗꯦꯕꯣ, ꯅꯪꯅ ꯅꯨꯄꯤꯗꯨ ꯌꯥꯝ ꯄꯥꯝꯖꯔꯗꯤ ꯅꯝꯗꯅ ꯂꯧꯔꯣ, ꯚꯦꯟ ꯅꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯀꯥꯔꯁꯤꯗ ꯄꯨꯔꯛ ꯌꯥꯏ ꯀꯩꯅꯣ, ꯄꯩꯁꯥ ꯄꯥꯏꯔꯕꯅꯦ ꯁꯥꯗꯅ ꯒꯥꯔꯤꯒꯁꯤꯅ ꯁꯤꯟꯗꯅ ꯍꯥ? ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯔꯒ." "ꯍꯣꯏꯅꯦ, ꯅꯨꯄꯤꯅ ꯄꯥꯝꯕꯤꯔꯛꯇꯕ, ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯕ ꯅꯣꯏꯅ ꯀꯜꯂꯛꯇꯅ ꯀꯅꯥꯅ ꯀꯜꯂꯛꯀꯗꯣꯏꯅꯣ?" ꯃꯥꯔꯁꯟꯒꯤ ꯋꯥꯗꯨꯗ ꯅꯣꯡꯊꯥꯡ ꯃꯥꯔꯁꯟꯒꯤ ꯄꯥꯝꯕꯣꯝꯗ ꯀꯤꯟꯅ ꯊꯤꯟꯗꯨꯅ, "ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯃꯁꯛ ꯈꯔ ꯐꯖꯕ ꯑꯝꯇ ꯀꯣꯏꯒꯦ ꯇꯧꯅꯤ, ꯌꯥꯗꯦ, ꯐꯖꯕ ꯐꯪꯗꯦ, ꯅꯨꯡꯁꯤꯕ ꯊꯤꯕ ꯂꯨꯏ, ꯅꯨꯡꯁꯤꯕ ꯐꯪꯕ ꯂꯥꯏ." "ꯑꯗꯣ ꯑꯥꯔꯀꯦ, ꯅꯪꯒꯤꯗꯨ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃꯩꯅ ꯍꯦꯛꯇ ꯅꯝꯂꯒ ꯂꯧꯗꯧꯔꯤꯅꯦ, ꯍꯣꯠꯅꯧ ꯍꯣꯠꯅꯧ, ꯂꯤꯗ ꯂꯤꯁꯤꯜꯂꯛꯑꯗꯤ ꯏꯀꯥꯏ ꯈꯪꯕꯁꯨ ꯌꯥꯗꯦ, ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯑꯅꯧꯕ ꯋꯦ ꯑꯃ ꯄꯨꯊꯣꯛꯂꯒ ꯅꯨꯄꯤꯗꯣ ꯂꯧꯕ ꯑꯣꯏꯌꯨ." ꯃꯥꯔꯁꯟ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠꯀ ꯊꯤꯜꯂꯒ, "ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯅꯣꯏ ꯑꯅꯤ ꯇꯤꯟꯅꯔꯨꯕꯗꯩꯅꯤ ꯑꯩꯉꯣꯟꯗ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇ꯭ꯔꯤꯁꯦ. ꯄꯥꯝꯕꯤꯔꯛꯀꯗꯕ ꯃꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ, ꯅꯨꯡꯁꯤꯕꯤꯒꯗꯕ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏ ꯋꯥꯖꯥꯎ ꯉꯥꯡꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕ ꯍꯥ? ꯅꯨꯄꯤꯅ ꯌꯥꯅꯕ ꯆꯠꯄ, ꯅꯨꯄꯤ ꯁꯦꯟꯅꯕꯗ ꯊꯕꯛꯀ ꯇꯠꯆꯅꯤꯀꯣ ꯅꯪ." ꯃꯥꯔꯁꯟꯅ, "ꯍꯣ, ꯑꯩꯒꯤꯗꯤꯅꯦ ꯏꯀꯨ ꯏꯅꯦꯝꯅ ꯂꯣꯏꯅ ꯌꯥꯏꯌꯦ, ꯅꯣꯏꯇ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯐꯪꯅꯕ ꯍꯣꯠꯅꯧ, ꯑꯩꯈꯣꯏꯗꯤ ꯆꯍꯤ 3 ꯐꯥꯎꯗ ꯏꯍꯣꯡ ꯇꯍꯣꯡꯉꯕꯅꯤ ꯈꯪꯉꯕ." ꯂꯣꯌꯥ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯊꯦꯛꯀꯠꯇꯨꯅ, "ꯗꯣꯛꯇꯔꯁꯨ ꯃꯤ ꯐꯨꯍꯩ ꯍꯥꯏꯁꯦ ꯅꯪ ꯀꯥꯎꯔꯦꯅꯦ ꯍꯥ? ꯌꯥꯔꯦ ꯅꯣꯡꯊꯥꯡ, ꯆꯠꯂꯁꯤ, ꯃꯁꯦ ꯆꯣꯔꯦꯜ ꯌꯥꯝ ꯂꯣꯟꯗꯧꯔꯤ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯁꯦ ꯑꯝꯇ ꯎꯁꯤꯠꯄꯤꯗ꯭ꯔꯦꯕ, ꯆꯠꯂꯁꯤ ꯀꯥꯟꯗꯦ." ꯅꯣꯡꯊꯥꯡꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ, "ꯐꯔꯦ ꯐꯔꯦ, ꯅꯪ ꯊꯕꯛ ꯂꯩ ꯍꯥꯏꯕꯅꯤꯅ ꯂꯩꯍꯧꯔꯣ, ꯂꯣꯌꯥ ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ, ꯑꯗꯣ ꯀꯣꯂꯦꯖꯀꯤ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯦꯔꯣ ꯁꯥꯕꯒꯤ ꯊꯕꯛꯇꯨꯗꯣ ꯑꯈꯪꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯀꯧꯅꯔꯣꯏꯁꯤꯀꯣ." ꯑꯅꯤꯗꯨꯁꯨ ꯈꯗꯥꯡ ꯉꯥꯛ ꯊꯥꯗꯔꯝꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯦꯞꯇꯣꯞꯇꯨ ꯂꯧꯗꯨꯅ ꯊꯕꯛ ꯃꯈꯥ ꯆꯠꯊꯍꯧꯔꯤ꯫
ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯣꯂꯦꯖ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯃꯥꯟꯅꯕꯤꯒ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯉꯁꯤꯗꯤ ꯃꯥꯔꯁꯟꯗꯨ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯗꯕꯗꯨꯗ ꯃꯥꯁꯨ ꯎꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯉꯥꯏ꯫ ꯃꯥꯅ ꯍꯦꯛ ꯉꯥꯏꯔꯨꯗꯕꯗ ꯅꯨꯄꯥꯗꯨꯅ ꯇꯧꯔꯛꯀꯗꯕ ꯉꯥꯡꯂꯛꯀꯗꯕ ꯃꯌꯥꯝꯗꯨ ꯇꯟꯕꯅ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯏꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯈꯪꯅꯈꯤꯕ ꯃꯉꯥꯜꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯆꯩ꯫ ꯃꯉꯥꯜꯕꯨ ꯎꯕꯒꯤ ꯅꯠꯇꯦ, ꯀꯣꯂꯦꯖꯁꯤꯗ ꯃꯥ ꯈꯪꯗꯕ ꯃꯥꯔꯁꯟꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯃꯤ ꯂꯩꯇꯦ ꯈꯪꯕꯅ ꯄꯥꯎ ꯌꯧꯅꯈꯤꯅꯤ ꯄꯥꯈꯠꯆꯕꯅꯤ꯫ ꯃꯉꯥꯜꯅ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯗꯦ, ꯁ꯭ꯋꯤꯆ ꯑꯣꯐꯁꯨ ꯂꯩꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣꯕ? ꯍꯥ? ꯅꯪ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯦꯗꯥꯏꯅꯦ? ꯅꯠꯇꯦ, ꯅꯪ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯉꯥꯜꯗ ꯌꯦꯡꯗꯨꯅ, ꯃꯉꯥꯜ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯈꯪꯂꯗꯤ ꯍꯤꯡꯉꯔꯣꯏꯕ꯫ ꯅꯪꯅ ꯅꯨꯄꯥꯗꯣ ꯍꯩꯅꯗꯤ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯊꯤꯒꯠꯂꯦ꯫ ꯄꯩꯁꯥ ꯄꯥꯏꯔꯦ ꯏꯅꯥꯛ ꯈꯨꯜꯂꯦꯅ ꯑꯩꯅ ꯀꯤꯕꯤꯗꯧꯕ ꯅꯠꯇꯦ꯫ ꯅꯁꯥꯅꯤꯌꯥꯗ ꯑꯗꯨ ꯀꯣꯠꯅꯩꯗꯨꯅ ꯂꯩꯗꯨ ꯁꯔꯨꯛ ꯂꯧ ꯆꯠꯈ꯭ꯔꯁꯤ꯫ ꯂꯩꯁꯦꯟꯕꯤ, ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯟꯅꯤꯡꯉꯤ꯫ ꯅꯪꯅ ꯆꯩꯅ ꯈꯥꯡꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏ? ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯉꯥꯜꯅ ꯄꯥꯏꯔꯛꯀꯦ ꯇꯧꯔꯤꯕ ꯃꯈꯨꯠꯇꯨ ꯂꯣꯠꯁꯤꯜꯂꯤ꯫ ꯀꯣꯂꯦꯖꯁꯤꯃꯛꯇꯗ ꯃꯃꯥꯟꯅꯕ ꯕꯤꯀꯤꯒꯤ ꯃꯇꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤ, ꯅꯤꯡꯁꯤꯡꯂꯤ꯫ ꯃꯥ ꯃꯉꯥꯜꯕꯨ ꯕꯤꯀꯤꯗꯧꯅ ꯆꯩꯅꯥ ꯐꯪꯍꯟꯅꯤꯡꯗꯦ꯫ ꯅꯨꯡꯁꯤꯕꯒꯤꯗꯤ ꯅꯨꯡꯁꯤ, ꯑꯗꯨꯅ ꯃꯥ ꯃꯉꯥꯜꯕꯨ ꯆꯠꯈꯤꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯜ, ꯅꯪ ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ꯫ ꯃꯗꯨꯏ ꯃꯇꯝ ꯅꯠꯇꯦ꯫ ꯁꯦꯕ, ꯆꯠꯂꯣ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯆꯠꯂꯣꯕ꯫ ꯑꯩꯒꯤ ꯃꯔꯝꯗ ꯅꯪꯕꯨꯗꯤ ꯁꯣꯛꯍꯟꯅꯤꯡꯗꯦ ꯃꯉꯥꯜ꯫ ꯁꯦꯕ, ꯌꯥꯝꯕꯨꯡꯅ ꯈꯪꯂꯗꯤ ꯅꯪ ꯐꯔꯛ ꯇꯥꯅꯤ꯫ ꯑꯩꯗꯤ ꯕꯣꯟꯗ ꯌꯣꯛꯄ, ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ, ꯃꯁꯥꯒꯤ ꯅꯤꯡꯇꯝꯕ ꯈꯨꯗꯤꯡ ꯐꯪꯍꯟꯕꯤꯗ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯊꯝꯂꯤꯕ ꯄꯣꯝꯕꯤ ꯆꯤꯛꯂꯥꯗꯨꯅꯤ꯫ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯣ ꯃꯉꯥꯜ꯫ ꯂꯩꯁꯦꯟꯕꯤ, ꯅꯪ ꯌꯥꯝ ꯍꯣꯡꯂꯤ, ꯅꯪ ꯌꯥꯝ ꯑꯣꯜꯂꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯅꯨꯄꯥꯗꯨꯕꯨ ꯑꯗꯨ ꯀꯤꯗꯨꯅ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯅꯪꯕꯨ ꯇꯥꯜꯂꯤꯕꯁꯦ ꯑꯩꯕꯨ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯅꯪꯕꯨ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯖꯕꯒꯤꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊ ꯇꯨꯃꯤꯟ ꯂꯩ꯫ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯤ, ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯁꯨ ꯅꯨꯄꯤꯗꯨ ꯀꯞꯂꯦ ꯍꯥꯏꯕ꯫ ꯃꯉꯥꯜꯁꯨ ꯂꯣꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯉꯝꯂꯁꯨ ꯃꯉꯥꯜ ꯑꯗꯨ ꯇꯧꯗꯦ꯫ ꯇꯣꯟꯊꯕ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯕꯨ, ꯏꯀꯥꯏ ꯈꯨꯝꯅꯩ ꯇꯥꯛꯂꯝꯕꯅꯤ꯫ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯅꯨꯄꯥ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯋꯤ꯫ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯅꯨꯄꯤ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯦ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯀꯔꯝꯕ ꯁꯛꯂꯣꯟ ꯅꯨꯄꯥ ꯃꯥꯅ ꯂꯧꯔꯛꯀꯅꯤ ꯈꯖꯤꯛ ꯈꯪꯂꯕꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯅꯨꯄꯤꯗꯨ꯫ ꯃꯥꯔꯁꯟꯁꯨ ꯏꯇꯞ ꯇꯞꯅ, ꯆꯠꯂꯁꯤꯔꯥ? ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯒꯥꯔꯤ ꯂꯩꯔꯤꯕꯗꯨ ꯐꯥꯎ ꯄꯨꯔꯛꯂꯒ ꯃꯥꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤ꯫ ꯀꯥꯔꯣ ꯕꯦꯝꯃ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯏꯉꯛꯁꯨ ꯉꯛꯆꯩ ꯅꯨꯄꯥꯗꯨꯒꯤ ꯑꯗꯨꯛ ꯇꯞꯊꯕ ꯃꯇꯧꯗ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯀꯥꯈꯠꯂꯤ꯫ ꯃꯥꯔꯁꯟꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯁꯨ ꯁꯝꯂꯛꯏ꯫ ꯈꯪꯂꯕꯁꯨ ꯈꯪꯗꯁꯥꯅ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯃꯥꯟꯅꯕꯔꯣ? ꯃꯥꯅꯦ ꯌꯥꯝꯕꯣ꯫ ꯑꯣ꯫ ꯋꯥꯍꯩꯁꯤ ꯈꯛꯅꯤ ꯍꯥꯏꯅꯕ, ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯁꯨꯝꯗ꯭ꯔꯤꯡ ꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯃꯥꯅꯤ, ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯤꯕ ꯀꯅꯥꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯔꯤꯕ ꯕꯤꯜꯗꯤꯡꯅꯤ꯫ ꯐꯖꯅ ꯁꯦꯝꯖꯤꯟꯕꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤ꯫ ꯁꯍꯔꯗꯒꯤ ꯀꯥ ꯍꯦꯟꯅꯁꯨ ꯊꯥꯞꯇꯣꯛꯂꯦ ꯃꯐꯝꯗꯨ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯍꯦꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯕ ꯇꯨꯡꯗ ꯃꯐꯝꯗꯨ ꯌꯧꯔꯛꯏ꯫ ꯀꯨꯝꯃꯣ ꯕꯦꯝꯃ꯫ ꯅꯨꯄꯤꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ, ꯃꯥꯁꯨ ꯀꯨꯝꯊꯩ꯫ ꯃꯥꯅ ꯀꯨꯝꯕꯒ ꯅꯨꯄꯤ ꯑꯅꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡꯗꯨꯒ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩꯗꯨꯒ ꯎꯕꯗ ꯒꯥꯔꯤꯗ ꯍꯟꯗꯨꯅ ꯀꯥꯈꯤꯗꯣꯏ ꯇꯧꯏ꯫ ꯃꯥꯔꯁꯟꯅ, ꯀꯅꯥ ꯀꯅꯥꯅꯣ ꯇꯧꯔꯒ ꯂꯝꯍꯦꯟꯕꯤꯁꯦ? ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯨ꯫ ꯍꯥꯏꯈꯤꯕꯒ ꯀꯨꯏꯍꯧꯗꯦ꯫ ꯀꯦꯔꯣꯂꯤꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯃꯁꯥ ꯏꯄꯥ ꯄꯥꯔꯒ ꯃꯄꯥꯡꯒꯜ ꯁꯣꯟꯖꯕꯅ ꯅꯨꯄꯤꯗꯨꯅ ꯆꯤꯡꯕꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯧꯖꯩ꯫ ꯌꯥꯝꯕꯣ! ꯌꯥꯝꯕꯣ! ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ
ꯑꯍꯨꯝꯗꯨ ꯆꯪꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯁꯤꯗꯤ ꯍꯤꯡꯕ꯭ꯔꯥ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ ꯃꯁꯥꯅ ꯈꯪꯖꯔꯤ꯫ ꯃꯃꯥ ꯃꯄꯥꯅ ꯐꯥꯎ ꯃꯥꯕꯨ ꯀꯟꯕꯤꯔꯔꯣꯏ ꯈꯪꯏ꯫ ꯀꯦꯔꯣꯂꯤꯟꯅ ꯆꯤꯡꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯥ ꯑꯃꯗ ꯏꯟꯊꯨꯏ꯫ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯖꯠꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ? ꯅꯨꯄꯤ ꯃꯥꯅ ꯀꯞꯂꯒ ꯅꯨꯄꯥ ꯃꯥꯅ ꯍꯔꯥꯎꯔꯤ꯫ ꯑꯁꯤ ꯄꯨꯟꯁꯤꯜꯂꯛ ꯑꯩꯅ ꯆꯪꯂꯛꯄꯗ꯫ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟꯕꯥꯜ ꯆꯤꯡꯈꯠꯂꯞ ꯅꯣꯛꯇꯨꯅ ꯃꯃꯤꯠꯇꯨꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯈꯛ ꯌꯦꯡꯂꯝꯂꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯈꯠꯇꯨꯅ ꯑꯃꯨꯛꯈꯛ ꯃꯩꯈꯨꯗꯨ ꯅꯨꯄꯤꯗꯨꯗ ꯀꯥꯝꯁꯤꯜꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯐꯅ ꯅꯨꯄꯥꯗꯨꯕꯨ ꯀꯤꯔꯕꯁꯨ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯀꯤꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯗꯤ ꯀꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯕꯤꯔꯝꯗ꯭ꯔꯦ ꯅꯨꯄꯥ ꯃꯥꯗꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯦꯔꯣꯂꯤꯟꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯆꯦ, ꯄ꯭ꯂꯤꯖ, ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯦ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ, ꯁꯔꯒꯤ ꯑꯣꯔꯗꯔꯅꯤ꯫ ꯀꯦꯔꯣꯂꯤꯟ, ꯖꯣꯏꯁ꯭ꯔꯤ ꯅꯨꯄꯤ ꯑꯃꯗꯨꯒꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯤ꯫ ꯄꯨꯟꯅ ꯀꯦꯔꯣꯂꯤꯟ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯆꯤꯡ ꯐꯠꯇꯦ ꯑꯅꯝ ꯀꯜꯂꯦ ꯈꯪꯂꯗꯤ ꯅꯪꯁꯨ ꯈꯔ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯧ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯒꯁꯨ ꯋꯥꯔꯤ ꯇꯧꯈ꯭ꯔꯕꯅꯤ꯫ ꯅꯪ ꯎꯄꯥꯏ ꯂꯩꯔꯔꯣꯏ꯫ ꯁꯔꯗꯤ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕꯅꯤ, ꯑꯅꯝ ꯀꯟꯕꯅꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯂꯨꯕ ꯌꯦꯠꯂꯨꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯏꯃꯥꯟꯅꯕꯅꯤ, ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯅꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯈꯟꯕ ꯈꯪꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ? ꯅꯆꯤꯟꯗꯣ ꯊꯤꯅ ꯇꯥꯅꯤꯡꯗꯦ꯫ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄꯪꯊꯥ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯁꯔꯁꯦ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ꯫ ꯅꯪ ꯑꯩꯈꯣꯏꯅ ꯈꯥꯝꯕꯒꯤ ꯁꯤ ꯌꯧꯅ ꯂꯩꯕ ꯉꯝꯂꯤꯅꯤ, ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯅꯈꯣꯡꯂ ꯅꯈꯨꯠꯂ ꯑꯃ ꯇꯦꯛꯂꯝꯃꯗꯧꯅꯤ꯫ ꯐꯅꯀꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯂꯤꯃꯤꯠꯇꯨꯅ ꯍꯦꯟꯈ꯭ꯔꯕꯗ ꯑꯀꯤꯕ ꯏꯍꯨꯜ ꯅꯝꯁꯤꯟꯈꯤꯗꯨꯅ, ꯅꯣꯏꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯌꯥꯝ ꯈꯪꯕꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯣꯏ ꯃꯤꯅꯨꯡꯁꯤ ꯌꯥꯎꯃꯟꯗꯦ꯫ ꯃꯥꯒ ꯅꯛꯅ ꯂꯣꯏꯅꯩ ꯍꯥꯏꯕꯗ ꯄꯛꯆꯩ꯫ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯃꯇꯨ ꯁꯣꯟꯕ ꯅꯨꯄꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯅꯁꯥ ꯅꯁꯥꯁꯨ ꯅꯨꯄꯤꯅꯦ ꯈꯟꯊꯔꯒ ꯌꯦꯡꯉꯣ꯫ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕꯗꯒꯤ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯈꯨꯗ ꯀꯨꯟꯗꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ, ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯦꯗꯚꯥꯏꯁ ꯑꯗꯨ ꯄꯤꯔꯤꯗꯨꯕꯨ ꯅꯪ ꯅꯁꯥꯗꯤ ꯀꯌꯥꯝ ꯈꯪꯖꯔꯒꯦ? ꯃꯥꯔꯁꯟ ꯁꯣꯔꯗꯨ ꯑꯃꯨꯛꯈꯛ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯂꯦꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯌꯥꯃꯨꯡꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯃꯒꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯅꯕꯗ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯑꯩ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯂꯗꯤ ꯑꯩ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯅꯪ ꯀꯝꯗꯧꯔꯝꯅꯤ? ꯅꯨꯄꯤꯗꯨ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯃꯤꯔꯣꯟ ꯑꯃ ꯆꯠꯇꯕꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ꯫ ꯃꯥ ꯁꯦꯡꯅ ꯑꯐ ꯐꯠꯇ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕꯁꯨ ꯈꯪꯂꯛꯇ꯭ꯔꯤ꯫ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯀꯩꯅꯣ? ꯑꯩꯅ ꯑꯍꯦꯟꯕ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯅꯗꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ? ꯋꯥꯔꯤ ꯁꯥꯕ ꯈꯨꯗꯤꯡ ꯑꯩ ꯅꯨꯄꯥ ꯑꯣꯏꯒꯗ꯭ꯔꯣ? ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯆꯥꯅ ꯂꯧꯕ ꯂꯥꯛꯇꯕꯒꯤ ꯃꯤꯅ ꯋꯥꯔꯤ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯒꯦ? ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯈꯨꯗꯤꯡ ꯑꯩ ꯅꯨꯄꯥ ꯑꯣꯏꯅꯦ ꯍꯥꯏꯔꯗꯤ ꯌꯥꯃꯨꯡꯅ ꯁꯤꯗ ꯊꯝꯂꯤꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤ ꯉꯥꯛꯇꯔꯣ? ꯄꯩꯁꯥ ꯄꯥꯏ, ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯉꯝꯅꯤꯅ ꯑꯔꯣꯟꯕꯁꯤꯡꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯔꯤꯔꯣ? ꯃꯥꯔꯁꯟ ꯈꯪꯍꯧꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯑꯃꯗ ꯊꯥꯖꯤꯟꯈꯤꯕ꯫ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯤ? ꯅꯪꯅ ꯑꯗꯨꯝꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯗꯅ ꯀꯅꯥꯅ ꯉꯥꯡꯅꯤ? ꯅꯄꯥ ꯑꯣꯛꯇꯕꯗꯨꯒꯨꯝ ꯑꯩꯁꯨ ꯇꯧꯔꯝꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯅꯪ ꯇꯨꯃꯤꯟ ꯉꯥꯏꯔꯝꯕ ꯀꯩꯗꯧꯒꯦ? ꯅꯄꯥꯒꯤ ꯂꯤꯆꯠ ꯑꯃ ꯂꯧꯏ ꯅꯪ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅꯗꯅ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯁꯦ? ꯅꯆꯤꯟꯗꯨꯗꯒꯤ ꯄꯥꯞ ꯆꯦꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯅꯕ꯭ꯔꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ꯫ ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯈꯨꯠꯁꯥ ꯃꯃꯤ ꯇꯥꯔꯤ꯫ ꯁꯥꯐꯨꯗꯨ ꯀꯟꯃꯟꯈꯤꯕꯅ ꯃꯥꯔꯁꯟ ꯈꯣꯟꯖꯦꯜꯗꯨ ꯏꯍꯧꯗꯤ ꯍꯧꯗ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯩꯕꯨ ꯊꯧꯑꯣꯏꯗ꯭ꯔꯤꯕ, ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯕꯦꯝꯃ? ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯡꯅꯤ, ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯔ ꯂꯥꯏꯊꯣꯛꯄꯁꯤꯗ ꯅꯪꯒꯤꯁꯦ ꯅꯋꯥꯡꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯎꯈꯨꯝ ꯑꯃꯐꯥꯎ ꯄꯤꯗꯦ꯫ ꯑꯅꯝ ꯑꯗꯨ ꯀꯟꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯍꯩꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯋꯥ ꯉꯥꯡꯂꯅꯨ ꯍꯥꯏꯅ ꯆꯤꯟꯕꯥꯜꯒꯤ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕꯔꯥ? ꯀꯦꯔꯣꯂꯤꯟ ꯃꯥꯔꯁꯟꯒꯤ ꯃꯈꯨꯠꯇ ꯌꯣꯠꯂꯤꯗꯨ ꯄꯤꯔꯛꯏ꯫ ꯐꯅ ꯊꯧꯅꯥ ꯐꯩ ꯍꯥꯏꯗꯨꯅꯁꯨ ꯑꯉꯥꯡꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯣꯠꯂꯤꯗꯨ ꯎꯕꯗ ꯄꯥꯈꯠꯆꯩ꯫ ꯅꯨꯄꯤꯁꯤꯡꯁꯦ ꯀꯅꯥꯅꯦꯕ? ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯀꯅꯥ? ꯍꯥꯏꯌꯨꯅꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯅꯝ ꯀꯜꯂꯨꯕ ꯌꯥꯔꯔꯣꯏꯗꯕꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯀꯣꯂꯦꯖ ꯏꯃꯥꯟꯅꯕꯅꯤ ꯌꯥꯝꯕꯣꯛ꯫ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯒꯤ ꯀꯅꯥꯅꯦꯕ? ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ꯫
ꯃꯥꯔꯁꯟ ꯍꯧꯒꯠꯇꯨꯅ ꯌꯣꯠꯂꯤꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯤ꯫ ꯅꯨꯄꯤꯁꯤꯡꯁꯤ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯍꯥ? ꯏꯃꯥ! ꯇꯝꯕꯤꯗꯕ ꯋꯥꯔꯛꯄꯤꯗꯕꯒꯤ ꯍꯧꯅꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ? ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯩꯅꯥꯗꯨꯅ ꯀꯞꯇꯨꯅ ꯌꯥꯝꯕꯣ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯂꯥꯟꯖꯔꯦ, ꯄꯜꯂꯤꯁꯦ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯂꯥꯜꯂꯦ. ꯍꯣꯏ, ꯅꯄꯥꯗ ꯑꯩꯅ ꯊꯥꯗꯔꯤ ꯁꯦꯜꯗꯣ ꯂꯦꯝꯅ ꯃꯥꯟꯕ꯭ꯔꯥ? ꯅꯪ ꯅꯆꯤꯟꯅꯔ ꯌꯥꯝ ꯂꯧꯅꯤꯡꯉꯤꯗꯣ ꯀꯛꯊꯠꯄꯗ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯕ ꯉꯝꯗꯧꯔꯤꯒꯦ? ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯋꯥꯅ ꯆꯩꯅꯥ ꯈꯪꯖꯩ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯣꯠꯂꯤꯗꯨꯅ ꯊꯤꯜꯂꯤ꯫ ꯑꯉꯥꯡꯅꯤ, ꯅꯨꯄꯤꯅꯤ, ꯅꯥꯅꯤ ꯅꯥꯔꯣꯏ ꯈꯪꯗ ꯅꯨꯡꯗ ꯐꯨꯝꯂꯤꯕ ꯁꯥꯗꯨ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯅꯨꯄꯥꯗꯨ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯀꯞꯆꯕ ꯅꯠꯇ ꯎꯄꯥꯏꯁꯨ ꯂꯩꯇꯦ꯫ ꯃꯥꯔꯁꯟ ꯍꯧꯒꯠꯇꯨꯅ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯊꯛꯄ ꯂꯣꯏꯈ꯭ꯔꯕ ꯋꯥꯏꯟ ꯕꯣꯇꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯄꯥꯝꯕꯣꯝ ꯆꯞ ꯆꯥꯅ ꯊꯣꯝꯗꯠꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯣꯠꯂꯤꯗꯨꯅꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗ ꯀꯟꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯣ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯥꯔꯁꯟ ꯑꯃꯨꯛ ꯐꯝꯊꯔꯛꯇꯨꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ, ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛ ꯇꯧꯍꯟꯕꯁꯨ ꯅꯪꯅ, ꯑꯩꯕꯨ ꯁꯥ ꯑꯣꯏꯍꯟꯕꯁꯨ ꯅꯪꯅꯅꯤ, ꯑꯩꯕꯨ ꯋꯥꯈꯜ ꯐꯥꯊꯅ ꯁꯥꯎꯗꯅ ꯂꯩꯍꯟꯗꯕꯁꯨ ꯅꯪꯅꯅꯤ, ꯊꯕꯛ ꯑꯃꯠꯇ ꯇꯧꯐꯝ ꯈꯪꯗ ꯅꯪ ꯈꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯍꯟꯈꯤꯕꯁꯨ ꯅꯪꯅꯅꯤ꯫ ꯅꯔꯥꯜꯄꯨ ꯃꯅꯪꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯒꯅꯤ? ꯃꯈꯨꯠꯇꯒꯤ ꯏꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯅꯨꯄꯤꯗꯨ ꯑꯉꯥꯎꯕꯕꯨ ꯑꯣꯜꯂꯕ꯭ꯔꯥ ꯅꯨꯄꯥꯗꯨ ꯇꯁꯦꯡꯅ? ꯑꯕꯦꯝꯃ, ꯅꯪ ꯑꯩꯕꯨ ꯁꯤꯡꯅꯒꯅꯨ꯫ ꯅꯨꯡꯗ ꯐꯨꯝꯂꯤꯕ ꯁꯥꯁꯦ ꯍꯧꯗꯣꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯀꯥꯏꯍꯧꯒꯅꯨ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯗꯨꯅ ꯅꯪꯅ ꯉꯁꯤ ꯉꯝꯂꯦ ꯍꯥꯏꯅ ꯏꯐꯝꯗ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯉꯝꯕ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯖꯤꯟꯕꯤꯌꯨ, ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯂꯩꯔꯤꯈꯩ ꯃꯥꯔꯁꯟꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄ ꯍꯥꯏꯗꯨꯁꯨ ꯇꯥꯏꯕꯪꯁꯤꯗ ꯊꯝꯈꯣ꯫ ꯃꯪꯗ ꯐꯥꯎ ꯑꯁꯥ ꯇꯧꯔꯨꯅꯨ, ꯃꯪꯂꯥꯛꯅꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯅꯪꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯀꯗꯕꯩ ꯁꯔꯨꯛ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯣꯔꯣꯛꯇ ꯂꯩꯒꯦ꯫ ꯅꯪꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯀꯗꯕꯒꯤ ꯁꯔꯨꯛ ꯉꯛꯇ ꯊꯧꯔꯤ ꯊꯨꯖꯒꯦ꯫ ꯅꯨꯄꯤꯕꯨ ꯈꯖꯤꯛꯇ ꯐꯥꯎ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯅꯪ ꯍꯥꯏꯕ ꯅꯪꯁꯦ ꯑꯩꯅ ꯇꯨꯀꯠꯆꯩ꯫ ꯃꯄꯣꯛꯁꯤꯃꯗ ꯅꯠꯇꯦ, ꯄꯣꯛꯂꯛꯄ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ, ꯊꯦꯡꯅꯗꯕꯁꯨ ꯑꯣꯏꯁꯤ꯫ ꯃꯥꯔꯁꯟ ꯃꯃꯤꯠ ꯆꯦꯠꯂꯞ ꯎꯏꯁꯤꯟꯈꯤ꯫ ꯑꯗꯨ ꯀꯟꯕ꯭ꯔꯥ ꯋꯥꯍꯩ ꯃꯥꯒꯤ ꯆꯩꯅꯥꯗꯣ? ꯊꯃꯣꯏꯗꯨ ꯃꯤꯀꯨꯞꯇꯨꯗ ꯃꯌꯤꯁꯨ ꯆꯠꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯥꯅꯤꯁꯨ ꯃꯥꯔꯁꯟꯅ ꯇꯝꯂꯛꯈꯤꯕ ꯄꯥꯎꯗꯨꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯕ ꯇꯨꯡꯗ ꯃꯐꯝꯗꯨ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯃꯥꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯔꯥꯅꯤ ꯂꯥꯛꯀꯅꯤ ꯈꯪꯏ꯫ ꯁꯥꯍꯨꯝꯗꯨꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯅꯤ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯀꯧꯏ꯫ ꯕꯦꯃꯥ, ꯆꯊꯣꯏꯕꯤ, ꯀꯩꯅꯣ ꯏ ꯃꯌꯥꯝꯁꯤꯕꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯨꯔꯒꯦ? ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯄꯨꯜꯂꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯏ꯫ ꯖꯣꯏꯁ꯭ꯔꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯅꯤ꯫ ꯑꯗꯨ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯧꯕꯤꯔꯤꯗꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯍꯦꯟꯕꯗꯤ ꯃꯥꯅ ꯍꯟꯒꯠꯅ ꯍꯥꯏꯕ ꯉꯝꯒꯅꯤ? ꯂꯧꯊꯣꯛꯄ ꯂꯣꯏꯔꯕꯗ ꯔꯥꯅꯤꯅ ꯃꯆꯥꯒꯤ ꯑꯁꯣꯛꯄꯗꯨ ꯏꯜꯂꯤꯕ ꯐꯤꯗꯨ ꯁꯦꯒꯥꯏꯗꯨꯅ ꯀꯤꯁꯤꯟꯅꯕ ꯇꯧꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯒꯤ ꯃꯈꯨꯠ ꯇꯞꯅ ꯏꯟꯊꯣꯛꯏ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯔꯥꯅꯤꯗꯤ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯀꯞꯁꯤ ꯀꯗꯥꯏ ꯋꯥꯖꯁꯤ ꯀꯗꯥꯏ ꯅꯤꯡꯉꯝꯗꯅ ꯌꯦꯡꯏ꯫ ꯆꯊꯣꯏꯕꯤ, ꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ, ꯏꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ, ꯏꯃꯥ ꯌꯥꯝ ꯄꯥꯈꯠꯂꯦ, ꯁꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤ꯫ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ, ꯋꯥꯔꯧꯕ ꯄꯨꯝꯕ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯀꯟꯕꯤꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯇꯧ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯁꯥꯎꯕ ꯃꯇꯧꯗꯤ ꯎꯠꯇ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯁꯦ? ꯁꯨꯃꯥꯏꯅ ꯑꯩꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯋꯥꯅ ꯁꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯃꯤꯠꯇꯨ ꯇꯁꯦꯡꯅ ꯎꯔꯕꯅꯤꯅ ꯊꯃꯣꯏꯗꯨꯅꯁꯨ ꯄꯦꯟꯕꯤꯔꯝꯂꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯣ, ꯌꯨꯝꯗ ꯍꯜꯂꯒ ꯕꯕꯥꯗ ꯇꯝꯕꯤꯔꯨꯔꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯅꯗꯦ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯁꯦ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯐꯥꯎꯕꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯔꯛꯇ꯭ꯔꯕꯗ ꯑꯩꯅ ꯍꯤꯡꯂꯤꯕꯒꯤ ꯀꯔꯤ ꯑꯔꯊ ꯊꯣꯛꯂꯤꯕꯒꯦ? ꯆꯍꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯩꯕꯨ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯅꯨꯄꯥꯁꯤꯗ ꯏꯁꯥꯅ ꯌꯥꯗꯅ ꯊꯥꯖꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?
ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯇꯥꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯄꯦꯜꯂꯦ ꯏꯃꯥ. ꯆꯠꯈ꯭ꯔꯣ. ꯑꯩ ꯅꯣꯏꯗ ꯑꯋꯥꯕ ꯑꯃꯠꯇ ꯄꯤꯔꯛꯑꯔꯣꯏꯌꯦ. ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯏꯗꯨ ꯃꯈꯨꯔꯨꯗ ꯎꯞꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯆꯩ. ꯔꯥꯅꯤꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯌꯧꯅꯗꯤ ꯈꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯥꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯎꯔꯨꯕꯗ ꯃꯥ ꯃꯥꯔꯁꯟꯕꯨꯗꯤ ꯁꯦꯡꯅ ꯋꯥꯔꯧꯗꯕ ꯉꯝꯗꯦ. ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯟꯕꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯥ ꯍꯦꯟꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯇꯨꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯏꯪ ꯅꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯕꯁꯤꯗ ꯃꯊꯃꯣꯏ ꯆꯥꯈ꯭ꯔꯦ. ꯔꯥꯅꯤ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯁꯦ ꯏꯃꯥ ꯂꯥꯜꯂꯦ. ꯏꯃꯥꯅ ꯏꯆꯥꯒꯤ ꯋꯥ ꯇꯥꯔꯨꯗꯕꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯤ ꯊꯣꯛꯈꯤꯕꯅꯤ. ꯑꯔꯪ ꯑꯔꯥꯛꯇ ꯄꯪꯊꯔꯨꯕ ꯃꯤꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯗꯨꯅ ꯏꯆꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯄꯣꯛꯄꯤꯅ ꯃꯥ ꯑꯩꯅ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯈꯤꯕꯅꯦ. ꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯒꯦ. ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ. ꯆꯠꯁꯤ ꯍꯣꯁꯄꯤꯇꯥꯜꯗ. ꯆꯊꯣꯏꯕꯤ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤꯌꯦ. ꯔꯥꯅꯤꯅ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯈꯠꯂꯤ. ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯥꯔꯁꯟꯒꯤ ꯃꯤꯅꯦ ꯍꯥꯏꯗꯨꯅ ꯊꯝꯕ ꯖꯣꯏꯁ꯭ꯔꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤ. ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯅꯨꯄꯤꯗꯨꯗ ꯑꯁꯨꯝ ꯇꯧꯕꯗꯨ ꯃꯥ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯅ ꯃꯥꯅꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯒꯦ ꯈꯟꯕꯅꯤ. ꯔꯥꯅꯤꯁꯨ ꯃꯐꯝꯗꯨꯗꯒꯤ ꯒꯥꯔꯤ ꯑꯃ ꯀꯧꯗꯨꯅ ꯃꯆꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯛꯏ. ꯗꯣꯛꯇꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤ. ꯔꯥꯅꯤ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯗ ꯐꯥꯎ ꯌꯥꯎꯅ ꯑꯗꯨꯛ ꯋꯥꯔꯧꯔꯤ ꯃꯇꯧꯗꯨ. ꯀꯣꯔꯧꯁꯨ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯕꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ. ꯀꯣꯔꯧꯗꯤ ꯃꯆꯥꯗꯒꯤ ꯃꯤꯆꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯜꯂꯤ. ꯄꯩꯁꯥꯒꯤ ꯃꯌꯥꯏꯅ ꯃꯥ ꯃꯆꯥꯗꯨꯅ ꯑꯗꯨꯛ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯥꯔꯁꯟ ꯍꯣꯏ ꯏꯃꯨꯡꯗ ꯁꯥꯎꯔꯨꯗꯦ. ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ, ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ. ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯗꯧꯕꯩꯅꯣꯕ? ꯃꯥꯅ ꯅꯨꯄꯥ ꯅꯍꯥ ꯄꯨꯟꯕ ꯌꯥꯝ ꯄꯥꯝꯃꯤꯁꯦ. ꯑꯁꯨꯛ ꯌꯥꯝ ꯍꯩꯅ ꯇꯥꯟꯅꯕ ꯂꯧꯗꯕ ꯃꯆꯥꯁꯤꯕꯨ ꯑꯩꯅ ꯌꯣꯛꯂꯝꯃꯤꯁꯤꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ. ꯔꯥꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏꯗ ꯈꯨꯞꯄꯥꯛꯅ ꯊꯥꯔꯛꯏ. ꯃꯗꯥ, ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ. ꯅꯪꯅ ꯏꯃꯥ ꯏꯆꯥꯁꯤꯗ ꯎꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯩꯕꯥ, ꯅꯪ ꯄꯩꯁꯥꯗ ꯀꯥ ꯍꯦꯟꯅ ꯀꯔꯥꯝꯃꯤ. ꯄꯩꯁꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯗꯦ. ꯄꯩꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯍꯥꯏꯕꯗꯣ ꯈꯟꯒꯅꯨ. ꯅꯆꯥꯁꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯃꯕꯗꯤ ꯅꯪꯒꯤ ꯗꯥꯏꯇ ꯌꯥꯎꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯅ ꯃꯇꯝ ꯆꯥꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯀꯣꯔꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯔꯥꯅꯤ, ꯏꯆꯥꯁꯤꯒꯤ ꯍꯛꯇꯛꯇꯒꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯏꯖꯠꯁꯤꯡꯁꯦ ꯍꯟꯖꯤꯜꯍꯟꯕ ꯉꯝꯂꯤꯕꯅꯤ. ꯏꯆꯥꯅ ꯁꯣꯏ ꯂꯥꯛꯇꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯂꯣꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯝ ꯀꯥ ꯍꯦꯟꯅ ꯍꯤꯟꯃꯟꯈ꯭ꯔꯦ. ꯃꯗꯨꯃꯛꯅ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯁꯥꯎꯕꯒꯤ ꯇꯧꯔꯤꯕꯅꯤ. ꯌꯦꯡꯉꯨ, ꯇꯥꯏꯕꯪꯉꯣꯟꯅ ꯏꯆꯥ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ ꯄꯤꯔꯛꯂꯤꯕꯅꯤ. ꯃꯁꯤꯅ ꯇꯧꯗꯨꯅ ꯏꯆꯥꯁꯦ ꯐꯅꯕ ꯂꯥꯌꯦꯡꯁꯤ. ꯔꯥꯅꯤꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯃꯄꯨꯔꯣꯏꯕꯗ ꯍꯪꯒꯠꯅ ꯑꯍꯦꯟꯕ ꯋꯥꯍꯩ ꯈꯨꯝꯂꯨꯕ ꯉꯥꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨꯅ ꯃꯈꯣꯟ ꯇꯞꯊꯔꯛꯏ. ꯑꯗꯨꯕꯣꯕ, ꯐꯖꯅ ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯕ ꯌꯥꯏ. ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯈꯩ ꯐꯨ ꯆꯩꯕ ꯇꯧꯕꯁꯤꯗꯤ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯃꯣꯏꯕ. ꯕꯦꯃꯅ ꯂꯥꯜꯂꯨꯕꯒꯤ ꯃꯣꯏꯁꯨ ꯑꯗꯨꯛ ꯁꯥꯎꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯃꯗꯤ ꯊꯗꯠꯄ ꯌꯥꯔꯣꯏ. ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯒ꯭ꯌꯥꯟ ꯉꯥꯛ ꯃꯥꯡꯂꯁꯨ ꯗꯣꯛꯇꯔ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯌꯦꯡꯕꯤꯗꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ. ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯕꯦꯠꯇꯨꯗ ꯂꯩꯔꯤ. ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤ. ꯀꯣꯔꯧꯗꯤ ꯊꯕꯛꯀꯤ ꯑꯣꯏꯅ ꯈꯜꯂꯤ. ꯃꯆꯥ ꯅꯥꯕ ꯃꯉꯣꯟꯗ ꯆꯪꯗꯦ. ꯑꯃꯨꯛ ꯑꯃꯨꯛ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯊꯦꯝꯗ ꯄꯥꯎ ꯄꯤꯕ ꯅꯠꯇꯅ. ꯁꯣꯝꯗ ꯅꯤꯡꯊꯦꯝ ꯃꯥꯔꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯩꯔꯤ. ꯂꯝ ꯍꯦꯜꯂꯗꯤ ꯐꯨꯕ ꯇꯥꯕꯅꯤ. ꯁꯥꯊꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯔ ꯈꯪꯖꯕ ꯐꯩ. ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯩ ꯈꯪꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ. ꯑꯩꯁꯨꯅꯦ, ꯐꯨꯅꯤꯡꯕꯅ ꯈꯨꯠꯁꯥꯁꯦ ꯃꯔꯤꯡ ꯃꯔꯤꯡ ꯆꯠꯂꯕꯅꯤ. ꯁꯣꯝꯗꯅ ꯃꯥꯔꯁꯟ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔ ꯐꯝꯗꯨꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯔꯤ. ꯁꯥꯎꯔꯣꯏꯒꯦ ꯀꯟꯅ ꯐꯨꯔꯒꯦ ꯈꯟꯕꯅꯤ. ꯑꯅꯝ ꯀꯟꯕ ꯃꯤ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯗ꯭ꯔꯤꯁꯤ. ꯃꯄꯥꯗꯨꯗ ꯑꯩꯅ ꯋꯥ ꯍꯥꯏꯈ꯭ꯔꯕꯅꯤ. ꯃꯥꯅ ꯂꯝ ꯄꯪꯍꯦꯟ ꯍꯦꯟ ꯌꯥꯕ꯭ꯔꯣ? ꯋꯥꯔꯛꯄꯤꯅꯕ ꯃꯌꯥꯝ ꯂꯩꯔꯀꯥꯟꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯗꯦ, ꯊꯨꯡꯗꯦꯅ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯎꯠꯄ ꯌꯥꯔꯣꯏ. ꯌꯥꯔꯗꯤ ꯀꯣꯂꯦꯖꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯅꯤꯡꯕꯅꯤ. ꯅꯪꯅ ꯌꯥꯗꯦ, ꯇꯜꯂꯤ, ꯅꯨꯄꯤ ꯃꯁꯥꯅ ꯅꯨꯡꯁꯤꯔꯛꯄ ꯉꯥꯏꯈꯤꯅꯤ ꯍꯥꯏꯗꯅ ꯇꯧ ꯂꯩꯔꯤ.
ꯅꯪꯁꯨ ꯅꯨꯄꯥ ꯃꯥꯟꯗꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯏꯆꯥꯗ ꯂꯩꯕ ꯊꯧꯅꯥꯗꯣ ꯁꯣꯟꯊꯔꯛꯄ ꯍꯧꯅꯗꯦꯅꯦ ꯑꯉꯥꯡ ꯑꯣꯏꯃꯟꯕꯗꯨꯗ ꯇꯧꯅꯤꯗ ꯆꯍꯤ 19 ꯐꯥꯎ ꯁꯨꯅꯤꯡ ꯁꯨꯃꯥꯡꯗ ꯂꯩꯔꯝꯈꯤꯅꯤ ꯑꯗꯨꯏꯅꯦ ꯑꯩꯁꯨ ꯄꯥꯕꯨꯡ ꯏꯃꯥꯁꯤꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯣꯏꯗ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯥꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦꯅ ꯑꯁꯨꯃꯥꯏ ꯁꯨꯝ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯅꯝꯗꯅ ꯃꯥꯕꯨꯗꯤ ꯂꯧꯔꯗꯧꯅꯤ ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯤꯡꯊꯦꯝ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯇꯥꯔꯦꯗꯅ ꯃꯥꯅ ꯑꯅꯧ ꯀꯟꯁꯤꯜꯂꯛꯂꯕꯗꯤ ꯀꯣꯔꯧꯗꯨꯗꯤ ꯅꯪꯉꯣꯟꯗ ꯃꯆꯥꯅꯨꯄꯤꯁꯦ ꯊꯥꯖꯅꯤꯅ ꯇꯧ ꯂꯩꯔꯕꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯈ꯭ꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯇꯥꯟꯅꯔꯛꯂꯗꯧꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯈꯔ ꯁꯤꯡꯉꯨꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯄꯪꯊꯒꯅꯨ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯗꯨꯅꯤ ꯐꯥꯔꯒ ꯀꯣꯛ ꯂꯧ ꯌꯥꯅꯤ ꯂꯥꯏꯔꯤꯛꯇꯨꯁꯨ ꯅꯪꯅ ꯇꯝꯍꯟꯅꯤꯡꯂꯗꯤ ꯌꯨꯝꯁꯤꯗ ꯂꯩꯅ ꯂꯩꯅ ꯇꯝꯍꯟꯕ ꯌꯥꯏ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯆꯍꯤꯗꯨ ꯌꯦꯡꯉꯣ ꯅꯃꯥꯟꯅꯕ ꯅꯣꯏ ꯇꯤꯟꯅꯔꯤꯕꯁꯤꯡ ꯂꯣꯌꯥ ꯅꯣꯡꯊꯥꯡ ꯅꯪ ꯅꯣꯏ ꯑꯍꯨꯝꯈꯛ ꯑꯣꯏꯔꯝꯅꯤ ꯑꯔꯤꯕ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯇꯩꯗꯤ ꯃꯆꯥ ꯀ꯭ꯂꯥꯁ 3-4 ꯀꯥꯕ ꯌꯥꯎꯅꯔꯕꯅꯤꯀꯣ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ ꯈꯔ ꯋꯥ ꯈꯪꯕ ꯌꯥꯔꯕꯅꯤ ꯅꯨꯄꯤꯒꯤ ꯈꯜꯂꯤꯉꯩꯗ ꯅꯆꯥꯅꯁꯨ ꯁꯦꯝꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯄꯥ ꯃꯆꯥꯗꯣ ꯏꯀꯣꯏ ꯀꯣꯏꯅꯗꯦ ꯃꯃꯥꯟꯅꯕꯒꯨꯝ ꯂꯣꯏꯅꯕꯅ ꯗꯣꯡ ꯗꯣꯡ ꯉꯥꯡꯅꯕꯅꯤ ꯃꯥꯔꯁꯟꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯗꯕ ꯀꯌꯥ ꯑꯃ ꯃꯄꯥꯗ ꯍꯥꯏ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯃꯄꯥꯗ ꯁꯤꯌꯔ ꯇꯧꯏ ꯅꯤꯡꯊꯦꯝꯁꯨ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤꯅ ꯄꯥꯈꯠꯆꯩ ꯌꯥꯔꯤꯈꯩ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯩ ꯃꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯤꯅ ꯅꯨꯡꯁꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯅꯨꯡꯉꯥꯏꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯆꯥꯒꯤꯗꯃꯛ ꯇꯧꯕ ꯉꯝꯕ ꯃꯄꯥꯅꯤ ꯑꯗꯨꯛ ꯄꯥꯝꯃꯨꯖꯕꯅꯤ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯅꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤꯗꯨꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯅꯕ ꯅꯤꯡꯊꯦꯝꯅꯁꯨ ꯃꯆꯥꯅ ꯃꯉꯣꯟꯗ ꯀꯣꯏꯔꯛꯇꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯕꯤ ꯑꯗꯨꯃꯛꯅ ꯃꯥꯔꯁꯟꯅꯁꯨ ꯃꯄꯥꯗ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯂꯩꯇ ꯂꯩꯁꯤꯍꯦꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗ ꯃꯃꯥꯟꯅꯕꯒꯨꯝ ꯇꯝꯖꯕꯅꯤ ꯃꯥꯔꯁꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯅꯨꯃꯤꯠꯇꯨꯃꯁꯨ ꯅꯣꯡꯉꯥꯟꯕꯗꯨꯃꯁꯨ ꯃꯥꯔꯁꯟ ꯂꯩꯁꯤꯍꯦꯟꯕꯤꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯥꯔꯁꯟꯁꯨ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯏ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯇꯟꯅ ꯌꯦꯡꯏ ꯃꯈꯨꯠꯇꯨꯁꯨ ꯅꯥꯔꯤꯕꯅꯤ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛꯇꯨꯗ ꯈꯪꯕꯗ ꯇꯟꯈꯤꯗꯨꯅ ꯄꯥꯏꯈꯠꯇ꯭ꯔꯦ ꯃꯥꯔꯁꯟꯁꯨ ꯀꯣꯜꯗꯨ 3ꯂꯛꯇꯤ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯃꯁꯥ ꯅꯥꯈꯤꯕꯗꯨꯒ ꯀꯥ ꯍꯦꯟꯅ ꯑꯅꯝ ꯀꯟꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯦꯛꯁ ꯑꯃꯗꯤ ꯏꯗꯨꯅ ꯊꯥꯖꯤꯟꯈꯤ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯋꯥꯆꯦꯞꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯆꯪꯗꯨꯅꯗꯤ ꯌꯦꯡꯏ ꯅꯥꯔꯕꯅꯤꯅ ꯐꯃꯨꯡꯗꯩ ꯍꯧꯒꯠꯄ ꯉꯝꯂꯝꯃꯔꯣꯏꯅꯦ ꯂꯝ ꯍꯦꯟꯅꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯩ ꯆꯥꯕ ꯅꯠꯇꯅ ꯅꯪꯒꯤꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯣ ꯍꯞꯇꯥ ꯑꯃꯗ ꯑꯩ ꯊꯕꯛ ꯂꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯑꯗꯣ ꯀꯣꯜꯗꯤ ꯇꯧꯔꯛꯀꯅꯤ ꯄꯥꯏꯔꯣ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪꯅ ꯈꯨꯠꯇꯣ ꯂꯦꯡꯕ ꯉꯝꯃꯝꯃꯔꯣꯏ ꯈꯪꯏ ꯑꯕꯦꯝꯃ ꯅꯪ ꯌꯥꯔꯤꯈꯩ ꯌꯥꯝꯕꯨꯡ ꯁꯥꯎꯍꯟꯒꯅꯨ ꯑꯩ ꯁꯥꯎꯈ꯭ꯔꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯄꯤꯔꯨꯔꯒ ꯑꯩꯁꯨ ꯋꯥꯏ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯅꯨꯄꯤꯗꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯁꯥꯖꯠꯇꯨ ꯊꯃꯣꯏꯗ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯐꯝꯗꯗꯤ ꯍꯨ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ ꯁꯤꯟ ꯇꯧꯈ꯭ꯔꯦ ꯈꯪꯕꯒ ꯃꯥꯔꯁꯟꯁꯨ ꯇꯦꯛꯁ ꯑꯃꯒ ꯑꯃꯨꯛ ꯏꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯈꯝꯕꯟꯖꯕꯁꯤꯅ ꯑꯩ ꯑꯐꯕꯗ ꯈꯟꯊꯕ ꯉꯝꯈꯤꯗꯕꯅꯤ ꯁꯥꯎꯔꯅꯨꯀꯣ ꯌꯥꯝꯕꯨꯡ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯑꯩ ꯅꯣꯏ ꯀꯣꯂꯦꯖꯇ ꯂꯩ ꯀꯛꯆꯤꯡ ꯆꯠꯂꯨꯕꯒꯤ ꯁꯣꯏꯕꯨꯝ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯅꯣꯡꯊꯥꯡꯒꯤ ꯃꯔꯨꯑꯣꯏꯅ ꯅꯪ ꯎꯗ꯭ꯔꯁꯨ ꯅꯨꯡꯇꯤꯒꯤ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯃꯐꯝꯁꯤꯗ ꯄꯣꯊꯥꯖꯕꯁꯨ ꯂꯥꯛꯄ ꯅꯪ ꯎꯗꯕꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕ ꯂꯩꯁꯤꯍꯦꯟꯕꯤ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯃꯦꯁꯦꯖꯇꯨ ꯗꯦꯂꯤꯚꯔꯗꯤ ꯇꯧꯈ꯭ꯔꯦ ꯃꯥꯔꯁꯟꯁꯨ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ ꯅꯥꯀꯜꯗꯒꯤ ꯅꯣꯡꯊꯥꯡꯅ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯀꯩ ꯅꯥꯔꯒꯦ ꯑꯉꯥꯡꯒꯤ ꯑꯅꯥꯕꯒ ꯑꯃꯠꯇ ꯍꯪꯗꯈꯩ ꯊꯕꯛꯅ ꯑꯃꯨꯛ ꯂꯣꯏ ꯈꯟꯖꯤꯜꯂꯛꯏꯁꯤꯃꯣ ꯅꯣꯡꯊꯥꯡꯗꯤ ꯃꯥꯔꯁꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯈꯪꯕ ꯅꯠꯇꯦ ꯂꯩꯁꯤꯍꯦꯟꯕꯤ ꯃꯥꯔꯁꯟꯅ ꯐꯨꯕꯗꯒꯤ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕ ꯄꯥꯎꯁꯨ ꯑꯃꯠꯇ ꯈꯪꯗꯕꯅ ꯆꯨꯝꯅ ꯃꯁꯥ ꯉꯝꯗꯕꯒꯤ ꯀꯣꯂꯦꯖ ꯂꯥꯛꯇꯕꯅꯤ ꯈꯟꯕꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯥꯕ ꯅꯠꯇꯦꯅ ꯇꯧꯕꯅꯤ ꯁꯦ ꯅꯪꯒꯤ ꯁꯣꯏꯕꯨꯝꯗꯣ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟ
ꯃꯥꯅ ꯄꯥꯏꯔꯛꯄ ꯄꯣꯂꯤꯊꯤꯟꯗꯨ ꯅꯣꯡꯊꯥꯡꯗ ꯄꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯄꯤꯔꯛꯂꯤꯗꯨ ꯂꯧꯗꯨꯅ ꯑꯩꯗꯤ ꯅꯪꯅ ꯀꯣꯂꯦꯖ ꯂꯥꯛꯂꯤꯁꯦ ꯂꯩꯁꯤꯍꯦꯟꯕꯤ ꯊꯤꯟꯕ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯩꯅ ꯈꯜꯂꯤꯅꯦ ꯅꯍꯥꯟ ꯎꯕꯗꯒꯤ ꯉꯔꯥꯡꯁꯨ ꯎꯗꯦ ꯉꯁꯤꯁꯨ ꯎꯗꯦꯅ꯫ ꯍꯞꯇꯥ ꯑꯃꯗꯤ ꯀꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯅꯣꯠꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ, ꯖꯦꯔꯣꯛꯁ ꯇꯧꯒꯦ꯫ ꯑꯇꯩ ꯄꯤꯊꯔꯁꯨ ꯍꯥꯏꯔꯣ, ꯑꯩ ꯌꯦꯡꯒꯦ, ꯑꯩ ꯁꯤꯟꯒꯦ ꯃꯥꯒꯤ꯫ ꯑꯩꯗꯤ ꯅꯪ ꯉꯔꯥꯡ ꯀꯛꯆꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯂꯛꯀꯗ꯭ꯔꯅ ꯈꯟꯕꯅꯦ꯫ ꯑꯗꯣ ꯐꯔꯦ, ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯁꯨ ꯀꯛꯆꯤꯡ ꯁꯣꯏꯕꯨꯝ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ, ꯃꯥꯏꯁꯨ ꯄꯤꯕꯤꯔꯒꯦ꯫ ꯑꯗꯣ ꯅꯪꯗꯤ ꯍꯞꯇꯥ ꯑꯃ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯗꯧꯔꯕꯅꯤꯅ ꯊꯕꯛꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦ ꯍꯥꯏꯔꯅꯤꯅꯦ꯫ ꯃꯥꯔꯁꯟ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ꯫ ꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯑꯩ ꯌꯥꯎꯗꯅ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯁꯔꯨꯛ ꯅꯥꯕꯅ ꯍꯦꯟꯅ ꯐꯩꯗ ꯃꯥꯗꯤ꯫ ꯌꯨꯝꯗꯗꯤ ꯕꯕꯥꯒ ꯃꯃꯥꯒꯅꯁꯨ ꯌꯦꯡꯁꯤꯜꯂꯝꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯃꯥꯁꯤꯁꯨ ꯑꯃꯨꯛ ꯆꯠꯄꯤꯒꯦ ꯍꯥꯏꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯆꯠꯂꯒꯦ꯫ ꯅꯪꯁꯨ ꯅꯪ ꯁꯥꯇ꯭ꯔ ꯑꯃꯗ ꯉꯥꯎꯋꯦ ꯍꯥꯏꯗꯥꯏꯅꯦ? ꯉꯥꯎꯅꯍꯧꯔꯣ, ꯆꯠꯂꯒꯦꯀꯣ꯫ ꯃꯤ ꯇꯥꯅꯤ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯣ ꯑꯥꯔꯀꯦ꯫ ꯅꯪ ꯊꯦꯡꯉꯦꯗꯥꯏ, ꯆꯠꯂꯨ ꯌꯥꯔꯦ꯫ ꯀꯣꯟꯅ ꯄꯣꯁꯇꯤꯡ ꯑꯃꯨꯛ ꯇꯥꯔꯒ ꯊꯦꯡꯅꯔꯁꯤꯅꯦꯀꯣ꯫ ꯃꯥꯔꯁꯟ ꯅꯣꯡꯊꯥꯡꯒ ꯉꯥꯛ ꯋꯥꯔꯤ ꯁꯥꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯊꯥꯡꯁꯨ ꯄꯣꯂꯤꯊꯤꯟꯗꯨ ꯄꯥꯏꯗꯨꯅ ꯀꯣꯂꯦꯖꯇ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯒ ꯊꯣꯏꯍꯦꯟꯕꯤꯗꯨ ꯅꯣꯡꯊꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯥꯔ, ꯌꯥꯝꯕꯨꯡ ꯂꯥꯛꯂꯝꯃꯤꯁꯤ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯌꯥꯎꯔꯛꯄ꯭ꯔꯣ? ꯅꯣꯡꯊꯥꯡꯁꯨ ꯆꯠꯂꯝꯕꯗꯩ ꯂꯦꯞꯇꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ꯫ ꯍꯞꯇꯥ ꯑꯃ ꯍꯦꯟꯅꯗꯤ ꯀꯣꯂꯦꯖ ꯂꯥꯛꯇꯧ ꯃꯥꯟꯗꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯣꯂꯦꯖ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ, ꯏꯝꯄꯣꯔꯇꯦꯟ ꯇꯥꯛꯑꯗꯧꯅꯤ꯫ ꯂꯥꯏꯔꯤꯛ ꯎꯅꯤ ꯈꯟꯕꯗ ꯇꯜꯂꯀꯥꯟꯁꯤꯗ ꯏꯝꯄꯣꯔꯇꯦꯟꯒꯤ ꯈꯜꯂꯒ ꯕꯦꯛ ꯆꯥꯗꯅꯕ ꯂꯥꯛꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯣꯡꯊꯥꯡ ꯄꯤꯁꯨꯝ ꯁꯨꯞꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗ꯭ꯔꯒ ꯅꯨꯡꯇꯤꯒꯤ ꯀꯣꯂꯦꯖ ꯂꯥꯛꯏꯁꯦ ꯏꯝꯄꯣꯔꯇꯦꯟ ꯈꯪꯗꯕ ꯂꯥꯛꯄ ꯇꯥꯔꯦ꯫ ꯁꯨꯝ ꯀꯣꯂꯦꯖ ꯀꯥꯏꯗꯨ ꯀꯥꯔꯛꯂꯕꯅꯤꯅ ꯁꯥꯔ, ꯋꯥꯈꯜ ꯃꯆꯥ ꯁꯥꯒꯠꯄꯩ ꯋꯥꯅꯤꯗ꯫ ꯀꯣꯂꯦꯖꯅꯦꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯏꯌꯥꯎ ꯌꯥꯎꯗꯦ꯫ ꯑꯃ ꯑꯅꯤ ꯎꯕꯗꯨꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯎꯗꯦ꯫ ꯅꯨꯄꯥ ꯑꯇꯣꯞꯄꯩ ꯋꯥꯔꯤ ꯇꯧꯔꯛꯄꯗꯨꯗ ꯅꯣꯡꯊꯥꯡꯗꯨ ꯍꯥꯏꯐꯦꯠ ꯈꯝꯕꯟꯖꯗꯨꯅ ꯍꯩ, ꯑꯉꯥꯡ ꯅꯨꯄꯥ ꯀꯥꯏꯅ ꯊꯣꯃꯛꯀꯅꯤꯀꯣ꯫ ꯃꯥꯔꯁꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯅ ꯅꯨꯄꯥ ꯎꯅꯔꯝꯕꯒꯤ ꯐꯨꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯅꯪ ꯐꯨꯊꯔꯛꯇꯅ ꯀꯣꯂꯦꯖꯁꯦ ꯅꯪ ꯑꯩꯒꯤ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯆꯠꯃꯤꯟꯅꯩꯀꯣ꯫ ꯊꯣꯏꯍꯦꯟꯕꯤ ꯇꯤꯡꯉꯛ ꯅꯣꯡꯊꯥꯡꯗ ꯌꯦꯡꯗꯨꯅ ꯌꯥꯝꯕꯨꯡꯗꯤ ꯂꯩꯁꯤ ꯁꯦꯟꯅꯖꯕꯗꯨꯗ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯔꯝꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯁꯥꯔꯒ ꯑꯩꯒꯗꯤ ꯀꯩꯒꯤ? ꯅꯣꯡꯊꯥꯡꯗꯨ ꯍꯥꯏꯒꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯂ ꯃꯥꯜꯂꯤ꯫ ꯏꯀꯥꯏ ꯈꯪꯗꯦ ꯃꯥꯔꯁꯟꯅ ꯄꯤꯔꯝꯕ ꯄꯣꯂꯤꯊꯤꯟꯗꯨꯗꯒꯤ ꯁꯣꯏꯕꯨꯝ ꯃꯌꯣꯝ ꯑꯅꯤ ꯂꯧꯊꯣꯛꯂꯒ ꯊꯣꯏꯍꯦꯟꯕꯤꯗ ꯄꯤ꯫ ꯁꯤ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯅꯤ, ꯍꯣꯔꯦꯟ ꯆꯥꯎ, ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯇꯤꯡꯉꯛ ꯑꯗꯨꯝ ꯂꯧꯁꯤꯜꯂꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯗꯤꯄꯥꯔꯠꯃꯦꯟ ꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜꯗꯒꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯥꯔꯁꯦ ꯅꯪꯉꯣꯟꯗ ꯉꯥꯎꯖꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯃꯤꯠꯇꯨ ꯁꯠꯀꯞꯇꯨꯅ ꯍꯦ, ꯃꯗꯨ ꯑꯣꯏ ꯌꯥꯔꯣꯏ꯫ ꯁꯥꯔꯅ ꯑꯩꯉꯣꯟꯗꯒ ꯉꯥꯎꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯕ꯫ ꯑꯩꯅ ꯁꯣꯝꯗ ꯃꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯍꯣꯞ ꯆꯥꯔꯤꯕꯅꯤ꯫ ꯃꯅꯤꯁꯦ ꯏꯈꯨꯠꯇ ꯐꯪꯂꯝꯗꯥꯏꯁꯤꯗ ꯁꯥꯏꯠꯇꯒꯤ ꯃꯔꯤ ꯂꯥꯛꯅꯕꯗꯣ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯕ꯫ ꯑꯣ, ꯅꯪꯒꯤꯗꯣ ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯨꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯄꯥ ꯃꯁꯥꯅꯕꯨ ꯌꯥꯔꯛꯂꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯃꯨꯜꯂꯁꯨ ꯀꯩꯗꯧꯔꯨꯅꯤ? ꯁꯣꯔꯤ ꯍꯥꯏꯈ꯭ꯔ ꯂꯣꯏꯔꯦ꯫ ꯌꯥꯔꯦꯁꯤ ꯃꯤ ꯇꯥꯅꯤ, ꯀꯟꯅ ꯉꯥꯡꯒꯅꯨ꯫ ꯆꯠꯂꯁꯤ ꯀꯦꯟꯇꯤꯟꯗ, ꯑꯩ ꯀ꯭ꯂꯥꯁꯀ ꯑꯝꯇ ꯌꯥꯎꯅꯤꯡꯗꯦꯕ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯂꯤ꯫ ꯃꯍꯧꯁꯥꯅ ꯊꯣꯏꯍꯦꯟꯕꯤꯗꯤ ꯈꯠꯄ ꯂꯥꯡꯕ ꯌꯥꯝ ꯄꯥꯝꯖꯕꯅ ꯀꯣꯂꯦꯖꯀꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯊꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯒ ꯄꯨꯜꯂꯗꯤ ꯃꯥ ꯑꯗꯨꯝꯅ ꯄꯥꯛ ꯇꯧꯗꯕꯅꯤ꯫ ꯌꯥꯔꯤꯈꯩ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯃꯥꯡꯗꯗꯤ ꯂꯩꯁꯤꯍꯦꯟꯕꯤꯅ ꯍꯩꯅꯗꯕ ꯀꯌꯥ ꯇꯧꯗꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯊꯣꯏꯍꯦꯟꯕꯤꯒ ꯂꯥꯡꯂꯦꯟꯒ ꯅꯠꯇꯅ ꯃꯃꯥꯟꯅꯕꯤ ꯄꯥꯛ ꯄꯨꯟꯗꯕꯅ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖꯀꯤ ꯃꯇꯝꯁꯤꯗ ꯃꯥꯔꯁꯟꯅ ꯑꯊꯤꯡꯕ ꯀꯌా ꯊꯝꯈꯤꯕꯅ ꯃꯥ ꯃꯃꯥꯟꯅꯕꯤꯒ ꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯏꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎ ꯉꯝꯖꯗ꯭ꯔꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯛꯄ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯛꯄꯒꯅꯤ꯫ ꯔꯥꯅꯤ ꯃꯆꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥꯅꯤ꯫ ꯃꯆꯥꯅ ꯑꯔꯥꯟꯕ ꯀꯌా ꯇꯧꯔꯕꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯃꯆꯥꯅꯤ꯫ ꯑꯗꯨꯝꯅ ꯈꯨꯐꯨ ꯆꯥꯗ꯭ꯔꯕꯗꯨꯗ ꯉꯥꯛ ꯁꯥꯎꯅꯤꯡꯂꯨꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯆꯠꯀꯗꯧꯔꯤꯕ ꯑꯁꯥꯎꯕꯅꯣ? ꯂꯩꯃꯁꯨ ꯔꯥꯅꯤꯕꯨ ꯇꯔꯥꯝ ꯑꯣꯛꯏ꯫ ꯂꯩꯃ, ꯔꯥꯅꯤ,
ꯑꯅꯤꯗꯨ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯔꯥꯅꯤꯌꯥ, ꯀꯣꯐꯤꯗꯣ ꯍꯥꯟꯅ ꯊꯛꯆꯤꯜꯂꯨ, ꯑꯗꯨꯒ ꯏꯪꯅ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯅꯪꯕꯣ, ꯇꯍꯥꯒꯅꯨ꯫ ꯔꯥꯅꯤꯁꯨ ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯂꯕ ꯇꯨꯡꯗ ꯈꯣꯟꯖꯦꯜꯗ ꯏꯍꯧ ꯍꯧꯒꯠꯇꯅ ꯋꯥꯗꯣ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯖꯦꯝꯁꯦ, ꯑꯩꯈꯣꯏꯁꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯑꯌꯦꯠꯄ ꯄꯤꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯂꯩꯃꯗꯤ ꯄꯥꯎꯗꯣ ꯈꯪꯗ꯭ꯔꯤꯕꯅꯤ ꯁꯦꯡꯅ, ꯑꯗꯨꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯔꯥꯅꯤ? ꯏꯆꯥꯅ ꯀꯩꯗꯧꯔꯝꯂꯒꯦ? ꯔꯥꯅꯤꯗꯤ ꯈꯪꯁꯤꯟꯅꯗꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯞꯉꯥꯡ ꯇꯧꯗꯨꯅ, ꯏꯆꯥꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕ ꯃꯈꯩ ꯐꯨꯕꯤꯕꯗꯨꯕꯨ ꯀꯌꯥꯝ ꯏꯆꯥꯁꯤꯅ ꯃꯉꯣꯟꯗ ꯑꯀꯥꯏꯕ ꯂꯤꯆꯠ ꯆꯠꯂꯝꯕꯒꯤꯅꯣ? ꯏꯆꯥꯁꯦ ꯆꯍꯤ ꯌꯥꯝꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤ, ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯔꯗꯅ, ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯁꯤꯗꯤ ꯍꯦꯟꯃꯜꯂꯤ, ꯑꯩꯈꯣꯏꯕꯨ ꯃꯇꯨ ꯁꯣꯜꯂꯤ, ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯟꯅ ꯍꯟꯊꯅ ꯌꯦꯡꯕ ꯃꯥꯜꯂꯤ꯫ ꯂꯩꯃ ꯈꯣꯟꯖꯦꯜ ꯏꯍꯧ ꯍꯧꯗꯅ ꯏꯪꯅ ꯍꯪꯂꯛꯏ, ꯚꯦꯝꯃꯕꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯃꯈꯨꯠꯇꯒꯤ ꯃꯈꯣꯡꯗꯒꯤ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯍꯧꯗꯦ꯫ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯄꯦꯟꯖꯗꯦ꯫ ꯃꯥꯒꯤꯁꯨ ꯃꯆꯜ ꯑꯃ, ꯃꯆꯦ ꯑꯃ ꯌꯥꯎꯔꯝꯂꯕꯗꯤ ꯃꯤꯇꯣꯞꯅ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯃꯥꯕꯨ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ? ꯂꯩꯃ ꯁꯥꯎꯒꯠꯇꯦ꯫ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯈꯪꯅ ꯇꯞꯅ ꯏꯪꯅ ꯍꯥꯏ, ꯔꯥꯅꯤꯌꯥ, ꯅꯪꯅ ꯁꯥꯎꯔꯤꯕꯗꯨ ꯆꯨꯝꯃꯤ, ꯁꯥꯎꯐꯝ ꯊꯣꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯗꯁꯨ ꯑꯅꯥ ꯑꯌꯦꯛ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯛꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯁꯥꯎꯔꯤꯕꯁꯤꯒ ꯑꯩꯁꯨ ꯁꯣꯏꯗꯅ ꯁꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅꯗꯤ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯦꯟꯃꯜꯂꯤ꯫ ꯏꯆꯥꯁꯤꯗꯤ ꯃꯥꯒ ꯌꯦꯡꯅꯕꯗ ꯑꯉꯥꯡꯅꯤ, ꯃꯥꯅ ꯈꯔ ꯍꯟꯒꯗꯕꯅꯤ꯫ ꯂꯩꯃꯁꯨ ꯃꯆꯥꯗ ꯈꯛꯇꯥꯏꯁꯤꯜꯂꯛꯄ ꯃꯥꯟꯕꯗꯨꯗ, ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯑꯅꯝ ꯀꯜꯂꯤ, ꯃꯗꯨꯅꯅꯤ ꯃꯇꯨꯡꯗꯁꯨ ꯇꯧꯔꯛꯀꯅꯤ ꯈꯪꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯨ ꯑꯗꯨ ꯃꯉꯥꯏ, ꯏꯆꯥꯗ ꯈꯛꯇꯤ ꯇꯥꯏꯅꯕꯁꯨ ꯂꯥꯟꯒꯅꯤ ꯔꯥꯅꯤ꯫ ꯐꯔꯦ, ꯑꯩ ꯅꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯔꯖꯇꯨ ꯄꯤꯒꯦ, ꯑꯗꯨꯒ ꯑꯩ ꯏꯕꯦꯝꯃꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ꯫ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯔꯖꯀꯤ ꯋꯥꯐꯝ ꯅꯠꯇꯦ, ꯑꯉꯥꯡꯅꯤ, ꯊꯦꯝꯕ ꯅꯧꯕꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯂꯩꯃꯁꯨ ꯏꯀꯥꯏꯕꯅ ꯁꯥꯎꯕꯣꯏ ꯀꯩꯕꯣꯏ, ꯊꯦꯝꯕ ꯌꯥꯕ ꯃꯇꯥꯡ, ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯑꯩ ꯏꯆꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯋꯥꯔꯛꯄꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯒ ꯃꯤ ꯅꯦꯛꯇꯅ ꯇꯧꯕꯗꯨꯗꯤ ꯏꯆꯥꯒꯤ ꯏꯖꯠ ꯌꯦꯡꯉꯤꯁꯤꯔꯥ? ꯂꯩꯃꯁꯨ ꯃꯆꯥꯅ ꯂꯥꯜꯂꯨꯔꯦ ꯁꯣꯏꯔꯨꯔꯦ ꯍꯥꯏꯕ ꯚꯥꯞ ꯇꯥꯖꯔꯛꯂꯦ ꯇꯞꯅ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯦ꯫ ꯏꯆꯥꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇꯒꯤ ꯏꯃꯧꯅꯤ ꯈꯟꯈꯤꯕ ꯅꯠꯇꯦ, ꯏꯆꯥꯃꯛꯅꯤ ꯈꯟꯈꯤꯕꯅꯤ ꯔꯥꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯇꯝꯂꯛꯄ ꯄꯥꯎ ꯇꯥꯗꯕ ꯅꯠꯇꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯂꯩꯔꯕ ꯏꯃꯨꯡ ꯑꯅꯤꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯀꯣꯏꯔꯝꯕ, ꯈꯪꯅꯔꯝꯕ ꯌꯥꯎꯔꯛꯄꯗꯨꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯆꯥꯁꯤ ꯄꯨꯟꯅ ꯋꯥꯔꯛꯃꯤꯟꯅꯁꯤ꯫ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯊꯦꯝꯃꯨ, ꯑꯩꯁꯨ ꯏꯆꯥꯁꯤ ꯈꯔ ꯐꯥꯖꯤꯟꯒꯦ꯫ ꯔꯥꯅꯤꯁꯨ ꯀꯥ ꯍꯦꯟꯅꯗꯤ ꯁꯥꯎꯒꯠꯄ ꯉꯝꯗꯦ꯫ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, ꯖꯦꯝꯁꯦ, ꯃꯇꯝ ꯈꯔ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯥꯞꯅꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯃꯗꯨꯗꯤ ꯍꯥꯏꯒꯅꯨ ꯔꯥꯅꯤ, ꯑꯩ ꯏꯆꯥꯕꯨ ꯁꯦꯟꯅꯒꯦ꯫ ꯃꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯊꯥꯖꯤꯟꯕꯤꯗ꯭ꯔꯗꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯏꯪꯈꯠꯂꯛꯄ ꯃꯇꯝꯅꯤ, ꯉꯥꯎꯅꯤꯡꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯇꯝꯅꯤ꯫ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯏꯆꯥꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯔꯁ ꯇꯝꯕ ꯊꯤꯡꯕ, ꯃꯤꯒ ꯄꯥꯛ ꯂꯣꯏꯅꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯩ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯂꯝꯆꯠꯇꯤ ꯏꯆꯥꯅ ꯆꯠꯈꯤꯗꯕꯅꯤ꯫ ꯍꯣꯏ ꯖꯦꯝꯁꯤ, ꯐꯔꯦ ꯐꯔꯦ, ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯕꯨꯁꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯩ ꯃꯇꯦꯡ ꯈꯔ ꯇꯧꯒꯦ꯫ ꯏꯆꯥꯗꯣ ꯅꯥꯕ ꯐꯕꯒ ꯄꯥꯎ ꯄꯤꯔꯛꯎ, ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ, ꯏꯆꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯑꯗꯨꯒ ꯑꯩ ꯏꯆꯥ ꯅꯨꯄꯥꯗ ꯃꯇꯨꯡ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯒꯦ ꯁꯣꯏꯗꯅ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯏꯕꯨꯡꯉꯣꯅ ꯌꯥꯗꯕ ꯇꯧꯗꯅꯕ ꯁꯣꯏꯗꯅ ꯋꯥꯔꯛꯀꯦ꯫ ꯏꯪꯈꯠꯂꯛꯄꯒꯤ ꯈꯔ ꯉꯥꯡꯖꯩꯔꯁꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯇꯧꯕꯅꯤ꯫ ꯂꯩꯃꯗꯨ ꯇꯞꯊꯔꯛꯇꯨꯅ, ꯈꯪꯗꯦ ꯔꯥꯅꯤ, ꯑꯩꯁꯦ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯈꯤꯗ꯭ꯔꯦ, ꯅꯪꯉꯣꯟꯗ ꯑꯁꯥꯎꯕ ꯈꯔ ꯎꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯁꯤꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯔꯥꯅꯤꯁꯨ ꯇꯞꯊꯔꯛꯇꯨꯅ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯔꯛꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ
ꯆꯍꯤ ꯑꯃ ꯑꯅꯤ ꯂꯩꯔꯗꯤ ꯈꯔ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯛꯂꯅꯤ. ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯅꯪ ꯑꯩ ꯆꯪꯗꯅ ꯍꯣꯠꯅꯃꯤꯟꯅꯕ ꯇꯥꯔꯦꯗꯅ. ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ ꯌꯥꯗꯦ. ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥ ꯈꯟꯅꯗꯨꯅ ꯁꯤ ꯇꯧꯁꯤ ꯁꯤ ꯇꯧꯔꯣꯏꯁꯤ ꯍꯥꯏꯗꯣ ꯈꯟꯅꯁꯤ. ꯍꯣꯏ ꯏꯆꯦꯝꯁꯤ, ꯏꯕꯨꯡꯉꯣꯅ ꯃꯄꯥꯟ ꯏꯄꯥꯟꯁꯨ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕꯁꯤꯗ ꯇꯧꯔꯤꯅꯤ. ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯏꯕꯨꯡꯉꯣꯗ ꯈꯔ ꯉꯥꯡꯈꯤ. ꯂꯩꯃꯁꯨ ꯆꯤꯟꯗꯣꯟ ꯂꯩꯇꯣꯟ ꯐꯕ ꯃꯤꯅꯤ. ꯐꯔꯒꯅ ꯄꯪꯐ ꯐꯕ, ꯐꯠꯇ꯭ꯔꯒꯅ ꯃꯥꯃꯨꯛ ꯍꯥꯏꯅ ꯁꯣꯟꯅꯕ ꯃꯤꯗꯥꯅꯤ. ꯑꯗꯨꯅ ꯃꯆꯥꯒꯤ ꯈꯜꯂꯒ ꯔꯥꯅꯤꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯑꯁꯥꯎꯕꯗꯨ ꯊꯦꯝꯖꯤꯟꯈ꯭ꯔꯦ. ꯔꯥꯅꯤꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯂꯤꯕ ꯅꯤꯡꯂꯤꯕꯗꯨ ꯀꯥꯏꯍꯟꯅꯤꯡꯗꯕꯅ ꯌꯥꯁꯤꯟꯅꯕ ꯑꯗꯨꯃꯛ ꯄꯨꯔꯛꯈ꯭ꯔꯦ. ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯅꯤ. ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯕꯤꯕ ꯗꯣꯛꯇꯔ ꯋꯥꯡꯂꯦꯝꯕꯗꯨ ꯆꯪꯂꯛꯏ. ꯃꯇꯝ ꯈꯔ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯕꯁꯤꯗ ꯗꯣꯛꯇꯔꯗꯨꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ, ꯃꯥꯕꯨ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤ ꯊꯃꯣꯏꯗ ꯃꯁꯥ ꯈꯪꯗ ꯅꯨꯡꯁꯤ ꯏꯍꯨꯜ ꯑꯃ ꯇꯝꯈꯤꯕꯒꯨꯝ ꯇꯧꯏ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯃꯥ ꯗꯣꯛꯇꯔꯗꯨꯗ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯍꯦꯛꯇ ꯏꯂꯥꯏ ꯂꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ. ꯗꯣꯛꯇꯔ ꯋꯥꯡꯂꯦꯝꯕꯗꯨ ꯆꯪꯂꯛꯇꯨꯅ, "ꯂꯩꯁꯤꯍꯦꯟꯕꯤ, ꯅꯪꯕꯨ ꯅꯁꯥ ꯈꯔ ꯐꯔꯕ꯭ꯔꯣ?" ꯂꯩꯁꯤꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯐꯔꯦ ꯗꯣꯛꯇꯔ." ꯋꯥꯡꯂꯦꯝꯕꯗꯨ ꯂꯩꯁꯤꯍꯦꯟꯕꯤꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯏ. ꯍꯥꯏꯁꯤꯔ ꯍꯥꯏꯔꯣꯏꯁꯤꯔ ꯈꯜꯂꯝꯂꯒ ꯃꯃꯥꯗꯨꯅ ꯂꯩꯇ꯭ꯔꯤꯉꯩ ꯍꯥꯏꯍꯧꯔꯒꯦ ꯈꯟꯅ ꯇꯞꯅ, "ꯗꯣꯛꯇꯔ ꯀꯧꯗ꯭ꯔꯁꯨ ꯗꯗꯥ ꯀꯧ ꯌꯥꯏꯗ. ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ." "ꯀꯩ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯣ." ꯋꯥꯡꯂꯦꯝꯕ ꯇꯞꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ, "ꯅꯪ ಲಾನ್ನ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯁꯨꯝ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯍꯥꯟꯕ ꯑꯦꯗꯃꯤꯠ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯈꯜꯂꯛꯄꯒꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯍꯨꯜꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ. ꯊꯃꯣꯏꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ. ꯅꯪꯕꯨꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ, ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯎꯅꯤꯡꯉꯤ." ꯂꯩꯁꯤꯍꯦꯟꯕꯤ ꯋꯥꯡꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ. ꯑꯗꯨꯕꯨ ꯊꯥꯛꯇꯨ ꯌꯥꯝ ꯈꯦꯠꯅꯃꯟꯕꯗꯨꯗ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ. ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯃꯗꯨꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯑꯦꯇꯦꯆꯃꯦꯟ ꯄꯤꯕ ꯃꯤꯗ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤꯕꯅ ꯗꯣꯛꯇꯔꯗꯨꯗ ꯃꯥꯁꯨ ꯉꯥꯎꯔꯨꯕꯅꯤ. ꯋꯥꯡꯂꯦꯝꯕꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ. "ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯣꯏꯅꯈ꯭ꯔꯦ. ꯀꯌꯥꯁꯨ ꯂꯥꯛꯈ꯭ꯔꯦ, ꯀꯌꯥ ꯑꯃꯁꯨ ꯆꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯏꯍꯨꯜ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ. ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯂꯤ. ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨꯗꯤ ꯍꯩꯅꯗꯕ꯭ꯔꯥ?" ꯃꯆꯤꯟ ꯂꯨꯝꯕꯤ ꯑꯣꯏꯗꯨꯅꯁꯨ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ ꯃꯤꯀꯨꯞꯁꯤꯗ. ꯗꯣꯛꯇꯔꯗꯨꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯀꯧꯕ ꯏꯍꯨꯜꯗꯨ ꯐꯥꯎꯈ꯭ꯔꯕꯅꯤ. ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯔꯁꯟꯕꯨ ꯁꯤꯡꯅꯅꯤꯡꯕꯒꯤ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯂꯤꯕꯅ ꯈꯨꯝꯂꯛꯏ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ, "ꯑꯩꯁꯨ ꯗꯣꯛꯇꯔꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯀꯩꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯏꯁꯥ ꯈꯪꯗ ꯊꯝꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯣꯏꯕꯅꯤꯅ ꯗꯣꯛꯇꯔꯒꯤ ꯄꯨꯟꯁꯤꯗ ꯆꯪꯂꯨꯕꯒꯤꯕꯅꯤ." "ꯑꯩꯅꯗꯤ ꯅꯪꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯅ ꯂꯩꯔꯒ ꯅꯪꯅ ꯃꯇꯤꯛ ꯆꯥꯗꯦꯅ ꯑꯃꯨꯛ ꯈꯟꯕꯤ ꯂꯩꯔꯤꯅꯤꯅꯦ. ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ. ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛ ꯅꯦꯝꯕ ꯄꯤꯛꯄꯒꯤ ꯋꯥ ꯂꯩꯇꯦ." ꯂꯩꯁꯤꯍꯦꯟꯕꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯃꯥꯔꯁꯟꯒꯤ ꯈꯟꯊꯔꯨꯕꯗ ꯑꯃꯨꯛꯁꯨ ꯀꯤꯖꯕ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯉꯥꯡꯅꯤ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ. ꯃꯥꯔꯁꯟꯒꯨꯝꯕ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯑꯣꯠ-ꯅꯩꯗꯨꯅ ꯆꯩꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯤꯡꯕ ꯃꯤꯗꯨ ꯃꯥ ꯄꯥꯝꯗꯦ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯥꯅ ꯗꯣꯛꯇꯔ ꯋꯥꯡꯂꯦꯝꯕꯗꯨꯕꯨꯁꯨ ꯃꯊꯃꯣꯏꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯅꯨꯡꯁꯤꯔꯨꯔꯤ. "ꯑꯗꯣ ꯑꯩꯗꯤ ꯀꯣꯂꯦꯖ ꯇꯝꯃꯤꯌꯦ. ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯑꯩ ꯄꯥꯝꯕꯤꯗ꯭ꯔꯗꯤ?" "ꯏꯁ, ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯋꯥꯕꯤꯔꯤꯅꯤꯅꯦ. ꯃꯣꯏꯗꯤ ꯑꯩꯅ ꯇꯧꯕꯗ ꯀꯩꯁꯨ ꯇꯧꯅꯗꯦ. ꯅꯪꯒꯤ ꯀꯣꯂꯦꯖ ꯇꯝꯕ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯐꯥꯎ ꯑꯩ ꯉꯥꯏꯒꯦ." ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯗꯨꯗ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯂꯩꯁꯤꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯋꯥꯡꯂꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯌꯥꯔꯛꯀꯅꯤꯁꯦ ꯈꯜꯂꯨꯗꯕꯅꯤ. ꯁꯦꯡꯅ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯈꯟꯖꯩ. ꯅꯪꯒꯤ ꯃꯤꯡ ꯀꯧꯕꯁꯨ ꯄꯥꯝꯃꯩ. ꯀꯔꯤ ꯃꯤꯡ ꯀꯧꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ." ꯆꯤꯟꯗ ꯈꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ. ꯋꯥꯡꯂꯦꯝꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ, "ꯁꯨꯞꯅꯇꯪꯒꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯄꯥꯝꯃꯤ. ꯑꯩꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯨ ꯍꯩꯇꯦ. ꯀꯩ ꯍꯥꯏꯔꯒ ꯅꯪꯕꯨ ꯊꯥꯖꯍꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯑꯩꯒꯤ ꯏꯇꯧꯁꯤꯅ, ꯑꯩꯒꯤ ꯏꯋꯣꯡꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯐꯝꯗꯤ ꯊꯣꯛꯂꯝꯃꯣꯏ. ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯉꯥꯛ ꯉꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯒ ꯈꯦꯠꯅꯕꯗꯤ ꯌꯥꯝꯅ ꯂꯩꯕꯅꯤ.
ꯂꯣꯏꯅꯔꯒ ꯈꯪꯂꯛꯀꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯑꯗꯣ ꯗꯣꯛꯇꯔ ꯍꯥꯏꯌꯨ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯅ ꯐꯨꯔꯛꯈꯤꯕꯒꯤ ꯗꯥꯛꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯑꯩ ꯗꯥꯛꯁꯤꯡꯁꯦ ꯀꯣꯛꯈꯤꯗ꯭ꯔꯥ? ꯀꯣꯛꯀꯅꯤ꯫ ꯀꯩꯗꯧꯕꯩ ꯀꯣꯛꯂꯣꯏꯗꯣꯏꯅꯣ? ꯃꯇꯝ ꯈꯔ ꯆꯪꯕꯩ ꯋꯥꯅꯤ꯫ ꯅꯪ ꯅꯥꯕ ꯐꯔꯣ꯫ ꯅꯪꯅ ꯅꯁꯥ ꯏꯁꯣꯟ ꯁꯣꯟꯊꯅ ꯂꯩꯕꯁꯦ ꯑꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝꯅ ꯋꯥꯏ꯫ ꯅꯁꯥꯗꯣ ꯀꯜꯂꯀꯥꯟꯗ ꯗꯥꯛꯁꯦ ꯀꯣꯛꯅꯕ ꯑꯩ ꯇꯧꯒꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯆꯤꯡꯅꯒꯅꯨ꯫ ꯈꯨꯠꯁꯤ ꯌꯥꯝ ꯆꯤꯛꯏ, ꯈꯣꯡꯗꯤ ꯈꯔ ꯐꯩ꯫ ꯋꯥꯡꯂꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯁꯣꯏꯗꯅ ꯅꯥꯔꯝꯒꯅꯤ ꯅꯪꯒꯤꯁꯦ꯫ ꯃꯔꯝꯁꯨ ꯍꯥꯏꯌꯨ ꯌꯥꯗꯦ ꯅꯪꯅ ꯁꯣꯛꯄꯒꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯕꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯉꯔꯥꯡ ꯅꯍꯥꯟꯈꯛ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯗ ꯗꯣꯛꯇꯔꯗꯨꯒꯤ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯀꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯋꯥꯡꯂꯦꯟꯕꯅ ꯃꯈꯨꯠ ꯄꯥꯏꯔꯤꯗꯨꯁꯨ ꯑꯊꯤꯡꯕ ꯄꯤꯒꯦ ꯈꯜꯂꯨꯗꯦ꯫ ꯋꯥꯡꯂꯦꯟꯕ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠꯅ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯀꯞꯂꯤꯅꯦ? ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ, ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦ꯫ ꯗꯗꯥ ꯋꯥꯡꯂꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯎꯅꯦ, ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯑꯁꯦꯡꯕꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ꯫ ꯑꯩꯒꯤꯗꯃꯛ ꯀꯔꯥꯏꯐꯥꯎ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ? ꯋꯥꯡꯂꯦꯟꯕ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯃꯨꯟꯅ ꯊꯥꯖꯕ ꯄꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ ꯍꯥꯏꯕꯁꯦ ꯈꯪꯒꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥ ꯁꯦꯡꯅ ꯗꯣꯛꯇꯔꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧꯗꯨꯗ ꯃꯄꯤ ꯇꯥꯔꯣꯏꯒꯦ ꯉꯝꯗꯦ꯫ ꯋꯥꯡꯂꯦꯟꯕꯒꯤ ꯆꯤꯡꯂꯦꯝꯕ ꯃꯇꯧꯗ ꯑꯗꯨꯛꯁꯨ ꯈꯣꯏꯗꯥꯖꯔꯨꯕꯅꯤ꯫ ꯑꯩꯗꯤ ꯂꯩꯔꯥꯡ ꯅꯠꯇꯦ, ꯇꯤꯡꯈꯪꯅꯤ꯫ ꯅꯪ ꯑꯩꯕꯨ ꯄꯥꯏꯁꯤꯟꯕꯗ ꯆꯩꯅꯥ ꯐꯥꯎꯒꯅꯤꯌꯦ꯫ ꯇꯤꯡꯈꯪ ꯄꯥꯟꯕ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯆꯥꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯏꯒꯅꯤ ꯈꯪꯂꯕ ꯑꯩꯅ ꯀꯔꯤꯒꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯀꯤꯒꯗꯣꯏꯅꯣ? ꯗꯗꯥ ꯑꯩ ꯃꯌꯥꯝꯁꯦ ꯂꯥꯟꯊꯦꯡꯅꯕ ꯀꯤꯖꯩ꯫ ꯁꯦꯡꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯅꯝꯊꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩ ꯑꯀꯤꯕꯁꯨ ꯄꯣꯛꯏ꯫ ꯑꯩꯁꯨ ꯗꯗꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯣꯟꯊꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ꯫ ꯅꯪ ꯅꯥꯕ ꯐꯍꯟꯗꯣꯏꯅꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯑꯩꯅ ꯊꯨꯡꯍꯟꯗꯣꯏꯅꯤ꯫ ꯅꯥꯕ ꯐꯔꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕꯤꯒꯗꯕ, ꯁꯤꯟꯕꯤꯒꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯏꯃꯥꯁꯨ ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯅꯤ, ꯕꯕꯥꯁꯨ ꯊꯕꯛ ꯆꯤꯟꯕꯩꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ, ꯄꯣꯊꯥꯔꯣ꯫ ꯑꯩ ꯅꯪ ꯁꯪꯗꯣꯏꯅꯤ, ꯅꯪ ꯁꯦꯟꯅꯗꯣꯏꯅꯤ꯫ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨꯁꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯗ ꯇꯞꯅ ꯍꯤꯞꯊꯩ꯫ ꯋꯥꯡꯂꯦꯟꯕꯅꯁꯨ ꯐꯩꯖꯨꯞꯇꯨꯅ ꯅꯨꯄꯤꯗꯨꯗ ꯇꯞꯅ ꯁꯨꯞꯄꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯤꯠꯌꯦꯡꯗꯨ ꯋꯥꯡꯂꯦꯟꯕꯗ ꯊꯝꯅ ꯊꯝꯅ ꯋꯥꯈꯜ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯈꯜꯂꯤ꯫ ꯃꯥ ꯁꯦꯡꯅ ꯃꯥꯔꯁꯟꯒꯗꯤ ꯁꯤꯡꯅꯕ ꯄꯥꯝꯂꯤ꯫ ꯃꯥ ꯗꯣꯛꯇꯔꯗꯨꯕꯨ ꯃꯊꯃꯣꯏꯅ ꯀꯥ ꯍꯦꯟꯅ ꯈꯣꯏꯗꯥꯖꯔꯨꯏ꯫ ꯃꯛꯁꯤꯜꯂꯝꯕ ꯋꯥꯈꯜ ꯀꯌꯥ ꯗꯣꯛꯇꯔ ꯃꯥꯕꯨ ꯎꯕꯗ ꯑꯗꯨꯛ ꯅꯨꯡꯉꯥꯏꯖꯕ, ꯍꯔꯥꯎꯖꯕ ꯄꯣꯛꯇꯨꯅ ꯀꯥꯎꯊꯣꯛꯂꯤꯕ, ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯀꯌꯥ ꯄꯤꯔꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤꯗ ꯃꯥꯁꯨ ꯃꯁꯥ ꯈꯪꯗ ꯗꯣꯛꯇꯔ ꯃꯥꯕꯨ ꯈꯣꯏꯗꯥꯖꯔꯨꯏ꯫ ꯋꯥꯡꯂꯦꯟꯕꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯪꯗ꯭ꯔꯕꯁꯨ ꯈꯪꯂꯤꯕ ꯎꯔꯤꯕ ꯈꯔꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯗꯨꯛ ꯄꯥꯝꯖꯕ, ꯑꯗꯨꯛ ꯈꯣꯏꯗꯥꯕ ꯄꯣꯛꯂꯨꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ? ꯃꯥ ꯃꯥꯔꯁꯟꯒꯤ ꯃꯇꯥꯡꯗ ꯈꯪꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯣꯛꯂꯤꯕꯗꯨꯁꯨ ꯃꯥꯔꯁꯟꯒꯤ ꯃꯇꯥꯡꯗꯅꯦ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯗꯦ꯫ ꯔꯥꯅꯤꯅꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯈꯪꯗꯕ, ꯎꯗꯕ ꯅꯠꯇꯦ꯫ ꯃꯥꯁꯨ ꯋꯥꯍꯩꯗ ꯑꯗꯨꯃꯛ ꯈꯪꯁꯤꯟꯅꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯕ? ꯔꯥꯅꯤꯅ ꯇꯝꯂꯝꯕ ꯄꯥꯎꯗꯨꯗꯒꯤ ꯂꯩꯃꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ, ꯅꯪꯕꯨ ꯕꯦꯝꯃꯗꯨꯕꯨ ꯀꯌꯥꯝ ꯁꯥꯊꯤꯅ ꯐꯨꯔꯨꯔꯒꯦꯕ? ꯃꯥꯔꯁꯟꯁꯨ ꯋꯥꯈꯜꯗꯤ ꯃꯑꯣꯟ ꯃꯑꯣꯟ ꯌꯥꯝ ꯈꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯊꯋꯥ ꯁꯥꯗꯕ ꯁꯥꯗꯨꯅ ꯂꯝ ꯍꯦꯜꯂꯕꯗꯤ ꯐꯨꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯑꯅꯝ ꯀꯟꯕꯁꯨ ꯍꯦꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯂꯩꯃ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯠꯈꯥꯏ ꯊꯤꯡꯒꯥꯏ ꯇꯧꯔꯕꯗꯤ ꯐꯨ ꯆꯩꯗꯅ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯏ ꯁꯔꯨꯛꯅꯦ
ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯪ ꯆꯥꯊꯣꯛꯁꯤ ꯀꯥꯟꯅꯗꯦ. ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯏꯌꯥ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ. ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯁꯝꯈ꯭ꯌꯥ, ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅꯗꯤ ꯐꯕꯅꯤ. ꯍꯧꯖꯤꯛ ꯂꯨꯍꯣꯡꯊꯣꯛꯂꯁꯦ ꯍꯥꯏꯕꯁꯨ ꯁꯅꯥꯅ ꯌꯥꯗꯦ ꯇꯧꯔꯤꯕ. ꯃꯥꯔꯁꯟꯅ, ꯏꯃꯥꯁꯦ ꯊꯕꯛ ꯇꯧꯕꯗ ꯇꯍꯥ ꯇꯧꯒꯨꯝꯁꯤ. ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ. ꯀꯣꯂꯦꯖꯁꯤꯗꯗꯤ ꯂꯣꯏꯈꯤꯁꯅꯨ. ꯑꯩ ꯃꯥꯕꯨ ꯆꯥꯎꯁꯤꯟꯁꯤꯟꯅꯒꯦ. ꯍꯧꯖꯤꯛ ꯍꯞꯇꯥ ꯑꯃꯗꯤ ꯑꯩꯁꯨ ꯆꯤꯟꯕꯒꯤ ꯑꯗꯨꯛ ꯃꯅꯥꯛꯇ ꯆꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯩ ꯃꯥꯕꯨꯗꯤ ꯁꯦꯟꯅꯈꯤꯅꯤ. ꯅꯤꯡꯊꯦꯝ ꯃꯆꯥꯒꯤ ꯄꯥꯝꯕꯣꯝꯗ ꯇꯞꯅ ꯊꯥꯕꯤꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯈꯤꯕ ꯍꯣꯡꯂꯣꯏꯗꯕꯅꯤ. ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇꯤ ꯇꯧꯗꯅ ꯇꯣꯛꯂꯣꯏꯗꯕꯅꯤ. ꯁꯅꯥ, ꯅꯪꯁꯦ ꯄꯥꯕꯨꯡ ꯏꯃꯥꯁꯤꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯇꯥꯡꯅ ꯇꯣꯝꯊꯤꯟ ꯉꯥꯟꯖꯕ ꯏꯆꯥꯅꯤꯅꯦ. ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏ ꯊꯤꯡꯂꯣꯏ. ꯑꯩꯈꯣꯏꯅ ꯌꯦꯠꯂꯣꯏꯅ ꯍꯩ. ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯒꯅꯨ. ꯂꯤꯟ ꯂꯥꯛꯂꯦ ꯂꯤꯟ ꯍꯥꯠꯀꯅꯤ. ꯅꯣꯡꯁꯥ ꯂꯥꯛꯂꯦ ꯅꯣꯡꯁꯥ ꯍꯥꯠꯀꯅꯤ. ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ. ꯅꯃꯥꯒ ꯑꯩꯒꯅ ꯅꯥꯛ ꯌꯦꯠꯇ ꯂꯦꯞꯇꯨꯅ ꯉꯥꯛꯊꯣꯛꯀꯅꯤꯀꯣ. ꯏꯆꯥ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ. ꯏꯆꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ. ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯄꯥꯅ ꯄꯤꯒꯅꯤ. ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯕ ꯌꯥꯔꯣꯏ. ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ. ꯃꯥꯔꯁꯟ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯃꯊꯧꯅꯥ ꯑꯃ ꯂꯥꯛꯂꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ. ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯁꯨ ꯄꯥꯕꯨꯡ ꯏꯃꯥꯁꯤꯒꯤ ꯃꯥꯏ ꯆꯣꯞꯀꯗꯕ, ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯔꯣꯏ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯕꯦꯝꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕ, ꯃꯥꯕꯨ ꯅꯝꯍꯥꯗꯨꯅ ꯑꯣꯏꯔꯕꯁꯨ ꯆꯤꯡꯊꯦꯛꯇꯨꯅ ꯑꯣꯏꯔꯕꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯕꯗꯨꯅꯤ. ꯏꯆꯥꯅ ꯑꯗꯨꯛ ꯄꯥꯝꯖꯔꯒ ꯑꯗꯨꯛ ꯈꯣꯏꯗꯥꯖꯔꯒ ꯀꯔꯤꯒꯤ ꯄꯤꯔꯣꯏ? ꯄꯤꯒꯅꯤ. ꯄꯥꯕꯨꯡꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ. ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯕꯦꯝꯃꯕꯨ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯒꯅꯤ. ꯃꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯄꯥꯕꯨꯡꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ. ꯃꯥꯔꯁꯟ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯄꯦꯟꯖꯅ ꯀꯣꯟꯁꯤꯟꯖꯩ. ꯅꯤꯡꯊꯦꯝꯅꯁꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯅꯪꯒꯟꯗ ꯄꯣꯞ ꯊꯥꯕꯤ. ꯂꯩꯃꯅ ꯏꯆꯥꯒꯤꯗꯃꯛ ꯅꯪ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯤ. ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯊꯧꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ. ꯊꯕꯛ ꯃꯥꯏꯊꯤꯕ ꯌꯥꯔꯣꯏ, ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ. ꯏꯆꯥꯁꯤꯗꯤ ꯁꯅꯥ, ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ. ꯏꯃꯥꯁꯤꯅꯦ ꯏꯆꯥꯒꯤ ꯆꯥꯅꯕ ꯁꯦꯝꯂꯛꯀꯦ. ꯅꯪꯅꯦ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯝꯃꯨ. ꯀꯨꯏꯔꯣꯏ ꯏꯃꯥꯁꯤ ꯁꯠꯀꯥꯔꯛꯀꯦ. ꯃꯥꯔꯁꯟ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈ꯭ꯔꯤ. ꯃꯥꯔꯁꯟꯅ ꯀꯥꯈꯤꯕꯒ ꯅꯤꯡꯊꯦꯝ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯩꯃꯥ, ꯀꯣꯔꯧꯒ ꯔꯥꯅꯤꯒꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯄꯒꯤꯅꯣ? ꯅꯪꯅ ꯏꯆꯥꯗ ꯉꯥꯡꯂꯤꯕꯗꯤ ꯍꯣꯏ, ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯕ ꯌꯥꯗꯦ. ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯤꯔꯒ ꯁꯤꯖꯤꯟꯅꯗꯧꯔꯤꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯥꯏ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯕꯗꯣ ꯁꯅꯥꯅ ꯈꯪꯗꯦ. ꯈꯪꯁꯨ ꯈꯪꯍꯜꯂꯣꯏ. ꯈꯪꯍꯟꯗꯅꯕꯁꯨ ꯑꯩꯅ ꯍꯣꯠꯅꯒꯅꯤ. ꯑꯗꯨꯕꯨꯅꯦ, ꯕꯦꯝꯃꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯥꯕꯨ ꯅꯝꯍꯥꯗꯨꯅ ꯑꯣꯏꯔꯁꯨ ꯂꯧꯒꯅꯤ. ꯁꯝꯈ꯭ꯌꯥ, ꯑꯩꯁꯨ ꯁꯝꯈ꯭ꯌꯥꯒꯤ ꯁꯅꯥꯒꯤ ꯑꯄꯥꯝꯕ ꯈꯪꯏ. ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯋꯥꯔꯣꯜꯗ ꯏꯆꯥ ꯁꯅꯥꯅ ꯍꯥꯟꯅ ꯇꯞꯊꯗ꯭ꯔꯕꯗꯤ ꯋꯥꯏꯊꯣꯡꯅꯕ ꯋꯥꯒꯅꯤ ꯍꯥꯏꯔꯤꯕꯗꯨꯅꯤ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ, ꯂꯣꯏꯅꯔꯤꯕ ꯈꯣꯂꯩ ꯈꯣꯟꯗꯥꯗ ꯁꯣꯏꯗꯅ ꯄꯪꯊꯔꯛꯀꯅꯤ. ꯑꯗꯨꯅ ꯏꯆꯥꯁꯤ ꯐꯤꯡꯒꯠꯇꯅ ꯐꯨ ꯆꯩꯗꯅ ꯇꯧꯔꯤꯕꯁꯤ ꯈꯔ ꯂꯦꯞꯅꯕ ꯍꯥꯏꯒꯦ ꯈꯟꯕꯅꯤ. ꯅꯤꯡꯊꯦꯝ ꯃꯀꯣꯛ ꯍꯥꯏꯗꯨꯅ, ꯍꯣꯏ, ꯌꯥꯗꯦ ꯑꯗꯨꯝ ꯇꯧꯕ. ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ. ꯔꯤꯌꯦꯛꯁꯟ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦ. ꯄꯥꯅꯕ ꯊꯕꯛ ꯇꯧꯁꯤ ꯀꯥꯟꯅꯗꯦ. ꯃꯤꯆꯥꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯀꯦꯔꯦꯛꯇꯔ ꯆꯦꯟꯖ ꯇꯧꯒꯗꯕ ꯅꯠꯇꯦ. ꯃꯇꯝ ꯆꯥꯅ マꯁꯨ ꯒ꯭ꯌꯥꯟ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ. ꯅꯨꯄꯥꯅ ꯇꯞꯊꯔꯒ ꯅꯨꯄꯤ ꯊꯦꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ. ꯅꯨꯄꯤ ꯃꯥꯅ ꯆꯪꯖꯔꯛꯇꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯊꯦꯝꯕ, ꯃꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯛꯄ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯕꯗꯨꯅꯤꯅꯦ. ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯅꯥꯗꯤ ꯇꯥꯍꯟꯒꯨꯝꯁꯤ. ꯅꯪ ꯑꯩ ꯆꯪꯗꯅ ꯀꯣꯔꯧ ꯔꯥꯅꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯁꯤ. ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯅꯤꯡꯊꯦꯝ ꯑꯩꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ. ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ, ꯉꯝꯗꯕꯁꯨ ꯌꯥꯗꯦ. ꯍꯣꯏꯁꯦ, ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨꯃ ꯑꯩ ꯁꯤꯜꯂꯒꯦ. ꯃꯣꯏ ꯁꯝꯈ꯭ꯌꯥꯒꯤ ꯍꯥꯏꯕꯕꯨꯅꯦ ꯏꯆꯥ ꯁꯅꯥꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯗꯨꯒ ꯌꯦꯡꯁꯤꯟꯕ. ꯑꯩꯁꯨꯅꯦ ꯏ ꯄꯥꯎ ꯂꯧꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯗꯅ ꯊꯤꯖꯤꯟꯗꯅ ꯇꯧꯔꯤꯕꯅꯤ. ꯀꯩꯁꯨ ꯈꯟꯗꯦꯁꯤ. ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯀꯩꯒꯤ ꯃꯃꯥ ꯑꯩꯅ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯄꯤꯒꯅꯤ. ꯏꯆꯥꯅ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ. ꯑꯣꯏꯊꯣꯛꯄ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯑꯩꯅ ꯉꯝꯅꯕ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯄꯤꯒꯅꯤꯌꯦ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥ ꯀꯟꯗꯕ ꯌꯥꯗꯦ. ꯏꯆꯥꯅ ꯁꯨꯛꯊꯔꯒ ꯂꯩꯕ ꯌꯥꯔꯣꯏ.
ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯒ ꯅꯨꯄꯤ ꯃꯥꯕꯨ ꯁꯨꯝꯒꯗꯧꯔꯤꯅꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯔꯤ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ ꯊꯨꯠ ꯂꯥꯎꯕ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯒꯗꯕ ꯅꯠꯇꯦꯅꯦꯍꯦ ꯑꯩꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯦꯞꯁꯤꯜꯂꯤꯕ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤꯅꯤ ꯄꯩꯁꯥ ꯇꯤꯡꯂꯁꯨ ꯆꯪꯅꯤꯡꯕ ꯁꯦꯜ ꯆꯪꯂꯁꯨ ꯃꯗꯨ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯄꯤꯕꯗꯨꯅꯤꯅꯦ ꯍꯩ ꯆꯠꯂꯣ ꯏꯆꯥꯗꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯅꯪꯅꯅꯦ ꯀꯩꯅꯣ ꯃꯥꯒꯤ ꯆꯥꯅꯕ ꯈꯔ ꯁꯦꯝꯂꯒ ꯄꯤꯔꯨꯁꯨ ꯏꯆꯥ ꯃꯊꯟꯇꯅꯤ ꯃꯕꯨꯛꯅꯤꯡ ꯁꯣꯟꯊꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯋꯥ ꯑꯅꯥ ꯅꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯍꯣꯏ 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 ꯑꯩ ꯃꯥꯒꯤ ꯈꯦꯔ ꯍꯧꯕꯤꯔꯒꯦꯁꯤ ꯏꯆꯥꯒꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯂꯩꯃ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯀꯩ ꯈꯔ ꯁꯤꯜ ꯂꯥꯡꯂꯤ ꯅꯤꯡꯊꯦꯝꯁꯨ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯞ ꯍꯤꯞꯊꯗꯨꯅ ꯃꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯇꯩ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯗ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤ ꯑꯃꯗ ꯀꯣꯜ ꯇꯧꯈ꯭ꯔꯤ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯔꯥꯅꯤ ꯃꯆꯥꯕꯨ ꯇꯞꯅ ꯃꯈꯨꯠ ꯅꯥꯟꯕꯤꯔꯤ ꯔꯥꯅꯤꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯗꯤꯅꯦ ꯌꯨꯝꯗ ꯄꯨꯊꯔꯅꯤ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯒ ꯇꯧꯕꯁꯤꯗ ꯅꯣꯏ ꯕꯕꯥꯅꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯁꯥꯡꯊꯅ ꯂꯩꯁꯦ ꯍꯥꯏꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯕꯕꯥꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯥ ꯍꯧꯖꯤꯛꯄꯨ ꯁꯥꯎꯋꯦ ꯍꯥꯏꯗꯅ ꯐꯨꯖꯩꯗꯅ ꯍꯥꯠꯄ ꯌꯥꯔꯤꯕ꯭ꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯃꯥꯁꯤ ꯅꯪꯒꯤ ꯅꯄꯥꯅꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯅꯦ ꯑꯩꯁꯨꯅꯦ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯏꯃꯥ ꯑꯩ ꯌꯥꯝꯕꯨꯡꯒ ꯎꯅꯕꯁꯨ ꯉꯝꯂꯔꯣꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯁꯨ ꯈꯔ ꯌꯥꯅꯤꯡꯗꯦ ꯑꯩꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯕꯕꯥꯅ ꯅꯣꯟꯖꯃꯟꯕꯗꯨꯗ ꯃꯣꯏꯅ ꯑꯩꯁꯦ ꯎꯁꯤꯠꯇꯗꯅ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛ ꯇꯣꯟꯊꯅ ꯃꯤꯒꯤ ꯃꯈꯥꯗ ꯃꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯗꯨꯅ ꯏꯟꯗꯨꯅ ꯆꯠꯄꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩ ꯁꯦꯡꯅ ꯌꯥꯝꯕꯨꯡꯁꯦ ꯌꯥꯝꯁꯨ ꯍꯩꯅꯗꯦ ꯃꯥꯇ ꯅꯠꯇꯦ ꯄꯥꯕꯨꯡꯁꯨ ꯌꯥꯝꯕꯨꯡꯗꯩ ꯇꯥꯗꯦ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯅꯥꯟꯕꯤꯗꯨꯅ ꯕꯦꯃꯥ ꯏꯃꯥꯅ ꯀꯩꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯩꯁꯨ ꯕꯥꯕꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯪ ꯕꯕꯥꯅ ꯉꯥꯡꯅ ꯁꯛꯅꯕ ꯏꯇꯥ ꯇꯥꯗꯕꯒ ꯍꯩꯅ ꯇꯥꯅꯕ ꯌꯥꯗꯕꯁꯤꯗꯅꯤ ꯋꯥꯒ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥꯅꯅꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤꯕꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯏꯃꯥ ꯑꯩꯕꯨ ꯑꯁꯨꯝꯅ ꯁꯥꯔꯪ ꯃꯅꯨꯡꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨ ꯈꯛ ꯇꯧꯔꯒ ꯍꯤꯡꯂꯗ꯭ꯔꯥ ꯑꯩꯃꯨꯛ ꯇꯣꯟꯕ ꯖꯤꯕꯁꯦ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯅꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯅꯝꯊꯕꯤꯗꯨꯅ ꯊꯝꯕꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯔꯥꯅꯤꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤ ꯕꯦꯃꯥ ꯌꯥꯔꯤꯁꯦ ꯊꯣꯛꯂꯕ ꯑꯃ ꯃꯥꯏꯅ ꯂꯥꯛꯆꯅꯤ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯅꯨꯁꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯃꯄꯥꯕꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯖꯩ ꯑꯁꯨꯛ ꯇꯝꯊꯤꯅ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯐꯥꯎꯕ ꯃꯥꯕꯨ ꯃꯆꯥ ꯅꯠꯇꯒꯨꯝ ꯍꯟꯅ ꯌꯦꯡꯕꯤꯗꯅ ꯃꯥꯒꯤꯗꯃꯛ ꯑꯋꯥꯕ ꯎꯕꯤꯗꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅꯁꯨ ꯁꯥꯎꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯪꯒꯠꯅ ꯃꯄꯥꯗ ꯋꯥ ꯉꯥꯡꯕ ꯉꯝꯂꯨꯕ ꯅꯠꯇꯦ ꯇꯥꯟꯖꯥꯗꯨꯗ ꯋꯥꯡꯂꯦꯝꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯠꯇ ꯆꯪꯂꯛꯏ ꯔꯥꯅꯤ ꯂꯩꯔꯝꯕꯗꯨꯗ ꯈꯔꯗꯤ ꯈꯧꯇꯛꯆꯩ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯏꯀꯥꯏꯕꯒꯤ ꯃꯃꯤ ꯎꯠꯇꯅ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯀꯩꯀꯩ ꯆꯥꯈ꯭ꯔꯒꯦ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯛꯂꯝꯃꯅꯤꯗ ꯗꯣꯛꯇꯔꯗꯨꯅ ꯆꯪꯂꯛꯄꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕꯅꯤ ꯆꯥꯎ ꯌꯥꯗꯦ ꯃꯁꯥꯁꯦ ꯆꯤꯛꯑꯦꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦꯅ ꯇꯞꯅ ꯅꯥꯜꯂꯝꯕꯅꯤ ꯏꯕꯨꯡꯉꯣꯅ ꯏꯆꯥꯒꯤ ꯄꯪꯋꯥ ꯍꯦꯛ ꯋꯥꯕꯤꯔꯦ ꯇꯧꯔꯤꯁꯤ ꯃꯥ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯄꯦꯁꯦꯟꯁꯤꯡꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯁꯦꯟꯅꯖꯕ ꯍꯥꯏꯕꯁꯤ ꯀꯩꯁꯨꯝ ꯏꯄꯥꯏꯕꯤꯔꯨꯅꯨꯗ ꯕꯕꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯖꯔꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯟ ꯂꯩꯔꯒ ꯔꯤꯀꯣꯕꯔꯤ ꯇꯧꯔꯛꯄꯒ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤꯗ ꯔꯥꯅꯤ ꯃꯣꯔꯥ ꯑꯃꯗ ꯋꯥꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯁꯤꯗ ꯐꯝꯃꯨꯁꯤ ꯏꯆꯥ ꯂꯥꯛꯄꯁꯤ ꯀꯩꯅꯣꯝꯇ ꯄꯤꯖꯒꯦ ꯈꯟꯕ ꯑꯗꯣ ꯃꯇꯥꯡ ꯆꯥꯔꯤ ꯏꯃꯥꯅꯦ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅꯕ ꯈꯔ ꯌꯦꯡꯕꯤꯔꯨꯒꯦ ꯕꯦꯝꯃꯒ ꯉꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯨ ꯅꯪ ꯕꯕꯥꯁꯨꯅꯦ ꯊꯕꯛꯅꯦꯅ ꯆꯠꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯉꯥꯛ ꯂꯩꯔꯝꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯏꯃꯥ ꯃꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯗꯤꯁꯇꯔꯕ ꯇꯧꯅꯨ
ꯑꯩ ꯏꯊꯟ ꯂꯩꯔꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯡꯂꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯌꯥꯅꯤꯁꯦ ꯀꯨꯏꯔꯣꯏ ꯏꯃꯥꯅꯦ ꯆꯥꯒ ꯆꯥꯅꯕꯒ ꯁꯠ ꯂꯩꯔꯨꯔꯒ ꯂꯥꯛꯀꯦ ꯏꯕꯨꯡꯉꯣ ꯉꯥꯛꯇꯅꯤ ꯀꯨꯏꯔꯣꯏ ꯅꯪ ꯌꯥꯔꯗꯤꯅꯦ ꯕꯦꯝꯃꯒꯤ ꯍꯤꯗꯥꯛꯇꯨꯁꯨ ꯈꯔ ꯍꯦꯛ ꯄꯤꯖꯕꯤꯔꯝꯃꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯇꯧꯖꯔꯝꯂꯒꯦ ꯔꯥꯅꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯕꯦꯛ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯂꯦꯟꯕ ꯇꯞꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯕꯦꯠꯇꯨꯗ ꯐꯝꯊꯔꯛꯇꯨꯅ ꯀꯩꯅꯣ ꯑꯩꯁꯦ ꯅꯅꯥꯛꯇ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯗ꯭ꯌꯨꯇꯤ ꯂꯩꯕ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯗꯣꯛꯇꯔꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯗꯣ ꯃꯤꯅ ꯀꯩ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯩ ꯋꯥꯅꯤ ꯑꯩꯕꯨ ꯗꯗꯥꯗ ꯏꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯣꯅ ꯅꯣꯡꯇ ꯍꯥꯏꯕ꯭ꯔꯣ ꯋꯥꯡꯂꯦꯟꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯅꯣꯡꯃꯒꯤ ꯅꯪꯁꯦ ꯎꯍꯧꯗ꯭ꯔꯗꯤ ꯏꯁꯥꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯔꯁꯨ ꯂꯝꯂꯥꯟꯕ ꯀꯅꯥꯅ ꯅꯪꯕꯨ ꯌꯦꯡꯂꯝꯂꯗꯤ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗꯦ ꯐꯣꯟꯗ ꯃꯔꯛ ꯃꯔꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯗꯤ ꯄꯦꯜꯂꯨ ꯌꯥꯗꯦ ꯅꯪꯁꯦ ꯑꯁꯨꯛ ꯃꯤꯁꯨꯝ ꯍꯩꯕꯤꯔꯥ ꯑꯩꯁꯦ ꯄꯨꯝꯁꯨꯝ ꯁꯨꯝꯂꯕꯒꯨꯝ ꯌꯨꯝꯗꯁꯨ ꯂꯩꯐꯝ ꯈꯪꯗꯦ ꯁꯤꯗ ꯂꯥꯛꯂꯁꯨ ꯅꯅꯥꯛꯇꯗ ꯂꯩꯅꯤꯡꯍꯜꯂꯤ ꯗꯗꯥꯅ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯤꯕ ꯖꯥꯠꯅꯤ ꯑꯩꯁꯦ ꯗꯗꯥꯒ ꯊꯦꯡꯅꯕꯩ ꯅꯥꯕꯁꯤꯁꯨ ꯊꯨꯅ ꯐꯕ ꯉꯝꯂꯤꯅꯤ ꯗꯗꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯈꯪꯗꯦ ꯏꯁꯥꯁꯦ ꯇꯌꯥꯡꯉꯤ ꯑꯩꯁꯨ ꯅꯣꯡꯇ ꯗꯗꯥ ꯎꯍꯧꯗ꯭ꯔꯕ ꯗꯗꯥꯒꯤ ꯁꯛꯇꯝꯁꯤ ꯎꯍꯧꯗ꯭ꯔꯗꯤ ꯏꯁꯥꯁꯦ ꯂꯥꯡꯇꯛꯅꯩ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯆꯥꯛ ꯆꯥꯕ ꯍꯤꯗꯥꯛ ꯆꯥꯕꯗ ꯀꯩꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯣ ꯁꯤ ꯑꯩ ꯂꯩꯔꯤꯉꯩ ꯏꯟꯕꯤꯔꯝꯒꯦ ꯑꯗꯨꯒ ꯒꯨꯂꯤ ꯆꯥꯅꯕ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯗꯕ ꯌꯥꯗꯦ ꯐꯝꯁꯤꯁꯦ ꯑꯩ ꯉꯥꯛꯈꯠꯀꯦ ꯋꯥꯡꯂꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯁꯧꯗꯨꯅ ꯇꯞꯅ ꯐꯝꯍꯜꯂꯤ ꯋꯥꯡꯂꯦꯟꯕ ꯆꯥꯛꯇꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯇꯣꯠꯂꯒ ꯅꯨꯄꯤꯗꯨꯗ ꯏꯟꯕꯤꯔꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯗꯨꯛ ꯄꯥꯝꯖꯔꯨꯏ ꯗꯣꯛꯇꯔ ꯃꯥꯒꯤ ꯃꯇꯧꯗꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯆꯥꯛꯇꯨ ꯇꯞꯅ ꯆꯥꯏ ꯑꯩꯅ ꯅꯪ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯈꯔꯗꯤ ꯈꯪꯕ ꯃꯥꯜꯂꯤ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯄꯤꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯤꯕ ꯑꯇꯩ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯂꯛꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯒ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦꯅ ꯈꯜꯂꯤ ꯗꯗꯥ ꯑꯩꯁꯦ ꯗꯗꯥ ꯎꯕꯒ ꯑꯅꯥꯕ ꯄꯨꯝꯕ ꯀꯥꯎꯔꯕꯒꯨꯝ ꯇꯌꯥꯡꯉꯤ ꯗꯗꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯑꯩ ꯑꯅꯥꯕ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯋꯥꯡꯂꯦꯟꯕ ꯆꯥꯛꯇꯨ ꯏꯟꯅ ꯅꯁꯥ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯋꯦꯠꯁꯨ ꯌꯥꯝ ꯌꯥꯎꯗꯦ ꯆꯥꯕꯁꯨ ꯈꯔ ꯄꯦꯠꯂꯤ ꯅꯪꯁꯤ ꯑꯩ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯁꯦꯝꯂꯒ ꯄꯨꯔꯛꯀꯦ ꯑꯩꯅ ꯊꯣꯡꯕ ꯑꯩꯅ ꯏꯟꯕ ꯑꯃꯨꯛ ꯆꯥꯎ ꯍꯌꯦꯡ ꯅꯪꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯩꯁꯨ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯆꯥꯒꯦꯕꯀꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯗꯗꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏ ꯄꯤꯖꯒꯦ ꯑꯩꯅ ꯊꯣꯡꯂꯒ ꯑꯗꯣ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯗꯅꯤ ꯑꯩꯅ ꯗ꯭ꯌꯨꯇꯤꯒ ꯑꯝꯇ ꯇꯧꯅꯤꯡꯗꯅ ꯅꯅꯥꯛꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯤꯡꯉꯤꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯅꯪ ꯑꯩ ꯊꯦꯡꯅꯕꯁꯤꯃꯨꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ ꯁꯦꯡꯅ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃꯇ ꯊꯝꯃꯔꯣꯏꯅ ꯆꯍꯤ 10 ꯍꯦꯟꯅ ꯈꯥꯡꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯑꯗꯣ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯁꯦ ꯌꯥꯝꯁꯨ ꯍꯣꯡꯉꯤ ꯌꯥꯝꯁꯨ ꯑꯣꯜꯂꯤ ꯗꯣꯛꯇꯔ ꯑꯃꯅ ꯄꯦꯁꯦꯟ ꯑꯃꯗ ꯎꯠꯐꯝ ꯊꯣꯛꯄ ꯃꯤꯅꯨꯡꯁꯤꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯡꯂꯦꯟꯕꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯗꯗꯥ ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯗꯗꯥꯒ ꯂꯩꯅꯤꯡꯉꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯗꯗꯥꯒꯤ ꯅꯥꯛꯇ ꯊꯝꯕꯤꯔꯣ ꯑꯩ ꯋꯥ ꯍꯥꯏꯖꯔꯣꯏ ꯑꯩ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯝ ꯄꯥꯝꯃꯤ ꯂꯩꯗꯣꯏꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯔꯒꯗꯕꯅꯤ ꯏꯃꯥꯁꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯁꯦ ꯈꯪꯉꯤ ꯕꯕꯥꯁꯨ ꯑꯩꯅ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯗꯤ ꯕꯕꯥ ꯌꯥꯝ ꯀꯤꯖꯩ ꯕꯕꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯈꯪꯂꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯗꯗꯥꯒꯗꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯗꯣꯛꯇꯔꯗꯨꯕꯨ ꯀꯣꯟꯖꯩ ꯋꯥꯡꯂꯦꯟꯕꯁꯨ ꯕꯥꯎꯗꯨ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯝꯗꯧꯅ ꯂꯩꯈꯤ ꯀꯃꯥꯏꯅ ꯗꯣꯛꯇꯔ ꯃꯥꯒ ꯊꯦꯡꯅꯈꯤ ꯀꯝꯗꯧꯅ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯥꯎꯈꯤ ꯍꯥꯏꯕꯒꯤ ꯊꯥꯡꯒꯠꯂꯝꯕ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯂꯩꯖ ꯀꯞꯆꯕꯗꯨꯅ ꯄꯥꯎꯗꯝꯈ꯭ꯔꯕꯒꯨꯝ ꯊꯧꯅꯥ ꯑꯃ ꯑꯄꯦꯟꯕ ꯑꯃ ꯂꯥꯛꯂꯕꯒꯨꯝ
ꯃꯁꯥꯗꯨ ꯇꯌꯥꯡ-ꯇꯌꯥꯡꯖꯩ꯫ ꯀꯣꯂꯦꯖꯇꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯍꯟꯗꯛ ꯃꯔꯛ ꯂꯩꯁꯤꯍꯦꯟꯕꯤꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯀꯣꯂꯦꯖ ꯂꯥꯛꯇꯕꯗꯨ ꯃꯉꯣꯟꯗ ꯑꯃꯥꯡꯕ ꯑꯃ ꯂꯩꯔꯕꯒꯨꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯅꯣꯡꯊꯥꯡ ꯊꯣꯏꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯣꯏ, ꯂꯩꯁꯤꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯎꯗꯦꯅ." ꯈꯪꯅ ꯈꯪꯅ ꯍꯪꯁꯤꯜꯂꯛꯄ ꯋꯥꯍꯪꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ "ꯅꯥꯈ꯭ꯔꯕ ꯈꯪꯗꯦ. ꯅꯍꯥꯟ ꯑꯩꯅ ꯊꯥꯕꯜ ꯆꯣꯡ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕꯗꯨꯒꯤ ꯃꯣꯏ ꯕꯕꯥꯅꯒ ꯐꯨꯕꯤꯔꯕ꯭ꯔꯥ ꯈꯪꯗꯦ. ꯄꯥꯎ ꯑꯝꯇ ꯇꯥꯗꯦ." ꯂꯩꯁꯤꯍꯦꯟꯕꯤ ꯍꯣꯏ ꯕꯕꯥꯁꯦ ꯈꯔ ꯁꯥꯎꯒꯟꯕ꯭ꯔꯣ ꯍꯥꯏꯁꯦ? ꯁꯥꯊꯤꯕꯅꯤ. ꯃꯀꯣꯛ ꯆꯥꯛꯄꯗꯧꯅꯁꯨ ꯇꯧꯕꯅꯤ. ꯈꯪꯗꯦ. ꯂꯩꯁꯤꯁꯦ ꯄꯣꯛꯇꯕ ꯃꯆꯥꯗꯧꯅ ꯊꯤꯅ ꯇꯧꯕꯅꯤ. ꯑꯗꯨꯅꯕꯨ ꯂꯩꯁꯤꯍꯦꯟꯕꯤꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯈꯪꯂꯁꯨ ꯌꯥꯝꯕꯨꯡꯒ ꯅꯝꯗꯅ ꯈꯪꯅꯍꯜꯂꯤꯗꯨꯅꯤ꯫ ꯅꯣꯡꯊꯥꯡ ꯃꯀꯣꯛ ꯅꯣꯝꯂꯒ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯄꯥꯎꯗꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ. ꯃꯥꯔꯁꯟꯁꯨ ꯃꯉꯣꯟꯗ ꯉꯥꯎꯖꯕ, ꯃꯉꯣꯟꯗ ꯈꯟꯖꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯃ ꯈꯟꯒꯦ ꯂꯩꯇꯦ. ꯁꯨꯡꯌꯥ ꯌꯥꯔꯛꯂꯔꯣꯏꯗꯕ, ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯨꯄꯤꯗꯨꯗ ꯍꯦꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ." "ꯑꯗꯨꯅꯦ ꯁꯥꯔ, ꯌꯥꯝꯕꯨꯡꯁꯦ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯑꯃ ꯇꯧꯔꯤ. ꯂꯩꯁꯤꯍꯦꯟꯕꯤ ꯍꯣꯏ ꯕꯕꯥꯒ ꯃꯣꯏꯒ ꯌꯦꯡꯅꯔꯨꯔꯗꯤ ꯊꯥꯛꯁꯨ ꯌꯥꯝ ꯈꯦꯠꯅꯩ. ꯌꯥꯝꯕꯨꯡ ꯍꯣꯏꯗꯤ ꯄꯩꯁꯥꯁꯨ ꯁꯨꯠꯇꯅꯤ ꯄꯥꯏꯔꯤꯁꯦ. ꯑꯗꯨꯒ ꯂꯩꯁꯤꯍꯦꯟꯕꯤ ꯍꯣꯏꯒꯤꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯒ ꯑꯆꯧꯕ ꯑꯃꯒꯗꯩ ꯍꯦꯟꯕ ꯅꯠꯇꯦ. ꯁꯤꯗ ꯌꯥꯝꯕꯨꯡꯅ ꯂꯩꯁꯤꯍꯦꯟꯕꯤ ꯊꯤꯟꯕ ꯂꯥꯛꯄꯗꯣ ꯒꯥꯔꯤ ꯁꯤꯟꯗꯅꯅꯤ." "ꯍꯦꯔꯣ ꯅꯪꯁꯨ ꯃꯥꯔꯁꯟꯗꯨ ꯌꯥꯝ ꯊꯥꯒꯠꯃꯟꯈ꯭ꯔꯦ. ꯗꯀꯨ ꯗꯔꯥꯡꯗꯧꯅ ꯇꯧꯕ ꯃꯤꯗꯨꯕꯨ ꯃꯥꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯅꯤꯗ. ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯔ ꯅꯩꯕ ꯁꯥꯏ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯦꯅ ꯃꯌꯥꯝꯅ ꯉꯥꯎꯅꯕꯩ ꯋꯥꯅꯤ. ꯑꯩꯁꯨ ꯃꯉꯣꯟꯗꯩꯗꯤ ꯀꯩꯁꯨ ꯇꯥꯗꯕꯅꯤꯗ." ꯅꯥꯀꯜꯗꯩ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ "ꯁꯥꯔꯁꯨ ꯌꯥꯝ ꯍꯦꯟꯁꯝ ꯑꯣꯏꯗ. ꯁ꯭ꯄꯦꯛꯇꯨꯒ ꯁꯝꯀꯛꯇꯨꯒ. ꯁꯥꯔꯗꯁꯨ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯈꯔꯅ ꯍꯣꯞ ꯆꯥꯕ ꯌꯥꯎꯅꯔꯤ ꯄꯣꯠꯅꯤꯗ." ꯅꯤꯡꯊꯦꯝ ꯃꯀꯣꯛꯇꯨ ꯍꯥꯏꯔꯞ ꯍꯣꯠꯇꯨꯅ "ꯅꯣꯏꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯕ. ꯑꯩꯁꯨ ꯀꯨꯏꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯅ ꯂꯩꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤꯔꯅ ꯈꯜꯂꯤꯕꯅꯤ." ꯊꯣꯏꯍꯦꯟꯕꯤ ꯏꯀꯣꯏ ꯀꯣꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ "ꯁꯥꯔ ꯍꯣꯏꯗꯤ ꯂꯤꯔꯦꯗ. ꯃꯦꯗꯥꯝ ꯑꯃ ꯊꯤꯖꯤꯜꯂꯣ. ꯌꯥꯝꯕꯨꯡꯁꯨ ꯃꯥꯅ ꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯄꯥꯝꯖꯕ ꯑꯃꯒ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯗꯧꯅꯤ." "ꯂꯨꯔꯤꯕꯗꯤ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯇꯦꯅꯦ. ꯈꯪꯗꯦꯅꯦ. ꯅꯨꯄꯤꯁꯦ ꯊꯤꯖꯤꯜꯂꯨꯔꯕꯗꯤ ꯐꯪꯗꯦ ꯍꯥꯏꯗꯨꯅꯤ. ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯊꯤꯒꯗ꯭ꯔꯥ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯊꯤꯒꯗ꯭ꯔꯥ? ꯚꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯦꯗ ꯊꯣꯏ." ꯃꯃꯥꯟꯅꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯁꯥꯔꯁꯦ ꯊꯣꯏꯍꯦꯟꯕꯤ ꯀꯧꯔꯝꯕꯗꯒꯤ ꯊꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯀꯧꯁꯤꯜꯂꯛꯑꯦꯀꯣ. ꯑꯇꯣꯞꯄ ꯅꯨꯄꯤ ꯐꯪꯗ꯭ꯔꯦꯅ ꯁꯥꯇ꯭ꯔꯗ ꯍꯦꯛꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦꯅ ꯈꯜꯂꯕ ꯃꯥꯜꯂꯤꯀꯣ." ꯅꯣꯡꯊꯥꯡ ꯃꯃꯥꯏꯗꯨ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯏ꯫ ꯃꯥꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡꯗꯨ ꯊꯣꯏꯍꯦꯟꯕꯤꯅ ꯈꯪꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯣꯏꯅ ꯈꯪꯂꯕꯗꯨꯗ ꯃꯤꯃꯥꯡ ꯊꯣꯛꯂꯕ꯭ꯔꯥ ꯈꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯦ. ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯕꯅ ꯆꯣꯞꯄ ꯌꯥꯗꯦ ꯈꯟꯅ ꯁꯥꯎꯁꯤꯟꯅꯔꯛꯏ꯫ "ꯍꯦꯔꯣ ꯅꯪꯁꯨ ꯍꯦꯃꯟꯈ꯭ꯔꯦ. ꯐꯥꯒꯤ ꯇꯧꯅꯕꯗ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂꯛꯀꯅꯣ. ꯍꯣꯏ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ. ꯀ꯭ꯂꯥꯁꯇꯨ ꯆꯥꯡ ꯅꯥꯏꯅ ꯌꯥꯎ, ꯈꯪꯉꯕ? ꯕꯦꯛ ꯆꯥꯔꯗꯤ ꯆꯍꯤ ꯑꯃ ꯃꯥꯡꯗꯧꯔꯤꯅꯤ. ꯃꯗꯨ ꯈꯪꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯎ. ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ. ꯀꯣꯂꯦꯖ ꯀꯥꯔꯦꯅ ꯐꯨꯔꯤꯗꯤ ꯈꯟꯅꯨꯀꯣ." ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯊꯥꯡꯗꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯅ "ꯑꯁꯤ ꯁꯥꯔꯁꯤꯁꯨ ꯌꯥꯝꯕꯨꯡꯒ ꯇꯤꯟꯅꯃꯟꯗꯅ ꯃꯀꯣꯛ ꯆꯥꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ. ꯃꯥꯅ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯒ ꯃꯥꯅ ꯉꯥꯡꯂꯝꯃꯤꯁꯤꯒ ꯅꯠꯇꯦ, ꯀꯩ ꯆꯥꯟꯅꯔꯤꯒꯦꯕ?" ꯃꯃꯥꯟꯅꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯈꯪꯗꯦ. ꯑꯩꯗꯤ ꯁꯥꯔ ꯅꯣꯡꯊꯥꯡꯁꯦ ꯌꯥꯝ ꯍꯦꯟꯁꯝ ꯑꯣꯏ, ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ." "ꯌꯥꯔꯦ ꯅꯪꯃꯁꯨ. ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯤꯗꯣ ꯐꯖꯅ ꯈꯪꯅꯧ. ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯨ, ꯈꯪꯉꯕ?" "ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯁꯨ ꯈꯪꯖꯔꯤ. ꯂꯥꯛꯑꯣ, ꯀꯦꯟꯇꯤꯟ ꯆꯠꯂꯨꯁꯤ." "ꯀ꯭ꯂꯥꯁꯀ ꯌꯥꯎꯅꯤꯡꯗꯦꯕ." ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯃꯈꯨꯠ ꯀꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯊꯥꯡꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯊꯣꯏꯍꯦꯟꯕꯤꯅ ꯅꯤꯡꯂꯤꯕ ꯑꯄꯥꯝꯕ, ꯃꯃꯥꯟꯅꯕꯤꯗꯨꯅ ꯈꯟꯖꯕ ꯀꯌꯥꯗꯨ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯑꯃꯅ ꯑꯃ ꯈꯜꯂꯤ, ꯑꯃꯅ ꯑꯃ ꯅꯤꯡꯉꯤ, ꯑꯃꯅ ꯑꯃ ꯄꯥꯝꯖꯩ ꯍꯥꯏꯕ ꯃꯁꯥ ꯃꯁꯥꯒꯤ ꯋꯥꯈꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯈꯪꯕ ꯉꯝꯂꯨꯗꯦ꯫